ꯃꯌꯥꯝꯕꯨ ꯊꯣꯏꯕꯤ ꯀꯩꯁꯥꯝꯅ ꯇꯔꯥꯝꯅ ꯑꯣꯛꯆꯕꯒ ꯂꯣꯏꯅꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯉꯁꯤꯁꯨ ꯃꯍꯧꯁꯥꯒꯨꯝ ꯃꯌꯥꯝꯒꯤꯗꯃꯛꯇ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯕ ꯐꯨꯡꯒꯥ ꯋꯥꯔꯤ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ꯫ ꯋꯥꯔꯤ ꯑꯁꯤꯕꯨ ꯊꯥꯕꯤꯔꯛꯄꯅ ꯆꯦꯡ ꯃꯩꯇꯩ꯫ ꯍꯧꯖꯤꯛ ꯃꯌꯥꯝ ꯄꯨꯟꯅ ꯋꯥꯔꯤ ꯑꯁꯤ ꯇꯥꯃꯤꯟꯅꯔꯁꯤ꯫ ꯃꯊꯥꯏ ꯊꯥꯏꯅ ꯃꯇꯝ ꯑꯃꯒꯤ ꯂꯩꯔꯥꯡ ꯀꯧꯕꯤ ꯃꯁꯛ ꯃꯇꯧ ꯐꯖꯕꯤ ꯂꯩꯗ ꯉꯥꯎꯖꯕꯤ ꯅꯨꯄꯤ ꯑꯃꯒꯤ ꯋꯥꯔꯤꯅꯤ꯫ ꯂꯩꯗ ꯉꯥꯎꯖꯕꯤ ꯂꯩꯔꯥꯡ ꯄꯤꯛꯂꯤꯉꯩꯗꯒꯤ ꯃꯃꯥ ꯃꯄꯥꯒꯤ ꯃꯅꯥꯛꯇ ꯀꯌꯥ ꯂꯩꯔꯛꯇꯦ꯫ ꯃꯄꯨ ꯃꯕꯣꯛꯀꯤ ꯆꯥꯎꯔꯕ ꯏꯪꯈꯣꯜꯗꯨꯒꯤ ꯄꯤꯛꯂꯕ ꯁꯪꯂꯦꯟ ꯃꯆꯥꯗꯨꯗ ꯌꯥꯝ ꯅꯨꯡꯉꯥꯏꯅ ꯍꯔꯥꯎꯅ ꯂꯩꯔꯛꯏ꯫ ꯉꯁꯤꯗꯤ ꯂꯩꯔꯥꯡ ꯃꯕꯣꯛ ꯃꯄꯨꯒꯤ ꯏꯪꯈꯣꯜ ꯃꯇꯣꯟꯗ ꯂꯦꯞꯇꯨꯅ ꯎꯪꯂꯒ ꯂꯩꯔꯤ꯫ ꯃꯕꯣꯛꯅ "ꯏꯁꯨ ꯅꯨꯄꯤꯁꯤ ꯉꯁꯤꯗꯤ ꯃꯥꯏꯊꯣꯡꯗ ꯃꯣꯃꯣ ꯅꯣꯛꯇꯅ ꯀꯔꯤꯒꯤ ꯏꯪꯈꯣꯜ ꯃꯇꯣꯟꯁꯤꯗ ꯎꯪꯗꯨꯅ ꯂꯩꯔꯤꯕꯅꯣꯅꯦ? ꯅꯁꯨ ꯅꯨꯄꯤꯁꯤ ꯂꯩꯁꯥꯕꯤ ꯐꯥꯔꯕꯅꯤꯅꯦ, ꯑꯗꯨꯅ ꯃꯕꯨꯛꯅꯤꯡꯗ ꯃꯁꯟꯇ ꯂꯥꯛꯄꯒꯤ ꯋꯥꯈꯜ ꯃꯋꯟ ꯈꯜꯂꯤꯕ ꯑꯣꯏꯔꯝꯒꯅꯤ ꯃꯕꯣꯛ." "ꯇꯥꯅꯤꯡꯗꯦꯍꯦ, ꯃꯥꯅ ꯍꯦꯟꯅ ꯈꯪꯕꯗꯨ ꯃꯉꯥꯏꯔꯦ꯫ ꯀꯅꯥ ꯈꯪꯅꯤ ꯁꯤꯗ ꯁꯨꯝ ꯂꯩꯕꯁꯦ ꯋꯥꯔꯛꯇꯅ ꯃꯃꯥ ꯃꯄꯥꯒꯤ ꯃꯅꯥꯛꯇ ꯆꯠꯅꯤꯡꯕꯒꯤ ꯎꯪꯂꯤꯕ꯭ꯔꯥ ꯍꯥꯏꯕꯁꯨ? ꯑꯗꯨ ꯑꯣꯏꯔꯒꯅ ꯍꯪꯉꯨꯗꯅ ꯑꯥꯗ ꯂꯩꯅꯤꯡꯂꯕ꯭ꯔꯥ ꯍꯥꯏꯗꯅ? ꯃꯃꯥ ꯃꯄꯥꯒꯤ ꯃꯅꯥꯛꯇꯕꯨ ꯂꯩꯖꯔꯕꯗꯤ ꯏꯁꯨꯁꯦ ꯃꯅꯤꯡ ꯊꯨꯡ ꯂꯩꯖꯕꯕꯨꯗꯤ ꯐꯪꯗꯧꯕꯅꯤ꯫ ꯁꯤꯗ ꯂꯩꯕꯁꯤꯗꯤ ꯅꯣꯡ ꯉꯥꯟꯕꯒ ꯁꯟ ꯏꯔꯣꯏ ꯍꯥꯟꯅ ꯎꯔꯃꯤꯅ ꯍꯧꯖꯤꯛꯇꯤ ꯇꯜꯂꯛꯑꯃꯅꯤ꯫ ꯀꯔꯤꯒꯨꯝꯕ ꯏꯁꯨ ꯂꯩꯔꯥꯛꯁꯦ ꯑꯥꯗ ꯃꯃꯥ ꯃꯄꯥꯒꯤ ꯃꯅꯥꯛꯇ ꯂꯩꯈ꯭ꯔꯒꯦ ꯀꯥꯏꯅ ꯍꯥꯏꯔꯛꯂꯕꯗꯤ ꯃꯣꯏ ꯃꯄꯨ ꯑꯩꯗꯤ ꯏꯁꯨꯒꯤ ꯋꯥꯈꯜꯗ ꯊꯨꯅ ꯁꯤꯗꯧꯕ ꯃꯥꯜꯂꯤꯕꯣ? ꯑꯗꯨꯗꯤ ꯐꯔꯛꯅꯤꯅꯦ꯫ ꯀꯔꯤꯒꯨꯝꯕ ꯏꯁꯨꯁꯦ ꯑꯥꯗ ꯑꯃꯨꯛ ꯂꯩꯈꯤ, ꯅꯪꯁꯨ ꯑꯩ ꯊꯥꯗꯣꯛꯂꯒ ꯑꯃꯨꯛ ꯁꯤꯗꯣꯛꯈ꯭ꯔꯗꯤ? ꯊꯋꯥꯏ ꯅꯨꯡꯉꯥꯏꯇꯗꯅ ꯀꯞꯂꯤꯕ꯭ꯔꯥ ꯃꯣꯏ ꯃꯄꯨ?" "ꯀꯞꯄ ꯅꯠꯇꯦꯍꯦ ꯃꯕꯣꯛ, ꯋꯥꯈꯜ ꯈꯜꯂꯤꯕꯅꯤꯅꯦ." "ꯀꯔꯤ ꯋꯥꯈꯜꯅꯣ ꯑꯃꯨꯛ ꯈꯜꯂꯤꯕꯗꯨꯕꯣ?" "ꯏꯊꯟꯇ ꯂꯩꯕꯗꯣ ꯑꯩꯁꯨ ꯇꯟꯕꯅꯤꯅ ꯅꯨꯄꯤ ꯑꯃꯃꯨꯛ ꯊꯤꯖꯤꯟꯁꯤꯔꯥ ꯍꯥꯏꯗꯅ." "ꯃꯁꯤꯒꯤ ꯍꯅꯨꯕꯁꯤꯗ ꯃꯁꯤꯗ ꯍꯥꯠꯂꯒꯦꯍꯦ, ꯑꯗꯨꯒꯅꯦ ꯑꯩ ꯁꯤꯔꯁꯨ ꯁꯤꯔꯒꯦ." "ꯍꯩ, ꯐꯨꯔꯛꯀꯅꯨꯅꯦ ꯃꯕꯣꯛ ꯅꯪꯕꯣ." "ꯑꯩꯅ ꯐꯥꯒꯤ ꯇꯧꯕꯅꯤꯅꯦ, ꯑꯩ ꯅꯨꯄꯤ ꯊꯤꯔꯣꯏꯅꯦ." "ꯁꯛꯇꯥꯁꯤꯒ ꯅꯨꯄꯤꯒꯁꯨ ꯊꯤꯅꯤꯡꯂꯤ ꯃꯥꯜꯂꯦꯅꯦ ꯍꯅꯨꯕꯁꯤꯗꯤ." "ꯃꯤꯅ ꯐꯥꯒꯤ ꯇꯧꯕꯅꯤ ꯍꯥꯏꯔꯒꯕ ꯃꯁꯤꯗꯤ꯫ ꯑꯗꯣ ꯃꯕꯣꯛ ꯅꯪ ꯁꯤꯈ꯭ꯔꯕꯗꯤ ꯑꯩꯅ ꯅꯨꯄꯤ ꯊꯤꯗꯦ ꯍꯥꯏꯕꯗꯣ ꯈꯪꯂꯔꯣꯏꯀꯣ? ꯏꯁꯥꯁꯨ ꯄꯥꯡꯒꯜ ꯀꯜꯂꯤ, ꯅꯍꯥ ꯑꯗꯨꯝ ꯑꯣꯏꯔꯤ, ꯅꯨꯄꯤ ꯉꯟꯅ ꯊꯤꯔꯨꯕꯒꯤ ꯏꯁꯨ ꯉꯟꯅ ꯐꯪꯖꯕꯒꯤ ꯋꯥꯇꯅꯤ." "ꯑꯃꯨꯛ ꯍꯧꯔꯦꯅꯦ ꯃꯁꯤ, ꯑꯁꯤꯗ ꯍꯥꯠꯂꯒꯦꯗ ꯑꯩ ꯁꯨꯝ ꯁꯥꯎꯔꯛꯑꯦꯗ ꯑꯩ." "ꯍꯩ, ꯅꯥꯏꯅꯦ ꯍꯅꯨꯕꯤ ꯅꯪꯕꯣ, ꯊꯥꯗꯣꯛꯎꯅꯦꯍꯦ." ꯂꯩꯔꯥꯡꯅ "ꯀꯔꯤꯅꯣ ꯑꯕꯣꯛꯀ ꯄꯨꯄꯨꯒꯅ ꯇꯧꯔꯤꯁꯤꯅ? ꯁꯣꯏꯗꯅ ꯄꯨꯄꯨꯅ ꯑꯕꯣꯛꯇ ꯂꯛꯅꯔꯤꯕ ꯑꯣꯏꯔꯝꯒꯅꯤ꯫ ꯄꯨꯄꯨꯒ ꯕꯣꯛꯀꯁꯦ ꯐꯅ ꯑꯍꯜ ꯑꯣꯏꯔꯕ ꯐꯥꯎꯕ ꯌꯥꯝ ꯅꯨꯡꯁꯤꯅꯦꯀꯣ꯫ ꯑꯩꯁꯨ ꯄꯨꯄꯨ ꯕꯣꯛꯀꯤ ꯁꯨꯃꯥꯏꯅ ꯍꯌꯦꯡ ꯈ꯭ꯋꯥꯡ ꯀꯣꯜꯂ ꯐꯥꯎꯕ ꯃꯁꯛ ꯈꯪꯗ꯭ꯔꯤꯕ ꯑꯩꯒꯤ ꯂꯝꯂꯥꯟꯕ ꯅꯨꯄꯥꯗꯨꯒ ꯅꯨꯡꯁꯤꯅꯅ ꯂꯩꯃꯤꯟꯅꯕ ꯄꯥꯝꯃꯤ." "ꯌꯥꯔꯦꯍꯦ ꯍꯅꯨꯕꯤ, ꯅꯁꯨ ꯅꯨꯄꯤꯅ ꯏꯕꯥꯅꯤꯗ ꯌꯦꯡꯂꯒ ꯅꯣꯛ ꯂꯩꯔꯦ꯫ ꯑꯩꯕꯨ ꯅꯪ ꯅꯠꯇꯕ ꯅꯨꯄꯤ ꯑꯃꯃꯨꯛ ꯊꯤꯒꯗ꯭ꯔꯣ? ꯍꯣꯏ, ꯅꯪꯅ ꯁꯤꯈ꯭ꯔꯗꯤ ꯈꯪꯗꯦꯀꯣ." "ꯁꯨꯛꯁꯤ ꯁꯤꯕꯤꯔꯣꯏꯍꯦ, ꯑꯩ ꯁꯤꯕꯤꯔꯣꯏꯌꯦ꯫ ꯍꯅꯨꯕ, ꯁꯤꯔꯕꯁꯨꯅꯦ ꯅꯪ ꯍꯥꯟꯅ ꯁꯤꯔꯒ ꯑꯩꯁꯨ ꯁꯤꯒꯅꯤ." "ꯍꯣ, ꯑꯗꯨꯅꯤꯗꯅ, ꯑꯗꯨ ꯑꯣꯏꯔꯕꯗꯤ ꯑꯩꯁꯨ ꯅꯦꯅꯥ ꯇꯥꯅ ꯁꯤꯕ ꯌꯥꯔꯦꯗꯣ." "ꯑꯕꯣꯛ, ꯄꯨꯄꯨꯅ ꯀꯔꯤꯃꯨꯛ ꯍꯥꯏꯔꯛꯏꯅꯣ?" "ꯀꯩꯁꯨ ꯍꯥꯏꯗꯦꯗ, ꯁꯛꯇꯥꯁꯤ ꯅꯨꯡꯁꯤꯔꯛꯇꯕ ꯑꯗꯨꯒꯤ ꯐꯨꯊꯕꯅꯤ." "ꯑꯣ, ꯏꯁꯨꯁꯦ ꯃꯌꯨꯝꯗ ꯑꯥꯗ ꯆꯠꯈ꯭ꯔꯕꯗꯤ ꯅꯕꯣꯛꯁꯦ ꯊꯨꯅ ꯁꯤꯗꯧꯕ ꯃꯥꯜꯂꯤ꯫ ꯑꯗꯨꯗ ꯑꯩꯁꯨ ꯏꯊꯟꯇ ꯂꯩꯍꯧꯕ ꯌꯥꯗꯕꯅꯤꯅ ꯅꯨꯄꯤ ꯑꯃ ꯍꯦꯛ ꯊꯤꯕꯗꯨꯅꯤꯅ ꯄꯨꯄꯨꯅ ꯂꯛꯅꯔꯨꯕꯒꯤꯅꯤ ꯅꯕꯣꯛꯅ ꯁꯥꯎꯗꯅ ꯑꯩꯉꯣꯟꯗ ꯐꯨꯔꯤꯁꯤ." "ꯇꯜꯂꯦ ꯑꯕꯣꯛꯀ ꯄꯨꯄꯨꯒꯁꯦ꯫ ꯑꯗꯣ ꯑꯕꯣꯛ, ꯑꯩꯗꯤ ꯄꯨꯄꯨꯒ ꯕꯣꯛꯀ ꯊꯥꯗꯣꯛꯂꯒ ꯀꯩ ꯑꯥꯗ ꯆꯠꯇꯣꯏꯅꯣ? ꯑꯩ ꯑꯥꯗ ꯂꯩꯅꯤꯡꯗꯤ꯫ ꯃꯤ ꯀꯨꯡꯕ, ꯃꯤ ꯌꯥꯝꯅ ꯂꯥꯡꯕ, ꯃꯤ ꯐꯠꯇ ꯃꯔꯛꯇꯨꯗ ꯑꯩ ꯂꯩꯔꯣꯏ꯫ ꯑꯩꯗꯤ ꯑꯕꯣꯛ ꯄꯨꯄꯨꯒꯤ ꯃꯅꯥꯛꯇ ꯆꯥꯎꯔꯕ ꯏꯪꯈꯣꯜꯁꯤꯗ ꯂꯩ ꯃꯈꯜ ꯁꯨꯅ ꯊꯥꯗꯨꯅ ꯂꯩꯔꯛꯇꯨꯗ ꯆꯦꯟ ꯆꯣꯡꯗꯨꯅ ꯁꯥꯟꯅꯈꯤꯗꯣꯏꯅꯤ." "ꯍꯥ, ꯏꯁꯨ ꯅꯨꯄꯤꯕꯣ ꯄꯨꯄꯨꯒꯤ ꯆꯥꯎꯔꯕ ꯏꯪꯈꯣꯜꯁꯤꯗ ꯂꯩ ꯊꯥꯅꯤꯡꯕ꯭ꯔꯅꯦ?" "ꯊꯥꯅꯤꯡꯉꯤ ꯄꯨꯄꯨ." ꯃꯕꯣꯛꯅ "ꯏꯁꯨꯅ ꯄꯥꯝꯂꯕꯗꯤ ꯊꯥꯔꯣ ꯀꯩꯗꯧꯕꯒꯦ? ꯍꯧꯖꯤꯛꯇꯤ ꯅꯄꯨꯒꯩꯒꯁꯨ ꯏꯪꯈꯣꯜꯁꯦ ꯆꯥꯎꯃꯟꯗꯅ ꯀꯔꯤꯃꯠꯇ ꯊꯥꯕꯁꯨ ꯉꯝꯗ꯭ꯔꯦ꯫ ꯑꯗꯨꯅ ꯃꯤꯒꯤ ꯁꯟ ꯄꯨꯟꯐꯝ ꯑꯣꯏꯗꯨꯅ ꯑꯗꯨꯝ ꯂꯩꯔꯕꯅꯤꯅꯦ." "ꯑꯗꯨ ꯑꯣꯏꯔꯕꯗꯤ ꯀꯔꯤ ꯂꯩꯅꯣ? ꯄꯨꯄꯨ ꯂꯩ ꯃꯔꯨ ꯊꯤꯔꯨꯒꯤꯅꯦ." "ꯄꯨꯄꯨ, ꯂꯩꯗꯤ ꯃꯈꯜ ꯁꯨꯅꯅꯤ." "ꯑꯗꯨꯗꯤ ꯉꯁꯤ ꯍꯦꯛꯇ ꯄꯨꯄꯨ
ꯂꯩ ꯆꯥꯔ ꯊꯤꯔꯨꯒꯦꯀꯣ ꯂꯩ ꯃꯌꯥꯝꯗꯣ ꯐꯖꯃꯟꯗꯅ ꯃꯤ ꯃꯌꯥꯝ ꯑꯃ ꯌꯦꯡꯕ ꯂꯥꯛꯅꯒꯅꯤ ꯂꯩꯗꯨ ꯎꯔꯒ ꯋꯥꯈꯜ ꯍꯛꯆꯥꯡꯁꯨ ꯅꯨꯡꯉꯥꯏꯅꯕ ꯍꯥ ꯏꯁꯨꯒꯤ ꯋꯥꯈꯜꯁꯤ ꯄꯨꯄꯨꯅ ꯌꯥꯏꯀꯣ ꯑꯗꯣ ꯃꯣꯏ ꯃꯄꯨ ꯁꯝꯕꯜꯗꯤ ꯈꯥꯗꯕ ꯌꯥꯔꯣꯏꯀꯣ ꯁꯟ ꯆꯪꯗꯅ ꯂꯣꯏꯅꯃꯛ ꯆꯥꯊꯣꯛꯈꯤꯅꯤ ꯑꯩꯗꯤ ꯂꯩ ꯊꯤꯕ ꯆꯠꯂꯅꯤ ꯁꯝꯕꯜꯗꯨꯗꯤ ꯃꯅꯤꯡꯗꯤ ꯋꯥ ꯌꯥꯜꯂꯒ ꯈꯥꯏꯔꯒꯅꯦ ꯅꯪ ꯊꯤꯡꯕ ꯍꯧꯔꯝꯅꯨꯀꯣ ꯋꯥꯗꯣ ꯑꯆꯧꯕ ꯌꯥꯜꯂꯝꯃꯨꯀꯣ ꯃꯁꯤꯒꯤ ꯍꯅꯨꯕꯁꯦ ꯑꯩꯗꯤ ꯀꯃꯥꯏ ꯇꯧꯅꯤ ꯑꯕꯣ ꯋꯥ ꯌꯥꯜꯂꯨꯁꯤꯔꯣ ꯑꯩ ꯊꯥꯡ ꯄꯨꯊꯣꯔꯛꯀꯦ ꯍꯩ ꯅꯄꯨꯒ ꯌꯥꯜꯂꯨꯔꯣ ꯑꯕꯣꯛꯇꯤꯅꯦ ꯇꯨꯝꯂꯨꯔꯅꯤ ꯅꯨꯃꯤꯠꯁꯤꯗꯒꯤ ꯃꯄꯨ ꯃꯕꯣꯛꯅ ꯂꯩ ꯆꯥꯔ ꯂꯩ ꯃꯔꯨ ꯊꯤꯗꯨꯅ ꯃꯄꯨꯒꯤ ꯆꯥꯎꯔꯕ ꯏꯪꯈꯣꯜꯗꯨꯗ ꯂꯤꯡꯕ ꯊꯥꯕ ꯍꯧꯔꯝꯃꯤ ꯑꯗꯨꯒ ꯈꯨꯜ ꯑꯗꯨꯗ ꯂꯩꯕ ꯊꯕꯛ ꯌꯥꯝꯅ ꯐꯕ ꯆꯤꯡꯊꯪ-ꯈꯣꯝꯕ ꯀꯧꯕ ꯅꯍꯥ ꯄꯥꯈꯪ ꯑꯃ ꯅꯦꯛꯇꯨꯅ ꯂꯩꯔꯥꯡꯒꯤ ꯂꯩꯀꯣꯟꯗꯨ ꯋꯥ ꯌꯥꯟꯗꯨꯅ ꯋꯥ ꯈꯥꯏꯗꯨꯅ ꯊꯤꯡꯕ ꯍꯧꯔꯝꯃꯤ ꯃꯄꯨꯅ ꯆꯌꯣꯜ ꯑꯃ ꯍꯦꯜꯂꯕ ꯐꯥꯎꯕ ꯏꯪꯈꯣꯜꯁꯤ ꯆꯥꯎꯃꯟꯗꯅ ꯂꯩꯁꯦ ꯃꯈꯜ ꯁꯨꯅ ꯊꯥꯕ ꯉꯝꯗ꯭ꯔꯦꯅꯦ ꯃꯕꯣꯛꯅ ꯅꯣꯡꯃꯒꯤ ꯈꯔ ꯈꯔ ꯊꯥꯔꯒ ꯂꯣꯏꯔꯦ ꯀꯩꯗꯧꯔꯒꯦ ꯑꯥꯗ ꯂꯩꯕ ꯏꯆꯥꯁꯤꯡꯗꯁꯨ ꯂꯩ ꯆꯥꯔ ꯈꯔ ꯄꯨꯔꯛꯑꯣ ꯍꯥꯏꯗꯨꯅ ꯍꯥꯏꯈꯤꯕꯅꯤ ꯑꯗꯨꯕꯨ ꯍꯧꯖꯤꯛ ꯐꯥꯎꯕ ꯄꯨꯔꯛꯇꯦꯅꯦ ꯊꯕꯛ ꯆꯤꯟꯅꯔꯝꯒꯅꯤꯅꯦ ꯑꯗꯨꯅ ꯂꯥꯛꯄ ꯌꯥꯗꯕ ꯑꯣꯏꯔꯝꯒꯅꯤꯅꯦ ꯃꯕꯣꯛ ꯄꯨꯄꯨ ꯑꯕꯣꯛ ꯋꯥꯔꯕꯣ ꯑꯩ ꯆꯥꯛ ꯊꯣꯡꯂꯨꯔꯣꯔꯣ ꯍꯣꯔꯦꯟ ꯑꯃꯨꯛ ꯊꯥꯔꯁꯤ ꯑꯗꯨꯅꯕꯨ ꯐꯗꯧ ꯃꯥꯜꯂꯤ ꯏꯁꯨ ꯅꯨꯄꯤ ꯍꯩ ꯉꯥꯏꯈꯣꯅꯦ ꯅꯕꯨꯡ ꯆꯤꯡꯊꯪ ꯈꯣꯝꯕꯁꯦ ꯃꯈꯨꯠ ꯁꯣꯛꯄ ꯃꯥꯜꯂꯤꯅꯦ ꯆꯠꯂꯨꯅꯦ ꯑꯃꯨꯛꯇ ꯌꯦꯡꯂꯨꯆꯣ ꯆꯤꯡꯊꯪ ꯈꯣꯝꯕꯅ ꯈꯨꯠꯁꯤꯗꯤ ꯏ ꯉꯥꯛꯇ ꯉꯥꯏꯔꯤꯅꯦ ꯏꯕꯨꯡ ꯁꯣꯛꯄ꯭ꯔꯣ ꯑꯁ ꯁꯣꯛꯏꯅꯦ ꯇꯧꯔꯤꯁꯦ ꯑꯕꯣꯛ ꯄꯨꯄꯨ 이bun기 먹으세 이각다 ngaire ai 함께 예시디 이bun ai 이승 아파버 ලꯧꯔꯛꯀꯦ ꯑꯗꯨꯒ ꯆꯥꯝꯁꯤ ꯃꯕꯣꯛ ꯇꯦꯔꯥꯄꯥꯏꯕꯤ ꯃꯅꯥꯗꯣ ꯈꯔ ꯍꯦꯛ ꯂꯧꯅꯤ ꯅꯪꯕꯣ ꯑꯁꯣꯛꯄꯁꯤꯗ ꯍꯥꯞꯁꯤ ꯏ ꯈꯛꯅꯕ ꯂꯩꯔꯥꯡꯅ ꯏꯁꯦ 이승 아파버ꯁꯤꯅ ꯍꯥꯟꯅ ꯑꯝꯇ ꯆꯥꯝꯁꯤ ꯃꯕꯣꯛꯅ ꯁꯤꯗ ꯂꯩꯔꯦ ꯇꯦꯔꯥꯄꯥꯏꯕꯤ ꯃꯅꯥꯁꯦ ꯑꯁꯣꯛꯄꯗꯣ ꯀꯔꯥꯏꯅꯣ ꯁꯤ ꯃꯅꯥꯁꯦ ꯍꯥꯞꯄꯛꯀꯦ ꯀꯩꯁꯨ ꯌꯥꯝꯅ ꯁꯣꯛꯄ ꯅꯠꯇꯤꯌꯦꯕꯣ ꯄꯨꯄꯨ ꯍꯣꯏꯅ ꯄꯥꯈꯠꯂꯤꯗꯣ ꯀꯗꯥꯏꯗꯒꯤ ꯌꯥꯝꯅ ꯁꯣꯛꯇꯕꯅꯣꯅꯦ ꯃꯈꯥꯗ ꯏꯅ ꯄꯨꯡꯉꯥꯡꯉꯥꯡꯅ ꯇꯥꯔꯤꯕꯁꯤꯕꯣ 이수 ꯅꯨꯄꯤ ꯐꯤ ꯐꯕ ꯁꯦꯒꯥꯏꯕ ꯌꯥꯕ ꯑꯝꯇꯅꯦ ꯄꯨꯔꯧꯅꯤ ꯅꯪꯕꯣ ꯄꯨꯔꯕꯅꯦꯕꯣ ꯁꯦ ꯑꯩ ꯀꯤꯒꯦ ꯂꯩꯔꯥꯡꯁꯦ ꯏ ꯎꯕ ꯀꯤꯗꯤ ꯍꯥꯏ ꯑꯗꯨꯒ ꯏ ꯃꯔꯛꯁꯤꯗ ꯑꯗꯨꯝ ꯂꯩ ꯀꯤꯅ ꯇꯨꯃꯤꯟꯅ ꯁꯨꯝ ꯂꯩꯕ ꯌꯥꯕ꯭ꯔꯣ ꯑꯗꯣ ꯑꯩꯅ ꯀꯤꯔꯤꯁꯦ ꯀꯟꯃꯟꯕ꯭ꯔꯣꯏꯕꯣ ꯀꯟꯗꯦꯗ ꯌꯥꯔꯦ ꯄꯨꯄꯨ ꯑꯕꯣꯛ ꯃꯤ ꯂꯥꯛꯄ ꯃꯥꯜꯂꯤ ꯍꯥ ꯀꯅꯥꯅꯣꯅꯦ ꯑꯁꯤꯗꯤ ꯏꯆꯥ ꯅꯨꯄꯥ ꯍꯣꯏꯅꯤꯅꯦ ꯂꯩ ꯆꯥꯔ ꯊꯤꯜꯂꯛꯏ ꯑꯣꯏꯔꯝꯒꯅꯤ ꯂꯩꯔꯥꯡꯅ ꯏꯆꯦꯁꯨ ꯌꯥꯎꯔꯛꯏ ꯂꯩꯔꯥꯡꯒꯤ ꯃꯄꯥꯅ ꯀꯔꯤ ꯇꯧꯔꯤꯅꯣ ꯅꯣꯏꯅꯣꯝ ꯁꯤꯜꯂꯤꯕꯗꯨꯕꯣ ꯏꯃꯥ ꯂꯩ ꯃꯔꯨ ꯃꯌꯥꯝ ꯄꯨꯔꯛꯂꯕꯅꯤ ꯃꯥꯅ ꯀꯅꯥꯅꯣ ꯃꯄꯨꯅ ꯑꯩꯈꯣꯏ ꯈꯨꯜꯒꯤ ꯑꯉꯥꯡꯅꯤ ꯑꯩꯅ ꯉꯝꯃꯔꯣꯏ ꯍꯥꯏꯗꯅ ꯏꯪꯈꯣꯜ ꯑꯀꯣꯏꯕꯁꯤꯒꯤ ꯁꯝꯕꯜꯁꯦ ꯃꯉꯣꯟꯗ ꯈꯥꯍꯜꯂꯤꯕꯅꯤ ꯑꯗꯨꯒ ꯋꯥ ꯈꯥꯏꯕꯗ ꯃꯈꯨꯠꯁꯦ ꯁꯣꯛꯈ꯭ꯔꯕ ꯑꯗꯨꯒꯤ ꯏꯁꯨꯅ ꯐꯤ ꯌꯦꯠꯄꯤꯔꯝꯕꯅꯤꯗ ꯂꯩꯔꯥꯡꯒꯤ ꯃꯃꯥꯅ ꯀꯩꯅꯣ ꯍꯥꯏꯔꯤꯁꯤꯕꯣ ꯑꯅꯦꯛꯄ ꯃꯤ ꯍꯥꯏꯁꯤꯗꯤ ꯃꯤꯅꯥꯏꯒꯨꯝꯕꯅꯤ ꯑꯗꯨꯒ ꯃꯤꯅꯥꯏꯒꯤ ꯃꯈꯨꯠ ꯁꯣꯛꯂꯒ ꯏꯆꯥꯅꯨꯄꯤꯅ ꯐꯤꯒ ꯌꯦꯠꯄꯤꯔꯤꯕꯁꯤꯕꯣ ꯏꯃꯧꯁꯤꯗꯤ ꯍꯧꯖꯤꯛ ꯐꯥꯎꯕ ꯑꯍꯣꯡꯕ ꯀꯔꯤꯝꯇ ꯂꯩꯔꯝꯗ꯭ꯔꯤꯗꯅ 이bungo ꯆꯤꯡꯊꯪ ꯈꯣꯝꯕ ꯅꯪ ꯂꯥꯟꯅ ꯈꯟꯒꯅꯨꯀꯣ ꯂꯩꯔꯥꯡꯒꯤ ꯃꯃꯥꯁꯦ ꯄꯉꯥꯡꯗ ꯉꯥꯡꯖꯕꯅꯤ ꯃꯕꯨꯛꯇꯗꯤ ꯀꯔꯤꯝꯇ ꯂꯩꯇꯕꯅꯤ ꯑꯗꯨꯕꯨ ꯑꯩ ꯍꯌꯦꯡ ꯑꯣꯏꯅ ꯂꯥꯛꯑꯒꯦ ꯂꯩꯔꯥꯡꯒꯤ ꯃꯃꯥꯅ ꯍꯥꯏꯗꯁꯨ ꯆꯠꯂꯣꯅꯦ 이bungo ꯕꯥꯕꯥ 이ꯆꯥꯅꯨꯄꯤ ꯂꯩꯁꯥꯕꯤ ꯑꯃ ꯂꯩꯕꯅꯤꯅ ꯌꯨꯝꯗ ꯅꯨꯄꯥ ꯅꯍꯥꯒ ꯄꯨꯁꯤꯜꯂꯒ ꯊꯕꯛ ꯁꯨꯍꯟꯒꯅꯨꯀꯣ ꯃꯕꯣꯛꯅ ꯆꯤꯡꯊꯪ ꯈꯣꯝꯕꯁꯦ ꯍꯌꯦꯡ ꯑꯃꯨꯛ ꯂꯥꯛꯇꯗꯅꯀꯣ ꯃꯄꯨꯅ ꯏꯀꯥꯏꯔꯝꯕꯅꯤꯅꯦ ꯃꯧ ꯅꯣꯏ ꯀꯌꯥꯝ ꯀꯨꯏꯅ ꯂꯩꯈꯤꯅꯤ ꯍꯥ ꯆꯠꯂꯒꯦꯔꯣ ꯕꯥꯕꯥ ꯑꯩꯈꯣꯏꯅ ꯍꯦꯟꯅ ꯁꯤꯗ ꯂꯩꯅꯤꯡꯗꯦꯗ ꯁꯟꯊꯤ ꯁꯟꯌꯨꯡ ꯃꯔꯛꯁꯤꯗ ꯏꯅꯝꯃꯦꯛ ꯅꯝꯊꯤꯈꯩ ꯑꯗꯨꯗꯤ ꯆꯠꯈ꯭ꯔꯣꯅꯦ ꯍꯌꯦꯡꯈꯩꯗꯤ ꯏꯆꯥꯅꯨꯄꯥ ꯃꯊꯟꯗ ꯑꯣꯏꯅ ꯂꯥꯛꯍꯜꯂꯨꯀꯣ ꯅꯣꯏꯅ ꯃꯥ ꯅꯆꯥꯗꯤ ꯁꯨꯛꯌꯥꯎ ꯌꯥꯎꯔꯛꯀꯅꯨꯀꯣ ꯈꯣꯏꯗꯧꯁꯦ ꯁꯨꯝ ꯁꯥꯎꯅꯤꯡꯂꯛꯀꯗꯧꯔꯦꯕꯣ ꯏꯆꯥꯅꯨꯄꯤ ꯑꯍꯜꯗꯨꯅ ꯀꯥꯏꯗ ꯂꯩꯈ꯭ꯔꯦ ꯑꯥꯗ ꯂꯩꯔꯥꯡꯒ ꯂꯩꯔꯤ ꯃꯥꯜꯂꯦꯅꯦ ꯆꯤꯡꯊꯪ ꯈꯣꯝꯕꯅ ꯃꯁꯤꯕꯨ ꯂꯩꯔꯥꯡ ꯍꯦꯛ ꯄꯣꯛꯄ ꯃꯃꯥꯔꯅꯦ ꯑꯣꯟꯊꯣꯛꯅ ꯈꯦꯠꯅꯈ꯭ꯔꯦꯗ ꯂꯩꯔꯥꯡꯒ ꯑꯍꯜ ꯑꯅꯤꯁꯤ ꯈꯜꯂꯒ ꯑꯩ ꯁꯥꯎꯕꯤꯗ꯭ꯔꯕꯅꯤ ꯅꯠꯇꯗꯤꯀꯣ ꯏꯕꯨꯡ ꯆꯤꯡꯊꯪ ꯈꯣꯝꯕ ꯅꯪ ꯆꯠꯂꯒꯦ ꯍꯥꯏꯔꯣ ꯍꯣꯏ ꯂꯩꯔꯥꯡ ꯈꯨꯠꯁꯤ ꯁꯣꯛꯂꯕꯅꯤꯅ ꯉꯁꯤꯒꯤꯗꯤ ꯉꯟꯅ ꯆꯠꯂꯒꯦ
ꯍꯌꯦꯡ ꯐ ꯇꯥꯔꯗꯤ ꯉꯟꯅ ꯂꯥꯛꯂꯒ ꯂꯣꯏꯅ ꯁꯝꯕꯜꯁꯦ ꯑꯃꯨꯛ ꯇꯤꯡꯕꯤꯔꯒꯦ ꯑꯗꯣ ꯆꯥꯛꯇꯣ ꯍꯣꯔꯦꯟ ꯉꯁꯤꯗꯤ ꯑꯩꯈꯣꯏꯗ ꯑꯣꯏꯅ ꯆꯥꯈꯤꯁꯤ ꯏꯕꯨꯡ ꯂꯩꯔꯥꯡꯒꯤ ꯃꯆꯦꯅ ꯀꯩꯅꯣꯍꯦ ꯂꯩꯔꯥꯡ ꯅꯪꯅ ꯍꯥꯏꯔꯤꯗꯨꯕꯣ ꯊꯕꯛ ꯁꯨꯕ ꯂꯥꯏꯔꯕ ꯅꯨꯄꯥꯁꯤꯗ ꯅꯪꯅ ꯑꯩꯈꯣꯏꯒ ꯆꯥꯛ ꯆꯥꯁꯦꯅ ꯍꯥꯏꯗꯨꯕꯣ ꯍꯥꯏ ꯀꯥꯎꯅꯨꯅꯦ ꯅꯪꯅ ꯁꯤꯗ ꯂꯩꯔꯁꯨ ꯅꯪ ꯑꯩꯈꯣꯏꯁꯦ ꯅꯨꯡꯉꯥꯏ ꯌꯥꯏꯐꯕ ꯏꯃꯨꯡꯅꯤꯅꯦ ꯃꯣꯏꯒꯨꯝꯕ ꯂꯥꯏꯔꯕ ꯃꯤ ꯅꯠꯇꯦꯌꯦ ꯑꯗꯨꯅ ꯃꯤ ꯇꯤꯟꯅꯕꯗꯅꯦ ꯈꯜꯂꯒ ꯌꯦꯡꯂꯒ ꯇꯤꯟꯅꯧꯅꯦ ꯅꯪꯕꯣ ꯀꯩꯅꯣ ꯏꯆꯦ ꯅꯪꯅ ꯂꯥꯏꯔꯕ ꯏꯅꯥꯛ ꯈꯨꯟꯕ ꯊꯕꯛ ꯁꯨꯕ ꯁꯨꯗꯕꯅ ꯑꯃꯨꯛ ꯇꯧꯔꯛꯏꯗꯨꯅ ꯑꯩꯈꯣꯏ ꯃꯤꯑꯣꯏꯕꯁꯦ ꯆꯞ ꯃꯥꯟꯅꯩ ꯑꯃꯅ ꯍꯦꯟꯗꯦ ꯑꯃꯅ ꯋꯥꯠꯇꯦ ꯑꯗꯨꯅ ꯑꯩꯒꯤ ꯐꯝꯗꯗꯤ ꯂꯥꯏꯔ ꯏꯅꯥꯛ ꯈꯨꯟꯕ ꯍꯥꯏꯕ ꯋꯥꯍꯩꯗꯣ ꯑꯃꯠꯇ ꯂꯩꯇꯦ ꯏꯆꯦ ꯃꯤ ꯑꯃꯠꯇ ꯃꯅꯤꯡ ꯊꯨꯡꯅ ꯃꯄꯨꯡ ꯐꯥꯅ ꯄꯣꯛꯂꯛꯇꯕꯅꯤꯀꯣ ꯑꯗꯨꯅ ꯑꯆꯧ ꯄꯤꯛ ꯌꯥꯝꯅ ꯈꯥꯏꯖꯁꯅꯨ ꯑꯉꯥꯡ ꯅꯪꯗꯤ ꯋꯥ ꯉꯥꯡꯕꯀꯥꯁꯦ ꯌꯥꯝ ꯍꯩꯔꯦꯗ ꯅꯪꯅꯦ ꯑꯩ ꯁꯨꯝ ꯆꯤꯡꯅꯔꯛꯑꯦ ꯍꯧꯖꯤꯛꯀꯤ ꯅꯨꯄꯥꯗꯨꯒ ꯅꯪꯒ ꯀꯔꯤ ꯃꯔꯤ ꯂꯩꯅꯩ ꯍꯥꯏꯌꯨ ꯅꯪ ꯍꯧꯖꯤꯛꯀꯤ ꯃꯤꯅꯥꯏꯗꯨꯒꯅꯦ ꯀꯔꯤ ꯃꯔꯤ ꯂꯩꯅꯒꯦ ꯍꯥꯏꯕꯅꯦ ꯏꯆꯦ ꯅꯪ ꯍꯟꯈ꯭ꯔꯣ ꯀꯩꯗꯧꯕꯩ ꯁꯤꯗ ꯂꯥꯛꯏꯅꯣ ꯆꯠꯂꯣ ꯌꯥꯝ ꯊꯨꯅꯅꯦ ꯏꯃꯥ ꯄꯨꯔꯒ ꯍꯟꯈ꯭ꯔꯣ ꯑꯗꯨꯒ ꯁꯤꯗ ꯑꯃꯨꯛ ꯍꯟꯅ ꯂꯥꯛꯄꯁꯨ ꯌꯥꯔꯣꯏ ꯆꯠꯂꯣ ꯌꯥꯝ ꯊꯨꯅ ꯆꯠꯂꯣ ꯍꯥꯏꯕꯅꯤ ꯑꯗꯨꯒ ꯄꯥꯕꯗꯤ ꯆꯠꯈꯤꯕ ꯌꯥꯔꯣꯏ ꯆꯠꯈ꯭ꯔꯣ ꯀꯥꯏꯅ ꯑꯩꯕꯨ ꯁꯤꯗ ꯌꯥꯝ ꯂꯩꯖꯅꯤꯡꯕꯗꯧꯅ ꯏꯃꯥ ꯌꯨꯝꯗ ꯍꯜꯂꯁꯤ ꯃꯁꯤ ꯉꯥꯡꯁꯦ ꯌꯥꯝ ꯐꯔꯣꯏꯗꯧꯔꯤ ꯂꯥꯛꯑꯣ ꯌꯨꯝꯗ ꯍꯜꯂꯁꯤ ꯏꯃꯥ ꯃꯄꯥꯅ ꯀꯩꯗꯧꯔꯒꯦ ꯑꯃꯨꯛ ꯅꯆꯥꯅꯨꯄꯤꯁꯤꯗ ꯍꯪꯉꯣ ꯄꯥꯕ ꯃꯆꯦꯗ ꯀꯔꯤ ꯉꯥꯡꯅꯤ ꯀꯔꯤ ꯈꯨꯝꯅꯤꯁꯨ ꯈꯪꯗꯕ ꯊꯛꯁꯤ ꯈꯥꯁꯤꯁꯨ ꯌꯥꯎꯗꯕ ꯏꯃꯥ ꯂꯥꯛꯑꯣ ꯍꯥꯏꯕ ꯆꯠꯂꯁꯤ ꯅꯃꯥꯁꯨ ꯁꯤꯗ ꯌꯥꯝ ꯀꯨꯏꯅ ꯂꯩꯅꯤꯡꯗꯦꯀꯣ ꯑꯗꯨꯒꯅꯦ ꯃꯣꯏ ꯃꯄꯥ ꯂꯩꯔꯥꯡꯁꯦ ꯑꯥꯗ ꯄꯨꯔꯁꯤ ꯁꯤꯗ ꯁꯨꯝ ꯂꯩꯔꯗꯤ ꯄꯨꯡꯃꯥꯡ ꯃꯥꯡꯗꯅ ꯇꯣꯛꯂꯅꯤ ꯃꯌꯨꯝ ꯃꯀꯩꯒꯅꯦ ꯑꯃꯇ ꯄꯥꯟꯐꯝ ꯈꯪꯉꯔꯣꯏ ꯃꯄꯨꯅ ꯀꯔꯤꯒꯤ ꯏꯁꯨ ꯂꯩꯔꯥꯡꯕꯨ ꯄꯨꯒꯗꯧꯔꯤꯕ ꯄꯨꯕ ꯌꯥꯔꯣꯏ ꯏꯆꯥꯅꯤ ꯄꯨꯅꯤ ꯑꯩꯒꯤ ꯀꯨꯁꯤꯅꯤ ꯅꯣꯏꯅ ꯄꯣꯛꯄ ꯅꯠꯇꯦ ꯑꯩꯅ ꯄꯣꯛꯄꯅꯤ ꯃꯕꯣꯛꯅ ꯑꯣꯟꯊꯣꯛꯅ ꯍꯩꯅꯈꯤꯗ꯭ꯔꯦꯗꯀꯣ ꯏꯄꯥꯒꯤ ꯕꯨꯡꯉꯣ ꯅꯪ ꯅꯇꯨꯁꯤ ꯄꯨꯔꯒ ꯍꯟꯈꯤꯒꯦ ꯍꯥꯏꯕ꯭ꯔꯥ ꯂꯩꯈꯤꯒꯦ ꯍꯥꯏꯕ꯭ꯔꯣ ꯆꯠꯂꯒꯦ ꯕꯥꯕꯥ ꯍꯥꯏ ꯂꯥꯎ ꯌꯨꯝꯗ ꯆꯠꯁꯤ ꯃꯃꯥ ꯃꯥꯟꯕꯤ ꯏꯕꯦꯝꯃ ꯂꯥꯎ ꯅꯪꯁꯨ ꯏꯄꯥꯒꯤ ꯂꯩꯔꯥꯡ ꯏꯄꯥꯅ ꯅꯪꯒꯤ ꯂꯩ ꯃꯔꯨ ꯍꯨꯟꯅ ꯃꯌꯥꯝ ꯑꯃꯅꯦ ꯅꯕꯣꯛꯇ ꯄꯤꯔꯝꯂꯕꯅꯤꯀꯣ ꯏꯆꯥꯒꯤ ꯂꯩꯁꯤꯡꯁꯦ ꯁꯥꯠꯂꯀꯥꯟꯗ ꯅꯄꯥ ꯑꯃꯨꯛ ꯂꯥꯛꯀꯦ ꯅꯃꯥꯒ ꯅꯆꯦꯒꯗꯤ ꯄꯨꯔꯛꯂꯔꯣꯏꯗ ꯂꯩꯔꯥꯡꯒꯤ ꯃꯃꯥꯒ ꯃꯄꯥꯒꯗꯨ ꯃꯆꯦ ꯑꯍꯜ ꯄꯨꯔꯒ ꯌꯨꯝꯗ ꯍꯟꯈ꯭ꯔꯦ ꯑꯁꯨꯝꯅ ꯊꯥ ꯈꯔꯒꯤ ꯃꯇꯨꯡꯗꯗꯤ ꯃꯄꯨꯒꯤ ꯆꯥꯎꯔꯕ ꯏꯪꯈꯣꯜ ꯑꯗꯨ ꯐꯖꯔꯕ ꯂꯩ ꯃꯌꯥꯝꯅ ꯐꯖꯅ ꯍꯧꯗꯨꯅ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯐꯖꯕ ꯂꯩꯀꯣꯜ ꯑꯃ ꯍꯥꯏꯕꯗꯨ ꯑꯣꯏꯔꯝꯃꯤ ꯑꯗꯨꯅ ꯑꯔꯥꯞ ꯑꯔꯥꯞꯄ ꯈꯨꯜꯒꯤ ꯃꯤ ꯀꯌꯥꯅ ꯌꯦꯡꯕ ꯂꯥꯛꯅꯔꯝꯃꯤ ꯂꯥꯛꯅꯔꯤꯕ ꯃꯤꯁꯤꯡꯗꯨꯒꯤ ꯃꯔꯛꯇ ꯂꯝꯍꯦꯟꯕ ꯉꯥꯎꯁꯤꯟꯅꯕ ꯅꯨꯄꯥ ꯅꯍꯥ ꯈꯔꯗꯤ ꯂꯩꯔꯥꯡꯕꯨ ꯄꯥꯝꯕ ꯂꯨꯝꯕ ꯂꯥꯛꯄꯁꯨ ꯌꯥꯎꯔꯝꯃꯤ ꯁꯣꯝꯗꯅ ꯃꯃꯥꯒ ꯃꯆꯦꯒꯅ ꯂꯩꯔꯥꯡꯕꯨ ꯀꯣꯅꯨꯡꯗ ꯂꯩꯕ ꯅꯨꯡꯉꯥꯏ ꯌꯥꯏꯐꯕ ꯏꯃꯨꯡ ꯑꯃꯗ ꯊꯥꯖꯅꯕ ꯁꯦꯝ ꯁꯥꯔꯝꯃꯤ ꯃꯕꯣꯛꯅ ꯂꯩꯔꯥꯡ ꯅꯄꯨꯗꯤ ꯀꯥꯏꯗ ꯂꯩꯒꯦ ꯉꯁꯤ ꯑꯌꯨꯛꯀꯤꯕꯨ ꯎꯗꯦꯅꯦ ꯑꯕꯣꯛ ꯄꯨꯄꯨꯗꯤ ꯂꯩꯒꯤ ꯏꯪꯈꯣꯜꯗ ꯂꯩꯔꯝꯒꯅꯤ ꯑꯗꯣꯕꯣ ꯀꯩ ꯏꯟꯁꯥꯡ ꯊꯣꯡꯉꯛꯎꯒꯦ ꯏꯁꯨꯅ ꯍꯥꯎꯅꯤ ꯍꯥꯏꯕꯗꯣ ꯍꯦꯛ ꯊꯣꯡꯉꯨ ꯑꯗꯣ ꯑꯩꯅꯦ ꯅꯄꯨꯗꯣ ꯀꯩꯗꯧꯔꯤꯒꯦ ꯍꯥꯏꯕꯗꯣ ꯑꯃꯨꯛꯇ ꯌꯦꯡꯂꯨꯒꯦ ꯍꯟꯗꯛ ꯃꯔꯛ ꯅꯄꯨꯁꯦ ꯀꯩꯅꯣꯝ ꯏꯇꯧ ꯇꯧꯏ ꯑꯕꯣꯛ ꯄꯨꯄꯨ ꯀꯩꯗꯧꯔꯒꯦ ꯍꯥꯏꯁꯤꯕꯣ ꯈꯪꯗꯦ ꯑꯩꯁꯨ ꯀꯩꯅꯣꯝ ꯏꯇꯧ ꯇꯧꯏ ꯍꯥꯏꯁꯤꯅꯤ ꯑꯩ ꯊꯣꯛꯑꯦꯀꯣ ꯍꯣꯏ ꯑꯕꯣꯛ ꯁꯣꯝꯗ ꯃꯄꯨꯅ ꯏꯁꯨꯒꯤ ꯂꯩꯀꯣꯜꯁꯦ ꯌꯦꯡꯕ ꯂꯥꯛꯄꯗ ꯏꯁꯨ ꯂꯨꯝꯕ ꯂꯥꯛꯄ ꯍꯦꯛ ꯌꯦꯡꯕꯗ ꯁꯥ ꯇꯪꯈꯥꯏ ꯃꯤ ꯇꯪꯈꯥꯏ ꯃꯥꯟꯕ ꯃꯤꯁꯨ ꯌꯥꯎꯔꯛꯏ ꯇꯧꯔꯤꯁꯦ ꯅꯨꯡꯇꯤꯒꯤꯅꯤ ꯂꯥꯛꯇꯣꯏꯁꯦ ꯃꯁꯤꯗ ꯑꯩꯒꯤ ꯏꯁꯨꯁꯦ ꯃꯅꯤꯡ ꯇꯝꯅ ꯃꯁꯥꯒꯤ ꯂꯩꯀꯣꯜꯁꯤꯗ ꯁꯥꯟꯅꯖꯕꯁꯦ ꯐꯪꯗ꯭ꯔꯤꯕꯁꯦ ꯑꯩꯅꯕꯨꯗꯤ ꯆꯤꯡꯊꯪ ꯈꯣꯝꯕꯕꯨꯗꯤ ꯏꯁꯨꯒꯤ ꯂꯩꯀꯣꯜꯁꯦ ꯈꯔ ꯁꯦꯟꯅꯕꯤꯌꯣꯅꯕꯨꯗꯤ ꯍꯥꯏꯔꯝꯂꯕꯅꯤ ꯃꯥꯅꯕꯨ ꯌꯥꯕꯤꯔꯛꯂꯕꯗꯤ ꯂꯝꯍꯦꯟꯕ ꯃꯤꯁꯤꯡꯁꯦ ꯅꯨꯡꯉꯥꯏꯗꯧꯔꯤꯕꯅꯤ ꯀꯅꯥ ꯅꯨꯄꯤ ꯃꯆꯥꯁꯤꯡꯅꯣ ꯂꯩ ꯃꯔꯛꯇ ꯆꯦꯟ ꯆꯣꯡ ꯁꯥꯟꯅꯩꯁꯤꯕꯣ ꯑꯉꯥꯡ ꯅꯠꯇꯦꯅꯦ ꯂꯩꯁꯥꯕꯤ ꯉꯥꯛꯇꯅꯤꯅꯦ ꯍꯥꯏ ꯅꯣꯏ ꯆꯦꯟꯒꯅꯨꯀꯣ ꯂꯩꯁꯤꯡꯁꯦ ꯂꯣꯏꯅ ꯇꯦꯛꯄ ꯇꯥꯔꯦꯀꯣ ꯌꯦꯡꯉꯨꯅꯦꯍꯦ ꯅꯨꯄꯤꯁꯤꯡꯁꯤꯒ ꯑꯣꯟꯁꯤꯟꯅꯗꯅ ꯋꯥꯔꯤ ꯁꯥꯟꯅꯔꯤꯕꯁꯦ ꯈꯪꯅꯤꯡꯗꯅ ꯍꯅꯨꯕꯅ ꯉꯁꯤꯗꯤ ꯂꯩꯁꯥꯕꯤꯁꯤꯡꯗꯨꯅ ꯄꯨꯄꯨ ꯀꯩꯁꯨ ꯇꯦꯛꯑꯣꯏꯌꯦ ꯇꯦꯛꯏꯕ ꯃꯌꯥꯝꯁꯦ ꯎꯗ꯭ꯔꯅꯦꯍꯦ ꯅꯣꯏꯕꯣ ꯆꯦꯟꯒꯅꯨ ꯌꯦꯡꯕꯗꯤ ꯌꯦꯡꯉꯨ ꯆꯦꯟꯒꯅꯨꯀꯣ ꯅꯣꯏꯅ ꯆꯦꯟꯗꯕ ꯌꯥꯗꯦ ꯍꯥꯏꯔꯒꯅ ꯑꯥꯗ ꯇꯨꯔꯤꯕ ꯍꯩꯕꯤ ꯄꯥꯝꯕꯤꯁꯤꯒꯤ ꯃꯊꯛꯇ ꯃꯁꯤꯗ ꯆꯦꯜꯂꯨꯁꯨ ꯂꯩꯁꯥꯕꯤꯁꯤꯡꯗꯨꯅ ꯉꯥꯎꯕ꯭ꯔ ꯄꯨꯄꯨꯕꯣ ꯍꯩꯕꯤ ꯄꯥꯝꯕꯤꯁꯤꯗꯤ ꯇꯦꯡꯈꯪ ꯉꯥꯛꯇꯅꯤ ꯄꯥꯜꯂꯤꯁꯦ ꯑꯁꯤꯗꯕꯨ ꯆꯦꯜꯂꯣꯏ ꯂꯥꯎ ꯏꯇꯥꯁꯤꯡ ꯂꯩꯔꯥꯡꯒꯤ ꯃꯄꯨꯁꯦ ꯉꯥꯎꯔ ꯃꯥꯜꯂꯤ ꯑꯩꯕꯨ ꯉꯥꯎꯔ ꯃꯥꯜꯂꯤ ꯀꯥꯏꯅ
ꯁꯛꯇꯥꯁꯤꯡꯁꯤꯒ ꯃꯕꯣꯛꯅ ꯂꯩꯁꯥꯕꯤꯗꯒ ꯅꯣꯛꯇꯅꯒ ꯇꯧꯏꯅꯦꯍꯦ ꯍꯅꯨꯕ ꯅꯪ ꯉꯁꯥꯏꯗꯒꯤ ꯀꯥꯏ ꯂꯩꯒꯦ ꯍꯥꯏꯗꯅ ꯑꯩꯅ ꯁꯣꯝꯗ ꯀꯣꯏꯊꯤ ꯊꯤꯔꯤ ꯑꯩ ꯂꯩꯇ ꯃꯐꯝꯗ ꯊꯤꯔꯕꯗꯤ ꯑꯩ ꯐꯪꯉꯣꯏꯅꯦ ꯍꯅꯨꯕꯤ ꯑꯗꯣ ꯀꯔꯤꯒꯤꯅꯣ ꯑꯩ ꯊꯤꯔꯤꯕꯕꯣ ꯃꯔꯝ ꯂꯩ ꯑꯗꯣ ꯀꯔꯤꯒꯤꯅꯣ ꯍꯅꯨꯕ ꯅꯪꯅ ꯍꯟꯗꯛ ꯃꯔꯛ ꯂꯩꯀꯣꯜꯁꯤꯗ ꯑꯗꯨꯝ ꯂꯩꯔꯤꯕꯁꯤꯕꯣ ꯅꯠꯇꯦ ꯀꯔꯤ ꯊꯕꯛ ꯂꯩꯒꯦ ꯍꯥꯏꯕꯅꯤꯗ ꯃꯁꯤꯒꯤ ꯍꯅꯨꯕꯤꯁꯤꯅ ꯁꯤꯔꯝꯗꯥꯏꯁꯤꯗ ꯀꯃꯜ ꯆꯥꯎꯕꯁꯤꯗꯤꯕꯀꯣ ꯑꯣ ꯂꯥꯌꯦꯡꯕ ꯂꯥꯛꯄ ꯅꯨꯄꯤ ꯃꯁꯛ ꯐꯖ ꯐꯖꯕꯁꯤꯡꯁꯦ ꯌꯦꯡꯂꯝꯕꯅꯤꯅꯦ ꯀꯔꯤ ꯅꯁꯨ ꯂꯩꯁꯥꯕꯤ ꯐꯥꯔꯕ ꯐꯥꯎꯕ ꯅꯨꯄꯤ ꯌꯦꯡꯅꯤ ꯀꯥꯏꯅ ꯈꯪꯅꯤꯡꯗꯅ ꯍꯅꯨꯕ ꯅꯪ ꯑꯄꯥꯝꯕ ꯅꯨꯡꯁꯤꯕꯗ ꯆꯍꯤ ꯂꯩꯇꯦꯅꯦ ꯍꯅꯨꯕꯤ ꯅꯪꯕꯨ ꯍꯩ ꯂꯩꯇꯨꯡꯒ ꯄꯥꯏꯈꯠꯈ꯭ꯔꯦꯅꯦꯍꯦ ꯍꯩ ꯄꯥꯅꯤꯀꯣ ꯄꯥꯅꯤꯅꯦꯍꯦ ꯂꯩꯔꯥꯡꯅ ꯑꯩꯗꯤ ꯅꯣꯛꯄꯗ ꯁꯤꯔꯦꯗ ꯑꯩꯒꯤ ꯑꯕꯣꯛꯀ ꯄꯨꯄꯨꯒꯁꯦ ꯀꯅꯥꯅꯣ ꯑꯥꯗ ꯑꯍꯜ ꯅꯨꯄꯤꯅꯤ ꯂꯥꯛꯏꯁꯤꯅ ꯑꯩꯈꯣꯏ ꯃꯥꯁꯨ ꯌꯥꯎꯏꯅꯦ ꯃꯣꯏ ꯑꯍꯨꯝꯅꯤꯅꯦ ꯑꯗꯨꯗꯤ ꯀꯩꯒꯤꯃꯨꯛ ꯑꯣꯏꯔꯖꯥꯠꯅꯣ ꯂꯩꯔꯥꯡꯒꯤ ꯃꯃꯥꯅ ꯎꯔꯕ ꯏꯆꯦ ꯑꯥꯗ ꯂꯦꯞꯂꯤꯕ ꯃꯁꯛ ꯃꯇꯧ ꯐꯖꯕꯤꯁꯤ ꯑꯁꯤꯅꯤ ꯑꯩꯒꯤ ꯏꯆꯥ ꯂꯩꯔꯥꯡ ꯍꯥꯏꯔꯤꯁꯦ ꯅꯨꯄꯤ ꯑꯃꯅ ꯍꯣꯏꯅꯦ ꯃꯁꯛ ꯃꯇꯧꯕꯨ ꯌꯥꯝꯅ ꯐꯖꯩꯅꯦ ꯑꯩꯗꯤ ꯌꯥꯔꯦꯍꯦ ꯑꯩꯒꯤ ꯏꯃꯧ ꯑꯣꯏꯕ ꯏꯆꯥ ꯅꯨꯄꯥꯗꯣ ꯄꯨꯔꯒ ꯂꯥꯛꯆꯔꯝꯂꯕꯗꯤ ꯍꯧꯖꯤꯛꯃꯛ ꯂꯨꯍꯣꯡꯂꯁꯦ ꯍꯥꯏꯗꯅ ꯍꯥꯏꯔꯛꯂꯗꯕꯅꯤꯅꯦ ꯂꯩꯔꯥꯡꯒꯤ ꯃꯃꯥꯅ ꯑꯁꯦꯡꯕꯔꯣ ꯏꯆꯦ ꯑꯗꯨꯗꯤ ꯈꯔ ꯊꯨꯖꯤꯟꯁꯤꯔꯣ ꯅꯨꯄꯤ ꯑꯃꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏ ꯊꯨꯖꯤꯜꯂꯗꯕꯅꯤ ꯁ꯭ꯋꯥꯏꯒꯤ ꯑꯃꯣꯠꯄ ꯃꯔꯛꯁꯤꯗ ꯏꯃꯧꯁꯦ ꯀꯨꯏꯅ ꯊꯝꯕꯒ ꯌꯥꯕ ꯅꯠꯇꯦꯗ ꯅꯨꯄꯤ ꯑꯃꯅ ꯏꯅꯝꯃ ꯂꯩꯔꯥꯡꯁꯦ ꯁꯤꯗ ꯂꯩꯕ ꯐꯥꯎꯕ ꯑꯁꯨꯛ ꯌꯥꯝꯅ ꯐꯖꯔꯤꯁꯤꯅꯗꯤ ꯁꯅꯥ ꯂꯨꯄꯥꯒ ꯁꯤꯔꯒ ꯐꯖ ꯐꯤꯔꯣꯜꯒ ꯁꯦꯠꯂꯒ ꯑꯥꯗ ꯂꯩꯔꯕꯗꯤ ꯀꯌꯥꯝ ꯐꯖꯅꯤ ꯂꯩꯔꯥꯡꯒꯤ ꯃꯃꯥꯅ ꯑꯗꯨꯕꯨꯗꯤ ꯃꯃꯥ ꯐꯖꯕꯒꯤꯅꯤꯗ ꯂꯩꯔꯥꯡ ꯂꯩꯔꯥꯡ ꯍꯩꯃꯥ ꯏꯀꯥꯏꯗꯅ ꯆꯦꯟꯁꯤꯟꯈ꯭ꯔꯦꯅꯦ ꯏꯆꯦ ꯐꯝꯃꯨꯁꯤ ꯁꯤꯗ ꯅꯨꯄꯤ ꯑꯅꯤꯗꯨꯅ ꯐꯥꯅ ꯀꯥꯏꯕꯁꯤꯗ ꯑꯩꯈꯣꯏ ꯐꯝꯗꯣꯏꯕ ꯑꯗꯨꯝ ꯂꯦꯞꯄꯒꯦꯗ ꯃꯄꯨꯅ ꯃꯕꯣꯛ ꯑꯩꯅ ꯐꯥꯒꯤ ꯇꯧꯕꯅꯤꯅꯦ ꯇꯨ ꯏꯃꯧꯁꯤꯅ ꯅꯨꯄꯤ ꯑꯅꯤ ꯄꯨꯔꯒ ꯂꯥꯛꯂꯤꯕꯁꯦ ꯁꯨꯝ ꯂꯥꯛꯄꯗꯤ ꯑꯣꯏꯔꯣꯏ ꯑꯃꯨꯛꯇ ꯌꯨꯝꯗ ꯊꯨꯅ ꯆꯠꯁꯤ ꯏꯁꯨ ꯄꯨꯒꯦ ꯍꯥꯏꯔꯗꯤ ꯉꯁꯤꯗꯤꯅꯦ ꯄꯥꯡꯒꯜ ꯁꯣꯜꯂꯕꯁꯨ ꯍꯦꯛꯇ ꯐꯣꯏꯅꯔꯗꯕꯅꯤ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯂꯩꯔꯥꯡꯒꯤ ꯃꯃꯥ ꯃꯆꯥꯗꯨ ꯈꯠꯅꯔꯛꯂꯤ ꯂꯩꯔꯥꯡꯗꯤ ꯃꯃꯥꯗ ꯁꯥꯎꯅꯤꯡꯕꯅ ꯃꯃꯤꯠꯇꯒꯤ ꯃꯄꯤ ꯇꯥꯗꯨꯅ ꯀꯞꯄꯤ ꯑꯗꯩꯗꯤ ꯃꯄꯨꯒ ꯃꯕꯣꯛꯀꯅ ꯑꯃꯨꯛ ꯂꯩꯔꯥꯡꯒꯤ ꯃꯃꯥꯗ ꯂꯥꯟ ꯇꯥꯕꯗꯒꯤ ꯁꯥꯎꯔꯒ ꯃꯣꯏ ꯑꯍꯨꯝꯃꯛ ꯍꯟꯈ꯭ꯔꯦ 이수 누비에 깝거누세 이수기 부부가 보가 내리부시디 나마 라케라 나빠 라케라 부부 타박 도게 누비 아니두나 나사 누비도 하누바 누비시나 마히 덕심비크라 말레다 떠우크라바니 떠우크라바 아두부 마마 아이네 살레랑세 시다디 숲레이레 헬로해 사이다 누비 아니두나 헤라 하잉 이사 누바 타게세 아두기디 그래수 바칼로노 तौबतबु नोई नुपाददी खंगलकनुको खंगलोय इसा लेरांगसे हयें अदुम फारगा पुख्रो फाबु फारबदी लेबाक मिया ममांगदा चोप यादबनिना नमंग नुपी अदुम ओइरबनी मपुना नोई नमासे तुमिने लेगदब नमा नतेको मबो अई सिंथंग खोंबदो अमुक्तु उनरुगे कुइरक लोइदा थुना लाकनी होय होय खुला सिददी सिंथंग खोंब नतना अखोइबु ꯉꯥꯛꯄꯤ ꯁꯦꯟꯕꯤꯕ ꯉꯝꯒꯗꯕ ꯃꯤ ꯑꯃꯠꯇ ꯂꯩꯇꯦ 이수 ꯂꯩꯔꯥ ꯅꯪꯕꯨ ꯀꯔꯝꯕ ꯅꯨꯄꯥ ꯄꯥꯝꯒꯤꯅꯦ ꯑꯩꯗꯤ ꯄꯨꯄꯨꯒꯨꯝꯕ ꯅꯨꯄꯥ ꯄꯥꯝꯃꯦꯕꯣ ꯑꯗꯨꯗꯤ ꯍꯧꯖꯤꯛ ꯌꯥꯔꯣꯏꯅꯦ ꯑꯩꯅ ꯍꯥꯟꯈ꯭ꯔꯦꯅꯦ ꯑꯃ ꯊꯤꯁꯤꯀꯣ ꯑꯃ ꯊꯤꯁꯤ ꯑꯕꯣꯛꯁꯤꯗꯤ ꯑꯗꯣ ꯑꯕꯣꯛꯇꯤ ꯆꯥꯛꯄꯨ ꯂꯥꯝꯃꯤ ꯅꯄꯨꯁꯦ ꯀꯌꯥꯝ ꯀꯨꯏꯔꯤꯖꯥꯠꯅꯣ ꯂꯥꯛꯑꯦ ꯆꯤꯡꯊꯪ ꯈꯣꯡꯕꯗꯣ ꯂꯝꯕꯤꯗ ꯊꯦꯡꯅꯔꯦ ꯃꯑꯣꯡ ꯌꯦꯡꯒꯤꯗ ꯍꯥꯏꯔꯛꯏ 마수 타박 얌나 신бꯒꯤ 부디 오이람거니 마나 야다 야드가나 나빠가 와리 사나기다 아두디 싹자시로 아 거이 부부 아두부 나사일락 라마누피 아니두나 마사누파 야이마 사파바다 레랑이 와리 리루부데기 하잉아이바 ngamkhidre aduna ngasi numidangdo oina aneku nupa kharaga sagol tongduna lerang phaba laklammi saphabana kuldi yorokla malene yumdubu karamano ꯆꯥꯎꯔꯕ ꯂꯩꯀꯣꯜ ꯑꯃꯁꯨ ꯂꯩ ꯍꯥꯏꯔꯛꯄꯅꯤ ꯅꯨꯄꯥ ꯑꯃꯅ ꯁꯣꯝꯂꯣꯝꯗꯒꯤ ꯅꯨꯡꯁꯤꯕ ꯂꯩꯅꯝꯅꯃꯛꯇ꯭ꯔꯣ ꯑꯃꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏ ꯀꯗꯥꯏꯗꯒꯤ ꯂꯩꯅꯝꯅꯣꯍꯦ ꯌꯣꯡꯆꯥꯛ ꯃꯅꯝꯅꯤ ꯑꯩꯅ ꯆꯥꯛ ꯂꯥꯝꯕ ꯐꯥꯎꯋꯦ ꯈꯜꯂꯦꯕ ꯑꯣ ꯌꯣꯡꯆꯥꯛ ꯃꯅꯝ ꯑꯣꯏꯔꯦ ꯑꯣꯟꯊꯣꯛꯅ ꯐꯖꯅ ꯂꯣꯜꯂ ꯃꯥꯜꯂꯦꯅꯦ ꯁꯥꯐꯕꯅ
ꯌꯣꯡꯆꯥꯛ ꯃꯅꯝꯁꯦ ꯏꯔꯣꯟꯕꯒꯤ ꯃꯅꯝ ꯅꯠꯇꯦꯅꯦ ꯅꯣꯏꯁꯤꯗꯤ ꯃꯁꯥ ꯅꯨꯡꯉꯥꯏꯇꯕ ꯌꯥꯎꯕꯒꯤꯅꯤꯅꯦ ꯑꯇꯩꯗꯨꯅ ꯆꯠꯁꯤ ꯑꯥꯗ ꯅꯨꯄꯥ ꯑꯃ ꯂꯩꯕ ꯎꯏ ꯃꯉꯣꯟꯗ ꯑꯣꯏꯅ ꯍꯪꯉꯨꯁꯤ ꯆꯤꯡꯊꯪ ꯈꯣꯝꯕꯅ ꯀꯔꯤꯅꯣ ꯍꯟꯗꯛ ꯃꯔꯛꯁꯤꯅ ꯇꯨꯝꯕ ꯆꯥꯕ ꯏꯌꯥ ꯌꯥꯗꯕꯒꯨꯝ ꯇꯧꯏ ꯏꯁꯥ ꯅꯥꯕ꯭ꯔꯅ ꯌꯦꯡꯂꯨꯔꯕꯁꯨ ꯀꯔꯤꯝ ꯇꯧꯗꯦ ꯅꯥꯗꯦ ꯍꯥꯏꯔꯛꯏ ꯑꯗꯨꯗꯤ ꯑꯩꯅ ꯇꯨꯝꯕ ꯆꯥꯕ ꯏꯌꯥ ꯌꯥꯗ꯭ꯔꯤꯕꯁꯦ ꯀꯔꯤ ꯂꯩꯅꯥ ꯑꯣꯏꯔꯕꯖꯥꯠꯅꯣ ꯈꯪꯗꯦꯗ ꯏꯊꯟꯇ ꯂꯩꯔꯒ ꯄꯨꯛꯅꯤꯡꯗ ꯅꯨꯡꯉꯥꯏꯗꯨꯅꯤ ꯋꯥꯈꯜꯁꯤꯁꯨꯕ ꯂꯩꯔꯥꯡꯗ ꯎꯔꯒ ꯂꯩꯔꯤꯁꯤꯅ ꯑꯃꯨꯛ ꯀꯔꯤꯒꯤꯅꯣ ꯃꯄꯨꯅ ꯂꯩꯔꯥꯡ ꯁꯦꯟꯅꯕꯤꯌꯨ ꯍꯥꯏꯕꯤꯔ ꯀꯔꯤꯅꯣ ꯀꯅꯥꯅꯣ ꯑꯃꯝꯕꯁꯤꯗ ꯁꯒꯣꯜ ꯊꯧꯖꯤꯜꯂꯛꯏꯁꯤꯅ ꯁꯥꯐꯕꯅ ꯏꯕꯨꯡꯉꯣ ꯋꯥ ꯑꯃꯇ ꯍꯪꯒꯦ ꯅꯣꯏ ꯈꯨꯜꯗ ꯂꯩ ꯌꯥꯝꯅ ꯊꯥꯕ ꯍꯅꯨꯕ ꯍꯅꯨꯕꯤꯒ ꯂꯩꯔꯥꯡ ꯀꯧꯕꯤ ꯂꯩꯁꯥꯕꯤ ꯑꯃꯒ ꯂꯩꯕꯗꯣ ꯃꯣꯏꯒꯤ ꯌꯨꯝꯗꯨ ꯀꯔꯥꯏꯗꯅꯣ ꯆꯤꯡꯊꯪ ꯈꯣꯝꯕꯅ ꯁꯤꯒꯤ ꯂꯝꯕꯤꯁꯤꯗ ꯁꯨꯝ ꯆꯪꯈꯣ ꯑꯗꯨꯒ ꯌꯦꯠꯂꯣꯝꯗ ꯊꯦꯛꯂꯤꯕ ꯂꯩꯔꯛꯇꯨ ꯂꯩꯔꯕꯅꯤ ꯑꯗꯣ ꯅꯣꯏꯕꯨ ꯀꯅꯥꯅꯣ ꯈꯨꯜꯁꯤꯗ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝꯗꯗꯤ ꯃꯤ ꯑꯇꯣꯞꯄ ꯆꯪꯕ ꯌꯥꯗꯕꯅꯤꯅꯦ ꯅꯨꯄꯥ ꯑꯃꯅ ꯑꯗꯨꯒꯨꯝꯕ ꯑꯃ ꯂꯩꯕ꯭ꯔꯥ ꯑꯗꯣ ꯑꯩꯈꯣꯏꯗꯗꯤ ꯃꯗꯨ ꯂꯩꯇꯦꯀꯣ ꯂꯩꯕꯥꯛꯁꯤꯗ ꯑꯩꯈꯣꯏꯒꯤ ꯀꯨꯁꯤꯅꯤ ꯁꯥꯐꯕꯅ ꯂꯥꯎꯍꯦ ꯑꯄꯪꯕ ꯃꯤꯗ ꯋꯥꯔꯤ ꯁꯥꯔꯒ ꯃꯇꯝ ꯃꯥꯡꯍꯜꯂꯒ ꯂꯩꯔꯅꯨ ꯆꯤꯡꯊꯪ ꯈꯣꯝꯕꯅ ꯏꯌꯥ ꯑꯣꯟꯊꯣꯛꯅ ꯃꯤ ꯎꯁꯤꯠꯈꯤꯗ꯭ꯔꯦꯗ ꯑꯗꯣ ꯃꯣꯏꯅ ꯅꯨꯃꯤꯗꯥꯡꯁꯤꯗ ꯂꯩꯔꯥꯡꯒꯤ ꯌꯨꯝ ꯍꯪꯂꯤꯕꯁꯤꯕꯨ ꯀꯔꯤꯒꯤꯅꯣ ꯃꯣꯏꯁꯦ ꯂꯩꯔꯥꯡ ꯐꯥꯕ ꯂꯥꯛꯂꯤꯕ ꯖꯥꯠꯂꯅꯦ ꯑꯩ ꯁꯨꯝ ꯄꯥꯈꯠꯂꯛꯏ ꯁꯤꯗꯤ ꯑꯩꯅ ꯇꯨꯝꯕ ꯆꯥꯕ ꯌꯥꯗꯕꯒꯤ ꯃꯔꯝꯁꯦ ꯁꯨꯝ ꯈꯪꯂꯦ ꯑꯗꯨꯅ ꯑꯩ ꯂꯩꯔꯥꯡ ꯀꯟꯗꯕ ꯌꯥꯗꯦ ꯁꯒꯣꯜꯁꯤꯡꯁꯦ ꯑꯃꯨꯛ ꯊꯧꯗꯣꯔꯛꯑꯦꯅꯤ ꯑꯗꯨꯒ ꯂꯥꯎꯔꯤꯁꯤ ꯂꯩꯔꯥꯡ ꯅꯠꯇ꯭ꯔꯅꯦ ꯀꯅꯥ ꯂꯩꯒꯦ ꯑꯩꯕꯨ ꯑꯃꯨꯛꯇ ꯀꯟꯕꯤꯌꯣ ꯀꯅꯥ ꯂꯩꯒꯦ ꯅꯨꯄꯥ ꯑꯃꯅ ꯃꯁꯤꯜ ꯃꯦꯟꯁꯤꯜꯂꯨꯅꯦ ꯁꯥꯐꯕ ꯅꯨꯄꯤꯅ ꯄꯥꯝꯂꯤꯕ ꯐꯥꯕꯅ ꯍꯩꯇ꯭ꯔꯤꯕ ꯑꯩ ꯐꯥꯔꯛꯀꯦꯁꯨ ꯈꯟꯕꯗꯅ ꯃꯥ ꯑꯗꯨꯝ ꯐꯥꯈꯤꯅꯦ ꯌꯥꯗ ꯇꯧꯔꯤꯃꯤꯅꯤ ꯁꯒꯣꯜꯗꯣ ꯑꯝꯇ ꯀꯟꯅ ꯊꯧꯅꯦ ꯑꯝꯇ ꯆꯤꯡꯊꯪ ꯈꯣꯝꯕꯅ ꯃꯣꯏꯒꯤꯁꯤꯗꯤ ꯂꯩꯔꯥꯡ ꯐꯥꯕ ꯂꯥꯛꯄꯅꯤꯅꯦ ꯍꯦꯔꯥ ꯑꯩ ꯂꯩꯔꯤꯉꯩꯗꯕꯨ ꯂꯩꯔꯥꯡ ꯐꯥꯔꯒ ꯀꯔꯤꯒꯤ ꯄꯨꯍꯟꯗꯣꯏꯅꯣ ꯁꯤꯗꯤ ꯁꯒꯣꯜꯁꯤꯒ ꯄꯨꯟꯅ ꯍꯦꯛꯇ ꯑꯩꯒꯤ ꯂꯦꯡꯖꯨꯝꯁꯤꯅ ꯋꯥꯏꯁꯤꯜꯂꯒꯦ ꯏꯌꯥ ꯀꯝꯗꯧꯏ ꯁꯥꯐꯕꯅ ꯀꯩꯅꯣ ꯍꯧꯖꯤꯛ ꯑꯩꯒꯤ ꯁꯒꯣꯜꯗ ꯋꯥꯏꯁꯤꯜꯂꯛꯂꯤꯕ ꯁꯒꯣꯜꯗꯨꯕꯣ ꯑꯇꯩꯗꯨꯅ ꯀꯩꯅꯣ ꯁꯥꯐꯕ ꯂꯩꯍꯧꯔꯕꯣ ꯁꯥꯐꯕꯅ ꯉꯥꯏꯈꯣꯍꯦ ꯑꯃꯨꯛ ꯀꯩꯗꯧꯔꯒꯦ ꯃꯥꯅ ꯂꯩꯍꯧꯔꯤꯁꯤꯕꯣ ꯆꯤꯡꯊꯪ ꯈꯣꯝꯕꯅ ꯂꯩꯔꯥꯛ ꯅꯪ ꯁꯣꯛꯄ꯭ꯔꯣ ꯁꯤ ꯑꯩ ꯍꯧꯒꯠꯀꯦꯀꯣ ꯏꯕꯨꯡ ꯑꯩꯒꯤ ꯄꯨꯄꯨꯒ ꯑꯕꯣꯛꯀꯗꯣ ꯑꯃꯨꯛꯇ ꯍꯥꯟꯅ ꯀꯟꯕꯤꯌꯨ ꯁꯥꯐꯕꯅ ꯁꯤꯗꯤ ꯉꯁꯥꯏ ꯅꯨꯄꯥꯗꯨꯅꯤꯅꯦ ꯑꯩꯗꯤ ꯈꯣꯡꯅꯥꯡꯗ ꯌꯦꯠꯁꯤꯜꯂꯨꯔꯕꯣ ꯆꯤꯡꯊꯪ ꯈꯣꯝꯕꯅ ꯍꯣꯏ ꯄꯥꯈꯠꯀꯅꯨꯁꯦ ꯑꯩ ꯂꯩꯔꯤꯁꯤꯗꯤ ꯁꯥꯐꯕꯅ ꯃꯁꯤꯒꯤ ꯅꯨꯄꯥꯁꯦ ꯑꯃꯨꯛꯇ ꯐꯥꯔꯒ ꯐꯨꯅꯤ ꯅꯣꯏꯕꯣ ꯑꯇꯩꯗꯨꯅ ꯃꯥꯅ ꯊꯠꯂꯤꯔꯣ ꯍꯦꯔꯥ ꯑꯗꯨ ꯑꯣꯏꯔꯗꯤ ꯆꯤꯡꯊꯪ ꯈꯣꯝꯕꯅ ꯑꯩꯒꯤ ꯃꯅꯤꯡꯗ ꯂꯩꯌꯨ ꯂꯩꯔꯥ ꯑꯩ ꯀꯤꯌꯦꯕꯣ ꯑꯃꯨꯛꯇ ꯀꯤꯔꯛꯈꯤꯅꯨ ꯀꯩꯗꯧꯒꯦ ꯂꯥꯎ ꯅꯈ꯭ꯋꯥꯡꯗꯣ ꯂꯣꯏꯅ ꯊꯨꯗꯦꯛꯀꯦ ꯉꯁꯤꯗꯤ ꯍꯦꯔꯥ ꯑꯩꯒꯤ ꯈꯨꯜꯗ ꯂꯥꯛꯂꯒ ꯑꯩꯒꯤ ꯂꯩꯔꯥꯡ ꯄꯨꯕꯗꯤ ꯅꯃꯪꯗ ꯐꯥꯎꯕ ꯃꯪꯒꯅꯨ ꯅꯨꯄꯥꯁꯤꯡꯗꯨꯅ ꯁꯤꯒꯤ ꯅꯨꯄꯥꯁꯤꯗꯤ ꯀꯜꯂꯤꯅꯤ ꯑꯌꯣ ꯑꯁ ꯑꯃꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏ ꯃꯥꯏꯁꯤ ꯈꯨꯇꯨꯝꯂꯣ ꯎꯇꯨꯞꯂꯣ ꯑꯁ ꯖꯣꯔ ꯇꯤꯡꯕꯅ ꯂꯣꯏꯔꯦ ꯁꯥꯐꯕꯅ ꯆꯦꯜꯂꯁꯤ ꯂꯥꯎꯍꯦ ꯑꯃꯝꯕꯗ ꯍꯩꯅꯕ ꯃꯤ ꯃꯥꯜꯂꯦ ꯍꯌꯦꯡ ꯅꯣꯡꯉꯥꯜꯂꯒ ꯑꯣꯏ ꯂꯥꯛꯑꯁꯤ ꯑꯇꯩꯗꯨꯅ ꯃꯤ ꯈꯔ ꯌꯥꯝ ꯄꯨꯔꯛꯁꯤ ꯍꯌꯦꯡꯗꯤ ꯃꯃꯥꯅ ꯌꯥꯔꯤꯕꯨ ꯅꯝꯗꯨꯅ ꯐꯥꯔꯁꯤ ꯆꯤꯡꯊꯪ ꯈꯣꯝꯕꯅ ꯉꯥꯏꯈꯣꯅꯦ ꯑꯝꯇ ꯑꯩꯒꯤ ꯂꯩꯔꯥꯡꯁꯤ ꯑꯩ ꯂꯩꯔꯤꯉꯩꯗ ꯅꯣꯏꯅ ꯉꯝꯂꯕꯗꯤ ꯑꯃꯨꯛꯇ ꯐꯥꯔꯒ ꯄꯨꯈꯣꯅꯦ ꯏꯕꯣꯛ ꯄꯨꯄꯨꯒ ꯑꯕꯣꯛꯀꯗꯣ ꯂꯥꯛꯑꯣ ꯄꯨꯄꯨꯒ ꯑꯕꯣꯛꯀꯒꯤ ꯃꯅꯥꯛꯇ ꯆꯠꯂꯁꯤ ꯂꯩꯔꯥꯡꯒ ꯆꯤꯡꯊꯪ ꯈꯣꯝꯕꯒ ꯃꯕꯣꯛ ꯃꯄꯨꯒꯤ ꯃꯅꯥꯛ ꯇꯝꯅ ꯆꯦꯜꯂꯛꯂꯝꯃꯤ ꯃꯕꯣꯛꯀ ꯃꯄꯨꯒꯗꯤ ꯉꯁꯥꯏꯒꯤ ꯅꯨꯄꯥꯁꯤꯡꯅ ꯐꯨꯔꯝꯕꯒꯤ ꯒ꯭ꯌꯥꯟ ꯃꯥꯡꯂꯒ ꯂꯩꯔꯝꯃꯤ ꯃꯗꯨ ꯎꯕꯗ ꯆꯤꯡꯊꯪ ꯈꯣꯝꯕꯒ ꯂꯩꯔꯥꯡꯒꯅ ꯃꯕꯣꯛꯀ ꯃꯄꯨꯒꯗꯨ ꯁꯦꯟꯅꯗꯨꯅ ꯄꯣꯊꯥꯍꯜꯂꯝꯃꯤ ꯆꯤꯡꯊꯪ ꯈꯣꯝꯕꯁꯨ ꯌꯨꯝꯗ ꯍꯟꯗ꯭ꯔꯤ ꯃꯣꯏ ꯑꯍꯨꯝ ꯁꯦꯟꯅꯗꯨꯅ ꯂꯩꯔꯤ ꯅꯣꯡꯉꯥꯟꯕꯒꯗꯤ ꯃꯄꯨꯒ ꯃꯕꯣꯛꯀꯗꯨ ꯒ꯭ꯌꯥꯟ ꯇꯥꯔꯛꯇꯨꯅ ꯀꯞꯂꯝꯃꯤ ꯃꯄꯨꯅ ꯃꯁꯤ ꯄꯨꯝꯕ ꯏꯃꯧꯗꯨꯅ ꯁꯤꯟꯕ ꯉꯥꯛꯇ ꯑꯣꯏꯔꯝꯒꯅꯤ ꯈꯪꯅꯤꯗꯅ ꯏꯆꯥ ꯅꯨꯄꯥ ꯀꯧꯔꯒ ꯏꯃꯧꯗꯣ ꯋꯥꯔꯛꯍꯟꯒꯦꯍꯦ ꯍꯦꯍꯦ ꯆꯤꯡꯊꯪ ꯈꯣꯝꯕ ꯅꯪ ꯂꯩꯔꯝꯗ꯭ꯔꯕꯗꯤ ꯑꯩꯒꯤ ꯏꯁꯨꯒꯤ ꯄꯨꯟꯁꯤꯁꯦ ꯃꯥꯡ ꯇꯥꯛꯂꯝꯒꯗꯕꯅꯤꯀꯣ ꯃꯕꯣꯛꯅ ꯏꯁꯨ ꯆꯤꯡꯊꯪ ꯈꯣꯝꯕꯒꯤ ꯂꯃꯟ ꯑꯃ ꯆꯥꯎꯅ ꯇꯣꯜꯂꯕꯅꯤꯅꯦ ꯏꯁꯨ ꯅꯨꯄꯤ ꯅꯕꯨꯡꯒꯤ ꯂꯃꯟꯁꯦ
ꯄꯨꯟꯁꯤ ꯆꯨꯞꯄ ꯀꯥꯎꯕ ꯌꯥꯗꯦꯀꯣ ꯑꯗꯨꯃꯥꯏ ꯍꯥꯏꯒꯅꯨ ꯑꯕꯣ ꯂꯥꯏꯕꯛ ꯐꯗꯅ ꯑꯩꯒ ꯊꯦꯡꯅꯍꯧꯕꯒꯤ ꯏꯆꯜ ꯏꯔꯥꯡꯁꯦ ꯀꯟꯕ ꯉꯝꯍꯧꯕꯅꯤ ꯊꯦꯡꯅꯔꯝꯗ꯭ꯔꯕꯗꯤ ꯀꯔꯤ ꯑꯣꯏꯔꯝꯒꯅꯤ ꯄꯨꯄꯨ ꯑꯕꯣ ꯃꯣꯏꯁꯤꯡꯗꯣ ꯑꯃꯨꯛꯀ ꯂꯥꯛꯂꯕꯗꯤ ꯑꯩꯈꯣꯏ ꯀꯩꯗꯧꯗꯣꯏꯅꯣ ꯃꯄꯨꯅ ꯌꯦꯡꯕ ꯇꯥꯔꯗꯅ ꯏꯁꯨ ꯅꯨꯄꯤ ꯑꯗꯣ ꯅꯣꯏ ꯂꯩꯔꯝꯃꯣ ꯄꯨꯄꯨ ꯅꯄꯥꯗ ꯄꯥꯎ ꯍꯥꯟꯅ ꯑꯃꯨꯛꯇ ꯄꯤꯔꯨꯈꯤꯒꯦ ꯆꯤꯡꯊꯪꯈꯣꯝꯕꯅ ꯄꯨꯄꯨ ꯀꯃꯥꯏꯅ ꯀꯅꯥꯗ ꯄꯥꯎ ꯄꯤꯗꯣꯏꯅꯣ ꯑꯩ ꯑꯣꯏꯅ ꯄꯤꯔꯝꯂꯒꯦ ꯄꯨꯄꯨꯒ ꯑꯕꯣꯛꯀꯗꯤ ꯄꯣꯊꯥꯔꯒ ꯂꯩꯌꯣ ꯂꯩꯔꯥꯡꯒꯤ ꯌꯨꯝ ꯐꯥꯎꯕ ꯑꯩ ꯆꯠꯂꯨꯈꯤꯒꯦ ꯅꯠꯇ꯭ꯔꯗꯤ ꯑꯩ ꯃꯥꯡꯈ꯭ꯔꯦꯅ ꯍꯜꯂꯛꯀꯦ ꯁꯣꯏꯕꯅꯦ ꯆꯤꯡꯊꯪꯈꯣꯝꯕꯅ ꯄꯨꯄꯨ ꯀꯅꯥꯗ ꯀꯃꯥꯏꯅ ꯄꯥꯎ ꯄꯤꯒꯗꯕꯅꯣ ꯑꯩ ꯑꯣꯏꯅ ꯄꯤꯔꯝꯂꯒꯦ ꯄꯨꯄꯨꯒ ꯑꯕꯣꯛꯀꯗꯤ ꯄꯣꯊꯥꯔꯒ ꯂꯩꯌꯣ ꯂꯩꯔꯥꯡ ꯑꯩ ꯌꯨꯝ ꯐꯥꯎꯕ ꯆꯠꯂꯨꯈꯤꯒꯦ ꯅꯠꯇ꯭ꯔꯗꯤ ꯑꯩ ꯃꯥꯡꯈ꯭ꯔꯦꯅ ꯉꯔꯥꯡꯗꯒꯤ ꯂꯥꯡꯅꯔꯝꯃꯅꯤ ꯍꯣꯏ ꯍꯣꯏ ꯅꯪ ꯊꯥꯡ ꯁꯥꯕ ꯑꯍꯜ ꯊꯥꯡꯖꯉꯝꯕꯗꯣ ꯈꯪꯉꯤꯗꯅ ꯃꯉꯣꯟꯗ ꯄꯥꯎ ꯄꯤꯈꯤꯒꯗꯕꯅꯤ ꯃꯥꯗꯤ ꯀꯣꯅꯨꯡꯗ ꯉꯥꯏꯍꯥꯛ ꯂꯩꯇ ꯊꯥꯡ ꯌꯣꯟꯅꯕ ꯆꯠꯄꯅꯤ ꯍꯜꯂꯛꯀꯦ ꯍꯣꯏ ꯍꯣꯏ ꯅꯪꯕꯨ ꯊꯥꯡ ꯁꯥꯕ ꯑꯍꯜ ꯊꯥꯡꯖꯉꯝꯕꯗꯣ ꯈꯪꯉꯤꯗꯅ ꯃꯉꯣꯟꯗ ꯄꯥꯎ ꯄꯤꯈꯤꯒꯗꯕꯅꯤ ꯃꯥꯗꯤ ꯀꯣꯅꯨꯡꯗ ꯉꯥꯏꯍꯥꯛ ꯂꯩꯇ ꯊꯥꯡ ꯌꯣꯟꯅꯕ ꯆꯠꯄꯅꯤ ꯃꯉꯣꯟꯗ ꯍꯥꯏꯈꯤꯕꯗ ꯑꯗꯨꯝ ꯈꯪꯂꯅꯤꯗ ꯈꯪꯉꯤ ꯄꯨꯄꯨ ꯑꯩ ꯌꯨꯝꯗ ꯆꯠꯄꯗ ꯆꯪꯂꯒ ꯃꯉꯣꯟꯗ ꯑꯗꯨꯝ ꯍꯥꯏꯔꯝꯃꯒꯦ ꯃꯕꯣꯛꯅ ꯅꯨꯡꯁꯤꯈ꯭ꯔꯦꯗ ꯆꯤꯡꯊꯪꯈꯣꯝꯕ ꯑꯁꯦ ꯊꯕꯛꯅ ꯀꯜꯂꯤꯕ ꯃꯕꯨꯡ ꯃꯄꯥꯎꯅ ꯐꯔꯤꯕ ꯃꯁꯤꯕꯨ ꯏꯁꯨ ꯅꯨꯄꯤ ꯑꯍꯜꯒꯤ ꯑꯣꯏꯅ ꯍꯥꯏꯅꯔꯁꯤꯔ ꯈꯪꯗꯦꯅꯦ ꯌꯥꯔꯣꯏꯍꯦ ꯆꯤꯡꯊꯪꯈꯣꯝꯕꯅ ꯄꯥꯝꯃꯣꯏꯌꯦ ꯑꯗꯨꯕꯨ ꯑꯩ ꯏꯔꯨꯖꯔꯒ ꯆꯥꯛ ꯊꯣꯡꯅꯕ ꯇꯧꯔꯛꯂꯒꯦ ꯄꯨꯄꯨꯒ ꯕꯣꯛꯀꯗꯤ ꯄꯣꯊꯥꯔꯒ ꯑꯗꯨꯝ ꯂꯩꯒꯗꯕꯅꯤ ꯍꯣꯏ ꯍꯣꯏ ꯏꯁꯨꯁꯦ ꯃꯃꯥ ꯐꯠꯇꯗꯅ ꯍꯦꯛ ꯑꯋꯥꯐꯝꯗ ꯇꯥꯈꯠꯂꯒꯦ ꯍꯣꯏ ꯍꯣꯏ ꯏꯁꯨꯁꯦ ꯃꯃꯥ ꯐꯠꯇꯗꯅ ꯍꯦꯛ ꯑꯋꯥꯐꯝꯗ ꯇꯥꯒꯦ ꯇꯧꯏꯗ ꯑꯗꯨꯕꯨꯗꯤ ꯏꯆꯥꯅꯨꯄꯥ ꯂꯥꯛꯈꯤꯁꯅꯨ ꯋꯥꯔꯤ ꯄꯨꯝꯕ ꯂꯣꯏꯅ ꯇꯝꯂꯒ ꯏꯃꯧꯗꯣ ꯐꯨꯍꯟꯒꯦꯕ ꯃꯗꯣ ꯂꯩꯔꯥꯡꯅ ꯀꯔꯤꯒꯤꯅꯣ ꯉꯔꯥꯡ ꯏꯕꯨꯡ ꯆꯤꯡꯊꯪꯈꯣꯝꯕꯅ ꯑꯩꯒꯤ ꯂꯩꯔꯥꯡ ꯍꯥꯏꯅ ꯇꯣꯏꯅ ꯄꯜꯂꯤꯗꯨꯕꯣ ꯃꯥꯏꯗꯣ ꯁꯨꯝ ꯍꯥꯏꯔꯤꯖꯥꯠꯂ ꯅꯠꯇ꯭ꯔꯒ ꯑꯩ ꯅꯨꯡꯁꯤꯕꯒꯤ ꯄꯥꯝꯕꯒꯤ ꯍꯥꯏꯔꯤꯕ꯭ꯔꯥ ꯑꯃꯕꯨ ꯑꯣꯏꯔꯦ ꯏꯕꯨꯡ ꯆꯤꯡꯊꯪꯈꯣꯝꯕꯗꯣ ꯉꯔꯥꯡ ꯊꯦꯡꯅꯔꯝꯗ꯭ꯔꯕꯗꯤ ꯑꯩꯒꯤ ꯄꯨꯟꯁꯤꯁꯦ ꯃꯥꯡꯇꯥꯛꯂꯝꯒꯅꯤꯀꯣ ꯂꯩꯔꯥꯡ ꯆꯥꯛ ꯊꯣꯡꯅ ꯑꯃꯨꯛꯁꯨ ꯀꯞꯄꯤ ꯑꯃꯨꯛꯁꯨ ꯁꯥꯎꯖꯩ ꯃꯕꯣꯛꯀ ꯃꯄꯨꯒꯁꯨ ꯂꯩꯔꯥꯡꯒꯤ ꯈꯟꯕꯗ ꯑꯋꯥꯕ ꯑꯃ ꯍꯥꯏꯕꯗꯨ ꯑꯣꯏꯔꯛꯂꯤ ꯑꯗꯣ ꯉꯁꯤꯗꯤ ꯂꯩꯔꯥꯡꯒꯤ ꯐꯖꯔꯕ ꯂꯩꯀꯣꯜ ꯑꯗꯨ ꯃꯤ ꯌꯥꯝꯅ ꯌꯦꯡꯕꯁꯨ ꯂꯥꯛꯅꯔꯝꯃꯤ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝꯒꯤ ꯃꯇꯝꯅꯤ ꯉꯔꯥꯡꯒꯤ ꯁꯛꯐꯕꯗꯨ ꯉꯁꯤꯗꯤ ꯃꯤ ꯃꯌꯥꯝ ꯅꯦꯛꯇꯨꯅ ꯂꯩꯔꯥꯡ ꯐꯥꯕ ꯑꯃꯨꯛꯀ ꯂꯥꯛꯂꯝꯃꯤ ꯑꯗꯨꯕꯨ ꯉꯁꯤꯗꯤ ꯆꯤꯡꯊꯪꯈꯣꯝꯕ ꯂꯩꯔꯥꯡꯒꯤ ꯌꯨꯝꯗ ꯃꯄꯨ ꯃꯕꯣꯛꯀ ꯋꯥꯔꯤ ꯁꯥꯟꯅꯗꯨ ꯂꯩꯔꯝꯃꯤ ꯁꯥꯐꯕꯅ ꯅꯣꯏ ꯈꯔ ꯁꯤꯗ ꯂꯩꯌꯣ ꯑꯗꯨꯒ ꯅꯣꯏ ꯈꯔꯅ ꯍꯅꯨꯕ ꯍꯅꯨꯕꯤꯗꯣ ꯐꯥꯔꯒ ꯃꯈꯣꯡ ꯃꯈꯨꯠ ꯄꯨꯟꯁꯤꯜꯂꯣ ꯒꯥꯔꯤ ꯑꯃꯨꯛ ꯂꯥꯛꯑꯦ ꯁꯥꯐꯕꯅ ꯅꯣꯏ ꯈꯔ ꯁꯤꯗ ꯂꯩꯌꯣ ꯑꯗꯨꯒ ꯅꯣꯏ ꯈꯔ ꯑꯃꯅ ꯍꯅꯨꯕ ꯍꯅꯨꯕꯤꯗꯣ ꯐꯥꯔꯒ ꯃꯈꯣꯡ ꯃꯈꯨꯠ ꯄꯨꯟꯁꯤꯜꯂꯣ ꯂꯩꯔꯥꯡꯕꯨꯗꯤ ꯑꯩꯅ ꯑꯗꯨꯝ ꯐꯥꯒꯦ ꯃꯤ ꯑꯇꯩꯗꯨꯅ ꯈꯔ ꯊꯨꯅ ꯇꯧꯁꯤꯗꯨꯗꯤ ꯐꯖꯈ꯭ꯔꯦꯗ ꯃꯣꯏꯒꯤ ꯂꯩꯀꯣꯜꯁꯤꯗꯤ ꯌꯦꯡꯕꯒꯤꯕꯨ ꯄꯦꯟꯕ ꯅꯥꯏꯗꯦꯅꯦ ꯁꯥꯐꯕꯅ ꯅꯣꯏ ꯆꯦꯛꯁꯤꯟꯅ ꯂꯩꯌꯨꯍꯦ ꯑꯩꯅ ꯍꯥꯏꯕ ꯃꯤꯗꯣ ꯑꯃꯨꯛ ꯂꯥꯛꯑꯗꯤ ꯐꯔꯛ ꯇꯥꯅꯤ ꯑꯃꯅ ꯍꯥꯏꯔꯛꯏ ꯅꯪꯒꯤ ꯐꯐꯝ ꯊꯣꯛꯄ ꯅꯨꯄꯤꯗꯣ ꯀꯣꯛ ꯐꯥꯔꯣꯅꯦ ꯇꯧꯏꯁꯦ ꯌꯥꯝ ꯀꯨꯏ ꯂꯩꯇꯕꯤꯗ ꯑꯗꯨꯝ ꯆꯠꯈ꯭ꯔꯁꯤ ꯆꯤꯡꯊꯪꯈꯣꯝꯕꯅ ꯉꯁꯤꯗꯤ ꯄꯨꯄꯨꯕꯒꯤ ꯂꯩꯀꯣꯜꯁꯦ ꯃꯤꯁꯦ ꯐꯅꯌꯥꯝ ꯌꯦꯡꯕ ꯂꯥꯛꯄ ꯃꯥꯜꯂꯤ ꯃꯄꯨꯅ ꯍꯣꯏꯅꯦ ꯌꯥꯝꯅ ꯂꯥꯡꯉꯤꯅꯦ ꯉꯁꯤꯗꯤ ꯂꯩ ꯌꯦꯡꯕ ꯂꯥꯛꯄꯗ ꯂꯩ ꯊꯨꯗꯦꯛꯄ ꯂꯩ ꯍꯨꯔꯥꯟꯕ ꯃꯤꯁꯨ ꯃꯌꯥꯝ ꯌꯥꯎꯔꯤꯕꯅꯤꯀꯣ ꯂꯩꯔꯥꯡꯅ ꯄꯨꯄꯨ ꯑꯩ ꯁꯦꯟꯅꯔꯨꯒꯦ ꯁꯥꯐꯕꯅ ꯍꯦꯛꯇ ꯆꯪꯂꯒꯦ ꯑꯗꯨꯒ ꯃꯁꯤꯅ ꯍꯥꯟꯅ ꯃꯦꯜꯂꯒꯦ ꯅꯣꯏꯗꯤ ꯍꯅꯨꯕ ꯍꯅꯨꯕꯤꯗꯣ ꯃꯈꯣꯡ ꯃꯈꯨꯠꯇꯣ ꯁꯠ ꯄꯨꯟꯁꯤꯜꯂꯧꯀꯣ ꯅꯠꯇ꯭ꯔꯗꯤ ꯎꯔꯥꯎ ꯊꯔꯥꯎ ꯇꯧꯔꯛꯀꯅꯤ ꯑꯃꯨꯛ ꯏꯁꯨ ꯅꯨꯄꯤ ꯅꯪ ꯊꯣꯛꯈꯤꯅꯣ ꯁꯤꯗ ꯑꯗꯨꯝ ꯂꯩꯌꯣ ꯀꯅꯥꯅꯣ ꯏꯃꯨꯡꯗ ꯆꯪꯂꯛꯂꯤꯕꯁꯦ ꯁꯥꯐꯕ ꯁꯤꯗꯤ ꯃꯤ 3 ꯁꯨꯏꯅꯦ 3 ꯁꯨꯔꯕꯁꯨ ꯐꯥꯔꯒ ꯄꯨꯟꯁꯤꯜꯂꯣ ꯂꯩꯔꯥꯡꯗꯤ ꯀꯥꯏꯗ ꯂꯩꯈ꯭ꯔꯦ ꯆꯤꯡꯊꯪꯈꯣꯝꯕꯅ ꯉꯔꯥꯡꯒꯤ ꯃꯤꯗꯨꯅꯤꯅꯦ ꯁꯤꯗꯤ ꯌꯦꯔꯥ ꯑꯗꯨꯗꯤ ꯃꯄꯨꯅ ꯆꯤꯡꯊꯪꯈꯣꯝꯕ ꯎꯄꯨꯒꯤ ꯂꯨꯈꯨꯝꯗ ꯂꯤꯆꯩ ꯃꯔꯨ ꯂꯩꯕꯅꯤꯍꯦ ꯑꯌꯣ ꯑꯌꯥ
thongdu lon singkinudana mabokna isu leirang sida laune he saphabana nangna kanano aigi tabakta ayat pipiride ha nang kanano chingthang kombuna nangbu ngarang numidangsu phajana phukibadaine aina ngarangidu nang oire noi kananuma mapana thoklaga moi taido amta kaushilo chalo amta kaushilo sidi yarai ataiduna ayo ima naine sidi naine singthang khombana leirang phaba lakpa mi singdu phuba hemalaktana mapana law khongnaduna loine senthoknare aduga lakminnaba moi ataidu kaurammi singthang khombadi saphabu nupadu makhongna mapaiduna imungdaki mapanda puraga singthore saphabada singthang khombana phuba khupudu ubada moi kharadi kibana loikre ngayak leiraga khulgi mi singsu loine sensilaklammi moi ataina kanano asigi akanmu nupasibo magi mi khupusidi kainom tawemi amana mu hairi khulgi mi singse loine thoknarakle aikhoise lawrusi amana saphabadi madi kamdauba mama mapa hoidoina pau piraga kanjarsani natradi aikhoisu soina dasa taba yarni lao he jelasi saphabana siri ayo ma karigino aiga lakminaba singsina ai tanamnaga loina sengkrisibo singthang khomana mayam sagol tongnu silib singse moi singse amta phabiu moi singse khulgi mi singtuna phawai silib singse amta phaw saphabana he akan nupa ai lale ai amana laksaruke aibu ta thadokbiu mapuna nang kanana tharakpuno singthang khomba masigi misi saru iku marakta makhong makhut pundu laksilo pupu mai thadoke hoi pupu madubati tawbigano ai lale adumai tawbigano ai lale khulgi mi singna moi ahum amasu phaure moi ahum sisu mai thabadi yaukro moi ahumna aikhoi bu mai thabiganu aikhoi lanjare mapuna adudi hayo karigi aigi sunubi phagi tawri saphabana leirangi mamaga aikhoi magana phana ba hairakpani saphabana ki manduna loina haidoraklami saphabagi wadu taraga mapuna masamu singdu yam thun laknaba amuka kaurami aduga hauraba moi maridu khulgi miyam sangduna lampakta pullaga thamlammi numidang thenglakanda leirangi mama mapa masesu saphabagi mama mapa hoisu masa singlau bulaklammi leirangi mapadi yorakpaga mapuna khupangna thadun chairami baba aidi karimta khangdabuni mabokna karigi khangdribano natuna toriba thabaksinse ha karamba mama mapana mitopta masanu pibu phawaidana kanana hainage ha ima aidi asemuri khangdabani leirangi mamana babagi magana khalisibu karino migi masasibu asukthina phubiraga pullaga muk thamlibasibu amta yam thunane laktho hayu nemta babagi liseido amta piro baba leirangi mapuna ngasai tekre thongak se lehobani moi mapa kari muk tawge haribano babagi liseyang libuduba masina leirang nangada sasi nangsida adum leiba yaroi chalasi gasi halake machina leirang nangada sasi nang sida leiba yaroi saphabagi mamana nasanu pipi ni hairaga kari ushna mapsipane saphabagi mamana nasanu pipi ni hairaga karigi asukthina phualibano aigi isa saphabase asidi phumandana musuk muri hemi khulgi mi singna nangi nasase migi nupi angang phanaba phataba thabakse tawna poklaklibro ha sigumba phataba thabakse tawbagi nasase poklaklibro mama mapa singna khonda asidi mui lawaigi lingjel sapmanami khuphu lakpu nadai sadabido
ꯑꯃꯨꯛ ꯇꯧꯔꯛꯇꯅꯀꯣ ꯇꯨꯃꯤꯟ ꯂꯩꯁꯦ ꯑꯗꯨꯒ ꯂꯥꯜꯂꯦꯅ ꯄꯪꯍꯥꯏ ꯍꯥꯏꯁꯤꯀꯣ ꯃꯄꯥꯅ ꯅꯆꯥꯅꯨꯄꯤꯕꯨ ꯃꯤꯉꯣꯟꯗ ꯌꯣꯟꯊꯣꯛꯄꯤ ꯉꯝꯃꯤ ꯅꯪ ꯉꯁꯤꯗꯤ ꯅꯪ ꯐꯨꯊꯔꯒꯦꯅ ꯀꯔꯤꯅꯣ ꯃꯣꯏ ꯃꯄꯥꯅ ꯇꯧꯔꯤꯕꯗꯨꯕꯣ ꯑꯌꯣ ꯑꯁ ꯑꯌꯣ ꯏꯃꯥ ꯑꯌꯣ ꯅꯥꯏꯌꯦ ꯃꯤ ꯀꯔꯤꯅꯣ ꯃꯤ ꯃꯄꯥ ꯅꯪꯕꯣ ꯃꯁꯤꯅ ꯀꯩꯅꯣ ꯄꯥꯕꯕꯨ ꯉꯥꯎꯔꯕ꯭ꯔꯣ 이마ꯗ ꯐꯨꯔꯤꯗꯨꯕꯣ ꯅꯪꯁꯨꯅꯤ ꯐꯨꯗꯣꯏꯁꯤ ꯄꯥꯕ ꯐꯨꯔꯛꯀꯅꯨ ꯑꯌꯣ ꯑꯁ ꯐꯨꯕꯁꯤꯗꯤ ꯌꯥꯝ ꯅꯥꯏꯅ ꯁꯤꯗꯤ ꯑꯁ ꯄꯥꯕ ꯂꯩꯔꯥꯡꯒꯤ ꯃꯄꯥꯅ ꯃꯃꯥꯒ ꯃꯆꯦꯒꯗꯨ ꯃꯤꯃꯥꯡ ꯇꯨꯃꯥꯡ ꯈꯪꯗꯕꯤꯗ ꯇꯞ ꯇꯥꯈꯩ ꯐꯨꯔꯝꯃꯤ ꯐꯨꯕ ꯍꯦꯜꯂꯛꯇꯅ ꯂꯥꯜꯂꯦ ꯍꯥꯏꯅ ꯀꯞꯇꯨꯅ ꯍꯥꯏꯖꯕꯗꯒꯤ ꯃꯄꯨꯅ ꯈꯥꯝꯗꯨꯅ ꯑꯃꯨꯛ ꯍꯟꯅ ꯈꯨꯜꯁꯤ ꯂꯥꯛꯇꯅꯕ ꯍꯥꯏꯔꯒ ꯃꯣꯏꯁꯤꯡꯗꯨ ꯇꯥꯟꯈꯤꯔꯝꯃꯤ ꯑꯗꯨꯅ ꯅꯨꯃꯤꯠꯁꯤꯗꯒꯤ ꯃꯃꯥꯒ ꯃꯆꯦꯒꯗꯨ ꯂꯝꯁꯨ ꯍꯦꯟꯈꯤꯗ꯭ꯔꯦ ꯂꯥꯛꯁꯨ ꯂꯥꯛꯈꯤꯗ꯭ꯔꯦ ꯁꯥꯐꯕꯗꯤ ꯅꯨꯄꯤ ꯁꯨꯛꯊꯤ ꯊꯤꯔꯣꯏ ꯍꯥꯏꯅ ꯋꯥꯁꯛꯇꯨꯅ ꯄꯨꯈ꯭ꯔꯦ ꯑꯁꯨꯝꯅ ꯅꯨꯃꯤꯠ ꯈꯔꯅꯤ ꯍꯧꯈ꯭ꯔꯦ ꯍꯧꯖꯤꯛꯇꯤ ꯂꯩꯔꯥꯡ ꯆꯤꯡꯊꯪꯈꯣꯝꯕꯒꯁꯨ ꯅꯨꯡꯁꯤꯅꯔꯛꯇꯨꯅ ꯂꯩꯀꯣꯜ ꯑꯗꯨ ꯄꯨꯟꯅ ꯁꯦꯟꯅꯃꯤꯟꯅꯔꯝꯃꯤ ꯃꯣꯏ ꯑꯅꯤꯒꯤ ꯅꯨꯡꯁꯤꯕꯗꯨ ꯎꯔꯒ ꯃꯕꯣꯛꯀ ꯃꯄꯨꯒꯗꯤ ꯌꯥꯝꯅ ꯍꯔꯥꯎꯖꯔꯝꯃꯤ ꯂꯩꯔꯥꯡꯒꯤ ꯃꯄꯥꯁꯨ ꯍꯦꯛ ꯂꯥꯛꯇꯨꯅ ꯂꯩꯔꯥꯡꯒꯤ ꯃꯄꯥꯒ ꯃꯃꯥꯒꯗꯨ ꯂꯩꯔꯥꯡꯒꯤ ꯃꯄꯥꯁꯨ ꯍꯦꯛ ꯂꯥꯛꯇꯨꯅ ꯂꯩꯔꯥꯡꯒꯤ ꯃꯄꯨꯒ ꯃꯕꯣꯛꯀꯗꯨ ꯌꯦꯡꯁꯤꯟꯕꯤꯔꯝꯃꯤ ꯑꯗꯨꯒ ꯃꯄꯥꯅꯁꯨ ꯆꯤꯡꯊꯪꯈꯣꯝꯕꯕꯨ ꯃꯆꯥꯅꯨꯄꯤ ꯂꯩꯔꯥꯡꯒꯤꯗꯃꯛ ꯍꯔꯥꯎꯅ ꯌꯥꯔꯝꯃꯤ ꯆꯍꯤ ꯑꯃꯒꯤ ꯃꯇꯨꯡꯗꯗꯤ ꯂꯩꯔꯥꯡꯒ ꯆꯤꯡꯊꯪꯈꯣꯝꯕꯒ ꯃꯣꯏ ꯑꯅꯤꯕꯨ ꯃꯄꯨꯒ ꯃꯕꯣꯛꯀ ꯃꯄꯥꯒꯅ ꯂꯨꯍꯣꯡꯕꯤꯔꯝꯃꯤ ꯑꯗꯨꯒ ꯂꯩꯔꯥꯡꯒꯤ ꯃꯄꯥꯅ ꯃꯄꯨ ꯃꯕꯣꯛꯀꯤ ꯃꯅꯥꯛꯇ ꯐꯖꯔꯕ ꯌꯨꯝ ꯑꯃ ꯁꯥꯕꯤꯗꯨꯅ ꯅꯨꯡꯉꯥꯏꯅ ꯄꯨꯟꯅ ꯂꯩꯈꯤꯔꯝꯃꯤ ꯂꯣꯛꯇꯥꯛ ꯄꯥꯠꯀꯤ ꯏꯌꯥꯏꯗ ꯇꯥꯎꯗꯨꯅ ꯂꯩꯔꯤꯕ ꯐꯨꯝꯗꯤꯁꯤꯡ ꯑꯗꯨꯒꯤ ꯃꯔꯛꯇ ꯈꯔ ꯄꯥꯛꯄ ꯆꯥꯎꯕ ꯐꯨꯝꯗꯤ ꯑꯃꯒꯤ ꯃꯊꯛꯇ ꯀꯦꯒꯦ ꯁꯥꯕꯤ ꯁꯥꯅꯧ ꯑꯅꯤꯈꯛ ꯃꯥꯂꯪ ꯏꯄꯣꯝ ꯂꯥꯡꯗꯨꯅ ꯅꯨꯡꯁꯤ ꯋꯥꯔꯤ ꯁꯥꯟꯅꯗꯨꯅ ꯂꯩꯔꯔꯤ ꯄꯥꯈꯪ ꯃꯥꯒꯤ ꯀꯣꯂꯣꯏꯅ ꯃꯥꯟꯖꯅ ꯂꯥꯡꯂꯦꯟꯗ ꯌꯦꯡꯗꯨꯅ ꯇꯞꯅ ꯍꯥꯏ ꯅꯪ ꯑꯩꯅ ꯊꯥꯅꯈꯤꯕ ꯃꯇꯝꯗꯣ ꯀꯨꯏꯁꯤꯜꯂꯛꯇ꯭ꯔꯕꯅꯤꯀꯣ ꯌꯥꯝꯅ ꯋꯥꯠꯂꯤ ꯀꯩꯅꯣ ꯊꯥ 11 ꯍꯦꯟꯅ ꯋꯥꯠꯂꯤ ꯂꯦꯞꯄ ꯅꯥꯏꯗꯅ ꯆꯠꯄ ꯃꯇꯝꯅꯤ ꯅꯪ ꯑꯩꯅ ꯑꯁꯨꯝꯅ ꯂꯩꯔꯛꯂꯤꯕꯁꯦ ꯆꯍꯤ ꯀꯌꯥ ꯁꯨꯔꯦ ꯅꯪ ꯈꯪꯍꯧꯕ꯭ꯔꯥ ꯑꯗꯨꯕꯨꯗꯤ ꯈꯪꯍꯧꯗꯦ ꯑꯗꯨꯉꯩ ꯅꯪꯅ ꯍꯪꯒꯦꯟ ꯏꯟꯕꯨ ꯊꯥꯗꯨꯅ ꯂꯦꯝꯂꯩ ꯉꯥꯕꯨ ꯐꯥꯔꯝ ꯑꯩꯅ ꯂꯣꯛꯇꯥꯛꯇ ꯀꯨꯝꯂꯛꯄꯗ ꯅꯪꯒ ꯏꯍꯥꯟ ꯍꯥꯟꯅ ꯊꯦꯡꯅꯈꯤꯕꯗꯣ ꯉꯔꯥꯡꯇ ꯑꯣꯏꯔꯕꯣꯏ ꯅꯤꯡꯏ ꯅꯨꯡꯁꯤꯀꯣ ꯃꯇꯝꯗꯣ ꯑꯃꯨꯛ ꯍꯜꯂꯛꯂꯔꯣꯏꯀꯣ ꯂꯥꯡꯂꯦꯟ ꯑꯩꯒꯤ ꯃꯤꯠꯇ ꯍꯧꯖꯤꯛ ꯎꯔꯤꯕꯁꯦ ꯑꯩꯈꯣꯏ ꯑꯅꯤꯒꯤ ꯄꯟꯊꯨꯡ ꯑꯗꯨꯇꯅꯤ ꯅꯪꯒꯤ ꯄꯟꯊꯨꯡꯒ ꯂꯥꯛꯏ ꯑꯩ ꯅꯉꯣꯟꯗ ꯋꯥ ꯑꯃ ꯇꯝꯕꯤꯒꯦ ꯀꯔꯤ ꯋꯥꯅꯣ ꯍꯦꯛꯇ ꯍꯥꯏꯌꯨ ꯂꯥꯡꯂꯦꯟꯅ ꯃꯥꯟꯖꯒꯤ ꯃꯐꯝꯗ ꯋꯥꯐꯝ ꯑꯃ ꯍꯥꯏꯔꯝꯃꯤ ꯍꯟꯗꯛꯇꯤ ꯑꯩꯒꯤ ꯏꯁꯥꯁꯦ ꯀꯔꯤꯅꯣꯃ ꯏꯇꯧ ꯇꯧꯏ ꯃꯪꯍꯥꯗ ꯃꯁꯛ ꯈꯪꯗꯕ ꯅꯨꯄꯤ ꯑꯃ ꯇꯣꯏꯅ ꯎꯏ ꯆꯥꯕꯁꯨ ꯊꯛꯄꯁꯨ ꯏꯌꯥ ꯌꯥꯗꯕꯒꯨꯝ ꯇꯧꯏ ꯅꯥꯔꯝꯗꯥꯏ ꯑꯣꯏꯔꯝꯒꯅꯤ ꯅꯥꯔꯝꯗꯥꯏꯒꯤ ꯅꯠꯇꯦ ꯑꯗꯨꯗꯤ ꯀꯔꯤꯒꯤ ꯑꯣꯏꯗꯣꯏꯕ ꯑꯩꯁꯨ ꯈꯪꯗꯦ ꯑꯗꯨꯕꯨ ꯐꯅꯗꯤ ꯅꯨꯡꯉꯥꯏꯇ꯭ꯔꯦ ꯀꯔꯤꯒꯨꯝꯕ ꯀꯥꯟꯗ ꯑꯩꯒꯤ ꯃꯤꯠꯇ ꯂꯥꯏꯁꯪ ꯑꯃ ꯍꯦꯛ ꯎꯏ ꯂꯥꯡꯂꯦꯟ ꯑꯗꯨꯗꯤ ꯅꯪꯒꯤꯁꯤ ꯅꯪꯅ ꯎꯔꯤꯕ ꯂꯥꯏꯁꯪꯗꯨꯗ ꯆꯠꯇꯨꯅ ꯂꯥꯏ ꯈꯨꯔꯨꯝꯃ ꯀꯩꯅ ꯍꯥꯏꯔꯤꯕ ꯖꯥꯠꯂꯣ ꯑꯩꯁꯨ ꯑꯗꯨꯃꯥꯏꯅ ꯈꯜꯂꯤ ꯑꯗꯨꯕꯨ ꯂꯨꯔꯤꯕꯗꯤ ꯑꯩꯅ ꯎꯔꯤꯕ ꯂꯥꯏꯁꯪꯁꯦ ꯀꯔꯤ ꯂꯝꯗ ꯂꯩꯒꯦ ꯍꯥꯏꯕ ꯑꯩ ꯈꯪꯗꯦ ꯑꯗꯨꯗꯤ ꯀꯃꯥꯏꯅ ꯇꯧꯕ ꯏꯃꯥꯒ ꯄꯥꯕꯒꯗꯁꯨ ꯃꯐꯝꯁꯦ ꯑꯩꯅ ꯍꯥꯏꯗꯣꯛꯇꯦ ꯂꯣꯠꯁꯤꯟꯗꯨꯅ ꯊꯝꯕꯅ ꯃꯗꯨꯒꯤ ꯋꯥꯗꯣ ꯀꯩꯁꯨ ꯀꯥꯟꯅꯔꯣꯏꯗ ꯑꯗꯨꯒꯤ ꯁꯔꯨꯛ ꯏꯃꯥꯗ ꯐꯖꯅ ꯍꯥꯏꯔꯣ ꯏꯃꯥ ꯍꯣꯏꯅ ꯃꯐꯝꯗꯣ ꯈꯪꯂꯝꯕꯁꯨ ꯀꯅꯥꯅ ꯈꯪꯄꯣꯠꯅꯣ ꯇꯥꯃꯥꯟꯖꯥ ꯑꯩꯒꯤ ꯊꯃꯣꯏꯅ ꯆꯤꯡꯅꯕ ꯑꯃꯗꯤ ꯂꯩ ꯀꯔꯤꯕꯨꯅꯣ ꯑꯗꯨꯕꯨ ꯂꯥꯡꯂꯦꯟ ꯃꯥꯒꯤ ꯃꯊꯃꯣꯏꯅꯨꯡꯗ ꯆꯤꯡꯅꯔꯤꯕ ꯋꯥꯐꯝ ꯑꯗꯨꯃꯗꯤ ꯃꯍꯥꯛ ꯃꯥꯟꯖꯒꯤ ꯃꯐꯝꯗ ꯍꯥꯏꯗꯣꯛꯇ꯭ꯔꯦ ꯃꯥꯒꯤ ꯄꯨꯟꯁꯤꯗ ꯑꯍꯣꯡꯕ ꯈꯔ ꯂꯥꯛꯂꯦ ꯑꯍꯣꯡꯕꯁꯤꯅ ꯃꯥꯒꯤ ꯄꯨꯛꯅꯤꯡ ꯋꯥꯈꯜ ꯂꯩꯇꯥꯍꯟꯗꯦ ꯃꯐꯝꯗꯨꯗ ꯉꯥꯏꯍꯥꯛ ꯋꯥꯔꯤ ꯁꯥꯟꯅꯔꯕ ꯃꯇꯨꯡꯗ ꯂꯥꯡꯂꯦꯟꯅ ꯇꯥꯃꯥꯟꯖꯥ ꯆꯠꯂꯁꯦ ꯑꯩ ꯁ꯭ꯋꯥꯏꯗ ꯂꯩꯅꯤꯡꯗ꯭ꯔꯦ ꯅꯪꯕꯨ ꯂꯥꯡꯂꯦꯟ ꯃꯥꯒꯤ ꯃꯁꯥꯗꯨ ꯁ꯭ꯋꯥꯏ ꯂꯥꯎꯔꯛꯄꯒꯨꯝꯅ ꯃꯍꯥꯛ ꯃꯐꯝꯗꯨ ꯂꯩꯊꯅꯤꯡꯗ꯭ꯔꯦ ꯄꯨꯛ ꯍꯧꯒꯠꯇꯨꯅ ꯂꯩꯔꯤꯕ ꯍꯤꯗꯨꯗ ꯃꯍꯥꯛ ꯀꯥꯈꯠꯂꯤ ꯃꯥꯟꯖꯁꯨ ꯀꯥꯈꯠꯂꯤ ꯍꯤꯗꯨ ꯍꯣꯟꯗꯣꯛꯄ ꯍꯧꯏ ꯃꯥꯅ ꯍꯪꯉꯤ ꯅꯪꯕꯨ ꯅꯁꯥ ꯅꯨꯡꯉꯥꯏꯇ꯭ꯔꯕꯣ ꯂꯥꯡꯂꯦꯟꯅ ꯀꯩꯁꯨ ꯇꯧꯗꯦ ꯍꯥꯏꯅ ꯑꯗꯨꯃꯛ ꯈꯨꯝꯃꯤ ꯃꯥꯟꯖꯅ ꯃꯈꯥ ꯇꯥꯏ ꯌꯨꯝ ꯌꯧꯔꯒ ꯐꯖꯅ ꯄꯣꯊꯥꯔꯣ ꯇꯨꯃꯤꯟꯅ ꯂꯩꯅꯩ ꯍꯤꯗꯨ ꯁꯨꯝ ꯍꯣꯟꯗꯣꯔꯛꯄꯅ ꯍꯤ ꯊꯥꯡꯐꯝ ꯌꯧꯔꯦ ꯍꯤ ꯈꯥꯝꯂꯦ ꯂꯥꯡꯂꯦꯟ ꯀꯨꯝꯊꯩ ꯃꯥꯟꯖꯕꯨ ꯌꯦꯡꯗꯨꯅ ꯑꯩ ꯆꯠꯂꯦꯀꯣ ꯇꯥꯃꯥꯟꯖꯥ ꯂꯥꯡꯂꯦꯟ ꯃꯌꯨꯝꯂꯣꯝꯗ ꯆꯠꯈ꯭ꯔꯦ ꯃꯥꯟꯖꯥ ꯃꯊꯃꯣꯏꯅꯨꯡꯗ ꯏꯅꯨꯡꯗ ꯅꯨꯡꯉꯥꯏꯇ ꯃꯍꯥꯛ ꯌꯦꯡꯗꯨꯅ ꯂꯩꯍꯧꯏ ꯂꯥꯡꯂꯦꯟ ꯃꯌꯨꯝ ꯇꯝꯅ ꯊꯨꯅ ꯆꯠꯂꯤ ꯃꯌꯨꯝ ꯍꯦꯛ ꯌꯧꯕꯒ
imungde sangki magi phamjau adu long hekta hipthakri langlengi mama maipakpi thongalomdagi changlei mapureiba kunjona ingkholda leipak tawri maipakpina mapureiba hangi makhoi pabung nasanupidubu halakrabro halakrabani o halakrabadi yare nangbu kari hainaraklage ho kari bu hainani haibagi siki ema phabu henkalu yarakti adubudi kadaida yaraklani haibagi siki adugi damuktani akhoi laloliba ingkholdubu hawai singwai thaba horase hairibro hayingdagira kaina horase aidi wari maipakpi sangsinduna dhariduda phamthai kunjosu yompakto thamladuna thoglei magi nupigi manakta phamthai asongi phaidom masa simaga tawba loribadi yare pot thaba hoba hoise humangakta bungairi tawribasi ha khangdre mama ayuk nganta hogotlaga pata nga kaiba amuk chat halaklagana yumgi thabuk mayam amamu ichanupa amatang yaujaramlabadi kayada phagani ho aisune ichanupa pami poktabasibu ainaro aikhoi ani ichanupa amatang phangnaba haidana lai kayadi khurumkibani adubu adum oikhidrene hona sanupi ma yauribase masi yare masu isani kaidorage hoi hoi makhoi ani masa langlenbu mathanta poi haiduna yamna luna tawjarami maipakpi imungda sangi chakhomlomda sangduna cheng khara khapke tawrambani lairiba yangkoktu paiduna masanupibu tanaba hai langlen nangbu phi saba loisine haibadaine ngahak sarodana thumok amaga paiduna mahak mapalda thoi sumang masiduda chengkhapi mahak kunjona ingkholdu makha tan tawba loisili maipakpina masi tholaktene he amuk tumsiliba sala mabo numidang waramda tumsinganu haina haibase masi mana khak lawde wani masibo maipakpi haugatuna imungda sangi masanupi kada sangduna bema nangba haugatlune maipakpi mamituna masagi phamungda yenglu matamda magi masanupina onthokpa phibam amada leramlibadu mahak uri mahaki masada swai lawi imagi langlen kaino nana tawribasibo langlen makhoi kutum anidu chena tasinduna mamit mana sejet usinduna masa pumba thak thak niktu leiri yengbada amaibi laitongbaga chap manakre maipakpina mapureibu tanaba lawi makhoi pabu nasanubisi kaino matawkre amta thuna lakpiyo langlena makhut masadu niktuna makhul thokna hai nang aiki nak chaklakano karino nang na haribudubo imane kunjo thuna masagi kada changlei masanupina taramli matawdu ubada mahak ngai ipagi bema karino nangi matawsibo langlena aiki imana aibu kaure ai imagi nak chatpike ima se leiribasidi se amda tapthawo imagi bema se ima leiribasidi mama pa oiriba makhoi anigi thamoida masagi matawdu ubada wahang kayana yomkhri kunjona magi nupida mama isagi matawsibu makhoi pabu isa sibu langlen masado thekalei mahak haugalei makhut masa hai haiduna mahak chenthoknabu hotnai mama nasagi mukhuse amta phawni nangwa masagi makhuna tasiliba dumadi laktukbu sunganglamde is kamai tongi sidi langlena ai chatpike ai bu phakano ai ki ima hoi pina ai bu kaupane ai chatke se isa sat payaroi ima se lei isa sat payar langlen magi masada lai tongle masado thak thak niktuna makhuto muk thangatuna mana sakadaba mai ka yingdu leiri kunjona ai isi bongta thuna kaurkige asa ai thanta kamai lehugado ibanu isa se sumani sum lebdi yaroine ai thurake kunjo thuna mapalda thokre mai pakpi pakhatna lehawi langlen masinta murum sonba lepte kari haribano haibadumadi khangba ngamde mai pakpina masagi mihuldu phathana bakana honai kunjo thuna seli makhoidagi thongal ahumuk chatlaga leiba amaibi oiba magi mase thagogi manakta na cheli kunjona chensinduna je isanupido kainoma tahore ong tai khoi disasi thagoina nasanupi kaidoragene ije ai haipam khaktre lai tongba magumna makhut masado thak thak niklaga lehawi ha isa langlen mo
ꯏꯆꯦ ꯑꯃꯨꯛꯇ ꯊꯨꯅ ꯆꯠꯁꯤ ꯃꯈꯣꯏ ꯑꯅꯤ ꯊꯨꯅ ꯂꯥꯛꯏ ꯊꯥꯒꯣꯏ ꯏꯃꯨꯡꯗ ꯆꯪꯏ ꯂꯥꯡꯂꯦꯟꯅ ꯑꯣꯏꯔꯝꯂꯤꯕ ꯃꯇꯧꯗꯨ ꯃꯍꯥꯛ ꯎꯔꯤ ꯃꯗꯨ ꯎꯕꯗ ꯃꯍꯥꯛ ꯀꯔꯤꯅꯣ ꯍꯥꯏꯕ ꯈꯪꯂꯤ ꯀꯨꯟꯖꯣꯗ ꯍꯥꯏ ꯀꯨꯟꯖꯣ ꯇꯥꯏꯔꯦꯟ ꯄꯨꯡꯐꯥꯏ ꯑꯃꯨꯛꯇ ꯍꯦꯛꯂꯣ ꯑꯗꯨꯒ ꯃꯥꯏꯄꯥꯛꯄꯤ ꯏꯁꯤꯡ ꯈꯨꯖꯥꯏ ꯑꯁꯦꯡꯕ ꯑꯃꯇ ꯄꯨꯊꯣꯔꯛꯎ ꯃꯈꯣꯏ ꯑꯅꯤ ꯊꯣꯛꯈꯤ ꯊꯥꯒꯣꯏꯅ ꯂꯥꯡꯂꯦꯟꯒꯤ ꯃꯁꯥꯗꯨ ꯐꯥꯖꯤꯟꯗꯨꯅ ꯍꯥꯏ ꯏꯃꯥ ꯅꯆꯥ ꯅꯝꯃꯨ ꯃꯍꯥꯛꯇꯤ ꯀꯔꯤꯁꯨ ꯈꯪꯖꯕ ꯅꯠꯇꯦ ꯏꯃꯥꯅ ꯃꯉꯣꯟꯗ ꯀꯥꯏꯗꯣꯡ ꯂꯩꯔꯤꯕꯁꯤꯕꯨ ꯀꯔꯤꯒꯤꯅꯣ ꯏꯃꯥ ꯁꯦ ꯃꯤꯍꯨꯜ ꯈꯣꯡꯖꯦꯜꯁꯦ ꯑꯃꯨꯛꯇ ꯍꯟꯊꯕꯤꯔꯣ ꯈꯪꯖꯕ ꯂꯩꯋꯥ ꯑꯃ ꯍꯥꯏꯐꯦꯠ ꯁꯣꯜꯂꯤ ꯃꯥꯏꯄꯥꯛꯄꯤꯅ ꯏꯁꯤꯡ ꯈꯨꯖꯥꯏ ꯑꯃ ꯄꯨꯗꯨꯅ ꯆꯪꯂꯛꯏ ꯀꯨꯟꯖꯣꯁꯨ ꯆꯪꯂꯛꯏ ꯏꯆꯦ ꯁꯤꯗ ꯂꯩꯖꯔꯤ ꯀꯗꯥꯏ ꯇꯥꯏꯔꯦꯟ ꯄꯨꯡꯐꯥꯏꯗꯨ ꯂꯧꯗꯨꯅ ꯏꯁꯤꯡ ꯑꯁꯦꯡꯕꯗꯨ ꯂꯨꯞꯇꯨꯅ ꯂꯩꯋꯥ ꯑꯃꯃꯨꯛ ꯁꯣꯜꯂꯤ ꯑꯗꯨꯒ ꯇꯥꯏꯔꯦꯟ ꯄꯨꯡꯐꯥꯏ ꯃꯇꯣꯟꯗꯨꯅ ꯂꯥꯡꯂꯦꯟꯒꯤ ꯃꯁꯥꯗ ꯀꯜꯂꯤ ꯍꯜꯂꯣ 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 ꯏꯁꯤꯡ ꯈꯖꯤꯛ ꯑꯃ ꯃꯥꯒꯤ ꯃꯆꯤꯟꯗ ꯇꯥꯍꯜꯂꯤ ꯍꯜꯂꯣ ꯍꯜꯂꯣ ꯑꯁꯨꯝꯅ ꯇꯧꯔꯕꯗ ꯂꯥꯡꯂꯦꯟ ꯃꯤꯍꯨꯜ ꯈꯔ ꯇꯞꯊꯔꯛꯏ ꯃꯈꯨꯠ ꯃꯁꯥ ꯅꯤꯛꯄꯗꯨ ꯂꯦꯞꯈ꯭ꯔꯤ ꯂꯩꯃꯥꯏꯗ ꯇꯥꯗꯨꯅ ꯂꯩꯔꯤ ꯊꯥꯒꯣꯏꯅ ꯃꯥꯒꯤ ꯃꯈꯨꯠꯇꯨꯅ ꯂꯥꯡꯂꯦꯟꯒꯤ ꯃꯃꯥꯏ ꯃꯃꯤꯠꯇꯨꯗ ꯅꯥꯟꯊꯩ ꯃꯥꯏꯄꯥꯛꯄꯤꯅ ꯄꯥꯈꯠꯅ ꯏꯆꯦ ꯏꯆꯥꯒꯤ ꯃꯇꯧ ꯑꯁꯤꯕꯨ ꯀꯔꯤꯅꯣ ꯃꯄꯥ ꯀꯨꯟꯖꯣꯁꯨ ꯄꯥꯈꯠꯄ ꯂꯦꯞꯇ꯭ꯔꯤ ꯊꯥꯒꯣꯏꯅ ꯍꯥꯏ ꯂꯥꯏ ꯅꯨꯡꯁꯤꯠ ꯀꯥꯡꯕ ꯍꯧꯔꯤꯕꯅꯤ ꯍꯥ ꯑꯩꯒꯤ ꯏꯆꯥꯕꯣ ꯃꯥꯏꯄꯥꯛꯄꯤꯅ ꯏꯆꯦ ꯃꯃꯥꯡꯗ ꯑꯃꯨꯛꯇ ꯑꯁꯨꯝꯅ ꯇꯧꯈꯤꯕ ꯂꯩꯇꯦ ꯍꯟꯗꯛ ꯃꯔꯛ ꯑꯩꯅ ꯏꯆꯥꯁꯤ ꯎꯕꯗ ꯑꯅꯝ ꯑꯍꯥ ꯏꯁꯨ ꯁꯨꯕꯒꯨꯝꯅ ꯎꯏ ꯊꯣꯏꯅ ꯍꯦꯟꯅꯁꯨ ꯈꯟꯖꯤꯟꯈꯤꯅꯨꯁꯦ ꯀꯔꯝ ꯇꯧꯕꯅꯣ ꯍꯥꯏꯕꯗꯣ ꯃꯑꯣꯡ ꯌꯦꯡꯁꯤ ꯅꯠꯇꯦ ꯏꯆꯦ ꯏꯆꯥꯒꯤꯁꯤꯕꯨ ꯑꯃꯨꯛ ꯇꯧꯔꯛꯈꯤꯒꯗ꯭ꯔꯥ ꯍꯥꯏꯕ ꯉꯝꯗꯦ ꯃꯗꯣ ꯃꯥꯒꯤ ꯃꯁꯥꯗ ꯅꯨꯡꯁꯤꯠ ꯑꯃ ꯏꯔꯣꯏ ꯂꯣꯏꯅꯈ꯭ꯔꯦ ꯑꯁꯨꯛ ꯀꯨꯏ ꯃꯇꯝꯁꯤ ꯇꯧꯗ꯭ꯔꯒ ꯍꯧꯖꯤꯛ ꯂꯩꯁꯥꯕꯤ ꯐꯥꯔꯕ ꯀꯥꯟꯁꯤꯗ ꯇꯧꯔꯤꯕꯁꯤꯕꯨ ꯏꯆꯦ ꯃꯗꯨꯒꯤꯗꯤ ꯄꯤꯁꯛ ꯄꯤꯛꯂꯤꯉꯩꯗꯒꯤ ꯍꯧꯅ ꯇꯧꯕ ꯃꯤꯁꯨ ꯌꯥꯎꯏ ꯃꯌꯨꯝ ꯃꯀꯩ ꯄꯥꯜꯂ ꯃꯇꯨꯡꯗ ꯑꯁꯨꯝꯅ ꯇꯧꯕ ꯃꯤꯁꯨ ꯂꯩꯔꯤꯕꯁꯤꯗꯤ ꯍꯌꯦꯡꯁꯦ ꯃꯥꯕꯨ ꯄꯨꯗꯨꯅ ꯑꯩꯈꯣꯏꯗ ꯂꯥꯛꯑꯣ ꯑꯩ ꯂꯥꯏ ꯈꯨꯔꯨꯝꯗꯨꯅ ꯌꯦꯡꯒꯦ ꯍꯣꯏ ꯏꯆꯦ ꯑꯗꯣ ꯏꯆꯥꯅ ꯍꯧꯖꯤꯛ ꯄꯟꯈꯤꯕꯗ ꯃꯃꯥꯒꯤ ꯃꯅꯥꯛꯇ ꯆꯠꯀꯦ ꯍꯥꯏꯕ꯭ꯔꯥ ꯀꯔꯤꯅꯣ ꯃꯗꯨꯅ ꯀꯔꯤ ꯍꯥꯏꯔꯤꯕꯅꯣ ꯏꯆꯦ ꯃꯥꯏꯄꯥꯛꯄꯤ ꯃꯗꯨ ꯄꯨꯝꯕ ꯂꯥꯏ ꯇꯥꯏꯔꯒ ꯈꯪꯂꯅꯤ ꯏꯆꯦ ꯃꯥꯕꯨ ꯑꯃꯨꯛꯇ ꯍꯧꯒꯠꯁꯤ ꯐꯃꯨꯡꯗ ꯍꯤꯞꯍꯟꯁꯤ ꯂꯥꯡꯂꯦꯟꯕꯨ ꯆꯤꯡꯈꯠꯇꯨꯅ ꯐꯃꯨꯡꯗ ꯍꯤꯞꯍꯜꯂꯤ ꯊꯥꯒꯣꯏꯅ ꯂꯥꯡꯂꯦꯟꯒꯤ ꯃꯤꯍꯨꯜ ꯄꯥꯏꯗꯨꯅ ꯌꯦꯡꯉꯤ ꯑꯁꯤꯒꯨꯝꯕ ꯁꯤꯟꯐꯝꯁꯤꯗ ꯆꯍꯤ ꯀꯌꯥ ꯂꯩꯔꯛꯂꯕꯅꯤꯅ ꯏꯔꯥꯏ ꯂꯥꯏꯅ ꯍꯦꯛꯇ ꯈꯪꯂꯤ ꯑꯗꯨꯕꯨ ꯋꯥꯐꯝꯗꯨꯃꯗꯤ ꯃꯈꯣꯏ ꯑꯅꯤꯗ ꯍꯥꯏꯔꯝꯗ꯭ꯔꯦ ꯃꯍꯥꯛ ꯆꯠꯈ꯭ꯔꯦ ꯀꯨꯟꯖꯣꯒ ꯃꯥꯏꯄꯥꯛꯄꯤꯒ ꯃꯈꯣꯏ ꯑꯅꯤꯒꯤ ꯃꯊꯃꯣꯏꯗꯤ ꯍꯦꯟꯅ ꯍꯦꯟꯗꯨꯝ ꯋꯥꯔꯛꯂꯤ ꯂꯥꯡꯂꯦꯟ ꯇꯨꯃꯤꯟꯅ ꯍꯤꯞꯂꯒ ꯂꯩꯔꯤ ꯑꯍꯤꯡ ꯑꯗꯨꯃ ꯃꯈꯣꯏ ꯑꯅꯤ ꯇꯨꯝꯕ ꯌꯥꯗꯅ ꯍꯧꯖꯤꯟꯈ꯭ꯔꯤ ꯃꯊꯪꯒꯤ ꯑꯌꯨꯛꯅꯤ ꯀꯨꯟꯖꯣꯒ ꯃꯥꯏꯄꯥꯛꯄꯤꯒ ꯃꯈꯣꯏ ꯑꯅꯤ ꯋꯥꯔꯤ ꯀꯌꯥ ꯁꯥꯟꯅꯔꯤ ꯀꯨꯟꯖꯣꯅ ꯍꯥꯏ ꯏꯆꯦꯅ ꯃꯥꯒꯤ ꯃꯅꯥꯛꯇ ꯄꯨꯔꯛꯎ ꯍꯥꯏꯕꯗꯣ ꯄꯨꯔꯨꯔꯁꯤ ꯑꯗꯨꯒ ꯀꯔꯤ ꯍꯥꯏꯔꯛꯄꯅꯣ ꯍꯥꯏꯕꯗꯣ ꯌꯦꯡꯂꯁꯤ ꯃꯁꯤꯗ ꯃꯥꯏꯄꯥꯛꯄꯤꯅ ꯍꯥꯏ ꯃꯈꯣꯏ ꯄꯥꯕꯨꯡ ꯑꯩꯒꯤ ꯏꯆꯥꯅꯨꯄꯤꯁꯤꯕꯨ ꯃꯈꯣꯏꯒꯤ ꯑꯃꯥꯏꯕꯤ ꯀꯥꯏꯅ ꯍꯥꯏꯅꯕꯗꯣ ꯑꯗꯨ ꯑꯣꯏꯔꯗꯧꯕ ꯖꯥꯠꯂꯥ ꯑꯗꯨꯝꯅꯒ ꯑꯣꯏꯔꯕꯗꯤ ꯑꯩꯗꯤ ꯂꯣꯏꯔꯦꯗꯅ ꯑꯩꯗꯤ ꯃꯗꯨꯃ ꯁꯨꯛꯄꯥꯝ ꯍꯦꯛ ꯄꯥꯝꯖꯗꯦ ꯑꯩꯁꯨꯅꯤꯅꯦ ꯄꯥꯝꯗꯦꯅꯦ ꯃꯃꯥ ꯏꯆꯦꯗ ꯌꯦꯡꯍꯜꯂꯒ ꯂꯣꯏꯅ ꯈꯪꯂꯅꯤꯁꯤ ꯍꯦ ꯏꯁꯣꯔ ꯏꯆꯥꯕꯨ ꯑꯗꯨꯝꯅꯗꯤ ꯑꯣꯏꯍꯟꯕꯤꯔꯝꯒꯅꯨꯀꯣ ꯍꯣꯏꯅꯦ ꯂꯥꯛꯑꯣꯅꯦ ꯅꯆꯥꯅꯨꯄꯤꯕꯨ ꯄꯨꯊꯣꯛꯄꯤꯔꯛꯑꯣ ꯃꯥꯏꯄꯥꯛꯄꯤ ꯃꯆꯥꯅꯨꯄꯤꯒꯤ ꯀꯥꯗ ꯆꯪꯉꯤ ꯂꯥꯡꯂꯦꯟ ꯐꯃꯨꯡꯗꯨꯗ ꯍꯤꯞꯂꯒ ꯂꯩꯔꯤ ꯃꯥꯏꯄꯥꯛꯄꯤꯅ ꯆꯪꯁꯤꯟꯗꯨꯅ ꯕꯦꯝꯃ ꯂꯥꯛꯑꯣ ꯏꯃꯥꯒꯅꯦ ꯅꯅꯦ ꯍꯣꯏꯗ ꯆꯠꯂꯨꯁꯤ ꯂꯥꯡꯂꯤꯅ ꯇꯞꯅ ꯏꯃꯥ ꯑꯩ ꯇꯜꯂꯤꯗ ꯍꯩ ꯇꯟꯕ ꯌꯥꯕ ꯅꯠꯇꯦꯅꯦ ꯑꯗꯨꯝꯅ ꯂꯩꯕ ꯌꯥꯔꯣꯏꯅꯦ ꯅꯥꯔꯤꯕꯗꯣ ꯂꯥꯏꯗꯤꯡ ꯈꯨꯔꯨꯝꯒꯗꯧꯔꯤꯕꯅꯤ ꯏꯃꯥ ꯑꯩ ꯀꯩꯁꯨ ꯇꯧꯔꯣꯏ ꯅꯪꯅꯗꯤ ꯑꯗꯨꯝꯅ ꯀꯩꯁꯨ ꯇꯧꯔꯣꯏ ꯍꯥꯏꯅ ꯍꯥꯏꯔꯤꯕ ꯅꯃꯥꯒ ꯅꯄꯥꯒ ꯑꯩꯈꯣꯏꯅꯤꯒꯤ ꯊꯃꯣꯏꯗꯤ ꯀꯌꯥꯝ ꯋꯥꯏ ꯈꯪꯂꯕ꯭ꯔꯥ ꯅꯅꯦꯕꯨꯅꯦ ꯂꯥꯏ ꯈꯨꯔꯨꯝꯍꯟꯒꯦ ꯂꯥꯏ ꯈꯨꯔꯨꯝꯂꯕꯗꯤ ꯏꯆꯥ ꯀꯔꯤꯁꯨ ꯇꯧꯔꯣꯏꯗꯕꯅꯤ ꯂꯥꯛꯑꯣ ꯂꯥꯛꯑꯣ ꯍꯧꯒꯠꯂꯣ ꯃꯥꯏꯄꯥꯛꯄꯤꯅ ꯃꯆꯥꯅꯨꯄꯤꯕꯨ ꯄꯨꯊꯣꯔꯛꯂꯦ ꯃꯄꯥꯒ ꯂꯣꯏꯅꯅ ꯃꯈꯣꯏ ꯑꯍꯨꯝ ꯄꯨꯟꯅ ꯑꯃꯥꯏꯕꯤ ꯊꯥꯒꯣꯏꯒꯤ ꯃꯌꯨꯝꯗ ꯆꯠꯂꯤ ꯊꯥꯒꯣꯏ ꯃꯥꯒꯤ ꯂꯥꯏꯒꯤ ꯁꯪꯂꯦꯟ ꯃꯃꯥꯡꯗ ꯂꯩꯔꯤ ꯃꯈꯣꯏ ꯂꯥꯛꯄꯗꯨ ꯎꯕꯗ ꯃꯥꯏꯄꯥꯛꯄꯤ ꯅꯈꯣꯏ ꯂꯥꯛꯂꯕꯔꯥ ꯂꯥꯡꯂꯦꯟ ꯆꯪꯉꯧ ꯆꯪꯉꯧ ꯃꯈꯣꯏ ꯑꯍꯨꯝ ꯆꯪꯁꯤꯜꯂꯤ ꯐꯛꯇꯨꯗ ꯐꯝꯃꯨ ꯃꯥꯏꯄꯥꯛꯄꯤꯒ ꯂꯥꯡꯂꯦꯟꯒꯅ ꯐꯛꯇꯨꯗ ꯐꯝꯃꯤ ꯀꯨꯟꯖꯣꯅ ꯃꯣꯔꯥ ꯑꯃꯗ ꯐꯝꯃꯤ ꯊꯥꯒꯣꯏꯅ ꯂꯥꯡꯂꯦꯟꯗ ꯌꯦꯡꯗꯨꯅ ꯅꯪꯕꯨ ꯅꯁꯥꯗꯣ ꯀꯔꯤꯁꯨ ꯇꯧꯗ꯭ꯔꯕ꯭ꯔꯣ ꯏꯅꯦ ꯈꯪꯗꯦ ꯏꯁꯥꯁꯤ ꯏꯍꯩ ꯍꯩꯅꯤꯡꯗꯦ ꯋꯥꯈꯜꯁꯤꯁꯨ ꯏꯇꯥꯎ ꯇꯥꯎꯏ ꯃꯥꯏꯄꯥꯛꯄꯤꯗ ꯌꯦꯡꯗꯨꯅ ꯑꯃꯨꯛ ꯍꯪꯉꯤ ꯃꯥꯏꯄꯥꯛꯄꯤ ꯂꯥꯏ ꯍꯦꯛꯇ ꯈꯨꯔꯨꯝꯂꯒ ꯌꯦꯡꯂꯁꯤꯀꯣ ꯍꯣꯏ ꯍꯣꯏ ꯏꯆꯦ ꯋꯥ ꯈꯔ ꯉꯥꯡꯅꯔꯕ ꯃꯇꯨꯡꯗ ꯊꯥꯒꯣꯏꯅ ꯂꯥꯡꯂꯦꯟꯒꯤ ꯃꯤꯍꯨꯜ ꯊꯥꯍꯨꯜ ꯌꯦꯡꯗꯨꯅ ꯂꯥꯏ ꯌꯦꯡꯕ ꯍꯧꯏ
ꯃꯃꯤꯠ ꯃꯅꯥ ꯆꯦꯖꯦꯠ ꯎꯏꯁꯤꯟꯗꯨꯅ ꯂꯥꯏ ꯌꯦꯡꯕ ꯍꯧꯏ ꯃꯍꯥꯛꯅ ꯑꯗꯨꯝꯅ ꯉꯥꯏꯍꯥꯛ ꯇꯧꯕꯒ ꯏꯈꯪ ꯈꯪꯍꯧꯗꯅ ꯇꯨꯃꯤꯟꯅ ꯐꯝꯂꯝꯕ ꯂꯥꯡꯂꯦꯟꯗꯨ ꯃꯈꯨꯠ ꯃꯁꯥ ꯀ꯭ꯔꯛ ꯀ꯭ꯔꯛ ꯂꯥꯛꯁꯤꯟꯗꯨꯅ ꯃꯁꯥꯗꯨ ꯊꯛ ꯊꯛ ꯅꯤꯛꯄ ꯍꯧꯔꯛꯏ ꯃꯗꯨꯗ ꯃꯥꯏꯄꯥꯛꯄꯤꯅ ꯄꯥꯈꯠꯅ ꯍꯩꯃꯥ ꯃꯦꯝꯃ ꯅꯪꯕꯨ ꯀꯩꯗꯧꯔꯒꯦ ꯀꯨꯟꯖꯣꯅ ꯏꯆꯦ ꯏꯆꯥꯁꯦ ꯑꯃꯨꯛ ꯍꯧꯔꯛꯂꯦ ꯊꯥꯒꯣꯏ ꯃꯃꯤꯠ ꯄꯥꯡꯊꯣꯔꯛꯏ ꯂꯥꯡꯂꯦꯟꯕꯨ ꯌꯦꯡꯗꯨꯅ ꯃꯁꯤꯗꯤ ꯇꯁꯦꯡꯅ ꯆꯨꯝꯂꯤꯗꯅ ꯃꯗꯨꯗ ꯇꯥꯏꯔꯦꯟ ꯃꯇꯣꯟꯗꯨꯅ ꯀꯟꯗꯨꯅ ꯂꯥꯏ ꯀꯨꯝꯊꯍꯜꯂꯤ ꯂꯥꯡꯂꯦꯟ ꯃꯁꯥ ꯅꯤꯛꯂꯝꯕꯗꯨ ꯐꯈ꯭ꯔꯦ ꯃꯥꯏꯄꯥꯛꯄꯤꯅ ꯍꯪꯉꯤ ꯏꯆꯦ ꯏꯆꯥꯒꯤꯁꯤꯕꯨ ꯀꯝꯗꯧꯕꯅꯣ ꯊꯥꯒꯣꯏꯅ ꯇꯞꯅ ꯀꯨꯟꯖꯣ ꯃꯥꯏꯄꯥꯛꯄꯤ ꯅꯆꯥꯒꯤꯁꯤ ꯇꯁꯦꯡꯅ ꯂꯥꯏ ꯇꯣꯡꯕ ꯍꯥꯏꯕꯗꯨꯅꯤ ꯍꯥ ꯋꯥꯐꯝꯁꯤꯗ ꯃꯈꯣꯏ ꯑꯅꯤ ꯏꯪꯉꯪꯉꯛꯏ ꯍꯥꯏꯕꯤꯔꯤꯁꯤꯕꯨ ꯏꯆꯦ ꯃꯥꯒꯤ ꯃꯁꯥꯗ ꯆꯤꯡꯉꯨ ꯂꯥꯏ ꯑꯃ ꯇꯣꯡꯈ꯭ꯔꯦ ꯑꯗꯨꯅꯅꯤ ꯑꯁꯨꯝꯅ ꯇꯧꯔꯛꯂꯤꯕꯁꯦ ꯂꯩꯈꯥꯏ ꯑꯃ ꯇꯥꯊꯣꯛꯇ꯭ꯔꯕꯗꯤ ꯑꯁꯨꯝꯅ ꯃꯆꯤꯠ ꯃꯆꯤꯠ ꯂꯥꯏ ꯀꯥꯡꯗꯨ ꯂꯩꯔꯒꯅꯤ ꯋꯥꯐꯝꯁꯤ ꯇꯥꯕꯗ ꯃꯈꯣꯏ ꯑꯅꯤꯒꯤ ꯊꯃꯣꯏꯗꯨ ꯌꯥꯝꯅ ꯋꯥꯖꯩ ꯀꯨꯟꯖꯣꯅ ꯍꯥꯏ ꯏꯆꯦ ꯂꯥꯏ ꯇꯣꯡꯕ ꯍꯥꯏꯕꯁꯤꯕꯨ ꯅꯠꯇꯦ ꯏꯆꯥꯅꯨꯄꯤꯁꯤꯕꯨ ꯏꯆꯦ ꯈꯣꯏꯗꯧꯅ ꯃꯥꯏꯕꯤ ꯀꯥꯏꯅ ꯍꯥꯏꯕꯗꯨ ꯑꯣꯏꯒꯗꯧꯔꯤꯕ꯭ꯔꯅꯦ ꯇꯣꯡꯂꯕꯅꯤꯅ ꯂꯥꯏ ꯐꯨꯗꯣꯛꯂꯕꯅꯤꯅ ꯑꯃꯥꯏꯕꯤ ꯍꯥꯏꯕꯗꯣ ꯑꯗꯨꯃꯛ ꯑꯣꯏꯕ ꯇꯥꯔꯦꯗꯅ ꯃꯥꯏꯄꯥꯛꯄꯤꯅ ꯃꯉꯛ ꯅꯣꯝꯗꯨꯅ ꯌꯥꯔꯣꯏ ꯏꯆꯦ ꯑꯩꯒꯤ ꯏꯆꯥꯕꯨ ꯑꯗꯨꯝꯅ ꯑꯣꯏꯕꯗꯤ ꯑꯩ ꯈꯛ ꯄꯥꯝꯃꯦ ꯏꯆꯦ ꯑꯁꯨꯝꯅ ꯂꯥꯏ ꯇꯣꯡꯕꯁꯦ ꯅꯝꯁꯤꯟꯕ ꯌꯥꯏ ꯍꯥꯏꯕꯗꯥꯏꯅꯦ ꯌꯥꯔꯕꯗꯤ ꯑꯃꯨꯛꯇ ꯅꯝꯁꯤꯟꯁꯤꯅꯦ ꯀꯨꯟꯖꯣꯅꯁꯨ ꯍꯥꯏ ꯏꯆꯥꯁꯤ ꯂꯩꯁꯥꯕꯤꯅꯤ ꯃꯤꯒꯤ ꯃꯤꯅꯣꯛ ꯃꯩꯁꯥ ꯍꯥꯏꯕ ꯑꯃ ꯂꯩ ꯏꯆꯦ ꯑꯩꯗꯤ ꯈꯨꯜ ꯂꯩꯀꯥꯏ ꯃꯤꯌꯥꯝꯒꯤ ꯃꯃꯥꯡꯁꯤꯗ ꯏꯀꯥꯏꯕꯅ ꯂꯣꯏꯔꯒꯅꯤ ꯋꯥꯐꯝꯁꯦ ꯃꯅꯥ ꯃꯅꯤ ꯅꯥꯏꯗꯅ ꯁꯠ ꯂꯣꯏꯁꯤꯟꯈꯤꯕ ꯌꯥꯔꯣꯏꯗ꯭ꯔꯥ ꯋꯥꯐꯝꯁꯤꯗ ꯇꯨꯃꯤꯟꯅ ꯂꯩꯔꯝꯕ ꯂꯥꯡꯂꯦꯟꯗꯨ ꯃꯁꯥ ꯊꯛ ꯊꯛ ꯑꯃꯨꯛ ꯅꯤꯛꯂꯛꯏ ꯊꯥꯒꯣꯏꯅ ꯐꯥꯊꯩ ꯃꯈꯣꯏ ꯑꯅꯤꯕꯨ ꯌꯦꯡꯗꯨꯅ ꯍꯥꯏ ꯂꯥꯏꯒꯤ ꯂꯥꯏꯁꯛ ꯈꯪꯕꯗꯤ ꯊꯧ ꯄꯥꯡꯂꯨꯕ ꯀꯥꯟꯗ ꯈꯪꯒꯗꯕꯅꯤ ꯃꯥꯒꯤ ꯃꯁꯥꯗ ꯏꯃꯥ ꯑꯃ ꯇꯣꯡꯂ ꯍꯥꯏꯕꯁꯤꯗꯤ ꯁꯣꯏꯗ꯭ꯔꯦ ꯀꯨꯟꯖꯣ ꯃꯥꯏꯄꯥꯛꯄꯤ ꯑꯩ ꯋꯥ ꯍꯥꯏꯒꯦ ꯅꯈꯣꯏ ꯑꯅꯤ ꯃꯨꯟꯅ ꯇꯥꯎꯀꯣ ꯁꯨꯝꯗꯧꯕꯅꯤ ꯇꯥꯏꯕꯪ ꯍꯛꯆꯥꯡ ꯑꯃꯗ ꯂꯥꯏꯅ ꯀꯥꯏꯗꯣꯡꯕꯒꯤ ꯃꯑꯣꯡ ꯀꯌꯥ ꯂꯩ ꯃꯑꯣꯡꯁꯤꯡ ꯑꯗꯨꯒꯤ ꯃꯇꯨꯡ ꯏꯟꯅ ꯊꯕꯛ ꯇꯧꯏ ꯍꯣꯏ ꯅꯈꯣꯏꯅꯗꯤ ꯍꯥꯏꯔꯤ ꯅꯆꯥꯒꯤ ꯂꯥꯏꯁꯦ ꯅꯝꯁꯤꯟꯕ ꯍꯥꯏꯅ ꯑꯗꯨꯕꯨ ꯑꯩꯅ ꯍꯥꯏꯍꯧꯒꯗꯕꯗꯤ ꯂꯥꯏ ꯅꯝꯁꯤꯟꯕ ꯍꯥꯏꯕꯁꯦ ꯌꯥꯝꯅ ꯂꯨꯏ ꯅꯝꯁꯤꯜꯂꯤꯕ ꯃꯍꯥꯛꯇꯣ ꯋꯥꯈꯜ ꯁꯣꯏꯗꯨꯅ ꯉꯥꯎꯗꯨꯅ ꯆꯠꯄ ꯍꯥꯏꯕ ꯃꯗꯨ ꯐꯥꯎꯕ ꯑꯣꯏꯕ ꯌꯥꯔꯤꯕꯅꯤꯅꯦ ꯑꯁꯨꯝꯅ ꯊꯥꯒꯣꯏꯅ ꯀꯨꯟꯖꯣꯒ ꯃꯥꯏꯄꯥꯛꯄꯤꯒꯒꯤ ꯃꯐꯝꯗ ꯋꯥꯐꯝ ꯑꯗꯨꯒꯤ ꯃꯇꯥꯡꯗ ꯍꯥꯏꯕ ꯌꯥꯕ ꯋꯥꯐꯝ ꯀꯌꯥ ꯑꯃ ꯍꯥꯏꯔꯝꯃꯤ ꯀꯨꯟꯖꯣ ꯑꯃꯗꯤ ꯃꯥꯏꯄꯥꯛꯄꯤ ꯃꯈꯣꯏ ꯑꯅꯤꯒꯤ ꯋꯥꯈꯜ ꯋꯥꯕ ꯃꯊꯃꯣꯏ ꯋꯥꯕ ꯑꯁꯨꯝ ꯍꯦꯟꯒꯠꯂꯛꯏ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯃꯈꯣꯏ ꯑꯅꯤ ꯇꯨꯃꯤꯟꯅꯃꯨꯛ ꯂꯩꯊꯣꯛꯏ ꯂꯥꯡꯂꯦꯟꯅ ꯂꯥꯏ ꯅꯨꯡꯁꯤꯠ ꯀꯥꯡꯕꯗꯤ ꯇꯣꯏꯅ ꯍꯧꯔꯛꯏ ꯃꯆꯥꯅꯨꯄꯤꯒꯤ ꯃꯇꯧ ꯑꯁꯤꯗ ꯃꯈꯣꯏ ꯑꯅꯤ ꯇꯁꯦꯡꯅ ꯋꯥꯖꯔꯦ ꯂꯥꯡꯂꯦꯟ ꯐꯃꯥꯡ ꯑꯗꯨꯗ ꯃꯈꯨꯠ ꯃꯁꯥ ꯍꯥꯏꯗꯨꯅ ꯀꯣꯏꯆꯣꯡ ꯆꯣꯡꯂꯝꯂꯕ ꯃꯇꯨꯡꯗ ꯐꯝꯖꯥꯎꯗꯨꯗ ꯇꯥꯗꯨꯅ ꯂꯩꯈ꯭ꯔꯦ ꯀꯨꯟꯖꯣꯒ ꯃꯥꯏꯄꯥꯛꯄꯤꯒꯅ ꯋꯥꯔꯤ ꯁꯥꯟꯅꯔꯤ ꯃꯃꯥ ꯏꯆꯥꯅꯨꯄꯤꯕꯨ ꯑꯩꯈꯣꯏ ꯑꯅꯤꯅ ꯐꯥꯖꯤꯟꯗꯨꯅ ꯊꯝꯕ ꯌꯥꯒꯗꯧ ꯃꯥꯟꯗ꯭ꯔꯦ ꯍꯧꯖꯤꯛ ꯇꯧꯒꯗꯧꯔꯤꯕꯁꯤꯕꯨ ꯀꯔꯤꯅꯣ ꯅꯪ ꯑꯩꯒꯤ ꯂꯥꯏꯕꯛꯇ ꯑꯁꯨꯝꯅ ꯇꯝꯂꯝꯗꯨꯅ ꯇꯧꯔꯤꯕꯅꯤ ꯑꯗꯨꯝꯅ ꯈꯟꯗꯣꯛꯂꯁꯤ ꯃꯤꯅ ꯑꯩꯒꯤ ꯏꯆꯥꯁꯤꯕꯨ ꯎꯔꯒ ꯀꯔꯤꯅꯤ ꯍꯥꯏꯅꯈꯤꯒꯅꯤ ꯃꯗꯨ ꯄꯨꯝꯅꯃꯛꯇꯣ ꯈꯥꯡꯕ ꯇꯥꯔꯦꯗꯅ ꯅꯝꯁꯤꯟꯗꯨꯅ ꯊꯝꯂꯒ ꯐꯠꯇꯕ ꯑꯣꯏꯗꯧ ꯁꯔꯨꯛꯄꯨꯗꯤ ꯃꯥꯒꯤ ꯃꯅꯤꯡ ꯇꯝꯖꯔꯁꯅꯨ ꯅꯪ ꯑꯩꯅ ꯊꯤꯡꯂꯨꯕꯗ ꯉꯝꯒꯅꯤ ꯅꯤꯡꯗ꯭ꯔꯦ ꯃꯈꯣꯏ ꯄꯥꯕꯨ ꯃꯥꯏꯄꯥꯛꯄꯤꯗꯤ ꯀꯞꯆꯩ ꯂꯥꯡꯂꯦꯟ ꯃꯍꯥꯛ ꯃꯁꯥꯃꯛꯅ ꯍꯦꯟꯅ ꯏꯀꯥꯏꯕ ꯐꯥꯎꯏ ꯃꯥꯅ ꯋꯥꯈꯜ ꯇꯥꯔꯛꯄꯗ ꯃꯊꯟꯇ ꯍꯦꯟꯅ ꯀꯞꯆꯩ ꯀꯔꯝꯕ ꯃꯤꯑꯣꯏꯅ ꯑꯁꯤꯒꯨꯝꯕꯁꯤꯕꯨ ꯑꯣꯏꯕ ꯄꯥꯝꯒꯅꯤ ꯃꯥꯁꯨ ꯄꯥꯝꯗꯦ ꯍꯟꯗꯛꯀꯤ ꯃꯇꯥꯡ ꯑꯁꯤꯗ ꯃꯥꯒꯤ ꯍꯛꯆꯥꯡꯗꯨ ꯐꯅꯌꯥꯝꯅ ꯁꯣꯛꯆꯤꯜꯂꯤ ꯇꯣꯏꯅ ꯍꯧꯗꯨꯅ ꯂꯩꯔꯤ ꯂꯥꯏ ꯇꯣꯡꯂꯤꯉꯩ ꯃꯇꯝꯗꯗꯤ ꯃꯆꯤꯟꯗ ꯄꯉꯥꯡꯇ ꯉꯥꯡꯏ ꯍꯦꯛ ꯐꯕꯒ ꯇꯨꯃꯤꯟꯅ ꯂꯩ ꯆꯤꯡꯉꯨ ꯂꯩꯐꯝ ꯀꯌꯥꯗ ꯃꯥꯕꯨ ꯆꯤꯡꯗꯨꯅ ꯄꯨꯕꯒꯨꯝ ꯇꯧꯏ ꯃꯍꯥꯛ ꯇꯁꯦꯡꯅ ꯋꯥꯈꯜ ꯋꯥꯔꯤ ꯅꯣꯡꯃꯗꯒꯤ ꯅꯤꯅꯤꯗꯒꯤ ꯍꯨꯝꯅꯤꯗꯒꯤ ꯃꯔꯤꯅꯤ ꯅꯣꯡꯃ ꯑꯁꯨꯝ ꯍꯧꯖꯤꯟꯈ꯭ꯔꯦ ꯂꯥꯡꯂꯦꯟ ꯃꯥꯕꯨ ꯊꯥ ꯄꯨꯟꯗꯨꯅ ꯊꯝꯕ ꯌꯥꯔꯛꯇ꯭ꯔꯦ ꯆꯤꯡꯉꯨ ꯂꯥꯏꯒꯤ ꯊꯧꯗꯥꯌꯥ ꯃꯥꯒꯤ ꯑꯣꯏꯕ ꯂꯥꯏꯒꯤ ꯁꯪꯂꯦꯟ ꯑꯃ ꯄꯤꯗꯨꯅ ꯂꯩꯇꯥꯅ ꯂꯩꯇꯕ ꯌꯥꯔꯛꯇ꯭ꯔꯦ ꯀꯨꯟꯖꯣꯒ ꯃꯥꯏꯄꯥꯛꯄꯤꯒꯅ ꯑꯔꯣꯏꯕꯗ ꯍꯣꯏ ꯍꯥꯏꯅ ꯌꯥꯗꯨꯅ ꯑꯃꯥꯏꯕꯤ ꯊꯥꯒꯣꯏꯒ ꯇꯥꯟꯅꯗꯨꯅ ꯂꯥꯏ ꯈꯨꯔꯨꯝꯕ ꯍꯧꯔꯦ ꯃꯊꯪ ꯆꯨꯛ ꯐꯨꯛꯄ ꯌꯨꯄꯥ ꯂꯥꯡꯕ ꯇꯧꯕ ꯌꯥꯕ ꯃꯈꯩ ꯇꯧꯔꯦ ꯂꯥꯏ ꯐꯠꯇꯕ ꯈꯥꯏꯔꯦ ꯊꯥꯒꯣꯏꯅ ꯇꯝꯕꯤꯕ ꯌꯥꯕ ꯑꯃ ꯇꯝꯕꯤꯔꯦ ꯃꯁꯤꯒ ꯃꯇꯨꯡꯗ ꯅꯨꯃꯤꯠ ꯊꯥꯕꯜ ꯑꯐꯕ ꯑꯃ ꯌꯦꯡꯗꯨꯅ ꯃꯍꯥꯛꯀꯤ ꯑꯣꯏꯕ ꯂꯥꯏꯁꯪ ꯑꯃ ꯁꯥꯗꯨꯅ ꯂꯥꯏ ꯏꯀꯧꯔꯦ ꯃꯊ꯭ꯋꯥꯏ ꯃꯃꯤ ꯍꯥꯞꯂꯦ ꯂꯥꯡꯂꯦꯟ ꯄꯥꯝꯗ ꯁꯤꯟꯐꯝ ꯑꯁꯤꯗ ꯆꯪꯂꯤ ꯏꯀꯥꯏꯕ ꯀꯌꯥ ꯈꯥꯡꯂꯤ ꯃꯁꯤꯗ ꯊꯥꯒꯣꯏꯅ ꯍꯥꯏ
ꯃꯁꯤꯗ ꯀꯔꯤꯁꯨ ꯏꯀꯥꯏꯅꯤꯡꯉꯥꯏ ꯂꯩꯇꯦ ꯑꯩꯈꯣꯏ ꯑꯁꯤ ꯏꯆꯝ ꯆꯝꯕ ꯇꯥꯏꯕꯪ ꯃꯤ ꯑꯃ ꯅꯠꯇ꯭ꯔꯕꯅꯤ ꯇꯥꯏꯕꯪ ꯃꯤ ꯃꯔꯛꯇ ꯑꯩꯈꯣꯏꯅ ꯍꯦꯟꯅ ꯃꯌꯥꯏ ꯂꯩꯔꯕꯅꯤ ꯃꯤ ꯑꯃꯅ ꯍꯦꯛꯇ ꯇꯧꯅꯤꯡꯉꯦ ꯍꯥꯏꯗꯨꯅ ꯇꯧꯕ ꯌꯥꯕ ꯅꯠꯇꯦ ꯏꯃꯥꯒꯤ ꯂꯥꯡꯂꯦꯟ ꯉꯁꯤ ꯍꯥꯏꯕ ꯅꯨꯃꯤꯠ ꯑꯁꯤꯗꯒꯤ ꯑꯐꯕ ꯅꯨꯡꯉꯥꯏꯕ ꯇꯤꯟꯖꯪꯗꯕ ꯂꯥꯏꯆꯪꯗꯕ ꯍꯝꯆꯠ ꯍꯝꯕꯣꯏꯅꯗꯕ ꯑꯣꯏꯔꯣꯀꯣ ꯆꯤꯡꯉꯨ ꯂꯥꯏꯒꯤ ꯊꯧꯒꯜ ꯇꯧꯗꯨꯅ ꯈꯨꯌꯥ ꯇꯨꯁꯤꯟꯅ ꯍꯤꯡꯕ ꯑꯣꯏꯕ ꯐꯪꯖꯔꯣꯀꯣ ꯅꯣꯡꯄꯣꯛ ꯄꯥꯟꯊꯣꯏꯕꯤ ꯃꯥꯒꯤ ꯁꯪꯂꯦꯟ ꯑꯃ ꯁꯥꯗꯨꯅ ꯁꯤꯂꯝ ꯁꯤꯟꯊꯥ ꯑꯗꯨ ꯃꯈꯥ ꯇꯥꯅ ꯆꯠꯊꯔꯤ ꯊꯥꯕꯨꯝ 8-9 ꯍꯧꯖꯤꯟꯈ꯭ꯔꯕ ꯃꯇꯨꯡꯅꯤ ꯃꯥꯟꯖꯥ ꯂꯥꯡꯂꯦꯟꯒꯤ ꯄꯥꯎ ꯄꯨꯝꯕ ꯃꯥꯁꯨ ꯂꯣꯏꯅ ꯇꯥꯔꯦ ꯂꯥꯡꯂꯦꯟꯗꯤ ꯃꯥꯟꯖꯥꯒꯤ ꯃꯐꯝꯗꯒꯤ ꯂꯣꯠꯇꯨꯅ ꯂꯩꯈ꯭ꯔꯦ ꯃꯥꯟꯖꯥꯅ ꯂꯥꯡꯂꯦꯟꯕꯨ ꯎꯅꯅꯕ ꯀꯌꯥꯔꯛ ꯍꯟꯅ ꯍꯣꯠꯅꯈꯤ ꯑꯗꯨꯕꯨ ꯑꯗꯨꯃꯛ ꯎꯅꯕ ꯐꯪꯗꯅ ꯂꯩꯔꯤ ꯃꯥꯅ ꯈꯜꯂꯤ ꯋꯥꯈꯜ ꯑꯁꯤꯕꯨ ꯀꯔꯤꯅꯣ ꯃꯥ ꯑꯩ ꯄꯥꯎ ꯐꯥꯎꯅꯔꯛꯇ꯭ꯔꯤꯕꯁꯦ ꯊꯥ 10ꯃꯨꯛ ꯁꯨꯔꯦ ꯀꯔꯤꯒꯤꯅꯣ ꯃꯥꯅ ꯏꯐꯝꯗꯒꯤ ꯑꯗꯨꯝ ꯂꯣꯠꯂꯒ ꯂꯩꯔꯤꯕ ꯃꯥꯒꯤ ꯑꯁꯤꯕꯨ ꯃꯍꯥꯛ ꯑꯃꯥꯏꯕꯤ ꯑꯣꯏꯔꯦ ꯑꯩꯅ ꯍꯩꯅꯔꯣꯏ ꯈꯟꯗꯨꯅ ꯂꯣꯠꯂꯤꯕ ꯖꯥꯠꯂꯥ ꯃꯥꯟꯖꯥꯒꯤ ꯃꯇꯥꯎ ꯃꯔꯥꯝꯕꯅ ꯍꯥꯏ ꯍꯦꯔꯥ ꯅꯨꯄꯤꯕꯨ ꯃꯥ ꯃꯊꯟꯇꯔꯣꯏ ꯇꯥꯎ ꯃꯥ ꯅꯠꯇꯕ ꯅꯨꯄꯤ ꯃꯌꯥꯝ ꯑꯃꯁꯨ ꯂꯩ ꯁꯤ ꯅꯪꯅ ꯄꯥꯝꯕ ꯅꯨꯄꯤꯗꯣ ꯅꯈꯨꯠ ꯍꯦꯛꯇ ꯊꯤꯜꯂꯨ ꯑꯩꯅ ꯌꯥꯅꯕ ꯍꯥꯏꯅꯒꯦ ꯃꯥꯟꯖꯥꯅ ꯇꯞꯅ ꯏꯇꯥꯎ ꯃꯥꯒꯤ ꯋꯥꯈꯜ ꯅꯠꯇꯅ ꯑꯩ ꯀꯅꯥꯒꯤ ꯋꯥꯈꯜ ꯈꯟꯕ ꯄꯥꯝꯗ꯭ꯔꯤ ꯀꯔꯤꯒꯤꯅꯣ ꯃꯥꯅ ꯑꯁꯨꯛ ꯀꯨꯏꯕ ꯃꯇꯝꯁꯦ ꯏꯐꯝꯗꯒꯤ ꯂꯣꯠꯇꯨ ꯂꯩꯔꯤꯕ ꯃꯁꯥꯅ ꯃꯔꯥꯜ ꯑꯃ ꯂꯩꯖꯔꯦ ꯍꯥꯏꯅ ꯈꯪꯕꯗꯒꯤ ꯂꯣꯠꯂꯤꯕꯅꯤ ꯀꯩꯗꯧꯔꯒꯦ ꯑꯩꯒꯤ ꯋꯥꯗꯤ ꯅꯪ ꯃꯥꯟꯖꯥ ꯃꯥꯒꯤ ꯋꯥꯈꯜ ꯊꯥꯗꯣꯛꯄꯅ ꯐꯅꯤꯀꯣ ꯑꯩ ꯉꯝꯂꯣꯏ ꯃꯥꯒꯤ ꯋꯥꯈꯜ ꯊꯥꯗꯣꯛꯄ ꯑꯩ ꯁꯨꯡꯉꯝ ꯉꯝꯂꯣꯏ ꯅꯪꯕꯨ ꯉꯥꯎꯔꯕꯣ ꯃꯍꯥꯛ ꯑꯁꯦ ꯂꯥꯏ ꯇꯣꯡꯕꯤ ꯅꯨꯄꯤꯅꯤ ꯃꯍꯥꯛ ꯂꯥꯏ ꯇꯣꯡꯕꯤ ꯅꯨꯄꯤ ꯑꯃ ꯑꯣꯏꯔ ꯀꯩꯗꯧꯔꯒꯦ ꯏꯃꯥꯅꯁꯨ ꯄꯥꯝꯂꯣꯏ ꯄꯥꯕꯨꯡꯅꯁꯨ ꯄꯥꯝꯂꯣꯏ ꯑꯩꯅ ꯃꯥꯕꯨ ꯍꯟꯊꯅ ꯌꯦꯡꯕꯒꯤ ꯋꯥ ꯉꯥꯛꯁꯨ ꯅꯠꯇꯦ ꯃꯥꯁꯨ ꯃꯥꯒꯤ ꯊꯣꯛꯄ ꯃꯥꯒ ꯆꯥꯟꯅꯖꯕ ꯑꯃꯒ ꯑꯗꯨꯝ ꯂꯩꯈ꯭ꯔꯁꯅꯨ ꯅꯪꯁꯨ ꯅꯪꯒꯤ ꯆꯥꯟꯅꯕ ꯑꯃꯒ ꯑꯩ ꯃꯥꯕꯨ ꯉꯁꯤꯁꯨ ꯅꯨꯡꯁꯤꯔꯤ ꯃꯥꯅꯗꯤ ꯅꯐꯝꯗꯒꯤ ꯂꯣꯠꯂꯤꯕꯁꯤꯗꯤ ꯀꯔꯤꯒꯤ ꯅꯪꯅ ꯃꯥꯕꯨ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯊꯤꯈꯤꯅꯤ ꯏꯇꯥꯎ ꯑꯩ ꯃꯥꯕꯨ ꯌꯥꯝ ꯅꯨꯡꯁꯤ ꯃꯥꯟꯖꯥꯗꯤ ꯃꯥꯅ ꯂꯦꯞꯈꯤꯕ ꯈꯣꯡꯐꯝ ꯑꯗꯨꯗ ꯉꯁꯤꯁꯨ ꯂꯦꯡꯗꯅ ꯂꯦꯞꯂꯤ ꯂꯥꯡꯂꯦꯟ ꯃꯥꯒꯤ ꯁꯛꯇꯝꯕꯨ ꯃꯥꯟꯖꯥꯒꯤ ꯃꯐꯝꯗ ꯎꯠꯄ ꯏꯀꯥꯏꯕꯗꯒꯤ ꯑꯗꯨꯃꯛ ꯂꯣꯠꯇꯨ ꯂꯩꯈ꯭ꯔꯦ ꯊꯃꯣꯏꯒꯤ ꯃꯩꯁꯥ ꯀꯌꯥꯗꯨ ꯋꯥꯔꯕꯁꯨ ꯋꯥꯅ ꯈꯥꯡꯗꯨꯅ ꯃꯍꯥꯛ ꯂꯦꯟꯈ꯭ꯔꯦ ꯊꯥ ꯀꯌꯥ ꯑꯗꯨꯗ ꯃꯃꯥ ꯁꯛꯂꯕꯤ ꯑꯃꯥꯏꯕꯤ ꯊꯥꯒꯣꯏꯒꯤ ꯁꯦꯕꯣꯛ ꯑꯣꯏꯗꯨꯅ ꯃꯇꯨꯡ ꯏꯟꯅꯗꯨꯅ ꯂꯥꯏꯒꯤ ꯊꯕꯛ ꯀꯌꯥ ꯆꯠꯂꯤ ꯃꯁꯤꯗꯁꯨ ꯅꯠꯇꯅ ꯎꯃꯪ ꯂꯥꯏ ꯍꯔꯥꯎ ꯐꯥꯎꯕ ꯃꯍꯥꯛ ꯆꯠꯂꯤ ꯆꯤꯛꯂꯕ ꯑꯍꯤꯡꯒꯤ ꯃꯇꯝ ꯑꯃꯈꯛꯅꯤ ꯂꯥꯡꯂꯦꯟ ꯇꯨꯝꯕ ꯌꯥꯗꯗꯨꯅ ꯃꯁꯥꯗ ꯑꯄꯥꯕ ꯐꯤ ꯑꯃ ꯏꯟꯁꯤꯟꯗꯨꯅ ꯃꯍꯥꯛ ꯃꯄꯥꯜꯗ ꯊꯣꯛꯂꯛꯏ ꯎꯈꯣꯡꯇꯦꯟ ꯑꯗꯨꯗ ꯉꯥꯗꯨꯅ ꯃꯍꯥꯛ ꯐꯝꯊꯩ ꯃꯍꯥꯛ ꯋꯥꯈꯜ ꯀꯌꯥ ꯑꯃ ꯈꯜꯂꯤ ꯃꯥꯒꯤ ꯊꯃꯣꯏꯅ ꯏꯍꯥꯟ ꯍꯥꯟꯅ ꯈꯣꯏꯗꯥꯖꯈꯤꯕ ꯄꯥꯝꯃꯨꯕ ꯃꯥꯕꯨꯗꯤ ꯃꯤꯀꯨꯞ ꯑꯃꯠꯇ ꯃꯍꯥꯛ ꯀꯥꯎꯕ ꯂꯩꯇꯦ ꯇꯥ ꯃꯥꯟꯖꯥ ꯅꯪꯕꯨ ꯀꯔꯝ ꯂꯦꯜꯂꯤꯕꯒꯦ ꯅꯪꯒꯤ ꯅꯄꯥꯎ ꯇꯥꯈꯤꯗꯕ ꯀꯨꯏꯔꯦ ꯅꯣꯡꯃꯇꯪ ꯑꯩꯒꯤ ꯁꯛꯇꯝ ꯎꯗꯕꯗ ꯂꯩꯉꯝꯗꯕ ꯅꯪꯅ ꯅꯨꯃꯤꯠ ꯀꯌꯥꯅꯤꯁꯦ ꯀꯔꯝꯅ ꯂꯩꯔꯝꯒꯅꯤ ꯇꯥ ꯃꯥꯟꯖꯥ ꯑꯩ ꯅꯪꯕꯨ ꯅꯨꯡꯁꯤꯗꯕꯗꯤ ꯅꯠꯇꯦ ꯑꯩꯒꯤ ꯑꯣꯏꯔꯤꯕ ꯐꯤꯕꯝ ꯑꯁꯤꯗ ꯅꯪꯅ ꯍꯟꯅꯈꯤꯔꯣꯏ ꯈꯟ ꯃꯤꯌꯥꯝ ꯃꯃꯥꯡꯗ ꯏꯀꯥꯏꯕꯒꯤ ꯑꯩ ꯂꯣꯠꯄꯅꯤ ꯄꯨꯟꯁꯤ ꯆꯨꯞꯄ ꯅꯪꯒꯤ ꯅꯐꯝꯗꯒꯤ ꯑꯩ ꯂꯣꯠꯂꯒꯦ ꯍꯥꯏꯅ ꯈꯟꯈ꯭ꯔꯦ ꯅꯪꯅ ꯎꯔꯣꯏꯗꯕ ꯃꯐꯝ ꯑꯃꯗ ꯆꯠꯇꯨꯅ ꯑꯩ ꯂꯩꯅꯤꯡꯂꯦ ꯃꯤꯠꯂꯨ ꯑꯅꯤꯗꯒꯤ ꯄꯤꯔꯥꯡ ꯁꯤꯟꯊꯔꯛꯏ ꯅꯪ ꯑꯩꯒꯤ ꯋꯥꯔꯤꯗꯤ ꯑꯗꯨꯃꯛ ꯂꯣꯏꯈ꯭ꯔꯦꯀꯣ ꯑꯩꯗꯤ ꯍꯧꯖꯤꯛ ꯃꯤꯌꯥꯝꯅ ꯍꯪꯒꯣꯏꯅꯔꯕ ꯈꯣꯡꯐꯝ ꯑꯁꯤꯗ ꯂꯦꯞꯇꯨꯅ ꯂꯩꯔꯤ ꯇꯥ ꯃꯥꯟꯖꯥ ꯅꯪꯅ ꯂꯝꯂꯥꯟꯕꯤ ꯀꯅꯥ ꯑꯃꯒ ꯄꯨꯟꯁꯤ ꯂꯩꯄꯨꯟ ꯁꯦꯝꯈꯤꯕꯗ ꯑꯩꯅ ꯀꯛ ꯁꯥꯎꯔꯣꯏ ꯑꯗꯨꯕꯨ ꯑꯩꯗꯤ ꯑꯩꯒꯤ ꯃꯄꯣꯛꯁꯤꯃꯒꯤ ꯌꯨꯝ ꯄꯥꯟꯈ꯭ꯔꯔꯣꯏ ꯍꯥꯟꯅ ꯏꯕꯨꯙꯧ ꯊꯥꯡꯖꯦꯡ ꯑꯩꯒꯤ ꯏꯇꯧ ꯀꯌꯥꯁꯤ ꯎꯔꯒ ꯅꯪ ꯄꯦꯜꯂꯕ ꯅꯠꯇ꯭ꯔꯥ ꯉꯁꯤꯗꯤ ꯑꯩꯒꯤ ꯊꯃꯣꯏꯁꯦ ꯃꯆꯦꯠ ꯇꯥꯅ ꯀꯥꯏꯔꯦ ꯃꯊꯪꯒꯤ ꯅꯨꯃꯤꯠꯅꯤ ꯊꯥꯒꯣꯏꯅ ꯂꯥꯡꯂꯦꯟꯕꯨ ꯂꯥꯛꯇꯕ ꯌꯥꯗꯦ ꯍꯥꯏꯅ ꯀꯧꯕꯗꯒꯤ ꯂꯥꯡꯂꯦꯟ ꯃꯃꯥ ꯊꯥꯒꯣꯏꯒꯤ ꯃꯅꯥꯛꯇ ꯆꯠꯂꯤ ꯂꯥꯡꯂꯦꯟ ꯅꯪ ꯂꯥꯛꯂꯕ꯭ꯔꯥ ꯆꯪꯉꯛꯎ ꯃꯃꯥꯒꯤ ꯂꯥꯏꯁꯪ ꯑꯗꯨꯗ ꯃꯍꯥꯛ ꯈꯨꯔꯨꯝꯃꯤ ꯑꯗꯨꯒ ꯅꯥꯀꯜꯗ ꯊꯥꯔꯤꯕ ꯐꯛꯇꯨꯗ ꯐꯝꯊꯩ ꯏꯃꯥ ꯀꯔꯤ ꯋꯥ ꯍꯥꯏꯕꯤꯒꯗꯕ ꯅꯪꯕꯨ ꯑꯩꯅ ꯑꯩꯒꯤ ꯏꯃꯥꯗꯒꯤ ꯂꯩꯋꯥ ꯑꯃ ꯂꯧ ꯍꯥꯏꯕꯗꯨꯕꯨ ꯂꯧꯔꯕ꯭ꯔꯣ ꯍꯣꯏ ꯏꯃꯥ ꯂꯥꯏ ꯇꯤꯟ ꯁꯥꯟꯅꯕ ꯃꯣꯏꯗꯅ ꯃꯤꯉꯣꯟꯗꯒꯤ ꯂꯥꯏꯔꯤꯛ ꯍꯨꯔꯥꯟꯗꯨꯅ ꯂꯩꯋꯥ ꯇꯤꯟꯋꯥ ꯄꯥꯗꯨꯅ ꯇꯧꯕꯅꯤ ꯃꯈꯣꯏꯒꯤ ꯑꯗꯨꯒꯨꯝꯅ ꯇꯧꯕꯗꯤ ꯑꯩꯈꯣꯏꯗꯤ ꯌꯥꯗꯦ ꯅꯪꯒꯤ ꯅꯁꯥꯗ ꯀꯥꯏꯗꯣꯡꯂꯤꯕ ꯏꯃꯥ ꯑꯗꯨꯅ ꯅꯪꯒꯤ ꯅꯐꯝꯗ ꯂꯩꯋꯥ ꯂꯣꯏꯅ ꯄꯤꯒꯅꯤ ꯃꯗꯨꯕꯨ ꯅꯪꯅ ꯃꯇꯥꯡ ꯃꯇꯝ ꯆꯥꯅ ꯂꯧꯍꯧꯒꯗꯕ ꯍꯣꯏ ꯏꯃꯥ ꯐꯔꯦ ꯏꯃꯥꯅ ꯅꯪꯕꯨ ꯀꯧꯔꯤꯕꯁꯦ
ꯋꯥꯍꯩꯒꯤ ꯍꯥꯏꯗꯨꯅ ꯀꯧꯕꯅꯤ ꯀꯥꯂꯦꯟ ꯊꯥꯁꯨ ꯌꯧꯁꯤꯜꯂꯛꯀꯗꯧꯔꯦ ꯀꯥꯂꯦꯟ ꯊꯥ ꯍꯦꯛ ꯍꯧꯕꯗꯒꯤꯗꯤ ꯆꯤꯡꯎ ꯊꯥꯡꯖꯤꯡꯂꯥꯏ ꯍꯔꯥꯎꯕꯁꯨ ꯍꯧꯒꯦ ꯍꯥꯏꯅ ꯍꯥꯏꯔꯛꯂꯒꯅꯤ ꯍꯟꯗꯛꯇꯤ ꯅꯪꯁꯨ ꯏꯃꯥꯒꯤ ꯃꯇꯨꯡ ꯏꯟꯗꯨꯅ ꯌꯥꯎꯕ ꯇꯥꯔꯦꯀꯣ ꯂꯥꯡꯂꯦꯟ ꯃꯃꯥꯏꯗꯨ ꯇꯞꯅ ꯂꯨꯛꯊꯈꯤ ꯃꯗꯨꯗ ꯊꯒꯣꯏꯅ ꯃꯈꯥ ꯇꯥꯔꯛꯏ ꯅꯪ ꯑꯩꯈꯣꯏꯗꯤ ꯂꯝꯕꯤ ꯑꯁꯤꯗ ꯆꯪꯂꯕꯅꯤ ꯁꯤꯟꯐꯝ ꯑꯁꯤꯒꯤꯗꯃꯛ ꯅꯪ ꯀꯔꯤꯁꯨ ꯏꯀꯥꯏꯕ ꯌꯥꯗꯦ ꯏꯆꯦ ꯅꯃꯥ ꯑꯩꯁꯨ ꯅꯪꯒꯤ ꯆꯍꯤ ꯃꯇꯥꯡꯗꯣ ꯀꯥꯜꯂꯛꯄ ꯅꯠꯇꯦ ꯑꯩꯁꯨ ꯏꯀꯥꯏꯕ ꯀꯌꯥ ꯅꯪꯂꯛꯈꯤ ꯃꯗꯣ ꯑꯩꯅ ꯄꯨꯛꯅꯤꯡ ꯁꯣꯟꯊꯕꯒꯤꯅꯤ ꯏꯃꯥ ꯂꯩꯔꯤꯕꯁꯤꯗꯤ ꯑꯩꯈꯣꯏꯗꯤ ꯃꯤꯌꯥꯝꯒꯤ ꯊꯧꯒꯜꯒꯤꯗꯃꯛꯇ ꯂꯩꯈ꯭ꯔꯕꯅꯤ ꯅꯪꯅꯦ ꯁꯦꯝ ꯁꯥꯔꯣꯀꯣ ꯂꯥꯡꯂꯦꯟꯅ ꯇꯞꯅ ꯍꯣꯏ ꯏꯃꯥ ꯋꯥꯍꯩꯒꯤꯁꯦ ꯁꯤꯗꯒꯤꯗꯤ ꯃꯊꯪ ꯊꯕꯛ ꯀꯌꯥ ꯂꯥꯛꯂꯅꯤ ꯅꯪꯅ ꯏꯃꯥꯒꯤ ꯏꯇꯨꯡꯗꯕꯨ ꯀꯌꯥꯝ ꯀꯨꯏꯅ ꯏꯟꯅꯗꯨꯅ ꯆꯠꯄ ꯉꯝꯒꯅꯤ ꯀꯌꯥꯝ ꯀꯨꯏꯅ ꯌꯥꯒꯗꯒꯦ ꯅꯪꯅ ꯈꯪꯕ ꯌꯥꯕ ꯏꯃꯥꯅ ꯇꯥꯛꯄ ꯌꯥꯕ ꯃꯈꯩ ꯇꯥꯛꯇꯧꯔꯤꯕꯅꯤ ꯑꯃꯔꯣꯝꯗ ꯁꯤꯟꯐꯝꯁꯦ ꯅꯨꯡꯉꯥꯏꯈ꯭ꯔꯕ ꯄꯣꯠꯅꯤꯗ ꯑꯗꯨꯕꯨ ꯂꯥꯡꯂꯦꯟ ꯃꯥꯒꯤ ꯋꯥꯈꯜꯗꯨꯗꯤ ꯏꯃꯪ ꯃꯪꯂꯤ ꯃꯥꯅ ꯀꯤꯖꯕꯗꯤ ꯃꯤꯅ ꯀꯔꯤ ꯍꯥꯏꯅꯔꯝꯒꯅꯤ ꯑꯁꯤꯇꯅꯤ ꯂꯥꯡꯂꯦꯟ ꯇꯞꯅ ꯏꯃꯥ ꯑꯩꯁꯦ ꯇꯨꯃꯤꯟꯅ ꯁꯨꯝ ꯂꯩꯁꯤꯟꯈꯤꯕꯗꯤ ꯌꯥꯔꯣꯏꯗ꯭ꯔꯥ ꯃꯗꯨ ꯀꯔꯝꯅ ꯌꯥꯒꯅꯤ ꯕꯦꯝꯃ ꯅꯪꯒꯤ ꯅꯁꯥ ꯌꯥꯝꯅ ꯁꯣꯛꯀꯅꯤ ꯈꯨꯗꯣꯡꯊꯤꯕ ꯅꯪꯒꯅꯤ ꯁꯤꯕꯨ ꯐꯠꯇꯕ ꯊꯕꯛꯂꯣ ꯅꯪ ꯋꯥꯈꯜ ꯍꯟꯊꯒꯅꯨꯀꯣ ꯋꯥꯍꯩ ꯀꯌꯥ ꯍꯥꯏꯗꯨꯅ ꯂꯥꯡꯂꯦꯟꯒꯤ ꯄꯨꯛꯅꯤꯡꯕꯨ ꯊꯦꯝꯖꯤꯟꯕꯤꯔꯤ ꯉꯥꯏꯍꯥꯛ ꯋꯥꯔꯤ ꯁꯥꯔꯝꯂꯕ ꯃꯇꯨꯡꯗ ꯂꯥꯡꯂꯦꯟ ꯃꯌꯨꯝꯗ ꯆꯠꯈ꯭ꯔꯦ ꯑꯁꯨꯝ ꯇꯧꯅ ꯀꯥꯂꯦꯟ ꯊꯥꯒꯤ ꯆꯤꯡꯎ ꯊꯥꯡꯖꯤꯡꯂꯥꯏ ꯍꯔꯥꯎꯕ ꯍꯥꯏꯕꯗꯨ ꯌꯧꯁꯤꯜꯂꯛꯂꯦ ꯃꯥꯟꯖꯅ ꯃꯣꯏꯔꯥꯡꯕꯗ ꯍꯥꯏ ꯏꯇꯥꯎ ꯅꯪꯅ ꯏꯃꯥ ꯄꯥꯕꯨꯡꯗ ꯃꯈꯣꯏꯅ ꯁꯤꯜꯂꯤꯕ ꯂꯨꯍꯣꯡꯕꯗꯣ ꯑꯩꯅ ꯌꯥꯕ ꯉꯝꯂꯣꯏ ꯍꯥꯏꯅ ꯑꯃꯨꯛꯇ ꯍꯥꯏꯗꯣꯛꯄꯤꯌꯨ ꯑꯗꯨꯅ ꯀꯔꯤꯒꯤ ꯑꯩ ꯂꯨꯍꯣꯡꯕ ꯉꯝꯂꯣꯏ ꯑꯩꯗꯤ ꯂꯥꯡꯂꯦꯟꯒ ꯈꯛꯇ ꯍꯣꯡꯒꯅꯤ ꯑꯩꯒꯤ ꯉꯛꯁꯝꯗ ꯃꯥꯅ ꯂꯦꯡꯕ ꯀꯨꯟꯗꯣ ꯅꯠꯇꯅ ꯑꯩ ꯑꯇꯩ ꯀꯅꯥꯅ ꯍꯨꯍꯜꯂꯣꯏ ꯏꯇꯥꯎ ꯅꯪꯁꯦ ꯑꯣꯟꯊꯣꯛꯅ ꯋꯥꯈꯜ ꯌꯥꯎꯗꯦꯗꯀꯣ ꯀꯔꯤꯒꯤꯅꯣ ꯍꯥꯏꯕꯅꯤ ꯅꯪꯅ ꯃꯥꯒꯤ ꯋꯥꯈꯜꯗ ꯁꯨꯝ ꯈꯜꯂꯒ ꯂꯩꯔꯤꯕꯁꯤꯕꯣ ꯃꯁꯤ ꯄꯨꯝꯅꯃꯛ ꯑꯩꯅ ꯃꯥꯕꯨ ꯊꯃꯣꯏ ꯁꯦꯡꯅ ꯅꯨꯡꯁꯤꯔꯨꯕꯒꯤꯅꯤ ꯈꯪꯗꯦ ꯑꯩꯗꯤ ꯏꯃꯥꯗꯒ ꯑꯗꯨꯃꯥꯏꯅ ꯍꯥꯏꯕ ꯉꯝꯃꯣꯏꯀꯣ ꯑꯩ ꯉꯝꯃꯣꯏ ꯍꯥꯏꯁꯤꯅꯤ ꯋꯥꯁꯤ ꯌꯥꯝ ꯈꯤꯗ꯭ꯔꯤꯉꯩ ꯌꯥꯗꯦ ꯍꯥꯏꯅ ꯍꯥꯟꯅ ꯍꯥꯏꯍꯧꯕꯅ ꯐꯅꯤ ꯏꯇꯥꯎ ꯃꯗꯨꯃ ꯑꯩꯁꯨ ꯈꯪꯗ꯭ꯔꯦ ꯑꯩ ꯑꯃꯅꯦ ꯁꯨꯛꯌꯥꯎ ꯌꯥꯎꯍꯟꯕꯤꯔꯛꯀꯅꯨꯀꯣ ꯃꯥꯟꯁꯤꯅ ꯃꯣꯏꯔꯥꯡꯕꯗ ꯃꯨꯟꯅ ꯌꯦꯡꯗꯨꯅ ꯏꯇꯥꯎ ꯏꯃꯥꯅ ꯂꯥꯡꯂꯦꯟꯕꯨ ꯃꯃꯧ ꯑꯣꯏꯅ ꯂꯧꯁꯤꯟꯕ ꯉꯝꯂꯣꯏꯗ꯭ꯔꯅꯦ ꯏꯃꯥꯅ ꯃꯥꯕꯨ ꯈꯛ ꯄꯥꯝꯗꯕꯅꯤꯀꯣ ꯑꯩꯗ ꯍꯥꯟꯅ ꯍꯥꯏꯍꯧꯔꯤꯁꯤꯅꯤ ꯏꯃꯥꯅꯁꯨ ꯑꯩꯉꯣꯟꯗ ꯑꯗꯨꯝ ꯍꯥꯏꯕꯅꯤ ꯀꯔꯤꯒꯤ ꯃꯥꯕꯨ ꯄꯥꯝꯗ꯭ꯔꯤꯕ ꯃꯍꯥꯛ ꯑꯁꯤ ꯀꯅꯥꯅꯣ ꯅꯁꯥꯗ ꯂꯥꯏ ꯇꯣꯡꯂꯤꯕ ꯅꯨꯄꯤ ꯑꯃꯅꯤ ꯀꯔꯝꯅ ꯃꯥꯕꯨ ꯌꯨꯝꯒꯤ ꯃꯧ ꯑꯃ ꯑꯣꯏꯅ ꯂꯧꯁꯤꯟꯒꯅꯤ ꯃꯍꯥꯛꯁꯨ ꯃꯤꯅꯤꯅ ꯃꯍꯥꯛꯁꯨ ꯑꯩꯈꯣꯏꯒꯨꯝꯕꯅꯤ ꯏꯃꯥꯅ ꯄꯥꯕꯨꯡꯅ ꯐꯅ ꯌꯥꯝꯅ ꯊꯤꯡꯂꯕꯁꯨ ꯑꯩꯗꯤ ꯃꯥꯕꯨ ꯁꯣꯏꯗꯅ ꯂꯧꯒꯅꯤ ꯑꯗꯨꯗꯤ ꯍꯥꯏꯌꯨꯅꯦ ꯑꯁꯨꯛ ꯀꯨꯏꯕ ꯊꯥ 9-10 ꯁꯤꯈ꯭ꯔꯕꯁꯦ ꯃꯁꯤꯗ ꯅꯪ ꯂꯥꯡꯂꯦꯟꯒ ꯋꯥꯔꯤ ꯁꯥꯟꯅꯕ ꯐꯪꯈ꯭ꯔꯕ꯭ꯔꯥ ꯅꯐꯝꯗꯒꯤ ꯃꯍꯥꯛ ꯉꯁꯤ ꯐꯥꯎꯕ ꯂꯣꯠꯂꯒꯗ ꯂꯩꯕ ꯅꯠꯇ꯭ꯔꯣ ꯄꯨꯝꯅꯃꯛ ꯑꯣꯏꯗꯨꯅꯁꯨ ꯃꯥꯅ ꯑꯩꯕꯨꯗꯤ ꯁꯣꯏꯗꯅ ꯅꯨꯡꯁꯤꯔꯝꯒꯅꯤ ꯃꯗꯨꯅ ꯑꯄꯪꯕ ꯅꯪꯒꯤ ꯋꯥꯈꯜꯅꯤ ꯑꯣꯏꯖꯁꯅꯨ ꯑꯩꯕꯨ ꯑꯄꯪꯕꯅꯤ ꯍꯥꯏꯅ ꯍꯥꯏꯖꯁꯅꯨ ꯑꯩ ꯀꯔꯤꯁꯨ ꯁꯥꯎꯗꯦ ꯅꯪꯒ ꯉꯥꯡꯅꯕ ꯑꯩ ꯉꯝꯗꯦ ꯑꯩꯈꯣꯏꯅ ꯐꯅ ꯍꯥꯏꯔꯁꯨ ꯅꯪꯒꯤ ꯐꯤꯔꯦꯞꯇꯣ ꯍꯣꯡꯂꯔꯣꯏ ꯑꯩ ꯈꯪꯉꯤ ꯏꯇꯥꯎ ꯑꯩ ꯆꯠꯂꯦ ꯍꯌꯦꯡꯃꯨꯛ ꯂꯥꯛꯀꯦ ꯑꯁꯨꯝꯅ ꯍꯥꯏꯔꯝꯂꯒ ꯃꯣꯏꯔꯥꯡꯕ ꯆꯠꯈ꯭ꯔꯦ ꯃꯥꯟꯖ ꯃꯊꯟꯇ ꯐꯝꯗꯨꯅ ꯂꯩꯍꯧꯏ ꯏꯃꯨꯡꯗꯒꯤ ꯃꯥꯟꯖꯒꯤ ꯃꯃꯥꯄꯥꯛꯄꯤ ꯊꯣꯛꯂꯛꯏ ꯏꯕꯨꯡꯉꯣ ꯃꯣꯏꯔꯥꯡꯕꯗꯤ ꯆꯠꯈ꯭ꯔꯕ꯭ꯔꯥ ꯑꯧ ꯆꯠꯈ꯭ꯔꯦ ꯃꯥꯒ ꯀꯔꯤ ꯍꯥꯏꯅꯈ꯭ꯔꯦ ꯀꯩꯁꯨ ꯊꯣꯏꯗꯣꯛꯄ ꯍꯥꯏꯅꯗꯦ ꯃꯁꯥꯒꯤ ꯃꯅꯥꯛꯇ ꯐꯝꯊꯔꯛꯇꯨꯅ ꯏꯕꯨꯡꯉꯣ ꯅꯪꯕꯨ ꯏꯃꯥꯅ ꯍꯥꯏꯕ ꯋꯥꯗꯣ ꯀꯔꯤ ꯈꯜꯂꯕꯒꯦ ꯏꯃꯥ ꯂꯨꯍꯣꯡꯕꯒꯤ ꯋꯥꯗꯨꯔꯥ ꯍꯣꯏꯅꯦ ꯂꯨꯍꯣꯡꯕꯒꯤ ꯋꯥꯗꯨꯅꯤꯅꯦ ꯏꯃꯥ ꯃꯗꯨꯒꯤ ꯋꯥ ꯑꯣꯏꯔꯗꯤ ꯂꯦꯞꯄꯤꯔꯣ ꯃꯈꯥ ꯇꯥꯅ ꯉꯥꯡꯅꯗꯕꯅ ꯐꯅꯤ ꯀꯔꯤꯒꯤ ꯂꯦꯞꯄꯅꯣ ꯂꯦꯞꯄ ꯌꯥꯔꯣꯏ ꯅꯪꯕꯨ ꯑꯗꯨꯝ ꯂꯩꯔꯒꯦ ꯍꯥꯏꯔꯤꯕ꯭ꯔꯣ ꯏꯃꯥ ꯅꯁꯥꯏꯒꯤ ꯄꯨꯛꯅꯤꯡ ꯋꯥꯈꯜꯅ ꯈꯣꯏꯗꯥꯖꯕ ꯅꯨꯡꯁꯤꯖꯕ ꯅꯨꯄꯤ ꯂꯩꯖꯩ ꯅꯪꯅ ꯄꯥꯝꯂꯤꯕ ꯅꯨꯡꯁꯤꯔꯤꯕ ꯅꯨꯄꯤꯗꯣ ꯀꯅꯥꯅꯣ ꯍꯥꯏꯕ ꯑꯩꯅ ꯆꯞ ꯆꯥꯅ ꯈꯪꯏ ꯏꯕꯨꯡꯉꯣ ꯃꯥꯒ ꯃꯔꯤ ꯂꯩꯅꯕ ꯁꯨꯛꯌꯥ ꯌꯥꯔꯣꯏ ꯏꯃꯥꯗꯤꯅꯦ ꯃꯈꯣꯏꯒꯨꯝꯕꯁꯦ ꯌꯥꯝꯅ ꯀꯤꯖꯩ ꯀꯔꯤꯒꯤ ꯀꯤꯔꯤꯕꯅꯣ ꯏꯃꯥ ꯃꯈꯣꯏ ꯑꯁꯤꯕꯨ ꯃꯤ ꯅꯠꯇꯕ꯭ꯔꯣ ꯍꯩ ꯏꯃꯥ ꯋꯥ ꯌꯥꯝꯅ ꯉꯥꯡꯅꯤꯡꯗꯦ ꯅꯄꯥꯕꯨꯡ ꯑꯩꯒꯅ ꯁꯤꯜꯂꯤꯕ ꯂꯨꯍꯣꯡꯕꯁꯤꯗ ꯅꯪ ꯌꯥꯒꯗꯕꯅꯤ ꯏꯃꯥ ꯅꯁꯥ ꯑꯩ ꯌꯥꯕ ꯁꯨꯡꯉꯝ ꯉꯝꯂꯣꯏ ꯑꯣ ꯀꯔꯤꯁꯨ ꯂꯩꯇꯕ ꯅꯨꯄꯤ ꯑꯗꯨꯒꯤꯗꯃꯛ ꯅꯃꯥ ꯅꯄꯥ ꯑꯩꯈꯣꯏꯕꯨ ꯃꯤꯌꯥꯝ ꯃꯥꯡꯗ ꯆꯪꯍꯜꯂꯒꯦ ꯑꯁꯤꯅꯤꯅꯦ ꯃꯗꯨꯗꯤ ꯏꯃꯥꯈꯣꯏ ꯄꯥꯕꯨꯡꯈꯣꯏꯅ ꯁꯤꯟꯖꯕꯅꯤ ꯃꯁꯤꯕꯨ ꯅꯪꯒꯤ ꯐꯅꯕ ꯋꯥ ꯅꯠꯇꯕ꯭ꯔꯣ ꯍꯥ ꯅꯪꯒꯤ ꯐꯅꯕ ꯋꯥ ꯅꯠꯇꯕ꯭ꯔꯥ ꯏꯕ ꯑꯩꯒꯤ ꯐꯅꯕ ꯐꯅ ꯑꯣꯏꯁꯅꯨ ꯅꯆꯥ ꯑꯩꯗꯤ ꯋꯥꯐꯝꯗꯨꯗ ꯌꯥꯕ ꯁꯨꯡꯉꯝ ꯉꯝꯖꯔꯣꯏ ꯑꯩꯒꯤ ꯂꯥꯡꯂꯦꯟ ꯂꯩ
ꯃꯥ ꯅꯠꯇꯅ ꯑꯩ ꯀꯅꯥꯝꯇꯒ ꯂꯨꯍꯣꯡꯂꯣꯏ ꯃꯥꯁꯦ ꯃꯥꯏꯕꯤꯅꯤꯅꯦ ꯃꯥꯏꯕꯤ ꯂꯥꯏꯇꯣꯡꯕꯤ ꯃꯥꯏꯕꯤꯅꯦ ꯃꯥ ꯃꯥꯏꯕꯤ ꯑꯣꯏꯔ ꯀꯩꯗꯧꯔꯒꯦ ꯅꯨꯡꯁꯤꯔꯗꯤ ꯅꯨꯡꯁꯤꯔꯦ ꯂꯦꯞꯈ꯭ꯔꯕꯗꯤ ꯂꯦꯞꯈ꯭ꯔꯦ ꯃꯇꯥꯡ ꯑꯁꯤꯗ ꯋꯥꯔꯤ ꯂꯣꯏꯁꯤꯟꯕꯅ ꯐꯅꯤ ꯃꯥ ꯑꯁꯨꯝꯅ ꯁꯥꯎꯅ ꯍꯥꯏꯔꯝꯂꯒ ꯏꯃꯨꯡꯗ ꯊꯨꯅ ꯆꯪꯉꯤ ꯄꯥꯛꯄꯤꯅ ꯅꯪ ꯑꯗꯨꯝꯅ ꯍꯥꯏꯔꯒ ꯌꯥꯔꯗ꯭ꯔꯣ ꯍꯥ ꯌꯥꯔꯗ꯭ꯔꯥꯏꯕ ꯅꯄꯥꯗꯣ ꯍꯜꯂꯛꯈꯤꯁꯅꯨ ꯈꯪꯒꯅꯦꯕ ꯉꯁꯤꯗꯤ ꯑꯃꯨꯛ ꯃꯊꯟꯇ ꯍꯥꯏꯖꯩ ꯃꯗꯨꯒꯤ ꯂꯩꯋꯥꯇꯤ ꯋꯥꯍꯩꯕꯤ ꯅꯨꯄꯤꯗꯨꯅ ꯑꯩꯒꯤ ꯑꯃꯠꯇ ꯄꯣꯛꯆꯕ ꯏꯆꯥ ꯅꯨꯄꯥꯁꯤꯕꯨ ꯂꯣꯏꯅ ꯍꯦꯛ ꯁꯨꯝꯈꯤꯗ ꯑꯩ ꯍꯧꯖꯤꯛ ꯀꯩꯗꯧꯕ ꯇꯥꯏ ꯑꯩ ꯇꯨꯃꯤꯟꯅ ꯂꯩꯕ ꯌꯥꯗ꯭ꯔꯦ ꯃꯍꯥꯛ ꯋꯥꯈꯜ ꯈꯜꯂꯤ ꯍꯧꯖꯤꯛꯇꯤ ꯏꯕꯨꯙꯧ ꯊꯥꯡꯖꯤꯡ ꯃꯍꯥꯛꯀꯤ ꯍꯔꯥꯎ ꯁꯛꯁꯦꯟꯇꯝ ꯊꯧꯗꯣꯛ ꯀꯨꯝꯍꯩ ꯁꯥꯟꯅꯕꯒꯤ ꯅꯨꯃꯤꯠ ꯍꯥꯏꯕꯗꯨ ꯌꯧꯔꯛꯂꯤ ꯆꯥꯎꯔꯕ ꯃꯣꯏꯔꯥꯡ ꯂꯩꯕꯥꯛ ꯑꯗꯨꯃ ꯀꯣꯏꯔꯥꯡ ꯂꯥꯡꯅꯩ ꯑꯃꯥꯏꯕꯤ ꯊꯥꯒꯣꯏꯅ ꯂꯨꯆꯤꯡꯗꯨꯅ ꯊꯧꯒꯜ ꯄꯥꯡꯏ ꯃꯗꯨꯗ ꯂꯥꯡꯂꯦꯟꯁꯨ ꯌꯥꯎꯏ ꯏꯀꯥꯏꯕ ꯀꯌꯥ ꯊꯥꯗꯣꯛꯇꯨꯅ ꯂꯥꯡꯂꯦꯟ ꯂꯥꯏꯕꯨꯡꯗ ꯊꯣꯛꯏ ꯃꯥꯟꯖꯅ ꯈꯜꯂꯤ ꯏꯕꯨꯙꯧ ꯊꯥꯡꯖꯤꯡ ꯂꯩ ꯍꯔꯥꯎꯕꯗꯤ ꯍꯧꯈ꯭ꯔꯦ ꯍꯔꯥꯎꯕꯁꯤꯗ ꯂꯥꯡꯂꯦꯟꯗꯨꯕꯨ ꯌꯥꯎꯔꯝꯒꯗ꯭ꯔꯥ ꯑꯩ ꯃꯥꯒ ꯌꯥꯝ ꯎꯅꯅꯤꯡꯉꯤ ꯃꯥꯒ ꯋꯥꯔꯤ ꯁꯥꯟꯅꯅꯤꯡꯉꯤ ꯑꯩꯕꯨ ꯍꯔꯥꯎꯕꯨꯡꯗ ꯆꯠꯇꯨꯅ ꯃꯥꯕꯨ ꯌꯥꯎꯕ꯭ꯔꯥ ꯌꯦꯡꯂꯨꯕꯅ ꯐꯒꯗ꯭ꯔꯥ ꯃꯁꯤꯅ ꯐꯒꯅꯤ ꯑꯩ ꯍꯔꯥꯎꯕꯨꯡꯗ ꯆꯠꯂꯒꯦ ꯃꯥꯟꯖꯥ ꯍꯔꯥꯎꯕꯨꯡꯗ ꯆꯠꯅꯕ ꯃꯐꯤ ꯃꯔꯣꯟ ꯁꯦꯠꯆꯤꯜꯂꯤ ꯄꯥꯛꯄꯤꯅ ꯆꯪꯉꯛꯇꯨꯅ ꯅꯨꯃꯤꯗꯥꯡꯁꯤꯗ ꯀꯗꯥꯏ ꯆꯠꯀꯦ ꯍꯥꯏꯔꯤꯕꯅꯣ ꯅꯪꯕꯣ ꯏꯃꯥ ꯂꯥꯏ ꯍꯔꯥꯎꯐꯝꯗ ꯉꯥꯛꯇ ꯆꯠꯂꯒ ꯂꯥꯏ ꯍꯔꯥꯎꯕ ꯌꯦꯡꯒꯦ ꯇꯧꯕꯅꯤ ꯍꯔꯥꯎꯕ ꯌꯦꯡꯕꯒꯤ ꯅꯃꯥꯗ ꯂꯥꯡꯂꯦꯟꯕꯨ ꯎꯕ꯭ꯔꯥ ꯌꯦꯡꯕ ꯆꯠꯄ ꯑꯣꯏꯔꯤꯅꯤꯅꯦ ꯏꯃꯥ ꯃꯗꯨ ꯏꯃꯥꯒꯤ ꯃꯊꯧ ꯅꯠꯇꯦ ꯀꯔꯤꯒꯤ ꯃꯊꯧ ꯅꯠꯇꯕꯅꯣ ꯅꯪꯁꯦ ꯅꯃꯥ ꯑꯩꯅ ꯄꯣꯛꯂꯤꯕꯅꯤ ꯅꯃꯥ ꯅꯄꯥ ꯑꯩꯈꯣꯏꯅ ꯍꯥꯏꯕ ꯋꯥꯁꯦ ꯅꯪ ꯌꯥꯐꯝ ꯊꯣꯛꯏꯅ ꯃꯃꯥ ꯃꯄꯥꯅ ꯍꯥꯏꯕ ꯈꯨꯗꯤꯡꯃꯛ ꯏꯟꯒꯗꯕꯅꯤ ꯍꯥꯏꯕꯒꯤ ꯋꯥꯈꯜꯗꯣ ꯊꯥꯗꯣꯛꯄꯤꯔꯣ ꯏꯃꯥ ꯅꯆꯥꯏꯁꯨ ꯃꯤꯅꯤ ꯑꯩꯒꯤ ꯑꯅꯤꯡꯕ ꯄꯥꯝꯕ ꯇꯧꯕꯗ ꯀꯅꯥ ꯊꯤꯡꯕ ꯉꯝꯗꯧꯔꯤ ꯏꯆꯥꯁꯦ ꯍꯧꯖꯤꯛꯇꯤ ꯆꯥꯎꯔꯛꯂꯕꯅꯤꯅ ꯅꯃꯥ ꯅꯄꯥ ꯑꯩꯈꯣꯏꯕꯨ ꯀꯔꯤꯁꯨ ꯂꯩꯇꯅ ꯈꯜꯂꯕ ꯅꯠꯇ꯭ꯔꯣ ꯃꯗꯨꯗꯤ ꯏꯃꯥ ꯍꯣꯏꯅ ꯑꯣꯏꯍꯟꯕꯅꯤ ꯑꯩ ꯆꯠꯂꯤ ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯐꯝꯗꯨꯗꯒꯤ ꯃꯥ ꯊꯨꯅ ꯊꯣꯛꯈ꯭ꯔꯦ ꯄꯥꯛꯄꯤ ꯁꯥꯎꯅ ꯂꯩꯍꯧꯏ ꯑꯉꯥꯡ ꯃꯥꯅ ꯍꯦꯛꯇ ꯂꯝꯍꯦꯟꯕ ꯌꯥꯕ꯭ꯔꯥ ꯑꯩ ꯇꯧꯒꯦ ꯌꯦꯡꯉꯣꯕ ꯃꯥꯟꯖꯥ ꯃꯇꯥꯎ ꯃꯔꯥꯝꯕꯒꯤ ꯃꯌꯨꯝ ꯇꯝꯅ ꯆꯠꯂꯤ ꯃꯥꯅ ꯍꯥꯏ ꯏꯇꯥꯎ ꯂꯥꯏ ꯍꯔꯥꯎꯕ ꯌꯦꯡꯁꯤ ꯂꯥꯛꯑꯣ ꯍꯧꯖꯤꯛꯄꯣ ꯑꯩ ꯇꯜꯂꯤꯗ ꯂꯥꯛꯑꯣꯕ ꯉꯥꯛꯇꯪꯅꯤ ꯂꯥꯏ ꯍꯔꯥꯎꯕꯗꯣ ꯍꯧꯗ ꯉꯥꯏꯔꯤꯕꯅꯤꯅ ꯃꯤꯁꯨ ꯀꯩꯁꯨ ꯌꯦꯡꯕ ꯂꯥꯛꯅꯔꯝꯃꯣꯏ ꯑꯗꯨꯏꯁꯨ ꯉꯥꯛꯇꯪꯅꯤ ꯐꯠ ꯑꯃꯨꯛ ꯍꯜꯂꯛꯁꯤ ꯁꯤ ꯍꯧꯒꯠꯂꯣ ꯏꯇꯥꯎ ꯀꯣꯊꯗꯨꯅ ꯂꯩꯔꯝꯁꯤ ꯍꯧꯒꯠꯂꯣ ꯑꯩ ꯆꯥꯛ ꯑꯝꯇ ꯆꯥꯗ꯭ꯔꯤ ꯑꯩꯁꯨ ꯆꯥꯗ꯭ꯔꯤꯃꯤ ꯍꯣꯔꯦꯟ ꯍꯜꯂꯛꯂ ꯆꯥꯔꯣ ꯏꯇꯥꯎ ꯑꯁ ꯁꯠ ꯍꯧꯒꯠꯂꯣꯅꯤ ꯏꯇꯥꯎ ꯃꯈꯨꯠ ꯄꯥꯏꯗꯨꯅ ꯆꯤꯡꯈꯠꯂꯤ ꯃꯔꯥꯝꯕꯅ ꯅꯪꯒꯤꯁꯦ ꯃꯥꯏꯕꯤ ꯂꯩꯁꯥꯕꯤꯗꯣ ꯃꯥ ꯌꯥꯎꯕ꯭ꯔꯅ ꯌꯦꯡꯕ ꯆꯠꯄ ꯑꯣꯏꯔꯤꯅꯤꯅꯦ ꯍꯣꯏꯅꯦ ꯂꯥꯛꯑꯣꯅꯦ ꯆꯠꯁꯤꯅꯦ ꯐꯨꯔꯤꯠ ꯑꯝꯇ ꯍꯣꯡꯗꯣꯔꯛꯈꯤꯒꯦ ꯑꯝꯇ ꯉꯥꯏꯈꯣ ꯍꯣꯡꯗ꯭ꯔꯁꯨ ꯌꯥꯔꯤ ꯏꯇꯥꯎ ꯅꯪꯅꯤ ꯀꯩꯗꯧꯔꯒꯦ ꯃꯔꯥꯝꯕ ꯐꯨꯔꯤꯠ ꯑꯃꯨꯛ ꯍꯣꯡꯗꯣꯛꯏ ꯃꯈꯣꯏꯅꯤ ꯊꯣꯛꯂꯛꯏ ꯏꯇꯥꯎ ꯅꯪꯅ ꯇꯧꯔꯤꯁꯤ ꯑꯩ ꯇꯟꯗꯤ ꯇꯜꯂꯤꯀꯣ ꯉꯥꯛꯇꯪꯅꯤ ꯍꯥꯏꯕꯅꯤꯀꯣ ꯃꯈꯣꯏ ꯑꯅꯤ ꯂꯥꯏ ꯍꯔꯥꯎꯕꯨꯡ ꯇꯝꯅ ꯆꯠꯂꯤ ꯁꯣꯝꯗ ꯂꯥꯏꯕꯨꯡ ꯑꯗꯨꯗ ꯑꯃꯥꯏꯕꯤꯁꯤꯡꯅ ꯃꯥꯡ ꯊꯥꯗꯨꯅ ꯖꯒꯣꯏ ꯁꯥꯔꯤ ꯃꯇꯨꯡꯗꯅ ꯂꯥꯏ ꯄꯨꯕ ꯅꯨꯄꯥ ꯅꯨꯄꯤꯁꯤꯡꯅ ꯏꯟꯅꯔꯤ ꯖꯒꯣꯏ ꯁꯥꯔꯤꯕ ꯃꯥꯏꯕ ꯃꯥꯏꯕꯤꯁꯤꯡ ꯑꯗꯨꯒꯤ ꯃꯔꯛꯇ ꯂꯥꯡꯂꯦꯟꯁꯨ ꯌꯥꯎꯏ ꯁꯔꯣꯡ ꯁꯦꯠꯇꯨꯅ ꯃꯃꯥꯏꯗ ꯑꯔꯩꯕ ꯃꯈꯩ ꯀꯦꯗꯨꯅ ꯃꯍꯥꯛ ꯖꯒꯣꯏ ꯁꯥꯔꯤ ꯀꯦꯅꯤꯡꯗꯨꯅ ꯀꯦꯕꯗꯤ ꯃꯍꯥꯛ ꯅꯠꯇꯦ ꯑꯃꯥꯏꯕꯤ ꯊꯥꯒꯣꯏꯅ ꯂꯩꯕꯨꯡ ꯃꯌꯥꯏꯗ ꯂꯦꯞꯇꯨꯅ ꯃꯈꯣꯜ ꯍꯧꯅ ꯂꯥꯎꯏ ꯍꯣ ꯂꯥꯏꯅꯤꯡꯊꯧ ꯂꯥꯏꯔꯦꯝꯕꯤꯒꯤ ꯃꯄꯥꯔꯤ ꯃꯃꯣꯝ ꯂꯣꯏꯁꯥ ꯍꯧꯖꯤꯛꯇꯤ ꯏꯕꯨꯙꯧ ꯏꯕꯦꯟꯗꯧ ꯑꯅꯤꯒꯤ ꯁꯅꯥ ꯁꯪꯒꯥꯏ ꯀꯠꯂꯨꯕꯒꯤ ꯆꯥꯍꯣꯡꯅꯕ ꯉꯥꯍꯣꯡꯅꯕ ꯈꯨꯟꯖꯥꯎꯅꯕ ꯂꯥꯏꯆꯥꯎꯅꯕ ꯃꯌꯥꯝ ꯄꯨꯝꯅꯃꯛ ꯀꯦꯅ ꯀꯦꯅ ꯖꯒꯣꯏ ꯁꯥꯔꯁꯦ ꯃꯥꯏꯕ ꯃꯥꯏꯕꯤ ꯂꯥꯏ ꯄꯨꯕ ꯄꯨꯕꯤ ꯃꯈꯣꯏ ꯃꯌꯥꯝꯅ ꯖꯒꯣꯏ ꯁꯥꯔꯤ ꯂꯥꯡꯂꯦꯟ ꯖꯒꯣꯏ ꯁꯥꯕ ꯌꯥꯝꯅ ꯍꯩ ꯂꯥꯏꯒꯤ ꯊꯕꯛ ꯇꯧꯔꯕꯅꯤꯅ ꯃꯍꯥꯛ ꯃꯄꯨꯛꯅꯤꯡ ꯆꯪꯏ ꯊꯦꯛꯅ ꯅꯧꯅ ꯌꯥꯝꯅ ꯐꯖꯅ ꯖꯒꯣꯏ ꯁꯥꯏ ꯑꯌꯦꯡꯕ ꯀꯥꯡꯕꯨꯒꯤ ꯃꯤꯠꯅ ꯂꯥꯡꯂꯦꯟꯇꯕꯨ ꯇꯥꯟꯅꯗꯨꯅ ꯌꯦꯡꯂꯤ ꯃꯥꯟꯖꯒ ꯃꯔꯥꯝꯕꯒꯁꯨ ꯃꯐꯝꯗꯨ ꯌꯧꯁꯤꯜꯂꯛꯂꯤ ꯃꯥꯟꯖꯗꯤ ꯍꯦꯛ ꯌꯧꯔꯛꯄꯒ ꯃꯀꯣꯛꯇꯨ ꯊꯥꯡꯒꯠꯇꯨꯅ ꯂꯩꯕꯨꯡꯂꯣꯝꯗ ꯍꯥꯟꯅ ꯌꯦꯡꯈ꯭ꯔꯤ ꯂꯥꯡꯂꯦꯟꯕꯨ ꯌꯥꯎꯕ꯭ꯔꯥ ꯍꯥꯏꯅ ꯃꯍꯥꯛ ꯀꯟꯅ ꯌꯦꯡꯂꯤ ꯑꯃꯥꯏꯕꯤ ꯊꯥꯒꯣꯏꯅ ꯃꯥꯒꯤ ꯅꯨꯡꯁꯤꯔꯕ ꯈꯣꯟꯖꯦꯜꯗ ꯍꯔꯥꯎ ꯏꯁꯩ ꯁꯛꯂꯛꯏ ꯆꯤꯡꯎ ꯂꯥꯏꯌꯣ ꯂꯥꯏꯅꯤꯡꯊꯧ ꯈꯣꯏꯃꯣꯝꯅ ꯂꯥꯏꯌꯣ ꯂꯥꯏꯔꯦꯝꯕꯤ ꯆꯤꯡꯎꯕ ꯀꯥꯡꯂꯩ ꯅꯁꯨꯃꯥ ꯅꯄꯥꯔꯤ ꯅꯃꯣꯝ ꯑꯩꯈꯣꯏꯅ ꯂꯥꯡꯂꯦꯟ ꯖꯒꯣꯏ ꯁꯥꯔꯤ ꯃꯥꯟꯖꯥ ꯃꯃꯤꯠꯇꯨꯅ ꯁꯨꯝ ꯌꯦꯡꯂꯛꯄꯗ ꯂꯩꯕꯨꯡ ꯃꯌꯥꯏꯗ ꯖꯒꯣꯏ ꯁꯥꯔꯤꯕ ꯂꯥꯡꯂꯦꯟꯕꯨ ꯍꯦꯛ ꯎꯔꯨꯔꯤ ꯂꯥꯡꯂꯦꯟ
ꯃꯔꯥꯝꯕ ꯁꯠ ꯌꯦꯡꯊꯣꯔꯛꯏ ꯂꯩꯔꯕꯣ ꯑꯁꯤꯗ ꯖꯒꯣꯏ ꯁꯥꯔꯒ ꯂꯩꯔꯦ ꯃꯥꯟꯖꯥ ꯃꯃꯥꯡꯋꯥꯏꯗ ꯈꯔ ꯆꯈꯠꯇꯨꯅ ꯂꯥꯡꯂꯦꯟꯅ ꯖꯒꯣꯏ ꯁꯥꯕꯗꯨꯕꯨ ꯃꯃꯤꯠ ꯀꯨꯞꯇꯕ ꯃꯈꯩ ꯌꯦꯡꯗꯨꯅ ꯂꯩꯈ꯭ꯔꯦ ꯃꯔꯥꯝꯕꯅ ꯀꯩꯅꯣ ꯏꯇꯥꯎ ꯅꯪꯒꯤ ꯈꯨꯌꯦꯡꯗꯨꯕꯣ ꯃꯥꯅ ꯍꯥꯏꯕ ꯋꯥꯒ ꯑꯝꯇ ꯇꯥꯈꯤꯗ꯭ꯔꯦ ꯃꯍꯥꯛ ꯃꯨꯟꯅ ꯌꯦꯡꯗꯨꯅ ꯂꯩꯔꯤ ꯂꯥꯡꯂꯦꯟ ꯖꯒꯣꯏ ꯁꯥꯊꯦꯛ ꯇꯝꯂꯝꯕꯅꯤ ꯅꯨꯄꯥꯔꯣꯝ ꯃꯄꯥ ꯌꯧꯔꯛꯄꯗꯨꯗ ꯍꯥꯏꯐꯦꯠ ꯃꯃꯤꯠꯇꯨꯅ ꯌꯦꯡꯂꯨꯏ ꯃꯗꯨꯗ ꯃꯥꯟꯖꯅ ꯃꯃꯥꯡꯗ ꯂꯦꯞꯂꯒ ꯂꯩꯔꯤꯕꯗꯨ ꯃꯍꯥꯛ ꯈꯪꯉꯨ ꯍꯦꯛ ꯎꯔꯨꯔꯤ ꯂꯥꯡꯂꯦꯟ ꯃꯃꯥꯏꯗꯨ ꯁꯠ ꯂꯩꯊꯣꯛꯈ꯭ꯔꯦ ꯃꯥꯒꯤ ꯃꯊꯃꯣꯏ ꯇꯅꯤꯛꯏ ꯂꯥꯏꯁꯪ ꯃꯄꯥ ꯌꯧꯕꯒ ꯃꯍꯥꯛ ꯂꯥꯏꯕꯨꯡꯗ ꯆꯪꯈ꯭ꯔꯦ ꯃꯥꯟꯖꯅ ꯆꯪꯈ꯭ꯔꯦꯅꯦ ꯑꯩꯕꯨ ꯎꯕꯗ ꯃꯍꯥꯛ ꯆꯪꯈ꯭ꯔꯦ ꯀꯩꯒꯤꯅꯣ ꯃꯥꯅ ꯍꯧꯖꯤꯛ ꯐꯥꯎꯕ ꯑꯗꯨꯝ ꯂꯣꯠꯂꯤꯕꯁꯤꯕꯣ ꯑꯩꯅ ꯃꯥꯕꯨ ꯅꯨꯡꯁꯤꯔꯦ ꯍꯥꯏꯕꯁꯦ ꯃꯍꯥꯛ ꯈꯪꯗ꯭ꯔ ꯃꯥꯜꯂꯦ ꯏꯇꯥꯎ ꯑꯩꯒꯤ ꯋꯥꯈꯜꯗꯗꯤ ꯀꯥꯟꯅꯔꯣꯏ ꯃꯥꯒꯤ ꯊꯣꯛꯄ ꯇꯧꯖꯔꯁꯅꯨ ꯂꯥꯛꯑꯣ ꯑꯩꯈꯣꯏꯅ ꯍꯟꯈ꯭ꯔꯁꯤ ꯃꯣꯏꯔꯥꯝꯕꯅ ꯃꯥꯟꯖꯕꯨ ꯁꯤꯡꯉꯤ ꯂꯥꯛꯑꯣꯁꯤ ꯍꯜꯂꯁꯤ ꯃꯥꯟꯖꯅ ꯂꯥꯏꯕꯨꯡ ꯑꯗꯣꯝꯗ ꯌꯦꯡꯅ ꯌꯦꯡꯅ ꯃꯈꯣꯡ ꯊꯥꯡꯗꯣꯔꯛꯏ ꯃꯣꯏꯔꯥꯝꯕꯅ ꯄꯨꯟꯁꯤ ꯆꯨꯞꯄꯒꯤ ꯃꯥ ꯂꯣꯠꯂꯒ ꯂꯩꯖꯈ꯭ꯔꯁꯅꯨ ꯂꯥꯛꯑꯣ ꯌꯥꯔꯁꯤ ꯃꯥꯟꯖꯕꯨ ꯁꯤꯡꯗꯨꯅ ꯄꯨꯈ꯭ꯔꯦ ꯂꯥꯡꯂꯦꯟ ꯀꯥ ꯃꯅꯨꯡꯗ ꯆꯪꯗꯨꯅ ꯃꯍꯥꯛ ꯂꯩ ꯈꯪꯍꯧꯗꯅ ꯃꯥꯒꯤ ꯃꯤꯂꯨ ꯑꯅꯤꯗꯒꯤ ꯄꯤꯔꯥꯡ ꯁꯤꯟꯊꯔꯛꯏ ꯑꯩꯒꯤ ꯁꯛꯇꯝꯕꯨ ꯃꯥꯅ ꯎꯈ꯭ꯔꯕ ꯃꯥꯅ ꯑꯩꯁꯦ ꯀꯔꯤꯅꯤ ꯍꯥꯏꯅ ꯈꯜꯂꯝꯒꯅꯤ ꯑꯁꯨꯛ ꯌꯥꯝꯅ ꯏꯀꯥꯏꯕ ꯅꯪꯕ ꯑꯩ ꯃꯈꯥ ꯇꯥꯅ ꯍꯤꯡꯅꯤꯡꯗ꯭ꯔꯤ ꯑꯁꯨꯝꯅ ꯂꯩꯒꯗꯕꯒꯤ ꯁꯔꯨꯛ ꯑꯩ ꯁꯤꯈꯤꯕꯅ ꯍꯦꯟꯅ ꯐꯔꯦ ꯍꯥꯟꯅꯗꯒꯤ ꯍꯧꯅ ꯏꯀꯥꯏꯗꯨꯅꯒ ꯂꯩꯕꯒ ngasi magi phibamdu manjana ko ukibaga thoin hini kaikri langlen magi ningli baduna jumlagani khan pijet ama hongdoktuna mahak makokta phi makumduna haraubungdagi lona thuglei mahak loktak patamna lai leiramba hi ama ka khatuna mahak hi holi asum khara makai holi ama marak aduda ma tholaktuna hi holi khara yamna hollaw matungda humdi amagi manak tamna hi du honjilli aduga humdi dugi mathakta ka khali Langlena makul thokna he loktak leireni nangi na sai gona kasidagi ai tillage laibak thibi na mom ai bulausin biyu ko ai makhatana taibang pala sidi hingingchi ikai bana thumat labai gi punsi se ironung da tindu na mangkrasano asi haiduna nongdol thakta thokliba taniklaba thasamabu amuktang hana yenglamlaga humdi mathak adudagi ising na songthagi tawi matang tanja sida nupa magi khonjel na haire isano nangi mara khungul lirakpadi ukhiche isano nongbu kaida leibage chui ha ha khonjel sida langle mamai sat lai thorakli amma marak tuda nupa ama hi holaklibda mahak ui nupa se atei kana sunate manjani manja mahak mayumda haluji Thamoigi 𝗧𝗵𝗵 adubu pothage khanna patlomda kumlakpani maduda nupi amna hi honkibadu uraduna tanarakpani kona thangda nupi du langleni haiba mahak khanglei mahak na hai isano nangi mara khongol lirakli pai mo wakhal thenmali tilang mabu khayona unbi ne da ta khone langlen mamai lei thoki manjana langlengi manak tamna sangsili aduga makha tai senglaba khang thamoina Nura nangi damak chingjau gumna ngasi su lepni ningol puning hongbi khino langli na tapna ikai sengoi sanduna tara khulak biyamna chopa ikai ba nangsari masidagi hendoraktuna pamu magi mapangda phauba ikai ba nangle do hingjaningri malemda thajakrage tawaisi isano nangna yaibi thabato pakhang isu Nangi haina khongthang tungilakani lepkraba khongphamni mapok simagi langle nangi phirap tu honglo ai bu amuk khambiraganu ai hingsaningchi adudi namang thana pakhang yaibi thawaise pamu bu leida thai ningol misna anina pen yengjaho asi haiduna prapap sangsinduna thokliba tha thawan nakhoi su khangau nungsi wasak amagi damak thawaisi pamuduna tharage sariso Matau aduda langlen mathamoidu pakhatli haizei tamanja pakhang khongpham do adu yomna lepirabadi nangi langlegi thangboisu amuk hana hongkhra adumna tawhide adudi hayo aibu nuksi haiduna he loktak leiremi nangi na tambak da saujara khibi ai
ꯃꯝꯂꯕ ꯅꯣꯡꯌꯥꯏ ꯑꯁꯤꯗ ꯅꯪꯒꯤ ꯅꯇꯝꯕꯥꯛꯇ ꯂꯦꯞꯃꯤꯟꯅꯔꯤꯕ ꯃꯍꯥꯛ ꯑꯁꯤ ꯃꯄꯣꯛ ꯃꯄꯣꯛ ꯈꯨꯗꯤꯡꯗ ꯅꯤꯡꯉꯣꯜ ꯑꯩꯇꯒꯤ ꯑꯣꯏꯍꯟꯕꯤꯌꯨꯀꯣ ꯇꯥꯃꯥꯟꯖ ꯅꯤꯡꯉꯣꯜ ꯄꯨꯛꯅꯤꯡꯅ ꯅꯪꯕꯨꯗꯤ ꯊꯃꯣꯏ ꯁꯦꯡꯅ ꯅꯨꯡꯁꯤ ꯑꯗꯨ ꯂꯪꯂꯦ ꯍꯧꯖꯤꯛꯃꯛ ꯄꯥꯈꯪ ꯑꯩꯒꯤ ꯏꯔꯥꯏꯂꯩꯗ ꯆꯠꯂꯁꯤ ꯃꯁꯤꯗ ꯂꯥꯡꯂꯦꯅ ꯈꯨꯝꯃꯤ ꯏꯕꯨꯙꯧ ꯊꯥꯡꯖꯤꯡꯂꯥꯏ ꯃꯍꯥꯛ ꯍꯔꯥꯎꯕ ꯍꯧꯕꯗ ꯉꯥꯏꯔꯤ ꯇꯍꯣꯏꯗꯤ ꯍꯌꯦꯡ ꯆꯤꯡꯎ ꯃꯥꯅ ꯍꯔꯥꯎ ꯃꯊꯣꯏ ꯀꯥꯕ ꯂꯣꯏꯈ꯭ꯔꯕ ꯀꯥꯟ ꯃꯐꯝ ꯑꯁꯤꯗ ꯏꯁꯥꯕꯤ ꯅꯪꯕꯨ ꯂꯥꯛꯄ ꯉꯥꯏꯖꯔꯝꯒꯦ ꯋꯥꯔꯧꯔꯕ ꯊꯃꯣꯏ ꯑꯅꯤꯗꯨ ꯃꯤꯀꯨꯞꯁꯤꯗ ꯅꯣꯛꯄ ꯐꯪꯖꯔꯦ ꯂꯩꯛꯁꯅꯥ ꯇꯥꯕ꯭ꯔꯣ ꯅꯍꯥꯛꯄꯨ ꯏꯃꯥꯅ ꯀꯧꯔꯤꯕ ꯑꯁꯦ ꯅꯨꯃꯤꯠꯁꯦ ꯋꯥꯇꯣꯟ ꯌꯧꯗꯧꯔꯦ ꯅꯪꯕꯨ ꯀꯣꯅꯨꯡ ꯆꯠꯂꯣꯏꯗ꯭ꯔꯣ ꯍꯧꯒꯠꯂꯣꯅꯦ ꯊꯦꯡꯉꯦ ꯍꯣꯏ ꯏꯃꯥ ꯍꯧꯒꯠꯂꯒꯦ ꯕꯥꯖꯤꯗꯤ ꯍꯧꯒꯠꯈ꯭ꯔꯕ ꯏꯃꯥ ꯅꯪ ꯕꯥꯖꯤꯗꯤ ꯍꯧꯒꯠꯈꯤꯕ ꯀꯨꯏꯔꯦꯗ ꯅꯪ ꯍꯧꯒꯠꯂꯛꯄ ꯉꯥꯏꯕ ꯑꯣꯏꯅ ꯂꯩꯀꯥꯏꯗ ꯋꯥꯖꯥꯎ ꯀꯟꯅ ꯉꯥꯡꯍꯧꯔꯤ ꯑꯩꯈꯣꯏ ꯕꯥꯖꯤꯁꯦ ꯁꯟ ꯁꯦꯟꯃꯤꯟꯅꯕ ꯑꯣꯟꯊꯣꯛꯅ ꯅꯨꯡꯉꯥꯏꯈꯤꯗ꯭ꯔꯕꯖꯥꯠꯅꯤ ꯈꯪꯉꯕ ꯏꯃꯥ ꯀꯣꯅꯨꯡ ꯍꯦꯛ ꯌꯧꯈꯤꯕꯒ ꯃꯥꯒꯤ ꯊꯣꯛꯄ ꯑꯃ ꯇꯧꯔꯒ ꯂꯩꯈꯤꯗꯣꯏꯅꯤ ꯋꯥꯖꯥꯎꯅ ꯃꯔꯣꯜ ꯑꯃ ꯉꯥꯡꯂꯤꯕ ꯑꯩ ꯌꯥꯝꯅ ꯏꯀꯥꯏꯕꯖꯥꯠꯅꯤꯀꯣ ꯏꯃꯥꯒꯤ ꯂꯩꯛꯁꯅꯥ ꯋꯥꯔꯁꯨ ꯋꯥꯅ ꯈꯔ ꯈꯥꯡꯕ ꯇꯥꯔꯦꯗꯅ ꯏꯃꯥ ꯏꯆꯥꯗꯤ ꯃꯤꯔꯣꯜ ꯊꯨꯡꯗꯕ ꯅꯄꯥ ꯑꯁꯤꯅ ꯍꯤꯡꯂꯤꯕ ꯐꯥꯎꯕꯗꯤ ꯏꯃꯥ ꯅꯪꯁꯦ ꯀꯃꯥꯏꯅ ꯑꯕꯣꯛꯀ ꯏꯙꯧꯒꯅ ꯍꯅꯨꯕ ꯕꯥꯖꯤꯁꯤꯗ ꯊꯥꯖꯔꯝꯃꯤꯅꯣ ꯑꯩꯗꯤ ꯉꯛꯑꯦ ꯌꯥꯝꯅ ꯍꯣꯏ ꯏꯕꯦꯝꯃ ꯃꯇꯝꯗꯨꯗꯗꯤ ꯈꯔ ꯑꯍꯜ ꯑꯣꯏꯖꯔꯕꯁꯨ ꯅꯈꯣꯏ ꯕꯥꯖꯤꯁꯦ ꯁꯦꯜꯒ ꯈꯔ ꯄꯥꯏꯗꯅ ꯃꯈꯣꯏꯒꯤ ꯈꯨꯟ ꯑꯁꯤꯗ ꯃꯃꯤꯡ ꯈꯔ ꯑꯗꯨꯛ ꯆꯠꯂꯝꯃꯤ ꯃꯗꯨꯒꯤ ꯅꯃꯥꯗ ꯅꯪ ꯕꯥꯖꯤ ꯑꯁꯤꯅꯁꯨ ꯅꯙꯧ ꯅꯕꯣꯛꯅ ꯌꯥꯅꯕ ꯆꯠꯂꯝꯃꯤ ꯑꯩꯈꯣꯏꯒꯤ ꯂꯩꯀꯥꯏ ꯑꯗꯨꯗ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯂꯥꯛꯇꯨꯅ ꯁꯨꯔꯨ ꯍꯦꯛ ꯅꯩꯗꯨꯅ ꯂꯩꯔꯤꯕ ꯃꯗꯨꯗ ꯅꯕꯣꯛꯀ ꯅꯙꯧꯒꯅ ꯁꯦꯜꯁꯦ ꯍꯦꯛꯇ ꯄꯩꯈꯩ ꯄꯥꯏꯔꯕꯣꯏꯅꯤꯡꯗꯅ ꯏꯃꯥꯁꯦ ꯑꯉꯥꯡ ꯑꯣꯏꯔꯕꯁꯨ ꯅꯪ ꯕꯥꯖꯤ ꯑꯁꯤꯗ ꯊꯥꯖꯔꯤꯕꯅꯤꯗꯅ ꯑꯩꯈꯣꯏ ꯏꯕꯣꯛꯀ ꯏꯙꯧꯒꯁꯦ ꯁꯦꯜ ꯄꯥꯏꯕꯗꯤ ꯈꯔ ꯄꯥꯝꯂꯛꯄꯖꯥꯠꯅꯤꯅꯦ ꯑꯍꯜ ꯑꯣꯏꯔꯁꯨ ꯑꯗꯣ ꯏꯃꯥ ꯕꯥꯖꯤꯗꯣ ꯀꯧꯁꯟꯕꯤꯌꯨꯔꯣ ꯃꯇꯝꯁꯦ ꯌꯥꯝꯅ ꯊꯦꯡꯂꯝꯒꯗꯕ ꯃꯥꯜꯂꯤ ꯉꯔꯥꯡ ꯏꯅꯤꯡꯊꯧꯅ ꯈꯔ ꯉꯟꯅ ꯂꯥꯛꯎ ꯍꯥꯏꯔꯛꯈꯤꯕꯅꯤ ꯕꯥꯖꯤꯗ ꯃꯥꯗꯤ ꯂꯣꯏꯅ ꯀꯥꯎꯔꯝꯃꯅꯤ ꯋꯥꯖꯥꯎ ꯉꯥꯏꯍꯥꯛ ꯉꯥꯡꯅꯕ ꯍꯣꯠꯅꯔꯤꯉꯩꯗ ꯑꯗꯨꯕꯨꯗꯤ ꯀꯔꯤꯅꯣꯅꯦ ꯑꯣꯏꯕꯅꯅꯦ ꯀꯣꯅꯨꯡꯒꯤ ꯁꯟ ꯁꯦꯟꯕ ꯑꯣꯏꯔꯒ ꯃꯤꯉꯣꯟꯗ ꯂꯤꯕ ꯋꯥꯔꯤꯗꯅ ꯀꯣꯅꯨꯡꯒꯤ ꯐꯝꯅꯥꯏꯕ ꯑꯃꯒꯨꯝ ꯋꯥꯔꯤ ꯂꯤꯕ ꯉꯝꯂꯤꯕ ꯅꯪ ꯕꯥꯖꯤꯅꯤ ꯍꯣꯏ ꯏꯃꯥ ꯀꯧꯁꯤꯜꯂꯛꯂꯒꯦ ꯅꯪꯁꯨ ꯂꯣꯏꯁꯤꯜꯂꯝꯃꯣꯀꯣ ꯂꯩꯛꯁꯅꯥ ꯍꯣꯏ ꯏꯃꯥ ꯑꯩꯕꯨꯗꯤ ꯀꯨꯏꯔꯣꯏꯌꯦ ꯂꯣꯏꯁꯤꯟꯕ ꯕꯥꯖꯤꯅꯦ ꯉꯥꯡꯗꯅ ꯑꯃꯨꯛ ꯀꯦꯔꯛꯈꯤꯗꯣꯏꯁꯦ ꯅꯪꯗ ꯂꯣꯏꯁꯤꯜꯂꯒ ꯂꯩꯔꯝꯃꯣꯁꯦ ꯏꯃꯥ ꯅꯪ ꯕꯥꯖꯤ ꯀꯧꯔꯨꯈꯤꯒꯦ ꯍꯣꯏ ꯏꯃꯥ ꯂꯩꯛꯁꯅꯥ ꯃꯃꯥꯅ ꯃꯄꯥꯕꯨ ꯀꯧꯕ ꯆꯠꯈ꯭ꯔꯤꯉꯩ ꯃꯥꯁꯨ ꯁꯠ ꯂꯣꯏꯁꯤꯟꯕ ꯌꯥꯕ ꯂꯣꯏꯁꯤꯜꯂꯤ ꯊꯪꯅꯕ ꯈꯨꯟꯗ ꯂꯩꯛꯁꯅꯥꯒ ꯀꯣꯅꯨꯡꯗ ꯁꯟ ꯁꯦꯟꯃꯤꯟꯅꯕ ꯃꯕꯨꯛ ꯈꯔ ꯐꯠꯇꯕꯤ ꯀꯨꯆꯨꯁꯨ ꯈꯔ ꯁꯦꯡꯗꯕꯤ ꯃꯁꯛꯁꯨ ꯌꯥꯝꯅ ꯊꯤꯕꯤ ꯃꯤꯈꯨꯕꯤ ꯀꯧꯕꯤ ꯂꯩꯁꯥꯕꯤ ꯑꯃꯁꯨ ꯂꯩꯔꯝꯃꯤ ꯃꯤꯠꯈꯨꯕꯤ ꯏꯁꯧ ꯂꯥꯡꯗꯨꯅ ꯀꯣꯅꯨꯡ ꯆꯠꯅꯕ ꯂꯣꯏꯁꯤꯜꯂꯤ ꯃꯥꯅ ꯉꯁꯥꯏꯗꯒꯤ ꯏꯁꯧ ꯂꯥꯡꯂꯤꯕꯗꯣ ꯇꯥꯅꯤꯡꯗ꯭ꯔꯗꯨꯅ ꯍꯥꯏꯔꯛꯏ ꯃꯃꯥ ꯃꯦꯝꯇꯣꯝꯕꯤꯅ ꯏꯃꯥꯒꯤ ꯃꯤꯠꯈꯨꯕꯤ ꯅꯍꯥꯛꯅ ꯉꯁꯥꯏ ꯑꯌꯨꯛ ꯌꯦꯟꯗ ꯑꯉꯟꯕꯗꯒꯤ ꯏꯁꯧ ꯂꯥꯡꯗꯨꯅ ꯀꯦꯔꯤꯕ ꯑꯗꯨꯕꯨ ꯂꯣꯏꯗ꯭ꯔꯤꯕꯔꯣ ꯏꯃꯥꯗꯤ ꯇꯥꯅꯤꯡꯗꯕꯅ ꯂꯣꯏꯔꯦ ꯂꯣꯏꯁꯤꯟꯕ ꯂꯣꯏꯔꯗꯤ ꯈꯔ ꯊꯨꯅ ꯆꯠꯈ꯭ꯔꯣꯕ ꯏꯁꯥꯅ ꯅꯨꯡꯉꯥꯏꯇꯕꯅꯦ ꯅꯪꯒꯤ ꯅꯈꯣꯜ ꯑꯊꯤꯕꯗꯨꯅꯒ ꯏꯁꯧ ꯂꯥꯡꯂꯒ ꯑꯗꯨꯝ ꯂꯩꯕꯅꯦ ꯑꯩ ꯀꯣꯛꯁꯦ ꯀꯔꯤꯅꯣ ꯑꯃ ꯇꯧꯔꯦ ꯏꯃꯥ ꯆꯠꯂꯗꯕꯅꯦ ꯊꯪꯅꯕꯒꯤ ꯏꯇꯥ ꯂꯩꯛꯁꯅꯥꯒ ꯃꯣꯏ ꯕꯥꯖꯤꯒꯗꯣ ꯂꯥꯛꯇ꯭ꯔꯤ ꯃꯣꯏ ꯂꯥꯛꯄ ꯉꯥꯏꯕ ꯑꯣꯏꯅ ꯁꯨꯝ ꯀꯦꯁꯤꯟꯕꯅꯦ ꯍꯣꯔꯦꯟ ꯔꯥꯖꯀꯨꯃꯥꯔ ꯌꯨꯍꯦꯟꯕꯅ ꯍꯦꯛ ꯎꯕꯒ ꯑꯩꯕꯨ ꯑꯄꯥꯝꯕ ꯄꯣꯛꯅꯕ ꯍꯥꯏꯗꯅ ꯁꯣꯏꯗꯅ ꯄꯣꯛꯂꯅꯤ ꯈꯪꯉꯤ ꯔꯥꯖꯀꯨꯃꯥꯔ ꯌꯨꯍꯦꯟꯕꯅ ꯏꯆꯥꯕꯨ ꯍꯦꯛ ꯎꯕꯒ ꯑꯄꯥꯝ ꯅꯨꯡꯁꯤ ꯄꯣꯛꯄꯗꯤ ꯂꯥꯏꯔꯗꯅ ꯀꯤꯗꯨꯅ ꯆꯦꯟꯈꯤꯅꯤꯀꯣ ꯑꯃꯨꯛ ꯏꯃꯥ ꯑꯩꯅ ꯀꯨꯆꯨ ꯈꯔ ꯃꯨꯕ ꯑꯁꯤꯗ ꯑꯩꯕꯨ ꯌꯥꯝ ꯊꯤꯕ ꯑꯣꯏꯅꯁꯨ ꯎꯒꯅꯨꯗ ꯍꯌꯦꯡ ꯑꯩꯅ ꯔꯥꯖꯀꯨꯃꯥꯔ ꯌꯨꯍꯦꯟꯕꯗ ꯂꯩꯔꯕꯗꯤ ꯍꯧꯖꯤꯛ ꯑꯩꯕꯨ ꯅꯣꯛꯅꯔꯤꯕ ꯃꯌꯥꯝꯁꯦ ꯉꯛꯅꯅꯤꯁꯦ ꯁꯣꯏꯗ꯭ꯔꯦ ꯉꯛꯅꯕ꯭ꯔꯥ ꯅꯣꯛꯅꯕ꯭ꯔꯥ ꯑꯃꯗꯤ ꯁꯣꯏꯔꯔꯣꯏ ꯂꯩꯛꯁꯅꯥ ꯃꯤꯠꯈꯨꯕꯤꯒꯤ ꯀꯣꯟꯊꯣꯡꯗ ꯂꯦꯞꯂꯗꯨꯅ ꯀꯧꯔꯛꯏ ꯏꯇꯥ ꯍꯣ ꯏꯇꯥ ꯃꯤꯠꯈꯨꯕꯤ ꯆꯠꯂꯁꯤ ꯂꯥꯛꯑꯣ ꯏꯇꯥ ꯕꯥꯖꯤꯒ ꯑꯩꯈꯣꯏ ꯑꯅꯤ ꯂꯥꯛꯂꯦ ꯏꯃꯥ ꯏꯇꯥꯒ ꯃꯣꯏ ꯕꯥꯖꯤꯒ ꯂꯥꯛꯂꯕ ꯃꯥꯜꯂꯦ ꯑꯩ ꯀꯧꯔꯛꯑꯦ ꯆꯠꯂꯨꯈꯤꯒꯦ ꯍꯣꯏ ꯐꯖꯅ ꯆꯠꯂꯨꯔꯣ ꯑꯗꯨꯒ ꯍꯣꯔꯦꯟꯅꯦ ꯅꯪꯒꯤ ꯍꯧꯅꯕꯤꯗꯣ ꯑꯃꯨꯛ ꯇꯧꯔꯨꯅꯨꯀꯣ ꯏꯃꯥ ꯏꯀꯥꯏ ꯃꯤꯌꯥꯝ ꯃꯃꯥꯡꯗ ꯍꯣꯏꯕ ꯏꯃꯥ ꯑꯩꯕꯨ ꯋꯥꯈꯜ ꯌꯥꯝꯅ ꯇꯥꯗꯕꯒꯤ ꯃꯑꯣꯡꯗ ꯑꯁꯨꯛ ꯉꯥꯡꯉꯦ ꯇꯥꯅꯤꯡꯗꯕꯅ ꯂꯣꯏꯔꯦ ꯑꯩꯗꯤ ꯏꯇꯥ ꯍꯣ ꯏꯇꯥ ꯃꯤꯠꯈꯨꯕꯤ ꯍꯣ ꯇꯥꯔꯦ ꯏꯇꯥ ꯑꯩ ꯊꯣꯛꯂꯛꯑꯒꯦ
ꯏꯇꯥ ꯕꯥꯖꯤ ꯆꯠꯂꯁꯤ ꯂꯥꯛꯑꯣ ꯑꯩ ꯉꯁꯥꯏꯗꯒꯤ ꯅꯣꯏ ꯉꯥꯏꯔꯝꯃꯤꯅꯤ ꯂꯩꯁꯅꯥ ꯃꯤꯠꯈꯨꯕꯤ ꯑꯃꯗꯤ ꯁꯥꯃꯨ ꯀꯣꯅꯨꯡ ꯃꯥꯏꯀꯩ ꯇꯝꯅ ꯂꯥꯛꯂꯝꯃꯤ ꯁꯥꯃꯨ ꯉꯁꯥꯏ ꯃꯈꯩ ꯎꯔꯨꯗꯕꯅꯤ ꯃꯤꯠꯈꯨꯕꯤꯒꯤ ꯃꯃꯥꯏꯗ ꯇꯩꯁꯤꯜ ꯌꯦꯛꯁꯤꯜꯂꯤꯕ ꯃꯌꯥꯝ ꯑꯗꯣ ꯁꯥꯃꯨ ꯉꯛꯅ ꯃꯤꯠꯈꯨꯕꯤꯒꯤ ꯃꯃꯥꯏ ꯑꯗꯨꯗ ꯌꯦꯡꯂꯒ ꯍꯥꯏꯔꯛꯏ ꯏꯕꯦꯝꯃ ꯃꯤꯠꯈꯨꯕꯤ ꯀꯔꯤꯅꯣ ꯏꯆꯥꯒꯤ ꯃꯥꯏꯗ ꯇꯩꯔꯤꯕ ꯃꯌꯥꯝ ꯑꯗꯨꯕꯨ ꯕꯥꯖꯤ ꯑꯩꯒꯤ ꯃꯥꯏꯗ ꯇꯩꯔꯤꯕꯁꯤꯔꯣ ꯀꯦꯔꯤꯅꯦ ꯕꯥꯖꯤ ꯐꯖꯅꯕ ꯍꯥꯏꯗꯅ ꯀꯦꯔꯤꯕ ꯕꯥꯖꯤ ꯀꯣꯅꯨꯡꯗ ꯁꯟ ꯁꯦꯟꯕ ꯆꯠꯄꯗꯁꯨ ꯀꯦꯔꯒ ꯆꯠꯅꯔꯕ꯭ꯔꯥ ꯇꯧꯔꯤꯁꯤꯕꯣ ꯍꯧꯖꯤꯛꯀꯥꯟꯁꯤꯕꯣ ꯕꯥꯖꯤ ꯍꯣꯔꯦꯟ ꯅꯨꯡꯁꯥꯗ ꯁꯟ ꯁꯦꯟꯕꯗ ꯃꯥꯏꯁꯦ ꯀꯥꯊꯦꯛꯇꯅꯕ ꯍꯥꯏꯗꯅ ꯅꯆꯥꯅ ꯇꯧꯖꯕꯅꯦ ꯕꯥꯖꯤ ꯕꯥꯖꯤ ꯂꯝꯕꯤꯁꯦ ꯆꯨꯝꯅ ꯆꯠꯂꯣ ꯂꯝꯕꯤꯗ ꯆꯠꯄ ꯃꯤ ꯈꯨꯗꯤꯡꯒꯤ ꯃꯥꯏ ꯈꯨꯗꯤꯡ ꯌꯦꯡꯂꯒ ꯆꯠꯂꯅꯨ ꯑꯃꯨꯛ ꯇꯨꯁꯤꯟꯖꯅꯤꯀꯣ ꯆꯨꯝꯅꯕꯨꯗꯤ ꯆꯠꯂꯤꯅꯦ ꯏꯄꯥꯁꯨ ꯑꯗ ꯏꯕꯦꯝꯃ ꯃꯤꯠꯈꯨꯕꯤꯒꯤ ꯃꯈꯧꯔꯤ ꯑꯁꯤꯅ ꯃꯨꯛꯁꯨꯛ ꯃꯨꯔꯒ ꯃꯃꯥꯏ ꯑꯁꯤꯅ ꯉꯧꯔꯣꯛ ꯉꯧꯕ ꯑꯁꯤꯗ ꯆꯨꯝꯅ ꯁꯨꯝ ꯏꯄꯥꯅ ꯈꯪꯅꯤꯡꯗꯅ ꯍꯪꯕꯅꯤꯗ ꯏꯆꯥ ꯃꯤꯠꯈꯨꯕꯤꯗ ꯃꯁꯤꯒꯤ ꯍꯅꯨꯕ ꯋꯥꯖꯥꯎ ꯉꯥꯡꯕ ꯑꯁꯤ ꯑꯩꯉꯣꯟꯗꯒꯤ ꯃꯆꯥꯅꯨꯄꯤ ꯑꯁꯤꯅ ꯈꯔ ꯉꯧꯕ ꯍꯦꯜꯂꯤ ꯍꯥꯏꯗꯅ ꯎꯁꯤꯠꯇꯅ ꯋꯥ ꯉꯥꯡꯂꯤꯕ ꯀꯥꯏꯗꯨꯅꯤꯅꯦ ꯃꯥꯅ ꯑꯩꯅ ꯏꯀꯥꯏꯅꯕ ꯐꯅ ꯍꯥꯏꯔꯕꯁꯨ ꯑꯩꯅ ꯏꯀꯥꯏꯕꯤꯗꯧꯁꯨ ꯅꯠꯇꯦ ꯑꯩꯒꯤꯗꯤ ꯔꯥꯖꯀꯨꯃꯥꯔ ꯌꯨꯍꯦꯟꯕ ꯐꯪꯉꯗꯤ ꯌꯥꯔꯦ ꯕꯥꯖꯤ ꯌꯥꯔꯤꯕ ꯀꯣꯅꯨꯡ ꯌꯧꯔꯤ ꯇꯨꯃꯤꯟꯅ ꯂꯩꯕꯤꯔꯣ ꯏꯇꯥ ꯆꯪꯉꯁꯤ ꯂꯥꯛꯑꯣ ꯕꯥꯖꯤꯗꯤ ꯅꯨꯄꯥ ꯃꯌꯥꯝ ꯃꯔꯛ ꯑꯁꯤꯗ ꯆꯠꯆꯈ꯭ꯔꯁꯅꯨ ꯍꯣꯏ ꯏꯇꯥ ꯏꯄꯥꯒꯤ ꯂꯩꯁꯅꯥ ꯍꯣꯔꯦꯟ ꯌꯨꯝ ꯍꯜꯂꯝꯗꯥꯏꯗ ꯏꯄꯥꯗ ꯍꯥꯏꯔꯝꯃꯨꯀꯣ ꯅꯪꯒꯤ ꯍꯧꯅꯕꯤ ꯅꯊꯟꯇ ꯌꯨꯝꯗ ꯍꯦꯛꯇ ꯆꯠꯈꯤꯕꯗꯣ ꯇꯧꯅꯨꯀꯣ ꯍꯣꯔꯦꯟ ꯅꯃꯥꯅ ꯌꯨꯝꯗ ꯑꯃꯨꯛ ꯉꯥꯡꯉꯅꯤ ꯑꯩꯉꯣꯟꯗ ꯍꯣꯏ ꯕꯥꯖꯤ ꯍꯥꯏꯔꯝꯒꯦ ꯑꯗꯨꯗꯤ ꯕꯥꯖꯤꯁꯨ ꯁꯟ ꯁꯦꯟꯕ ꯂꯣꯏꯕꯒ ꯌꯨꯝꯗ ꯆꯠꯆꯅꯕ ꯊꯣꯛꯄꯤꯔꯛꯑꯣ ꯑꯗꯨꯗꯤ ꯅꯠꯇꯅ ꯁꯟ ꯁꯦꯟꯃꯤꯟꯅꯕ ꯈꯨꯔꯥꯁꯤꯡꯒ ꯋꯥꯖꯥꯎ ꯉꯥꯡꯕ ꯇꯥꯟꯅꯗꯅ ꯂꯩꯒꯅꯨ ꯍꯣꯏꯗ ꯌꯥꯝꯅ ꯇꯥꯛꯂꯛꯀꯅꯨ ꯍꯩꯅꯗꯦꯅꯦ ꯂꯩꯁꯅꯥ ꯏꯄꯥꯗ ꯅꯪꯕ ꯅꯈꯣꯏ ꯅꯃꯥꯅ ꯆꯥꯒꯦ ꯍꯧꯅꯕꯤꯗꯣ ꯃꯤꯃꯥꯡ ꯇꯨꯃꯥꯡꯁꯨ ꯈꯔ ꯈꯪꯉꯨꯕ ꯀꯔꯤꯁꯨ ꯇꯧꯗꯕ ꯁꯥꯗꯨꯅ ꯃꯆꯥꯅꯨꯄꯤ ꯂꯩꯁꯅꯥꯗ ꯋꯥ ꯉꯥꯡꯁꯤꯜꯂꯝꯃꯒ ꯆꯠꯈ꯭ꯔꯦ ꯁꯥꯃꯨꯗꯣ ꯏꯇꯥ ꯅꯈꯣꯏ ꯕꯥꯖꯤꯁꯤꯗꯤ ꯃꯇꯥ ꯑꯃꯅꯤꯍꯦ ꯏꯇꯥ ꯑꯁꯨꯃꯥꯏꯅ ꯇꯧꯗꯨꯅꯇ ꯂꯩꯔꯕꯅꯤ ꯑꯩꯈꯣꯏ ꯕꯥꯖꯤꯁꯦ ꯏꯃꯥꯒ ꯏꯒꯅꯁꯨ ꯑꯁꯨꯃꯥꯏ ꯇꯧꯗꯅꯕ ꯐꯅ ꯀꯟꯅ ꯍꯥꯏꯕꯅꯤ ꯑꯗꯣ ꯌꯥꯗꯦ ꯏꯇꯥ ꯑꯗꯨꯕꯨꯗꯤ ꯏꯇꯥ ꯑꯍꯜꯒꯤ ꯃꯇꯝ ꯑꯣꯏꯁꯤꯜꯂꯛꯄꯒꯤꯅꯤ ꯍꯥꯟꯅ ꯂꯩꯔꯝꯕ ꯀꯣꯅꯨꯡꯒꯤ ꯁꯟ ꯁꯦꯟꯕꯤꯁꯤꯡꯗꯨ ꯂꯩꯁꯅꯥ ꯑꯃꯗꯤ ꯃꯤꯠꯈꯨꯕꯤꯅ ꯂꯥꯛꯄꯗ ꯎꯕꯗ ꯃꯈꯣꯏ ꯃꯁꯦꯟ ꯋꯥꯔꯤ ꯁꯥꯅꯩ ꯌꯦꯡꯉꯨꯇꯨ ꯃꯥꯒꯤ ꯃꯤꯠꯈꯨꯕꯤ ꯍꯥꯏꯕꯤ ꯂꯩꯁꯥꯕꯤ ꯑꯁꯦ ꯃꯃꯥꯏ ꯑꯁꯤꯗ ꯎꯐꯨꯜꯂ ꯀꯔꯤꯅꯣ ꯇꯩꯁꯤꯜꯂꯒ ꯂꯥꯛꯂꯕ꯭ꯔꯥ ꯀꯔꯤꯅꯣ ꯉꯁꯤꯁꯨ ꯉꯔꯥꯡꯒꯨꯝ ꯑꯃꯨꯛ ꯂꯥꯛꯂꯤꯗꯨ ꯍꯣ ꯅꯈꯣꯏꯕꯨ ꯋꯥ ꯑꯃ ꯇꯥꯗ꯭ꯔꯣ ꯏꯇꯥ ꯃꯌꯥꯝ ꯃꯗꯨꯒꯤꯅꯦ ꯃꯥꯅ ꯀꯦꯔꯤꯕ ꯃꯌꯥꯝ ꯑꯁꯤ ꯀꯔꯤ ꯋꯥꯅꯣ ꯇꯥꯗꯧꯔꯤꯕ ꯋꯥ ꯑꯁꯤꯕꯨ ꯏꯇꯥ ꯑꯩꯈꯣꯏꯗꯤ ꯀꯣꯅꯨꯡ ꯑꯁꯤꯒꯤ ꯁꯟ ꯁꯦꯠꯂꯤꯕ ꯍꯥꯏꯕꯗꯨꯅꯤ ꯀꯣꯅꯨꯡ ꯑꯁꯤꯗ ꯁꯤꯠꯂꯤꯕ ꯍꯋꯥ ꯅꯨꯡꯁꯤꯠꯁꯤꯗꯤ ꯀꯔꯤꯁꯨ ꯈꯪꯕ ꯅꯠꯇꯦ ꯍꯣ ꯑꯁꯤꯗ ꯂꯥꯛꯂꯤꯕ ꯑꯃꯨꯕꯤ ꯇꯤꯄꯨꯟ ꯅꯥꯄꯨꯟ ꯀꯨꯆꯨꯒꯨꯝꯅ ꯐꯖꯕꯤ ꯃꯤꯠꯈꯨꯕꯤ ꯍꯥꯏꯕꯤ ꯂꯩꯁꯥꯕꯤ ꯑꯁꯤꯅꯅꯦ ꯑꯩꯈꯣꯏꯒꯤ ꯔꯥꯖꯀꯨꯃꯥꯔ ꯌꯨꯍꯦꯟꯕꯗꯣ ꯄꯥꯝꯖꯕꯅꯤ ꯃꯗꯨꯒꯤꯅꯦ ꯃꯥꯅ ꯁꯟ ꯁꯦꯟꯕ ꯂꯥꯛꯄꯗ ꯃꯃꯥꯏ ꯑꯁꯤꯗ ꯇꯩꯁꯤꯟ ꯌꯦꯛꯁꯤꯟꯗꯨꯅ ꯂꯥꯛꯂꯤꯕꯁꯦ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯍꯩꯃꯥ ꯑꯗꯨꯗꯤ ꯃꯥꯒꯤ ꯃꯤꯠꯈꯨꯕꯤ ꯍꯥꯏꯕꯤ ꯂꯩꯁꯥꯕꯤ ꯑꯁꯤꯗꯤ ꯑꯣꯟꯊꯣꯛꯅ ꯉꯝꯈ꯭ꯔꯦꯗꯀꯣ ꯑꯩꯈꯣꯏꯗꯤ ꯅꯣꯡꯃꯇ ꯃꯪꯗ ꯐꯥꯎꯕ ꯃꯪꯂꯨꯗꯦ ꯍꯥꯏꯕ ꯑꯩꯈꯣꯏꯒꯤ ꯔꯥꯖꯀꯨꯃꯥꯔ ꯌꯨꯍꯦꯟꯕ ꯑꯁꯤ ꯑꯩꯒꯤ ꯑꯣꯏꯒꯦ ꯀꯥꯏꯅ ꯍꯥꯏꯗꯅ ꯌꯥꯔꯦ ꯇꯨꯃꯤꯟ ꯂꯩꯅꯔꯣ ꯏꯇꯥ ꯃꯌꯥꯝ ꯃꯤꯠꯈꯨꯕꯤꯁꯤ ꯌꯧꯁꯤꯜꯂꯛꯑꯦ ꯍꯣꯏ ꯇꯨꯃꯤꯟ ꯂꯩꯅꯔꯁꯤ ꯃꯌꯥꯝ ꯃꯤꯠꯈꯨꯕꯤꯅ ꯌꯧꯁꯤꯜꯂꯛꯄ ꯑꯗꯨꯗ ꯃꯤꯠꯈꯨꯕꯤꯒꯤ ꯃꯔꯝꯗ ꯃꯤꯋꯥ ꯉꯥꯡꯅꯗꯨꯅ ꯂꯩꯔꯝꯕ ꯂꯩꯁꯥꯕꯤꯁꯤꯡ ꯑꯗꯨ ꯇꯨꯃꯤꯟ ꯂꯩꯅꯈꯤꯔꯝꯃꯤ ꯍꯧꯖꯤꯛ ꯁ꯭ꯋꯥꯏꯗ ꯑꯩꯈꯣꯏ ꯑꯅꯤ ꯂꯥꯛꯄꯗ ꯂꯩꯁꯥꯕꯤ ꯃꯌꯥꯝ ꯑꯁꯤꯅ ꯉꯥꯡꯅꯔꯤꯕꯗꯣ ꯑꯩꯒꯤ ꯃꯔꯝꯗ ꯋꯥꯔꯤ ꯁꯥꯟꯅꯕ ꯁꯣꯏꯗꯅ ꯑꯣꯏꯔꯝꯒꯅꯤ ꯏꯇꯥ ꯑꯣꯏꯔꯝꯃꯣꯏꯗ ꯏꯇꯥ ꯑꯣꯏꯔꯝꯒꯅꯤ ꯏꯇꯥ ꯑꯣꯏꯗ꯭ꯔꯒꯕꯨ ꯑꯩꯈꯣই ꯑꯅꯤ ꯂꯥꯛꯄꯗ ꯇꯣꯛꯈꯤꯗꯧ ꯅꯠꯇꯦ ꯂꯩꯁꯥꯕꯤꯅꯤ ꯍꯥꯏꯖꯕꯒꯤ ꯋꯥꯇꯅꯤ ꯃꯤꯋꯥ ꯉꯥꯡꯅꯕꯗꯤ ꯃꯧ ꯑꯃꯗꯒꯤ ꯍꯦꯜꯂꯤ ꯃꯔꯝ ꯆꯠꯁꯤꯡꯁꯤꯅꯅꯤ ꯅꯨꯄꯥ ꯐꯪꯗꯗꯅ ꯃꯌꯨꯝ ꯄꯥꯟꯕ ꯐꯪꯗ꯭ꯔꯤꯁꯦ ꯌꯥꯔꯤꯁꯦ ꯏꯇꯥ ꯃꯣꯏꯒ ꯃꯥꯟꯅꯔꯨꯔꯅꯨ ꯇꯨꯃꯤꯟ ꯂꯩꯔꯣ ꯏꯇꯥ ꯅꯪꯅ ꯈꯥꯝꯃꯟꯕꯒꯤ ꯑꯩ ꯇꯨꯃꯤꯟ ꯂꯩꯔꯕꯅꯤꯀꯣ ꯅꯠꯂꯝꯗ꯭ꯔꯗꯤ ꯉꯁꯥꯏꯅ ꯈꯠꯅꯔꯅꯤ ꯑꯩꯒ ꯂꯩꯁꯥꯕꯤ ꯃꯌꯥꯝ ꯑꯁꯤꯒ ꯏꯇꯥ ꯃꯤꯒ ꯑꯣꯟꯁꯤꯟꯗꯨꯅ ꯈꯠꯅꯕ ꯍꯥꯏꯕꯁꯦ ꯑꯐꯕ ꯅꯠꯇꯦ ꯃꯤꯌꯥꯝꯅꯁꯨ ꯈꯨꯕꯥꯛ ꯈꯨꯗꯨꯅ ꯅꯣꯛꯇꯨꯅ ꯌꯦꯡꯅꯗꯣꯏꯅꯤ ꯑꯗꯨꯅ ꯈꯔ ꯇꯞꯊꯔꯣ ꯏꯇꯥ ꯍꯣꯏ ꯏꯇꯥ ꯑꯩ ꯇꯞꯊꯔꯒꯦ ꯔꯥꯖꯀꯨꯃꯥꯔ ꯌꯨꯍꯦꯟꯕꯒꯤ ꯀꯥꯗꯅꯤ ꯔꯥꯖꯀꯨꯃꯥꯔ ꯌꯨꯍꯦꯟꯕ ꯍꯪꯒꯠ ꯍꯟꯗꯥ ꯆꯠꯇꯨꯅ ꯂꯩꯔꯤꯉꯩ ꯇꯥꯟꯖꯥ ꯑꯗꯨꯗ ꯂꯥꯟꯃꯤ ꯑꯃ ꯆꯦꯟꯁꯤꯜꯂꯛꯂꯒ ꯍꯥꯏꯔꯛꯂꯝꯃꯤ ꯔꯥꯖꯀꯨꯃꯥꯔ
ꯁꯟꯁꯦꯟꯕꯤ ꯂꯩꯁꯅ ꯂꯥꯍꯧꯔꯦ ꯔꯥꯖꯀꯨꯃꯥꯔ ꯍꯥ ꯀꯔꯤ ꯍꯥꯏꯕ ꯂꯥꯟꯃꯤ ꯔꯥꯖꯀꯨꯃꯥꯔ ꯁꯟꯁꯦꯟꯕꯤ ꯂꯩꯁꯅ ꯂꯥꯛꯍꯧꯔꯦ ꯍꯥꯏꯖꯕꯅꯤ ꯂꯥꯟꯃꯤ ꯑꯗꯨꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯔꯥꯖꯀꯨꯃꯥꯔ ꯌꯣꯏꯍꯦꯟꯕ ꯀꯟꯅ ꯃꯥꯒꯤ ꯀꯥꯗꯒꯤ ꯆꯦꯟꯊꯣꯔꯛꯇꯨꯅ ꯀꯣꯅꯨꯡꯒꯤ ꯁꯟꯌꯥꯝ ꯊꯝꯐꯝ ꯑꯗꯣꯝꯗ ꯆꯦꯜꯂꯛꯏ ꯃꯆꯥꯅꯨꯄꯥ ꯔꯥꯖꯀꯨꯃꯥꯔꯒꯤ ꯃꯇꯧꯗꯨ ꯎꯕꯗ ꯃꯍꯥꯔꯥꯅꯤ ꯑꯃꯗꯤ ꯅꯤꯡꯊꯧꯗꯨ ꯋꯥꯔꯤ ꯁꯥꯟꯅꯍꯧꯏ ꯏꯅꯤꯡꯊꯧ ꯑꯩꯈꯣꯏꯒꯤ ꯌꯣꯏꯍꯦꯟꯕꯅ ꯍꯟꯗꯛ ꯇꯧꯔꯤꯕ ꯃꯇꯧ ꯑꯁꯤꯕꯨ ꯀꯔꯤꯅꯣ ꯑꯩꯗꯤ ꯃꯍꯥꯛꯅ ꯇꯧꯔꯤꯕ ꯑꯁꯤ ꯌꯥꯖꯅꯤꯡꯗꯦꯀꯣ ꯑꯩꯅ ꯐꯅ ꯌꯥꯝꯅ ꯍꯥꯏꯔꯕꯁꯨ ꯃꯍꯥꯛꯅ ꯊꯧꯁꯥꯗꯦ ꯌꯥꯔꯒꯗꯤ ꯏꯅꯤꯡꯊꯧꯅ ꯃꯍꯥꯛꯄꯨ ꯑꯃꯨꯛꯇ ꯉꯥꯡꯕꯤ ꯆꯩꯕꯤꯌꯨ ꯃꯍꯥꯔꯥꯅꯤ ꯑꯩꯁꯨ ꯍꯥꯏꯕ ꯌꯥꯕ ꯍꯥꯏꯔꯕꯅꯤꯅꯦ ꯑꯗꯨꯕꯨ ꯃꯥꯅ ꯊꯋꯥꯏ ꯏꯁꯥ ꯁꯥꯗ꯭ꯔꯤꯕ ꯑꯁꯤꯅꯤꯅꯦ ꯑꯩꯁꯨ ꯀꯔꯤ ꯍꯥꯏꯒꯗꯕꯅꯣ ꯈꯪꯗ꯭ꯔꯦ ꯃꯥꯒꯤ ꯃꯑꯣꯡ ꯃꯇꯧ ꯑꯁꯤ ꯑꯩꯅ ꯈꯔ ꯍꯦꯟꯅ ꯍꯥꯏꯔꯨꯔꯦ ꯑꯄꯣꯛꯄ ꯃꯃꯥꯃꯛꯇꯤ ꯅꯠꯇꯕꯅꯤꯅ ꯑꯩꯉꯣꯟꯗ ꯑꯁꯥꯎꯕ ꯍꯦꯛꯇꯃꯛ ꯎꯠꯂꯛꯀꯅꯤ ꯑꯗꯨꯅ ꯑꯩꯁꯨ ꯀꯤꯖꯗꯨꯅ ꯍꯥꯏꯕ ꯀꯤꯔꯦ ꯀꯣꯅꯨꯡ ꯑꯁꯤꯒꯤ ꯅꯤꯡꯊꯧ ꯁꯥꯒꯩ ꯑꯁꯤꯕꯨ ꯏꯀꯥꯏ ꯈꯨꯝꯒꯗꯕ ꯊꯕꯛ ꯑꯗꯨꯗꯤ ꯅꯅꯥꯏ ꯅꯨꯄꯤꯅ ꯇꯧꯍꯟꯖꯅꯤꯡꯗꯦ ꯏꯅꯤꯡꯊꯧ ꯃꯍꯥꯔꯥꯅꯤ ꯑꯩ ꯑꯔꯣꯏꯕ ꯑꯣꯏꯅ ꯍꯣꯔꯦꯟ ꯃꯍꯥꯛꯅ ꯆꯥꯛ ꯆꯥꯕ ꯂꯣꯏꯔꯕ ꯃꯇꯝ ꯑꯗꯨꯗ ꯆꯪꯗꯨꯅ ꯑꯃꯨꯛꯀ ꯍꯥꯏꯗꯨꯅ ꯌꯦꯡꯂꯒꯦ ꯃꯁꯤꯗꯁꯨ ꯃꯥꯅ ꯎꯁꯤꯠ ꯊꯑꯣꯏꯗꯅ ꯍꯥꯏꯕ ꯏꯟꯗ꯭ꯔꯕꯗꯤ ꯑꯩ ꯀꯔꯤ ꯍꯥꯏꯒꯗꯕꯅꯣ ꯈꯪꯗ꯭ꯔꯦ ꯏꯅꯤꯡꯊꯧ ꯑꯗꯨꯅ ꯁꯨꯝ ꯏꯆꯥꯕꯨ ꯅꯨꯡꯁꯤꯔꯤꯕꯅꯤ ꯍꯥꯏꯗꯨꯅ ꯅꯋꯥꯡꯍꯜꯂꯕꯗꯤ ꯌꯥꯔꯔꯣꯏ ꯃꯥꯅꯁꯨ ꯑꯩꯈꯣꯏꯒꯤ ꯏꯊꯛ ꯑꯁꯨꯝ ꯀꯥꯔꯛꯄ ꯇꯥꯕꯅꯤ ꯂꯩꯕꯥꯛ ꯃꯤꯌꯥꯝꯅꯁꯨ ꯑꯩꯈꯣꯏꯕꯨ ꯀꯤꯅ ꯁꯣꯟꯅꯕ ꯍꯟꯊꯔꯛꯀꯅꯤ ꯑꯗꯨꯅ ꯈꯔ ꯀꯤꯕ ꯈꯪꯅꯅꯕ ꯊꯕꯛꯁꯨ ꯈꯔ ꯇꯧꯕꯤꯌꯨ ꯍꯣꯏ ꯍꯣꯏ ꯃꯍꯥꯔꯥꯅꯤ ꯑꯩꯅ ꯊꯣꯛꯄ ꯇꯧꯔꯒꯦ ꯅꯪ ꯋꯥꯈꯜ ꯋꯥꯁꯤꯜꯂꯨꯔꯅꯨ ꯊꯣꯏꯅ ꯃꯁꯤꯗ ꯑꯁꯤ ꯍꯥꯏꯔꯝꯗꯨꯅ ꯅꯤꯡꯊꯧ ꯄꯥꯊꯧ ꯆꯠꯈꯤꯔꯝꯃꯤ ꯃꯍꯥꯔꯥꯅꯤ ꯄꯥꯝꯍꯩꯕꯤ ꯃꯄꯨꯔꯣꯏꯕ ꯅꯤꯡꯊꯧ ꯍꯦꯛ ꯆꯠꯈꯤꯕꯒ ꯍꯩꯅꯗꯕ ꯃꯤꯅꯣꯛ ꯑꯃ ꯅꯣꯛꯂꯗꯨꯅ ꯍꯥꯏꯍꯧꯏ ꯃꯊꯟꯇ ꯄꯥꯝꯍꯩꯕꯤ ꯑꯩꯒꯤ ꯏꯆꯥꯅꯨꯄꯥꯅ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯅꯤꯡꯊꯧ ꯑꯣꯏꯗꯕ ꯌꯥꯗꯕꯅꯤ ꯃꯍꯥꯔꯥꯅꯤ ꯑꯍꯟꯅ ꯄꯣꯛꯂꯝꯕ ꯔꯥꯖꯀꯨꯃꯥꯔ ꯌꯣꯏꯍꯦꯟꯕ ꯅꯍꯥꯛꯇꯤ ꯑꯩꯅ ꯅꯣꯔꯣꯛꯀꯤ ꯀꯣꯝꯗ ꯂꯪꯁꯤꯟꯗꯨꯅ ꯊꯝꯈꯤꯒꯅꯤ ꯔꯥꯖꯀꯨꯃꯥꯔ ꯑꯇꯣꯝꯕ ꯄꯣꯏꯔꯩ ꯃꯃꯥꯒꯤ ꯃꯅꯥꯛꯇ ꯆꯦꯟꯁꯤꯜꯂꯛꯄꯗ ꯃꯃꯥꯅ ꯍꯤꯡꯆꯥꯕꯤꯗꯧꯅ ꯅꯣꯛꯂꯒ ꯂꯩꯔꯝꯕ ꯑꯗꯨꯗ ꯀꯤꯔꯗꯨꯅ ꯍꯥꯏꯔꯤ ꯏꯃꯥ ꯀꯔꯤꯅꯣ ꯍꯧꯖꯤꯛꯀꯤ ꯏꯃꯥꯒꯤ ꯈꯨꯅꯣꯛ ꯑꯗꯨꯗꯤ ꯑꯩꯗꯤ ꯀꯤꯔꯨꯔꯦ ꯏꯃꯥ ꯅꯠꯇ꯭ꯔꯕꯣꯏ ꯈꯟꯗꯅ ꯅꯣꯛꯄꯕꯨ ꯈꯌꯥꯇꯣ ꯑꯗꯨꯛ ꯁꯥꯡꯅ ꯆꯤꯡꯂꯒ ꯅꯣꯛꯂꯗꯤ ꯈꯔ ꯂꯩꯔꯗꯤ ꯃꯤꯒꯁꯦ ꯄꯨꯝꯅ ꯌꯣꯠꯀꯦ ꯍꯥꯏꯔꯛꯇꯧ ꯃꯥꯜꯂꯤ ꯏꯃꯥ ꯍꯥꯏ ꯄꯣꯏꯔꯩ ꯅꯍꯥꯛꯅ ꯀꯔꯤ ꯈꯪꯉꯤ ꯍꯥ ꯀꯔꯤ ꯈꯪꯒꯦꯕ ꯅꯪꯅ ꯑꯩꯅ ꯅꯣꯛꯅꯤꯡꯕ ꯃꯈꯟꯗ ꯅꯣꯛꯀꯅꯤ ꯑꯉꯥꯡ ꯅꯪꯒꯤ ꯀꯔꯤꯅ ꯊꯧꯔꯒꯦ ꯍꯥ ꯅꯪꯒꯤ ꯑꯉꯥꯡ ꯑꯃ ꯑꯣꯏꯕꯒꯤ ꯁꯥꯟꯅꯐꯝ ꯊꯣꯛꯄ ꯑꯗꯨꯝ ꯁꯥꯟꯅꯗꯨꯅ ꯂꯩꯌꯨ ꯑꯩꯅ ꯅꯣꯛꯄ ꯃꯥꯟꯅꯔꯒ ꯂꯩꯌꯨ ꯍꯥꯏꯗꯤ ꯍꯣꯏꯕ ꯏꯃꯥ ꯑꯩ ꯁꯥꯟꯅꯔꯤꯅꯦꯕ ꯑꯗꯣ ꯏꯃꯥ ꯑꯩ ꯀꯣꯅꯨꯡ ꯑꯁꯤꯒꯤ ꯆꯦꯛꯄꯜ ꯋꯥꯡꯕ ꯂꯥꯅ ꯏꯃꯥꯟꯅꯕꯁꯤꯡꯒ ꯁꯥꯟꯅꯕ ꯆꯠꯂꯨꯒꯦꯕ ꯏꯃꯥ ꯍꯥꯏ ꯀꯗꯥꯏꯗꯅꯣ ꯅꯪꯅ ꯁꯥꯟꯅꯕ ꯆꯠꯀꯦ ꯍꯥꯏꯔꯤꯕꯣ ꯑꯁꯨꯛ ꯆꯥꯎꯕ ꯀꯣꯅꯨꯡ ꯃꯅꯨꯡ ꯑꯁꯤꯗ ꯁꯥꯟꯅꯒꯤꯗꯤ ꯍꯥꯏꯗꯤ ꯑꯗꯨꯒ ꯁꯟ ꯁꯟꯕꯤ ꯅꯨꯄꯤ ꯅꯨꯄꯥ ꯃꯌꯥꯝ ꯑꯁꯤꯅ ꯁꯟ ꯊꯥꯗꯣꯛꯇꯨꯅ ꯁꯦꯠꯂꯤꯕ ꯁꯟꯖꯥꯕꯨꯡꯗ ꯁꯥꯟꯅꯔꯨꯒꯦ ꯏꯃꯥ ꯍꯩ ꯄꯣꯏꯔꯩ ꯏꯃꯥꯕꯨ ꯋꯥ ꯌꯥꯝꯅ ꯉꯥꯡꯍꯜꯂꯛꯀꯅꯨ ꯅꯪ ꯑꯩ ꯑꯊꯤꯕ ꯋꯥ ꯍꯥꯏꯅꯤꯡꯗꯦꯀꯣ ꯏꯆꯥꯗ ꯏꯃꯥ ꯑꯩ ꯆꯠꯂꯨꯒꯦꯗ ꯏꯃꯥꯟꯅꯕꯁꯤꯡꯒ ꯄꯣꯏꯔꯩ ꯏꯃꯥꯅ ꯍꯥꯏꯔꯤꯁꯤ ꯀꯅꯥꯗꯅꯣ ꯑꯩꯉꯣꯟꯗꯅꯤ ꯈꯪꯉꯤꯕ ꯏꯃꯥ ꯑꯗꯨ ꯆꯠꯂꯨꯒꯦꯕ ꯃꯃꯥꯅ ꯍꯥꯏꯕ ꯏꯟꯗꯕ ꯃꯆꯥ ꯑꯣꯏꯒꯦ ꯈꯟꯒꯅꯨ ꯏꯃꯥꯒꯤ ꯄꯣꯏꯔꯩꯅ ꯃꯤꯒꯤ ꯃꯃꯥꯁꯤꯡꯗꯤ ꯃꯆꯥꯅ ꯁꯥꯟꯅꯕ ꯆꯠꯀꯦ ꯍꯥꯏꯕꯗ ꯍꯔꯥꯎ ꯍꯔꯥꯎ ꯌꯥꯏ ꯑꯩꯈꯣꯏ ꯏꯃꯥꯅ ꯀꯔꯝꯕ ꯃꯃꯥꯅꯣ ꯈꯪꯗꯦ ꯅꯣꯡꯃꯗ ꯍꯔꯥꯎ ꯍꯔꯥꯎ ꯁꯨꯡꯌꯥ ꯌꯥꯔꯛꯇꯦ ꯍꯣ ꯃꯤꯒ ꯅꯪꯒ ꯃꯥꯟꯅꯕ ꯌꯥꯕ ꯅꯠꯇꯦ ꯅꯪꯁꯦ ꯐꯔꯁꯨ ꯐꯠꯇ꯭ꯔꯕꯁꯨ ꯔꯥꯖꯀꯨꯃꯥꯔꯅꯤ ꯈꯪꯂꯦꯗꯅ ꯔꯥꯖꯀꯨꯃꯥꯔ ꯑꯣ ꯔꯥꯖꯀꯨꯃꯥꯔ ꯑꯣꯏꯔꯗꯤ ꯀꯣꯅꯨꯡꯒꯤ ꯃꯄꯥꯟꯗ ꯁꯥꯟꯅꯕ ꯆꯠꯄ ꯌꯥꯗꯕ ꯑꯣꯏꯔꯦꯀꯣ ꯑꯗꯨꯒ ꯀꯔꯤꯒꯤꯅꯣ ꯏꯃꯥ ꯇꯥꯆꯧꯅ ꯀꯣꯅꯨꯡꯒꯤ ꯋꯥꯡꯃꯗ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯊꯣꯛꯂꯤꯁꯦ ꯍꯣ ꯃꯥꯗꯤꯅꯦ ꯑꯩꯒꯤ ꯏꯆꯥ ꯅꯠꯇꯦ ꯑꯗꯨꯅ ꯑꯩ ꯈꯪꯗꯦ ꯈꯪꯉꯕ ꯑꯉꯥꯡꯗꯤꯅꯦ ꯑꯉꯥꯡ ꯑꯣꯏꯅ ꯑꯗꯨꯝ ꯂꯩꯌꯨꯀꯣ ꯏꯃꯥꯒꯤ ꯄꯣꯏꯔꯩ ꯑꯁ ꯇꯜꯂꯤꯌꯦ ꯏꯃꯥ ꯅꯪꯒ ꯋꯥꯔꯤ ꯁꯥꯟꯅꯕ ꯑꯁꯤꯗꯤ ꯑꯩ ꯆꯠꯂꯒꯦ ꯁꯥꯟꯅꯔꯨꯈꯤꯒꯦ ꯃꯇꯝ ꯌꯥꯝ ꯃꯥꯡꯍꯜꯂꯤ ꯑꯁꯤ ꯍꯥꯏꯗꯨꯅ ꯀꯟꯅ ꯆꯦꯟꯈꯤꯔꯝꯃꯤ ꯄꯣꯏꯔꯩ ꯃꯃꯥꯒꯤ ꯃꯅꯥꯛꯇꯒꯤ ꯍꯩ ꯀꯅꯥ ꯂꯩ ꯃꯅꯥꯏ ꯅꯨꯄꯤ ꯑꯃ ꯆꯪꯉꯛꯇꯨꯅ ꯃꯍꯥꯔꯥꯅꯤ ꯅꯅꯥꯏ ꯑꯩꯍꯥꯛ ꯂꯩꯖꯩ ꯀꯔꯤ ꯇꯥꯛꯄꯤꯒꯗꯕꯅꯣ ꯔꯥꯖꯀꯨꯃꯥꯔ ꯌꯣꯏꯍꯦꯟꯕꯗꯣ ꯃꯐꯝ ꯀꯗꯥꯏꯗ ꯂꯩꯕꯒꯦ ꯍꯥꯏꯕꯗꯣ ꯅꯈꯣꯏ ꯑꯃ ꯆꯠꯇꯨꯅ ꯌꯦꯡꯊꯣꯛꯂꯨꯁꯨ ꯆꯠꯂꯨ ꯐꯒꯅꯤ ꯃꯍꯥꯔꯥꯅꯤ ꯅꯅꯥꯏ ꯌꯦꯡꯖꯔꯨꯒꯦ ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯍꯥꯔꯥꯅꯤꯒꯤ ꯃꯅꯥꯏ ꯅꯨꯄꯤ ꯑꯗꯨ ꯔꯥꯖꯀꯨꯃꯥꯔ ꯌꯣꯏꯍꯦꯟꯕꯕꯨ ꯀꯗꯥꯏꯗ ꯂꯩꯒꯦ ꯍꯥꯏꯗꯨꯅ ꯌꯦꯡꯕ ꯆꯠꯈꯤꯔꯝꯃꯤ ꯃꯍꯥꯔꯥꯅꯤ ꯄꯥꯝꯍꯩꯕꯤ ꯃꯅꯥꯏ ꯅꯨꯄꯤ ꯑꯗꯨ ꯍꯦꯛ ꯊꯣꯛꯈꯤꯕꯒ ꯃꯥꯒꯤ ꯑꯔꯣꯟꯕ ꯂꯥꯟꯃꯤꯁꯤꯡꯅ ꯂꯩꯔꯤꯕ ꯃꯐꯝ ꯑꯗꯨꯒꯤ ꯃꯥꯏꯀꯩꯗ ꯂꯥꯛꯂꯝꯃꯤ
Hai, kanale, thong si hangto, ay sang laki. Hai, kanale, thong si hangune. Maharani lak iba mali na khoibo. Hoi, nanay I hangjagi thong si. Karino, thong si hangu haire pao. Haujik pao thong hangjiba asibo. Teba, hai teba. Maharani, nanay hangjagi. Thong se nanay hangjagi. Nang ama nasinda tum ngang laga layuko. Sinda sidauri bani nang ama lani. Aikoigi Maharani na hek ngang thok pirakwa wa sidiba. Pagi na marol ama tawgaliba. Teba sangsilak tuna hairi. Maharani, pida asomda fambiyo. Iyari teba. Maharani na aigi inakta hekta lakbiyo. Kari aruba tabak leragi Maharani. Kari su aruba wadi laite da teba. Aina nangonda sinaba tabak to. Karama phibam yaurage haiduna. Hangi haiduna lakpani aise. Maharani, haujik phawbagi oinadi mai pakpagi mami iyu udri. Kari na teba. Nang na hairiba wa asibo. Phanadi kuire. Aina Rajkumar yuhen babu hatokro hairibase. Nang na matang chade haiduna. Chahi kayano thengta halaise. Maharani, akhoi na ngamdabagi maramse Rajkumar yuhen base chathokpa matamda masada khurai loina duna adumak chali. Masida sunatana lanmi kharagasu maga adum loina duna chali. Aduna nanai akhoi su hatpado pharak ama ita ta duna tawbani. Nakhoi mayam asiga mama thantaga lanmi khara aduga lamba paba phau ngamdaba mithibo mitambal sengside ngasidagi nakhoi chakchak aina pirakpri yeng asi haiduna sauna thole Maharani 𝗵𝗵𝗂 adudagi 𝗦𝗂𝗶 san selibani haiduna selibado senfam ama khanglamde Rajkumar yuhen babu setha yengna bo hotnabada Rajkumar yuhen ba 𝗦𝗂𝗶 na mabu lona yenglibado ubada hainadraduna mathanta murum soli korigino masi kwak manmi nupi asina aingonda muna yenglibasu masaksina marol ama thiriba kusina marol ama sengdriba nupira nuparasu khangdri mamaida taisal yeksaliba mayam asina ahing masing khaklatrabani namidang tumba khuding manglaknaduna sigi tawribasi ita ho ita leksna yengutu Rajkumar yuhen bana ingonda amung yenglaka machinda murum solisi masu aibo khanba mali ita ita nangi wakhan phabido amuk tawranu pharasu phatrasu Rajkumar ne se magisu khangnajaba Rajkumari ama leijaram sani matamduda ita nang thamoi kaijani ko thamoi kairasu Rajkumar masam lagini ita masak asina nonglakpasidi kibuki reidi yengakto minade sungai yengakte yenga oidaba minade pangyengdinge aina ngasi sawningakna laiksna masada aigi taloi singja chanbiro koi haijaluni se matam khara haujenkraba matong laisna gi mapa samu yamna kanna narami maram asna laisna konungda sansen bachalamde laisna na sansen bachattaba asini 𝗦𝗂𝗶 magi khwaidagi pamba asisu ngasi su mahausagum 𝗦𝗂𝗶 mamaide khara taisal yeksaladuna konung tamna mathanta laklami Rajkumar yuhen badubu kadam laikhrabajano ngasidi konung manung asida laibu udini ainadi Rajkumar na ubada ngauna bani haidana taba makai kesalai aduga aidi onthokna tandawrida ngasidi 𝗦𝗂𝗶 bu laknaragi matagum konunggi lairiba sansen bi laisabi singado pulap punsinduna laknaduna hairi 𝗦𝗂𝗶 da ita 𝗦𝗂𝗶 karigino itana ngakli sangduko makai konung maikaida mitpham hongda amuk yengliba adubo karisu tawdida ita nakhoina khangloye aina yenglisigi maram akhoi su loina khangida ita na Rajkumar yuhen bada kari wakhan khali haibasu loina akhoi konungda sanseminaraklibase ngasi ngarangta nateko adudi ita nangdi laiga pangkhak oirine ko kari thoina tawja saino khangde sakta singsiga nupsikhidre waiba laisabi amana amu mateng pangsinduna ita hantak maram akhoi Rajkumar yuhen bana sanjabung asida tholaktabagi maram ita nangdi karisu khanglamoido
ꯃꯤꯠꯈꯣꯏꯕꯤ ꯈꯪꯅꯤꯡꯅ ꯅꯨꯄꯤ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯟꯗꯨꯅ ꯍꯪꯉꯛꯏ, ꯏꯇꯥ, ꯀꯔꯤ ꯃꯔꯝꯒꯤꯅꯣ ꯑꯩꯈꯣꯏꯒꯤ ꯔꯥꯖꯀꯨꯃꯥꯔ ꯌꯨꯍꯦꯟꯕꯅ ꯁꯟꯖꯥꯕꯨꯡ ꯑꯁꯤꯗ ꯊꯣꯛꯂꯛꯇꯕꯒꯤ ꯃꯔꯝ ꯑꯁꯤꯕꯨ? ꯅꯠꯇꯦ, ꯅꯇꯥꯗ ꯑꯃꯨꯛꯇ ꯁꯦꯡꯅ ꯍꯥꯏꯕꯤꯔꯛꯑꯣ, ꯀꯩꯗꯧꯔꯒꯦ? ꯏꯇꯥ, ꯅꯪꯕꯨ ꯈꯪꯅꯤꯡꯕ꯭ꯔꯣ ꯑꯩꯈꯣꯏꯒꯤ ꯔꯥꯖꯀꯨꯃꯥꯔ ꯌꯨꯍꯦꯟꯕꯅ ꯁꯟꯖꯥꯕꯨꯡ ꯑꯁꯤꯗ ꯊꯣꯛꯂꯛꯇꯕꯒꯤ ꯃꯔꯝ ꯑꯁꯤꯕꯣ? ꯍꯣꯏ ꯏꯇꯥ, ꯌꯥꯝ ꯈꯪꯅꯤꯡꯉꯦ ꯑꯩꯗꯤ꯫ ꯔꯥꯖꯀꯨꯃꯥꯔꯅ ꯁꯟꯖꯥꯕꯨꯡ ꯑꯁꯤꯗ ꯊꯣꯛꯂꯛꯇꯕꯒꯤ ꯃꯔꯝꯗꯣ ꯑꯗꯨꯕꯨꯔꯣ ꯏꯇꯥ, ꯑꯩꯈꯣꯏꯒꯤ ꯁꯟꯁꯦꯟꯕꯤ ꯃꯌꯥꯝꯒꯤ ꯃꯔꯛꯇ ꯁꯛꯇ ꯆꯨꯗ ꯈ꯭ꯋꯥꯏꯗꯒꯤ ꯐꯖꯕꯤ ꯃꯒꯨꯟ ꯂꯩꯕꯤꯗꯤ ꯏꯇꯥ ꯂꯩꯁꯅꯥꯅꯤꯗꯅ꯫ ꯏꯇꯥ, ꯏꯇꯥ ꯂꯩꯁꯅꯥꯒꯤ ꯃꯄꯥ ꯅꯥꯗ꯭ꯔꯤꯉꯩ ꯀꯣꯅꯨꯡ ꯑꯁꯤꯗ ꯁꯟ ꯁꯦꯝꯕ ꯂꯥꯛꯂꯤꯕ ꯃꯇꯝꯗꯨ ꯐꯥꯎꯕꯗꯤ ꯔꯥꯖꯀꯨꯃꯥꯔ ꯌꯨꯍꯦꯟꯕꯁꯦ ꯏꯇꯥ ꯂꯩꯁꯅꯥꯅ ꯀꯣꯅꯨꯡꯗ ꯂꯥꯛꯄꯒ ꯃꯄꯥ ꯆꯞ ꯆꯥꯅꯅ ꯁꯟꯖꯥꯕꯨꯡ ꯑꯁꯤꯗ ꯍꯦꯛ ꯊꯣꯛꯂꯛꯄꯅꯤ꯫ ꯑꯗꯨꯕꯨ ꯏꯇꯥ ꯂꯩꯁꯅꯥꯒꯤ ꯃꯄꯥꯅ ꯅꯥꯗꯨꯅ ꯂꯩꯈꯤꯕ ꯅꯨꯃꯤꯠꯇꯒꯤ ꯏꯇꯥ ꯂꯩꯁꯅꯥꯁꯨ ꯀꯣꯅꯨꯡ ꯑꯁꯤꯗ ꯁꯟ ꯁꯦꯟꯕ ꯂꯥꯛꯈꯤꯗ꯭ꯔꯦꯗꯅ꯫ ꯅꯨꯃꯤꯠ ꯑꯗꯨꯗꯒꯤ ꯔꯥꯖꯀꯨꯃꯥꯔ ꯌꯨꯍꯦꯟꯕ ꯁꯟꯖꯥꯕꯨꯡ ꯑꯁꯤꯗ ꯅꯣꯡꯃꯇ ꯁꯟꯅ ꯍꯅꯧ ꯆꯥꯕ ꯌꯦꯡꯂꯛꯈꯤꯗ꯭ꯔꯦ꯫ ꯃꯗꯨꯅ ꯇꯥꯛꯄꯗꯤ ꯑꯩꯈꯣꯏꯒꯤ ꯔꯥꯖꯀꯨꯃꯥꯔ ꯌꯨꯍꯦꯟꯕꯅ ꯏꯇꯥ ꯂꯩꯁꯅꯥꯕꯨ ꯄꯥꯝꯖꯩ ꯇꯥꯛꯄ ꯅꯠꯇ꯭ꯔꯣ ꯏꯇꯥ? ꯀꯔꯤ ꯍꯥꯏꯕ ꯏꯇꯥ? ꯑꯩꯅ ꯃꯇꯝ ꯀꯌꯥꯒꯤ ꯃꯃꯥꯡꯗꯒꯤ ꯄꯥꯝꯖꯗꯨꯅ ꯂꯥꯛꯄ ꯔꯥꯖꯀꯨꯃꯥꯔ ꯌꯨꯍꯦꯟꯕꯅ ꯏꯇꯥ ꯂꯩꯁꯅꯥꯕꯨ ꯄꯥꯝꯖꯩ ꯍꯥꯏꯕ? ꯌꯥꯔꯣꯏ, ꯃꯗꯨ ꯑꯣꯏꯊꯣꯛꯄ ꯁꯨꯡꯌꯥ ꯌꯥꯔꯣꯏ ꯏꯇꯥ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯁꯥꯎꯅ ꯆꯠꯈꯤꯔꯝꯃꯤ ꯃꯤꯠꯈꯨꯕꯤꯗꯣ꯫ ꯃꯤꯠꯈꯨꯕꯤ ꯃꯥꯅ ꯁꯥꯎꯅ ꯆꯠꯈꯤꯕꯗꯣ ꯂꯩꯁꯥꯕꯤꯁꯤꯡ ꯑꯗꯨꯗꯤ ꯀꯂꯛ ꯄꯦꯟꯅ ꯅꯣꯛꯇꯨꯅ ꯌꯦꯡꯂꯒ ꯂꯩꯍꯧꯏ꯫ ꯀꯝꯗꯧꯏ ꯁꯛꯊꯤꯕꯤ ꯚꯨꯠ ꯍꯤꯡꯆꯥꯕꯤ ꯃꯥꯟꯕꯤ, ꯅꯪꯅꯁꯨ ꯃꯁꯛ ꯐꯖꯈ꯭ꯔꯕ ꯔꯥꯖꯀꯨꯃꯥꯔ ꯌꯨꯍꯦꯟꯕꯕꯨ ꯄꯥꯝꯕꯒꯁꯨ ꯁꯥꯏ꯫ ꯅꯪꯉꯣꯟꯗꯒꯤ ꯍꯦꯟꯅ ꯐꯖꯔꯤꯕ ꯑꯩꯈꯣꯏ ꯐꯥꯎꯕ ꯅꯣꯡꯃꯇ ꯔꯥꯖꯀꯨꯃꯥꯔꯒꯤ ꯃꯪꯂꯥꯟ ꯐꯥꯎꯕ ꯃꯪꯂꯨꯗꯦ꯫ ꯏꯇꯥ, ꯅꯪꯅ ꯍꯧꯖꯤꯛ ꯍꯥꯏꯖꯤꯟꯈ꯭ꯔꯤꯕ ꯔꯥꯖꯀꯨꯃꯥꯔ ꯌꯨꯍꯦꯟꯕꯅ ꯏꯇꯥ ꯂꯩꯁꯅꯥꯕꯨ ꯄꯥꯝꯖꯩ ꯍꯥꯏꯕꯗꯣ ꯍꯌꯦꯡ ꯃꯁꯥ ꯇꯥꯟꯅꯔꯛꯂꯗꯤ ꯁꯣꯏꯗꯅ ꯀꯣꯅꯨꯡ ꯀꯥꯟꯅꯅꯤꯀꯣ ꯏꯇꯥ ꯑꯩꯈꯣꯏ꯫ ꯏꯇꯥ, ꯃꯗꯨꯒꯤꯗꯤ ꯀꯔꯤꯁꯨ ꯈꯜꯂꯨꯅꯨ, ꯃꯤꯠꯈꯨꯕꯤꯅ ꯆꯥꯛꯄꯗꯨꯅꯦ ꯑꯩꯅ ꯌꯥꯝꯅ ꯌꯦꯡꯅꯤꯡꯂꯤꯕ ꯑꯁꯤ꯫ ꯏꯇꯥ, ꯔꯥꯖꯀꯨꯃꯥꯔ ꯈꯪꯂꯛꯂꯒ ꯂꯩꯕꯥꯛ ꯋꯥꯊꯣꯛ ꯑꯣꯏꯗꯅꯀꯣ ꯑꯃꯨꯛ? ꯑꯣꯏꯔꯣꯏꯃꯤ ꯏꯇꯥ, ꯅꯪꯕꯣ ꯄꯥꯈꯠꯀꯅꯨ, ꯀꯩꯗꯧꯒꯦ? ꯃꯍꯥꯔꯥꯅꯤ ꯄꯥꯝꯍꯩꯕꯤ ꯃꯥꯒꯤ ꯑꯔꯣꯟꯕ ꯂꯥꯟꯃꯤꯁꯤꯡꯅ ꯔꯥꯖꯀꯨꯃꯥꯔ ꯌꯨꯍꯦꯟꯕꯗ ꯀꯔꯤꯁꯨ ꯇꯧꯕ ꯉꯝꯗꯕ ꯑꯗꯨꯗ ꯂꯩꯕꯥꯛ ꯑꯗꯨꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯍꯩꯕꯗ ꯃꯃꯤꯡ ꯆꯠꯂꯤꯕꯤ ꯑꯃꯥꯏꯕꯤ ꯑꯃꯒꯤ ꯃꯅꯥꯛꯇ ꯃꯅꯥꯏ ꯅꯨꯄꯤ ꯑꯃꯠꯇ ꯌꯥꯎꯔꯛꯇ ꯂꯥꯛꯂꯝꯃꯤ꯫ 𝗪𝗵 ꯂꯩꯕꯥꯛꯀꯤ ꯃꯍꯥꯔꯥꯅꯤꯅ ꯃꯥꯒꯤ ꯃꯅꯥꯛꯇ ꯃꯈꯣꯡꯅ ꯊꯣꯡꯅ ꯂꯥꯛꯄ ꯑꯗꯨꯗ ꯉꯛꯅ, ꯃꯍꯥꯔꯥꯅꯤꯅ ꯑꯩꯒꯤꯗ ꯂꯥꯛꯊꯣꯛꯇꯅ ꯂꯥꯛꯄꯗꯤ ꯀꯔꯤ ꯑꯔꯨꯕ ꯂꯩꯕꯤꯔꯕꯒꯦ? ꯂꯥꯟꯃꯤꯁꯤꯡ ꯊꯥꯔꯛꯂꯒ ꯅꯅꯥꯏꯕꯨ ꯀꯣꯅꯨꯡꯗ ꯑꯗꯨꯃꯛ ꯀꯧꯕꯤꯔꯛꯄ ꯌꯥꯕ ꯑꯗꯨꯕꯨ ꯃꯍꯥꯔꯥꯅꯤꯅ ꯂꯥꯏꯔꯕꯤ ꯑꯩꯒꯤ ꯌꯨꯝꯁꯤꯗ ꯈꯣꯡꯅ ꯊꯣꯡꯅ ꯍꯦꯛꯇ ꯂꯥꯛꯄꯤꯔꯤꯁꯤꯕꯣ? ꯏꯃꯥ ꯃꯥꯏꯕꯤ, ꯅꯆꯥꯁꯦ ꯏꯃꯥ ꯃꯥꯏꯕꯤꯒ ꯇꯥꯟꯅꯗꯕ ꯌꯥꯗꯕ ꯊꯕꯛ ꯑꯃ ꯂꯩꯔꯦ꯫ ꯃꯗꯨꯅ ꯑꯩꯅ ꯏꯁꯥꯅ ꯏꯈꯣꯡꯅ ꯊꯣꯡꯅ ꯂꯥꯛꯆꯔꯕꯅꯤ ꯏꯃꯥ ꯃꯥꯏꯕꯤꯒꯤ ꯅꯥꯛꯇ꯫ ꯀꯔꯤ ꯑꯔꯨꯕ ꯂꯩꯕꯥꯛꯀꯤ ꯊꯕꯛ ꯑꯣꯏꯔꯕꯅꯣ ꯃꯍꯥꯔꯥꯅꯤ? ꯅꯅꯥꯏ ꯅꯨꯕꯤ ꯍꯦꯛꯇ ꯇꯧꯖꯒꯦ꯫ ꯊꯪꯅꯕ ꯂꯩꯕꯥꯛꯇ ꯄꯣꯠꯁꯦꯝ ꯇꯧꯁꯤꯟꯕꯒꯤꯔ? ꯏꯅꯤꯡꯊꯧꯕꯨ ꯃꯍꯥꯔꯥꯅꯤꯅ ꯍꯥꯏꯕꯗ ꯏꯟꯅꯕ ꯄꯣꯠꯁꯦꯝ ꯇꯧꯁꯤꯟꯗꯣꯏꯔꯥ? ꯅꯠꯇ꯭ꯔꯒꯅ ꯀꯔꯝꯕ ꯄꯣꯠꯁꯦꯝꯒꯤ ꯑꯣꯏꯔꯕꯅꯣ ꯃꯍꯥꯔꯥꯅꯤ? ꯏꯃꯥ ꯃꯥꯏꯕꯤ, ꯍꯟꯗꯛꯇꯤ ꯏꯃꯥ ꯃꯥꯏꯕꯤꯅ ꯍꯥꯏꯔꯤꯕꯗꯣ ꯑꯃꯠꯇ ꯅꯠꯇ꯭ꯔꯦ, ꯃꯗꯨꯗꯒꯤ ꯇꯣꯞ ꯇꯣꯞꯄ ꯊꯕꯛꯅꯤ ꯍꯟꯗꯛ ꯏꯃꯥ ꯃꯥꯏꯕꯤꯅ ꯅꯆꯥꯒꯤꯗꯃꯛꯇ ꯇꯧꯕꯤꯒꯗꯕ ꯊꯕꯛ ꯑꯁꯤ꯫ ꯃꯍꯥꯔꯥꯅꯤꯒꯤꯕꯨ ꯇꯧꯗꯕ ꯌꯥꯔꯤꯕ꯭ꯔꯣ? ꯍꯦꯛꯇ ꯍꯥꯏꯕꯤꯌꯨ ꯑꯩꯉꯣꯟꯗ꯫ ꯑꯩꯅ ꯉꯝꯕ ꯊꯕꯛ ꯑꯣꯏꯔꯒꯗꯤ ꯉꯁꯤꯃꯛ ꯍꯦꯛꯇ ꯄꯥꯡꯊꯣꯛꯆꯒꯦ ꯃꯍꯥꯔꯥꯅꯤ꯫ ꯃꯇꯝ ꯄꯨꯝꯕꯗ ꯃꯍꯥꯔꯥꯅꯤꯅ ꯑꯩꯒꯤ ꯆꯤꯔꯕ ꯎꯄꯥꯏ ꯂꯩꯇ꯭ꯔꯕ ꯃꯇꯝꯗ ꯑꯩꯒꯤ ꯃꯇꯦꯡ ꯑꯗꯨꯃꯛ ꯄꯥꯡꯕꯤꯗꯨꯅ ꯂꯥꯛꯏ꯫ ꯑꯗꯨꯅ ꯑꯩꯁꯨ ꯃꯍꯥꯔꯥꯅꯤꯒꯤ ꯃꯇꯦꯡ ꯑꯩꯅ ꯉꯝꯕ ꯄꯨꯝꯕ ꯍꯧꯖꯤꯛ ꯐꯥꯎꯕ ꯄꯥꯡꯗꯨꯅ ꯂꯥꯛꯆꯔꯤꯕꯁꯤꯅꯤ꯫ ꯏꯃꯥ ꯃꯥꯏꯕꯤꯒꯤ ꯋꯥꯗ ꯅꯆꯥ ꯄꯦꯜꯂꯤ꯫ ꯅꯆꯥ ꯍꯥꯏꯖꯔꯒꯦ, ꯏꯃꯥꯅ ꯑꯩꯒꯤꯗꯃꯛ ꯇꯧꯕꯤꯒꯗꯕ ꯊꯕꯛ ꯑꯗꯣ꯫ ꯍꯣꯏ, ꯍꯥꯏꯕꯤꯔꯣ ꯃꯍꯥꯔꯥꯅꯤ, ꯀꯔꯤ ꯀꯔꯝꯕ ꯊꯕꯛ ꯇꯧꯖꯧ ꯍꯥꯏꯕꯒꯤ ꯅꯅꯥꯏꯅ? ꯏꯃꯥ ꯃꯥꯏꯕꯤꯒꯤ ꯃꯐꯝꯗꯗꯤ ꯌꯥꯝꯅ ꯂꯥꯏꯕ ꯊꯕꯛꯅꯤꯗ꯫ ꯁꯨꯝꯗꯧꯕꯅꯤ ꯏꯃꯥ ꯃꯥꯏꯕꯤ, ꯃꯍꯥꯔꯥꯅꯤ ꯑꯍꯟꯅ ꯄꯣꯛꯂꯝꯕ ꯔꯥꯖꯀꯨꯃꯥꯔ ꯌꯨꯍꯦꯟꯕ ꯑꯁꯤ ꯑꯩꯒꯤ ꯑꯔꯣꯟꯕ ꯂꯥꯟꯃꯤ ꯊꯥꯗꯣꯛꯇꯨꯅ ꯃꯥꯕꯨ ꯍꯥꯠꯈꯤꯅꯕ ꯐꯅ ꯀꯨꯏꯅ ꯁꯤꯜꯂꯛꯂꯕꯁꯨ ꯃꯗꯣ ꯊꯕꯛ ꯑꯣꯏꯅ ꯄꯥꯡꯊꯣꯛꯄ ꯉꯝꯗ꯭ꯔꯦ꯫ ꯑꯗꯨꯅ ꯏꯃꯥ ꯃꯥꯏꯕꯤꯅ ꯔꯥꯖꯀꯨꯃꯥꯔ ꯌꯨꯍꯦꯟꯕꯕꯨ ꯁꯟ ꯑꯣꯜꯍꯟꯗꯨꯅ ꯃꯄꯨꯟꯁꯤ ꯆꯨꯞꯄ ꯁꯖꯤꯛ ꯆꯥꯗꯨꯅ ꯂꯧꯕꯨꯛ ꯂꯝꯍꯥꯡꯗ ꯂꯩꯍꯟꯕꯤꯈ꯭ꯔꯣ꯫ ꯃꯥꯅ ꯑꯗꯨꯅ ꯇꯧꯔꯕꯗꯤ ꯑꯩꯒꯤ ꯏꯆꯥ ꯔꯥꯖꯀꯨꯃꯥꯔ ꯄꯣꯏꯔꯩꯅ ꯍꯌꯦꯡ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯅꯤꯡꯊꯧ ꯑꯣꯏꯔꯦꯗꯅ꯫ ꯍꯌꯦꯡ ꯑꯩꯒꯤ ꯏꯆꯥꯅ ꯅꯤꯡꯊꯧ ꯑꯣꯏꯔꯕ ꯃꯇꯝꯗ ꯏꯃꯥ ꯃꯥꯏꯕꯤꯕꯨ ꯀꯣꯅꯨꯡꯒꯤ ꯑꯃꯥꯏꯕꯤ ꯃꯀꯣꯛ ꯑꯣꯏꯅ ꯍꯥꯞꯆꯒꯦ꯫
𝗪𝗂𝗵 ꯁꯜ ꯑꯣꯜꯍꯟꯕ ꯍꯥꯏꯕꯁꯤ 𝗪𝗵 ꯑꯩꯒꯤꯗꯤ ꯌꯥꯝꯅ ꯂꯥꯏꯕ ꯊꯕꯛꯅꯤ꯫ ꯁꯜ ꯑꯣꯜꯍꯟꯕ ꯉꯝꯕ ꯑꯩꯒꯤ ꯃꯅꯤꯡꯗ ꯂꯩꯔꯤꯕ ꯄꯨꯈ꯭ꯔꯤ ꯑꯁꯤꯗꯒꯤ ꯏꯁꯤꯡ ꯈꯨꯖꯥꯏ ꯃꯆꯥ ꯑꯃ ꯁꯣꯛꯇꯨꯅ ꯄꯨꯕꯤꯈ꯭ꯔꯣ꯫ ꯃꯗꯣ ꯔꯥꯖꯀꯨꯃꯥꯔ ꯌꯨꯍꯦꯟꯕꯅ ꯍꯦꯛ ꯊꯛꯆꯤꯟꯈꯤꯕ ꯃꯤꯀꯨꯞꯇ ꯁꯟ ꯑꯗꯨꯝ ꯑꯣꯜꯂꯦ꯫ ꯂꯨꯔꯤꯕꯗꯤ ꯃꯍꯥꯔꯥꯅꯤ, ꯏꯁꯤꯡꯗꯣ ꯃꯅꯝ ꯅꯝꯊꯤꯕꯅ ꯃꯔꯝ ꯑꯣꯏꯔꯒ ꯔꯥꯖꯀꯨꯃꯥꯔꯅ ꯊꯛꯎ ꯌꯥꯒꯗꯕ ꯃꯥꯟꯗꯦ꯫ ꯏꯃꯥ ꯃꯥꯏꯕꯤ, ꯃꯗꯨꯒꯤꯗꯤ ꯀꯔꯤꯁꯨ ꯋꯥꯕꯤꯒꯅꯨ꯫ ꯅꯆꯥꯗ ꯏꯁꯤꯡꯗꯣ ꯑꯗꯨ ꯈꯛꯇꯃꯛ ꯄꯤꯕꯤꯌꯨ꯫ ꯃꯈꯥ ꯇꯥꯕ ꯊꯕꯛ ꯊꯧꯔꯝꯁꯤꯡꯗꯤ ꯅꯆꯥꯅ ꯉꯝꯅꯕ ꯄꯥꯡꯊꯣꯛꯆꯔꯨꯔꯒꯦ꯫ ꯐꯔꯦ ꯐꯔꯦ, ꯑꯗꯨꯗꯤ ꯃꯍꯥꯔꯥꯅꯤ, ꯃꯍꯥꯔꯥꯅꯤꯒꯤ ꯏꯈꯨꯠ ꯑꯗꯨꯅ ꯈꯨꯖꯥꯏ ꯑꯁꯤꯗ ꯏꯁꯤꯡ ꯑꯗꯨ ꯁꯣꯛꯇꯨꯅ ꯄꯨꯕꯤꯈ꯭ꯔꯣ꯫ ꯌꯥꯝꯅ ꯅꯨꯡꯉꯥꯏꯖꯔꯦ ꯏꯃꯥ ꯃꯥꯏꯕꯤ꯫ ꯏꯃꯥ ꯃꯥꯏꯕꯤꯒꯤ ꯃꯄꯥꯟꯗꯒꯤ ꯃꯇꯝ ꯀꯌꯥꯒꯤ ꯃꯃꯥꯡꯗꯒꯤ ꯑꯩꯅ ꯃꯪꯖꯔꯛꯄ ꯃꯪꯂꯥꯟ ꯑꯃ ꯃꯪꯐꯥꯎꯅꯒꯗꯧꯔꯦ꯫ ꯁꯦ, ꯑꯩꯒꯤ ꯉꯛꯁꯝꯗ ꯁꯤꯔꯤꯕ ꯂꯤꯐꯥꯡ ꯄꯔꯦꯡ ꯑꯁꯤ ꯂꯧꯖꯔꯣ ꯏꯃꯥ ꯃꯥꯏꯕꯤ꯫ ꯌꯥꯝꯅ ꯅꯨꯡꯉꯥꯏꯖꯔꯦ ꯃꯍꯥꯔꯥꯅꯤ꯫ 𝗪𝗵 ꯃꯥꯒꯤ ꯃꯅꯤꯡ ꯄꯨꯈ꯭ꯔꯤꯗꯒꯤ ꯁꯟ ꯑꯣꯜꯍꯟꯕ ꯉꯝꯕ ꯏꯁꯤꯡ ꯑꯗꯨ ꯃꯍꯥꯔꯥꯅꯤ ꯄꯥꯝꯍꯩꯕꯤꯗ ꯁꯣꯛꯍꯜꯂꯝꯃꯤ꯫ ꯃꯍꯥꯔꯥꯅꯤ ꯄꯥꯝꯍꯩꯕꯤ ꯍꯔꯥꯎꯅ ꯏꯁꯤꯡ ꯑꯗꯨꯕꯨ ꯁꯣꯛꯂꯒ ꯄꯨꯗꯨꯅ ꯆꯠꯈꯤꯔꯝꯃꯤ꯫ ꯏꯃꯥ, ꯏꯃꯥ, ꯑꯩꯈꯣꯏ ꯕꯥꯖꯤ ꯀꯗꯣꯝꯗ ꯆꯠꯈ꯭ꯔꯒꯦ? ꯏꯃꯨꯡꯗ ꯂꯩꯔꯝꯗ꯭ꯔꯦ ꯏꯃꯥ꯫ ꯏꯕꯦꯝꯃ, ꯅꯄꯥꯗꯣ ꯂꯩꯀꯥꯏꯗ ꯃꯤꯋꯥ ꯉꯥꯡꯅꯕ ꯆꯠꯈ꯭ꯔꯦ꯫ ꯃꯁꯥꯗꯣ ꯈꯔ ꯀꯟꯈꯠꯂꯤ, ꯑꯗꯨꯅ ꯍꯥꯟꯅꯒꯨꯝ ꯆꯠꯈ꯭ꯔꯦ ꯑꯃꯨꯛ꯫ ꯅꯍꯥꯟꯈꯩꯅ ꯃꯁꯥ ꯉꯝꯗꯦꯅ ꯐꯃꯨꯡꯗ ꯇꯨꯝꯂꯒ ꯆꯥꯛ ꯃꯌꯥꯝ ꯑꯗꯨꯝ ꯆꯥꯔꯒ ꯂꯩꯔꯒ ꯉꯁꯤꯅ ꯃꯁꯥ ꯅꯥꯕ ꯐꯔꯦꯅ ꯂꯩꯀꯥꯏꯗ ꯆꯠꯈ꯭ꯔꯒ ꯃꯤꯋꯥ ꯉꯥꯡꯅꯕ ꯑꯃꯨꯛ ꯊꯣꯛ ꯂꯩꯔꯝꯃꯦꯕ꯫ ꯑꯩꯗꯤ ꯏꯀꯥꯏꯕꯅ ꯂꯣꯏꯔꯦꯀꯣ ꯏꯃꯥ, ꯑꯩꯈꯣꯏ ꯕꯥꯖꯤꯒꯤ ꯃꯇꯧꯁꯤ꯫ ꯈꯪꯗ꯭ꯔꯦꯗ ꯏꯃꯥꯒꯤ ꯏꯕꯦꯝꯃ, ꯀꯔꯤ ꯇꯧꯒꯗꯕꯅꯣ ꯏꯃꯥꯁꯨ꯫ ꯅꯄꯥ ꯑꯃꯒꯤ ꯁꯛꯇꯥꯃꯛꯅꯦ ꯂꯩꯀꯥꯏꯗ ꯃꯤꯋꯥ ꯉꯥꯡꯅꯕ ꯌꯥꯕ ꯉꯥꯡꯅꯔꯨꯔꯒ ꯍꯜꯂꯛꯑꯅꯤ ꯌꯨꯝꯁꯤꯗ, ꯑꯗꯨꯒ ꯍꯟꯖꯤꯟ ꯉꯥꯡꯂꯛꯈꯤꯅꯤ ꯑꯃꯨꯛ꯫ ꯇꯨ, ꯍꯥꯏꯕꯒ ꯇꯧꯕꯒ ꯅꯄꯥ ꯑꯁꯦ ꯉꯥꯡꯗꯅ ꯆꯪꯉꯛꯑꯦ ꯇꯨ꯫ ꯑꯁ, ꯑꯩꯒꯤ ꯂꯥꯏꯕꯛꯁꯤꯗꯤꯕ ꯑꯣꯟꯊꯣꯛꯄꯒꯤ ꯂꯥꯏꯕꯛ ꯍꯥꯏꯗꯨꯅꯤ꯫ ꯂꯩꯁꯅꯥ ꯂꯩꯕꯥꯛꯇ ꯃꯈꯨꯠꯅ ꯊꯥꯖꯤꯟꯖꯗꯨꯅ ꯏꯃꯨꯡ ꯆꯪꯈꯤꯔꯝꯃꯤ꯫ ꯁꯥꯃꯨ ꯁꯥꯎꯅ ꯃꯈꯣꯟꯗꯨ ꯍꯧꯅ ꯂꯥꯎꯅ ꯉꯥꯡꯗꯨꯅ ꯆꯪꯂꯛꯂꯒ ꯍꯥꯏꯔꯛꯏ꯫ ꯍꯩ ꯃꯃꯥ, ꯅꯆꯥꯅꯨꯄꯤ ꯁꯛ ꯐꯖꯕꯤ ꯑꯗꯨꯗꯤ ꯀꯗꯥꯏ ꯆꯠꯈ꯭ꯔꯦ? ꯀꯧꯊꯣꯔꯛꯎ, ꯋꯥ ꯆꯞ ꯆꯥꯕꯤ ꯑꯃ ꯉꯥꯡꯊꯣꯛꯂꯒꯦ ꯉꯁꯤꯗꯤ꯫ ꯍꯣ, ꯀꯩꯗꯧꯕꯤꯔꯒꯦ ꯃꯣꯏꯕꯥꯖꯤ? ꯉꯁꯤ ꯃꯣꯏꯕꯥꯖꯤꯅ ꯂꯩꯀꯥꯏꯗ ꯃꯤꯋꯥ ꯉꯥꯡꯕ ꯌꯥꯕ ꯉꯥꯡꯂꯒ ꯍꯟꯖꯤꯜꯂꯛꯂꯒ ꯑꯗꯨꯛ ꯌꯥꯝꯅ ꯁꯥꯎꯕꯤꯔꯤꯕ ꯑꯗꯨꯕꯨ? ꯍꯥꯏ ꯃꯃꯥ, ꯑꯩꯅ ꯁꯥꯎꯔꯤꯕꯁꯤ ꯑꯇꯩ ꯑꯃꯠꯇꯒꯤ ꯅꯠꯇꯦꯅꯦ꯫ ꯅꯈꯣꯏꯅ ꯃꯥꯅꯆꯥꯗꯤ ꯌꯨꯝꯗꯒꯤ ꯈꯨꯕꯩ ꯑꯃ ꯆꯠꯊꯣꯛꯇ꯭ꯔꯕꯅꯤꯅ ꯂꯩꯀꯥꯏꯗ ꯀꯔꯤ ꯊꯧꯗꯣꯛ ꯋꯥꯊꯣꯛ ꯊꯣꯛꯂꯤꯕꯒꯦ ꯍꯥꯏꯕꯗꯨ ꯀꯔꯤꯁꯨ ꯈꯪꯂꯝꯃꯣꯏꯅꯦ꯫ ꯍꯣ, ꯑꯗꯨꯕꯣꯕ ꯑꯩꯈꯣꯏꯗꯤ ꯈꯪꯗ꯭ꯔꯤ, ꯑꯗꯣ ꯃꯣꯏꯕꯥꯖꯤꯅ ꯍꯥꯏꯕꯤꯔꯛꯑꯣ ꯍꯥꯏꯕ꯫ ꯑꯩꯈꯣꯏ ꯂꯩꯁꯅꯥꯒꯤ ꯃꯃꯥꯟꯅꯕꯤ ꯊꯪꯅꯕ ꯂꯩꯀꯥꯏꯒꯤ ꯃꯤꯈꯨꯕꯤꯗꯣ ꯉꯔꯥꯡꯗꯣ ꯊꯧꯔꯤ ꯌꯥꯟꯒꯦ ꯇꯧꯔꯝꯃꯤ ꯍꯥꯏꯗꯅ ꯍꯥꯏꯅꯍꯧꯔꯤꯁꯤ ꯇꯥꯗ꯭ꯔꯣ ꯅꯪꯕꯨ? ꯍꯩꯃꯥ, ꯀꯔꯤꯒꯤꯅꯦꯒꯦ ꯃꯥꯅ ꯊꯧꯔꯤ ꯌꯥꯅꯤ ꯇꯧꯔꯝꯂꯤꯕ ꯃꯣꯏꯕꯥꯖꯤ? ꯍꯣ, ꯀꯔꯤꯒꯤ ꯑꯣꯏꯔꯨꯅꯤ, ꯅꯆꯥꯅꯨꯄꯤ ꯑꯁꯤꯒ ꯃꯥꯒ ꯔꯥꯖꯀꯨꯃꯥꯔꯗꯣ ꯃꯨꯟꯅꯩꯌꯦ꯫ ꯑꯩꯁꯨ ꯈꯪꯗꯦꯅꯦ ꯃꯃꯥꯡꯗ, ꯉꯁꯤꯗ ꯈꯪꯉꯤ꯫ ꯂꯩꯀꯥꯏ ꯃꯤꯌꯥꯝ ꯃꯃꯥꯡꯁꯤꯗ ꯑꯩꯗꯤꯅꯦ ꯏꯃꯥꯏꯁꯦ ꯊꯥꯡꯒꯠꯇꯨꯅ ꯆꯠꯄ ꯉꯝꯗ꯭ꯔꯦꯅꯦ꯫ ꯂꯩꯁꯅꯥ ꯃꯄꯥꯒ ꯃꯃꯥꯒꯅ ꯁꯥꯟꯅꯔꯤꯕ ꯋꯥꯔꯤꯗꯨ ꯇꯥꯕꯗ ꯃꯄꯥꯟꯗ ꯊꯣꯛꯂꯛꯇꯨꯅ, ꯕꯥꯖꯤ, ꯀꯅꯥꯅ ꯍꯥꯏꯔꯤꯅꯣ ꯏꯇꯥ ꯃꯤꯈꯨꯕꯤ ꯏꯕꯥꯅꯤ ꯔꯥꯖꯀꯨꯃꯥꯔ ꯃꯨꯟꯅꯩ ꯍꯥꯏꯅ? ꯍꯣꯏ, ꯏꯇꯥ ꯃꯤꯈꯨꯕꯤꯅꯕꯨꯗꯤ ꯔꯥꯖꯀꯨꯃꯥꯔꯕꯨ ꯌꯥꯝꯅ ꯈꯣꯏꯗꯥꯖꯩ, ꯑꯗꯨꯕꯨ ꯑꯩꯗꯤ ꯔꯥꯖꯀꯨꯃꯥꯔꯕꯨ ꯑꯄꯥꯝꯕꯁꯨ ꯄꯣꯛꯂꯨꯗꯦ꯫ ꯅꯣꯡꯃꯗ ꯑꯩꯅ ꯀꯣꯅꯨꯡꯗ ꯁꯟ ꯁꯦꯝꯕ ꯆꯠꯄ ꯃꯇꯝꯗꯁꯨ ꯅꯣꯡꯃꯗ ꯔꯥꯖꯀꯨꯃꯥꯔꯒ ꯑꯣꯟꯁꯤꯟꯅꯗꯨꯅ ꯋꯥꯔꯤꯁꯨ ꯁꯥꯟꯅꯗꯦ꯫ ꯑꯗꯨꯒ ꯀꯔꯝꯅ ꯑꯩꯒ ꯏꯇꯥ ꯃꯤꯈꯨꯕꯤꯒ ꯔꯥꯖꯀꯨꯃꯥꯔ ꯃꯨꯟꯅꯩ ꯍꯥꯏꯔꯤꯕꯅꯣ? ꯅꯪꯅ ꯑꯗꯨꯝꯅ ꯍꯥꯏꯔꯕꯁꯨ ꯃꯤꯠꯈꯨꯕꯤꯅꯗꯤ ꯂꯩꯀꯥꯏꯗ ꯅꯪꯒ ꯃꯥꯒ ꯔꯥꯖꯀꯨꯃꯥꯔ ꯃꯨꯟꯅꯩ ꯍꯥꯏꯗꯨꯅ ꯁꯟꯗꯣꯛꯂꯤꯕ ꯑꯁꯤꯗꯤ꯫ ꯃꯤꯈꯨꯕꯤꯒ ꯔꯥꯖꯀꯨꯃꯥꯔꯒ ꯌꯥꯝꯅ ꯅꯨꯡꯁꯤꯅꯖꯩ, ꯅꯪꯅ ꯊꯨꯒꯥꯏꯔꯤꯅꯤ ꯍꯥꯏꯔꯤꯁꯤꯗꯤ ꯂꯩꯁꯅꯥ꯫ ꯕꯥꯖꯤ, ꯃꯥꯅ ꯑꯗꯨꯝ ꯍꯦꯛ ꯍꯥꯏꯕꯖꯥꯠꯂꯣ? ꯑꯩꯅꯗꯤ ꯃꯥꯕꯨ ꯑꯩꯒꯤ ꯍꯦꯛ ꯄꯣꯛꯃꯤꯟꯅꯕ ꯏꯆꯤꯟ ꯏꯅꯥꯎꯒꯨꯝ ꯅꯨꯡꯁꯤꯅ ꯑꯁꯨꯛ ꯀꯨꯏꯕ ꯃꯇꯝꯁꯦ ꯂꯣꯏꯅꯔꯛꯂꯒ ꯃꯥꯅ ꯑꯗꯨꯝꯅ ꯍꯥꯏꯔꯕꯗꯤ ꯕꯥꯖꯤ, ꯑꯩ ꯀꯣꯅꯨꯡꯗ ꯁꯟ ꯁꯦꯝꯕ ꯆꯠꯄ ꯉꯝꯂꯔꯣꯏ꯫ ꯏꯃꯥꯒꯤ ꯂꯩꯁꯅꯥ, ꯑꯗꯨꯅꯕꯨ ꯐꯔꯅꯤꯗ, ꯇꯣꯛꯂꯣ ꯀꯣꯅꯨꯡꯗ ꯁꯟ ꯁꯦꯝꯕ ꯆꯠꯄꯒ꯫ ꯅꯪ ꯕꯥꯖꯤ ꯃꯊꯟꯇ ꯆꯠꯆꯔꯁꯅꯤ, ꯅꯠꯇ꯭ꯔꯕꯗꯤ ꯏꯆꯥꯒꯤ ꯏꯖꯠ ꯑꯁꯨꯝ ꯃꯌꯦꯡ ꯇꯥꯔꯛꯂꯒꯅꯤ꯫ ꯍꯣꯏ ꯏꯃꯥ, ꯑꯩ ꯇꯣꯛꯂꯒꯦ, ꯌꯨꯝꯗ ꯏꯃꯥꯒꯤ ꯃꯇꯦꯡ ꯄꯥꯡꯂꯒ ꯂꯩꯔꯒꯦ ꯂꯦꯡꯗꯅ꯫ ꯐꯔꯦ, ꯑꯗꯨꯅ ꯇꯧꯔꯁꯤ꯫ ꯍꯌꯦꯡꯗꯒꯤꯗꯤ ꯏꯊꯟꯇ ꯆꯠꯂꯒꯦ ꯁꯟ ꯁꯦꯟꯕꯒꯗꯣ꯫ ꯂꯩꯕꯥꯛ ꯋꯥꯊꯣꯛ ꯑꯣꯏꯗ꯭ꯔꯤꯉꯩ ꯏꯆꯥꯒꯁꯦ ꯁꯟ ꯁꯦꯟꯕ ꯇꯣꯛꯍꯟꯖꯍꯧꯔꯒꯦ꯫ ꯃꯥꯒꯤ ꯃꯤꯈꯨꯕꯤ ꯍꯥꯏꯕ ꯅꯨꯄꯤ ꯃꯆꯥꯗꯨꯁꯨ ꯃꯁꯛꯅ ꯃꯔꯣꯜ ꯑꯃ ꯊꯤꯔꯤꯕ, ꯑꯗꯨꯒ ꯔꯥꯖꯀꯨꯃꯥꯔꯒꯁꯨ ꯄꯥꯝꯃꯤ ꯍꯥꯏꯔꯤꯕꯗꯨꯅꯤꯅꯦ ꯑꯩꯅ ꯉꯛꯂꯤꯕꯗꯤ꯫
ꯂꯥꯏꯔꯕ ꯑꯩꯈꯣꯏꯒꯤ ꯂꯣꯡꯒꯥ ꯑꯣꯏꯅ ꯌꯦꯡꯒꯦꯗꯤ ꯍꯥꯏꯗꯦ ꯃꯤꯒꯤ ꯔꯥꯖꯀꯨꯃꯥꯔ ꯑꯗꯨꯕꯨ ꯄꯥꯝꯃꯦ ꯍꯥꯏꯕꯁꯤꯗꯅꯤ ꯃꯤ ꯑꯩꯅ ꯌꯥꯝꯅ ꯅꯣꯛꯅꯤꯡꯂꯤꯕꯁꯦ ꯌꯥꯔꯦ ꯏꯃꯥ ꯅꯣꯛꯂꯅꯨ ꯑꯩ ꯉꯁꯤꯗꯤ ꯌꯥꯝꯅ ꯏꯀꯥꯏ ꯕꯥꯖꯤꯅ ꯍꯥꯏꯔꯤꯕ ꯋꯥꯁꯤꯅ ꯑꯆꯨꯝꯕ ꯑꯣꯏꯔꯕꯗꯤ ꯑꯩ ꯉꯁꯤꯗꯒꯤ ꯑꯃꯨꯛ ꯍꯟꯅꯁꯨ ꯏꯇꯥ-ꯃꯤꯠꯈꯨꯕꯤꯒꯁꯨ ꯄꯨꯜꯂꯔꯣꯏ ꯌꯨꯝꯗꯒꯤꯁꯨ ꯃꯄꯥꯟ ꯊꯣꯛꯂꯔꯣꯏ ꯋꯥꯁꯤ ꯍꯥꯏꯔꯝꯗꯨꯅ ꯊꯋꯥꯏ ꯅꯨꯡꯉꯥꯏꯇꯅ ꯆꯪꯈꯤꯔꯝꯃꯤ ꯏꯃꯨꯡꯗ ꯂꯩꯁꯅꯥꯗꯣ ꯈꯪꯗ꯭ꯔꯦꯗ ꯇꯧꯔꯤꯁꯦ ꯃꯁꯛ ꯐꯖꯕ ꯏꯆꯥ ꯄꯣꯛꯂꯨꯕ ꯑꯩꯈꯣꯏꯇꯅ ꯂꯥꯟꯕ ꯇꯥꯗꯧꯔꯤꯕꯅꯤ ꯍꯧꯖꯤꯛ ꯌꯥꯔꯤ ꯃꯃꯥ ꯅꯪꯁꯨ ꯇꯥꯅꯤꯡꯉꯛꯇ꯭ꯔꯦ ꯆꯪꯈ꯭ꯔꯣ ꯆꯠꯂꯣ ꯏꯃꯨꯡꯗ ꯍꯣꯏ ꯍꯣꯏ ꯆꯪꯖꯈ꯭ꯔꯒꯦ ꯑꯩꯗꯤ ꯏꯃꯨꯡꯗ ꯆꯪꯖꯈ꯭ꯔꯒꯦ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝ ꯍꯦꯛ ꯑꯣꯏꯔꯛꯄꯒ ꯃꯍꯥꯔꯥꯅꯤ ꯄꯥꯝꯍꯩꯕꯤ ꯃꯥꯅ ꯉꯁꯥꯏ ꯄꯨꯔꯛꯈꯤꯕ ꯏꯁꯤꯡꯗꯣ ꯒꯤꯂꯥꯁ ꯑꯃꯗ ꯍꯥꯞꯂꯗꯨꯅ ꯐꯖꯅ ꯊꯝꯂꯝꯃꯤ ꯏꯁꯤꯡꯁꯦ ꯂꯨꯖꯩ ꯍꯥꯏꯕꯒꯤ ꯋꯥ ꯈꯛꯇꯅꯤ ꯃꯅꯝꯗꯤ ꯑꯣꯟꯊꯣꯛꯅ ꯅꯝꯊꯤꯈ꯭ꯔꯦ ꯇꯧꯔꯤꯁꯦ ꯁꯤꯕꯨ ꯌꯣꯍꯦꯟꯕꯅ ꯊꯛꯎ ꯍꯥꯏꯕꯕꯨ ꯌꯥꯗꯧꯔꯤꯕ꯭ꯔꯥ ꯇꯧꯔꯤꯁꯤꯕꯣ ꯃꯥꯅ ꯊꯛꯎ ꯌꯥꯗ꯭ꯔꯤꯉꯩ ꯑꯩꯒꯤ ꯃꯊꯤꯕꯣꯡ ꯂꯥꯎꯈ꯭ꯔꯕ ꯏꯆꯥ ꯄꯣꯏꯔꯩꯅ ꯑꯃꯨꯛ ꯊꯛꯇꯣꯛꯈꯤꯗꯅ ꯃꯤꯆꯥ ꯁꯤꯁꯅꯨ ꯈꯜꯂꯒ ꯏꯆꯥꯁꯤꯗꯅ ꯇꯣꯛꯀꯅꯤꯀꯣ ꯑꯃꯨꯛ ꯍꯥꯏ ꯀꯅꯥ ꯂꯩ ꯅꯈꯣꯏ ꯃꯨꯟꯅ ꯇꯥꯎ ꯑꯩꯒꯤ ꯀꯥ ꯑꯁꯤꯗ ꯑꯩꯒꯤ ꯏꯆꯥ ꯄꯣꯏꯔꯩꯗꯣ ꯆꯪꯍꯟꯒꯅꯨꯀꯣ ꯍꯣꯏ ꯃꯍꯥꯔꯥꯅꯤ ꯅꯅꯥꯏ ꯑꯩꯈꯣꯏ ꯆꯪꯍꯟꯖꯔꯣꯏ ꯑꯩ ꯏꯆꯥ ꯌꯣꯍꯦꯟꯕꯅ ꯆꯥꯛ ꯆꯥꯅꯕꯗꯣ ꯑꯋꯥꯠ ꯑꯄꯥ ꯑꯃꯨꯛꯇ ꯌꯦꯡꯕꯤꯔꯨꯈꯤꯒꯦ ꯍꯣꯏ ꯃꯍꯥꯔꯥꯅꯤ ꯀꯔꯤꯅꯣ ꯉꯁꯤꯗꯤ ꯑꯩꯈꯣꯏꯒꯤ ꯃꯍꯥꯔꯥꯅꯤꯁꯤ ꯍꯥꯟꯅꯒ ꯃꯥꯟꯅꯗꯕ ꯃꯑꯣꯡ ꯑꯃ ꯇꯧꯔꯤꯕ ꯑꯁꯤꯕꯨ ꯅꯪꯗ ꯅꯠꯇꯦꯗ ꯑꯩꯁꯨ ꯉꯛꯂꯤꯕꯅꯤ ꯅꯍꯥꯟ ꯃꯈꯩꯗꯤ ꯔꯥꯖꯀꯨꯃꯥꯔ ꯌꯣꯍꯦꯟꯕꯒꯤꯅꯤ ꯍꯥꯏꯕ ꯋꯥ ꯑꯃꯠꯇ ꯄꯟꯕ ꯌꯥꯗꯦ ꯐꯅꯕꯁꯨ ꯅꯣꯡꯃꯇ ꯇꯧꯗꯦ ꯑꯗꯨꯒ ꯉꯁꯤꯅ ꯌꯥꯝ ꯅꯨꯡꯁꯤꯕ ꯁꯥꯔꯒ ꯋꯥ ꯍꯥꯏꯔꯝꯂꯤꯕ ꯑꯁꯤꯕꯨ ꯑꯩꯕꯨ ꯃꯪꯂꯣ ꯇꯥꯏꯕꯪꯂꯣ ꯍꯦ ꯌꯥꯔꯦ ꯅꯈꯣꯏ ꯑꯅꯤꯁꯨ ꯇꯨꯃꯤꯟ ꯂꯩꯅꯔꯣ ꯃꯍꯥꯔꯥꯅꯤꯗꯣ ꯃꯅꯥ ꯌꯥꯝ ꯁꯤꯡꯕꯅꯤꯀꯣ ꯑꯃꯨꯛ ꯇꯥꯔꯝꯂꯕꯗꯤ ꯑꯩꯈꯣꯏ ꯀꯣꯅꯨꯡꯁꯤꯗꯒꯤ ꯇꯥꯟꯊꯣꯛꯄꯤꯅꯤ ꯍꯣꯏ ꯇꯨꯃꯤꯟ ꯂꯩꯅꯔꯁꯤ ꯏꯇꯥ ꯃꯌꯥꯝ ꯔꯥꯖꯀꯨꯃꯥꯔ ꯌꯣꯍꯦꯟꯕꯒꯤ ꯆꯥꯛ ꯁꯔꯨꯛ ꯁꯦꯝꯂꯤꯕ ꯆꯥꯛꯊꯣꯡꯕꯤ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯛꯇꯨꯅ ꯍꯥꯏꯔꯛꯏ ꯏꯕꯦꯝꯃ ꯀꯔꯤ ꯃꯊꯦꯜꯅꯣ ꯉꯁꯤꯗꯤ ꯏꯆꯥꯒꯤ ꯃꯊꯦꯜꯁꯤꯡꯁꯦ ꯌꯥꯝꯅ ꯍꯥꯎꯒꯗꯕ ꯃꯥꯜꯂꯤ ꯃꯅꯝꯅ ꯃꯅꯝ ꯅꯨꯡꯁꯤꯔꯤꯕ ꯑꯩꯗꯤ ꯆꯥꯅꯤꯡꯕꯅ ꯂꯣꯏꯔꯦꯗ ꯏꯃꯥꯒꯤ ꯁꯔꯨꯛ ꯈꯔ ꯈꯥꯏꯗꯣꯛꯆꯔꯝꯃꯣ ꯍꯥꯏꯕ꯭ꯔꯥ ꯑꯗꯨꯗꯤ ꯈꯔ ꯈꯥꯏꯗꯣꯛꯂꯒ ꯊꯅꯝꯂꯣ ꯏꯃꯥ ꯍꯣꯔꯦꯟ ꯃꯍꯥꯎ ꯌꯦꯡꯒꯦ ꯑꯍꯣꯏ ꯏꯃꯥ ꯑꯗꯣ ꯏꯃꯥ ꯅꯆꯥ ꯏꯃꯥꯒꯤ ꯆꯥꯛꯊꯣꯡꯕꯤꯒꯤ ꯃꯅꯥꯛꯇꯒꯤ ꯇꯦꯡꯀꯣꯠ ꯂꯧꯖꯔꯨꯒꯦ ꯏꯃꯥ ꯉꯥꯏꯍꯥꯛꯇ ꯂꯩꯕꯤꯔꯝꯒꯦꯔꯥ ꯃꯐꯝ ꯑꯁꯤꯗ ꯍꯣꯏ ꯂꯩꯔꯝꯒꯦ ꯑꯗꯨꯕꯨ ꯈꯔ ꯊꯨꯅꯗꯤ ꯂꯥꯛꯎꯀꯣ ꯏꯕꯦꯝꯃ ꯍꯣꯏ ꯏꯃꯥ ꯆꯥꯛꯊꯣꯡꯕꯤ ꯑꯗꯨꯅ ꯍꯦꯛ ꯊꯣꯛꯈꯤꯕꯒ ꯄꯥꯝꯍꯩꯕꯤ ꯄ꯭ꯔꯄꯞ ꯆꯪꯁꯤꯜꯂꯛꯂꯒ ꯄꯨꯈꯝ ꯑꯄꯥꯛꯄ ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯃꯈꯜ ꯁꯨꯅ ꯇꯦꯡꯀꯣꯠꯁꯤꯡꯗ ꯌꯥꯎꯗꯨꯅ ꯂꯩꯔꯤꯕ ꯍꯦꯟꯖꯥꯡ ꯑꯗꯨꯗ ꯐꯤꯖꯤꯗꯒꯤ ꯀꯤꯗꯨꯅ ꯄꯣꯔꯛꯄ ꯃꯣꯔꯣꯛ ꯑꯁꯨꯕꯁꯤꯡꯗꯨ ꯇꯦꯡꯀꯣꯠ ꯑꯗꯨꯗ ꯈꯔ ꯂꯣꯏꯅ ꯍꯥꯞꯆꯤꯜꯂꯒ ꯈꯥꯕꯩ ꯑꯃꯅ ꯂꯣꯏꯅ ꯑꯣꯠꯇꯨꯅ ꯍꯥꯟꯅꯒꯨꯝ ꯑꯃꯨꯛ ꯊꯝꯂꯝꯃꯤ ꯆꯥꯛꯊꯣꯡꯕꯤꯗꯣ ꯇꯦꯡꯀꯣꯠ ꯂꯧꯔꯨꯔꯒ ꯄꯥꯝꯍꯩꯕꯤꯒꯤ ꯈꯔ ꯈꯥꯏꯗꯣꯛꯇꯨꯅ ꯊꯅꯝꯃꯤ ꯍꯦꯟꯖꯥꯡ ꯃꯊꯦꯜꯁꯤꯡꯗꯣ ꯌꯥꯔꯦ ꯌꯥꯝꯃꯟꯈ꯭ꯔꯦ ꯏꯕꯦꯝꯃ ꯄꯤꯔꯨꯔꯣ ꯑꯩꯈꯣꯏ ꯌꯣꯍꯦꯟꯕꯒꯤ ꯆꯥꯛ ꯁꯔꯨꯛꯇꯣ ꯐꯒꯅꯤ ꯃꯍꯥꯔꯥꯅꯤ ꯅꯅꯥꯏ ꯄꯤꯖꯔꯨꯈꯤꯒꯦ ꯍꯣꯏ ꯀꯝꯗꯧꯏ ꯉꯁꯤꯗꯤ ꯄꯥꯝꯍꯩꯕꯤ ꯑꯩꯅ ꯈꯟꯖꯔꯛꯄ ꯃꯪꯖꯔꯛꯄ ꯃꯪꯂꯥꯟꯗꯣ ꯃꯪꯐꯥꯎꯅꯗꯧꯔꯦ ꯄꯥꯝꯍꯩꯕꯤ ꯑꯩꯅ ꯅꯤꯡꯈꯤꯕ ꯊꯕꯛꯇꯤ ꯉꯁꯤ ꯑꯣꯏꯊꯣꯛꯇꯅ ꯇꯣꯛꯈꯤꯗ꯭ꯔꯤ ꯑꯗꯨꯅ ꯔꯥꯖꯀꯨꯃꯥꯔ ꯅꯪꯁꯨ ꯉꯁꯤ ꯀꯧꯕ ꯅꯨꯃꯤꯠ ꯑꯁꯤꯗꯒꯤꯗꯤ ꯁꯟ ꯑꯣꯟꯗꯨꯅ ꯂꯩꯈꯤꯕ ꯇꯥꯔꯤꯗꯣ ꯀꯅꯥꯅꯁꯨ ꯃꯁꯛ ꯈꯪꯗ ꯀꯩꯅꯣ ꯏꯃꯥꯅ ꯇꯥꯆꯧꯒꯤ ꯆꯥꯅꯕ ꯆꯥꯛ ꯊꯣꯡꯐꯝ ꯑꯁꯤꯗ ꯆꯪꯂꯒ ꯅꯣꯛꯐꯝ ꯏꯔꯩ ꯂꯩꯇꯕꯒꯨꯝ ꯆꯪꯂꯒ ꯅꯣꯛꯏꯗꯨꯅ ꯍꯩ ꯄꯣꯏꯔꯩ ꯅꯪ ꯑꯃ ꯑꯩꯅ ꯅꯣꯛꯄ ꯐꯥꯎꯕ ꯍꯦꯛ ꯌꯦꯠꯂꯤꯍꯦ ꯏꯆꯥꯅꯤ ꯐꯥꯎ ꯍꯥꯏꯅꯤꯡꯗꯦꯀꯣ ꯆꯠꯂꯣ ꯑꯗ ꯑꯩꯅ ꯁꯛꯇꯨ ꯌꯦꯡꯅꯤꯡꯗꯦ ꯑꯄꯪꯁꯤꯗꯤ ꯑꯩꯅ ꯅꯣꯛꯂꯤꯕꯁꯦ ꯃꯔꯝ ꯂꯩꯕꯒꯤ ꯅꯣꯛꯂꯤꯕꯅꯤ ꯅꯪ ꯀꯔꯤ ꯈꯪꯉꯤ ꯍꯥ ꯑꯩꯈꯣꯏ ꯏꯃꯥ ꯑꯁꯤꯗꯤ ꯃꯇꯥ ꯑꯃꯒꯤ ꯃꯃꯥꯅꯤꯅ ꯑꯁꯤꯈꯛ ꯍꯥꯏꯔꯨꯕꯒꯤꯕꯨ ꯑꯩꯉꯣꯟꯗ ꯁꯥꯎꯁꯤꯜꯂꯝꯃꯒ ꯆꯠꯈ꯭ꯔꯦ ꯔꯥꯖꯀꯨꯃꯥꯔ ꯌꯣꯍꯦꯟꯕ ꯃꯥꯒꯤ ꯆꯥꯛꯊꯣꯡꯕꯤ ꯅꯨꯄꯤ ꯑꯗꯨꯅ ꯆꯥꯅꯕ ꯊꯅꯝꯂꯕ ꯃꯇꯨꯡꯗ ꯃꯥꯒꯤ ꯀꯥꯗ ꯆꯪꯂꯛꯇꯨꯅ ꯆꯥꯛꯇꯨ ꯆꯥꯕ ꯍꯧꯏ ꯑꯗꯨꯕꯨ ꯍꯦꯟꯖꯥꯡ ꯃꯊꯦꯜꯁꯤꯡ ꯑꯗꯣ ꯃꯣꯔꯣꯛ ꯁꯥꯕ ꯍꯦꯟꯃꯟꯈꯤꯗꯨꯅ ꯃꯥꯒꯤ ꯏꯁꯤꯡ ꯊꯛꯅꯕ ꯁꯔꯨꯛꯇꯨ ꯊꯛꯄ ꯂꯣꯏꯔꯝꯃꯤ ꯑꯗꯨꯒ ꯃꯥꯒꯤ ꯀꯥ ꯑꯗꯨꯒꯤ ꯑꯀꯣꯏꯕꯗ ꯏꯁꯤꯡ ꯊꯛꯅꯕ ꯀꯣꯏꯊꯤ ꯊꯤꯔꯝꯃꯤ ꯑꯗꯨꯕꯨ ꯂꯥꯏꯕꯛ ꯐꯕꯗꯒꯤ ꯃꯥꯒꯤ ꯀꯥꯗ ꯏꯁꯤꯡ ꯊꯛꯅꯕ ꯒꯤꯂꯥꯁ ꯑꯃꯗꯒꯤ ꯍꯦꯟꯅ ꯂꯩꯔꯝꯗ꯭ꯔꯦ ꯀꯔꯤꯁꯨ ꯈꯟꯖꯤꯜꯂꯨꯗ ꯃꯣꯔꯣꯛ ꯁꯥꯕ ꯍꯦꯟꯃꯟꯈꯤꯕꯅ ꯂꯩꯔꯝꯂꯤꯕ ꯏꯁꯤꯡ ꯑꯗꯨ ꯊꯛꯆꯤꯟꯈꯤꯔꯝꯃꯤ ꯂꯨꯝꯗꯨꯅ ꯌꯦꯡꯂꯤꯕꯤ ꯃꯍꯥꯔꯥꯅꯤ ꯄꯥꯝꯍꯩꯕꯤ ꯄꯦꯟꯅ ꯅꯣꯛꯇꯨꯅ ꯍꯥꯏꯖꯩ ꯃꯊꯟꯇ ꯑꯉꯥꯎꯕꯤ ꯑꯃꯒꯨꯝ ꯉꯁꯤꯗꯤ ꯑꯩꯒꯤ ꯅꯤꯡꯕ ꯊꯨꯡꯂꯦ ꯏꯕꯨꯙꯧꯅ ꯆꯥꯟꯕꯤꯔꯦ ꯑꯩꯒꯤ ꯀꯥꯗ ꯆꯪꯂꯒ ꯅꯨꯡꯉꯥꯏꯅ ꯇꯨꯝꯂꯒ ꯂꯩꯔꯨꯔꯒꯦ ꯃꯇꯥꯡ ꯆꯥꯅ ꯊꯣꯛꯂꯛꯂꯒꯦ ꯑꯃꯨꯛ
ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯥꯒꯤ ꯀꯥꯗ ꯆꯪꯗꯨꯅ ꯃꯃꯣꯟ ꯅꯣꯛꯇꯨꯅ ꯑꯗꯨꯃꯛ ꯂꯩꯔꯝꯃꯤ ꯄꯥꯝꯍꯩꯕꯤꯗꯣ ꯃꯥꯒꯤ ꯃꯇꯧꯗꯨ ꯎꯕꯗ ꯅꯤꯡꯊꯧꯅ ꯀꯔꯤ ꯇꯧꯔꯕꯒꯦ ꯃꯍꯥꯔꯥꯅꯤ ꯅꯪꯅ ꯉꯁꯤ ꯑꯁꯨꯛ ꯌꯥꯝꯅ ꯍꯔꯥꯎꯔꯤꯕꯁꯤꯕꯨ ꯏꯅꯤꯡꯊꯧ ꯉꯁꯤꯗꯤ ꯀꯔꯤꯒꯤꯅꯣ ꯈꯪꯗꯦ ꯑꯩꯒꯤ ꯋꯥꯈꯜꯁꯦ ꯏꯌꯥꯡ ꯌꯥꯡꯏ ꯍꯥꯏꯐꯝ ꯈꯪꯗꯅꯁꯨ ꯄꯪꯍꯥꯗ ꯍꯔꯥꯎꯅꯤꯡꯕ ꯐꯥꯎꯏ ꯃꯊꯟꯇ ꯏꯅꯤꯡꯊꯧ ꯅꯪꯒꯤ ꯍꯧꯅꯕꯤ ꯃꯊꯣꯡ ꯈꯪꯗꯕꯤꯗꯣ ꯇꯧꯔꯅꯨ ꯇꯨꯝꯂꯣ ꯍꯅꯨꯊꯪꯗ ꯌꯦꯡꯅꯤꯡꯗꯦꯀꯣ ꯑꯣꯊꯣꯛ ꯅꯨꯃꯤꯠꯁꯦ ꯅꯥꯈ꯭ꯔꯦ ꯃꯍꯥꯔꯥꯅꯤ ꯏꯅꯤꯡꯊꯧꯁꯨ ꯑꯩ ꯑꯣꯏꯔꯝꯂꯕꯗꯤ ꯉꯁꯤꯒꯤ ꯅꯨꯡꯉꯥꯏꯕꯁꯦ ꯈꯪꯂꯝꯒꯗꯕꯅꯤ ꯑꯍꯤꯡ ꯅꯣꯡꯉꯩ ꯆꯕꯨꯛ ꯍꯦꯛ ꯌꯧꯔꯛꯄꯒ ꯔꯥꯖꯀꯨꯃꯥꯔ ꯌꯨꯍꯦꯟꯕ ꯃꯁꯥꯗꯣ ꯍꯥꯟꯅꯒ ꯃꯥꯟꯅꯗꯕ ꯃꯑꯣꯡ ꯑꯃ ꯇꯧꯔꯛꯂꯝꯃꯤ ꯉꯥꯏꯍꯥꯛ ꯑꯣꯟꯅ ꯊꯣꯏꯅ ꯑꯋꯥ ꯆꯩꯅꯥ ꯈꯪꯂꯝꯂꯕ ꯃꯇꯨꯡꯗ ꯁꯟ ꯂꯥꯕ ꯑꯃ ꯑꯣꯜꯂꯛꯂꯝꯃꯤ ꯔꯥꯖꯀꯨꯃꯥꯔ ꯌꯨꯍꯦꯟꯕꯒꯤ ꯀꯥꯗ ꯁꯟꯅ ꯈꯣꯡꯕꯒꯤ ꯃꯈꯣꯟ ꯇꯥꯈꯤꯕ ꯑꯗꯨꯗ ꯂꯥꯟꯃꯤꯁꯤꯡꯗꯨ ꯆꯦꯟꯁꯤꯟꯅꯔꯛꯇꯨꯅ ꯌꯦꯡꯂꯝꯃꯤ ꯁꯟꯅꯦ ꯑꯃꯨꯛꯇ ꯇꯥꯟꯊꯣꯛꯅꯕ ꯇꯧꯁꯤ ꯂꯥꯟꯃꯤꯁꯥ ꯌꯦꯡꯗꯨꯅ ꯂꯩꯔꯅꯨꯅꯦ ꯅꯈꯣꯏꯕꯣ ꯔꯥꯖꯀꯨꯃꯥꯔ ꯈꯪꯂꯗꯤ ꯁꯥꯎꯕꯅ ꯂꯣꯏꯔꯅꯤ ꯂꯥꯟꯃꯤꯁꯥ ꯅꯈꯣꯏꯕꯨ ꯊꯣꯛꯐꯝ ꯑꯗꯨꯗ ꯊꯠꯆꯤꯟꯗꯨꯅ ꯂꯩꯒꯅꯨꯅꯦ ꯁꯟꯁꯦ ꯀꯥꯁꯤꯗ ꯎꯪꯗꯨꯅ ꯂꯩꯁꯤꯟꯗꯨꯅ ꯂꯩꯔꯦꯅꯤ ꯍꯩꯅꯦ ꯆꯠꯂꯨꯅꯦ ꯀꯔꯝꯕ ꯁꯟꯅꯣ ꯃꯁꯤꯕꯣ ꯔꯥꯖꯀꯨꯃꯥꯔꯒꯤ ꯀꯥꯁꯤꯗ ꯆꯪꯗꯨꯅ ꯂꯩꯔꯝꯂꯤꯕ ꯑꯁꯤꯕꯣ ꯍꯩꯅꯦ ꯆꯠꯂꯨꯅꯦ ꯅꯀꯣꯟꯗ ꯆꯠꯂꯨꯅꯦ ꯅꯪꯕꯣ ꯁꯟ ꯂꯥꯕ ꯀꯣꯅꯨꯡꯒꯤ ꯁꯟꯁꯨ ꯃꯥꯟꯗꯦ ꯃꯁꯛ ꯑꯁꯦ ꯂꯥꯟꯃꯤꯁꯤꯡꯅ ꯃꯆꯥꯅꯨꯄꯥ ꯔꯥꯖꯀꯨꯃꯥꯔ ꯑꯍꯟ ꯌꯨꯍꯦꯟꯕꯒꯤ ꯀꯥꯗ ꯂꯥꯡꯕꯗꯨ ꯇꯥꯕꯗ ꯃꯍꯥꯔꯥꯅꯤ ꯑꯃꯗꯤ ꯅꯤꯡꯊꯧ ꯊꯣꯛꯂꯛꯇꯨꯅ ꯌꯦꯡꯂꯛꯏ ꯀꯥ ꯑꯗꯨꯗ ꯑꯣꯏꯔꯝꯂꯤꯕ ꯐꯤꯕꯝꯗꯨ ꯎꯕꯗ ꯃꯍꯥꯔꯥꯅꯤ ꯄꯥꯝꯍꯩꯕꯤꯗꯤ ꯍꯔꯥꯎꯕꯅ ꯂꯣꯏꯔꯝꯃꯤ ꯑꯗꯨꯅ ꯅꯤꯡꯊꯧꯅ ꯋꯥ ꯉꯥꯡꯂꯛꯇ꯭ꯔꯤꯉꯩ ꯁꯟ ꯑꯗꯨꯕꯨ ꯀꯣꯅꯨꯡꯒꯤ ꯋꯥꯡꯃꯗ ꯈꯣꯡꯂꯩ ꯊꯨꯅ ꯇꯥꯟꯊꯣꯛꯈꯤꯅꯕ ꯍꯥꯏꯔꯤ ꯂꯥꯟꯃꯤꯁꯥ ꯁꯟ ꯑꯁꯦ ꯊꯨꯅ ꯀꯣꯅꯨꯡ ꯑꯁꯤꯒꯤ ꯃꯅꯨꯡꯗꯒꯤ ꯇꯥꯟꯊꯣꯛꯅꯕ ꯇꯧ ꯅꯠꯇ꯭ꯔꯕꯗꯤ ꯀꯣꯅꯨꯡ ꯑꯁꯦ ꯑꯃꯥꯡ ꯑꯇꯥ ꯊꯣꯛꯄ ꯇꯥꯔꯦ ꯁꯟ ꯂꯥꯕ ꯑꯁꯦ ꯑꯉꯥꯎꯕ ꯁꯟꯅꯤ ꯌꯦꯡꯉꯨ ꯅꯈꯣꯏ ꯃꯌꯥꯝꯁꯨ ꯃꯥꯅ ꯉꯁꯥꯏꯗꯒꯤ ꯅꯈꯣꯏꯗ ꯑꯣꯟꯁꯤꯟꯗꯨꯅ ꯋꯥꯏꯒꯤ ꯇꯧꯔꯤꯕ ꯑꯗꯣ ꯐꯒꯅꯤ ꯃꯍꯥꯔꯥꯅꯤ ꯅꯅꯥꯏ ꯑꯩꯈꯣꯏ ꯇꯥꯟꯊꯣꯛꯆꯒꯦ ꯑꯁꯤ ꯍꯥꯏꯗꯨꯅ ꯂꯥꯟꯃꯤ ꯃꯌꯥꯝ ꯆꯪꯗꯨꯅ ꯔꯥꯖꯀꯨꯃꯥꯔ ꯌꯨꯍꯦꯟꯕꯅ ꯑꯣꯟꯕ ꯁꯟ ꯂꯥꯕ ꯑꯗꯨꯕꯨ ꯀꯣꯅꯨꯡ ꯃꯅꯨꯡ ꯑꯗꯨꯗꯒꯤ ꯇꯥꯟꯊꯣꯛꯅꯕ ꯇꯧꯔꯤ ꯅꯤꯡꯊꯧ ꯄꯥꯊꯧ ꯃꯥꯅ ꯀꯥ ꯑꯗꯨꯗ ꯁꯨꯝ ꯌꯦꯡꯂꯛꯄꯗ ꯃꯆꯥꯅꯨꯄꯥ ꯔꯥꯖꯀꯨꯃꯥꯔ ꯌꯨꯍꯦꯟꯕ ꯂꯩꯕ ꯎꯗꯕ ꯑꯗꯨꯗ ꯉꯛꯅ ꯍꯪꯂꯛꯏ ꯔꯥꯖꯀꯨꯃꯥꯔ ꯌꯨꯍꯦꯟꯕꯗꯤ ꯃꯐꯝ ꯀꯗꯥꯏꯗ ꯆꯠꯈ꯭ꯔꯕꯒꯦ ꯀꯥ ꯑꯁꯤꯗ ꯂꯩꯕ ꯎꯗꯦꯅ ꯂꯥꯟꯃꯤꯁꯥ ꯂꯥꯟꯃꯤ ꯑꯃꯅ ꯉꯛꯅ ꯍꯥꯏꯔꯛꯂꯝꯃꯤ ꯏꯅꯤꯡꯊꯧ ꯔꯥꯖꯀꯨꯃꯥꯔ ꯌꯨꯍꯦꯟꯕꯗꯤ ꯆꯥꯛ ꯇꯣꯛꯂꯕ ꯃꯇꯨꯡ ꯀꯥꯗ ꯆꯪꯗꯨꯅ ꯑꯗꯨꯃꯛ ꯇꯨꯝꯈ꯭ꯔꯕꯅꯤ ꯑꯗꯨꯒ ꯀꯔꯝꯅ ꯀꯥ ꯃꯅꯨꯡꯗ ꯂꯩꯇ꯭ꯔꯤꯕꯅꯣ ꯂꯥꯟꯃꯤꯁꯥ ꯀꯣꯅꯨꯡ ꯑꯁꯤꯒꯤ ꯑꯀꯣꯏꯕꯗ ꯔꯥꯖꯀꯨꯃꯥꯔ ꯌꯨꯍꯦꯟꯕ ꯂꯩꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯊꯤꯔꯁꯨ ꯆꯠꯂꯨ ꯍꯣꯏ ꯏꯅꯤꯡꯊꯧ ꯅꯅꯥꯏ ꯑꯩꯈꯣꯏꯒꯤ ꯔꯥꯖꯀꯨꯃꯥꯔ ꯑꯍꯟꯕꯨ ꯐꯪꯗ꯭ꯔꯤ ꯐꯥꯎꯕ ꯊꯤꯖꯔꯛꯀꯦ ꯑꯁꯤ ꯍꯥꯏꯗꯨꯅ ꯂꯥꯟꯃꯤꯁꯤꯡ ꯑꯗꯨ ꯆꯥꯏꯊꯣꯛꯇꯨꯅ ꯀꯣꯅꯨꯡ ꯃꯅꯨꯡ ꯑꯗꯨꯗ ꯀꯣꯏꯊꯤ ꯊꯤꯔꯝꯃꯤ ꯔꯥꯖꯀꯨꯃꯥꯔ ꯌꯨꯍꯦꯟꯕꯗꯣ ꯃꯍꯥꯔꯥꯅꯤ ꯄꯥꯝꯍꯩꯕꯤ ꯔꯥꯖꯀꯨꯃꯥꯔ ꯌꯨꯍꯦꯟꯕꯒꯤ ꯀꯥ ꯃꯅꯨꯡ ꯑꯗꯨꯗ ꯑꯁꯨꯝ ꯆꯪꯂꯒ ꯀꯣꯌꯦꯡ ꯌꯦꯡꯁꯤꯟꯅꯔꯝꯃꯤ ꯀꯣꯟꯅꯊꯪꯗ ꯔꯥꯖꯀꯨꯃꯥꯔꯒꯤ ꯃꯣꯟ ꯃꯈꯥꯗꯒꯤ ꯑꯏꯕ ꯆꯦꯔꯣꯜ ꯑꯃ ꯄꯥꯏꯗꯨꯅ ꯄꯥꯈꯠꯅ ꯀꯞꯂꯗꯨꯅ ꯆꯦꯟꯊꯣꯔꯛꯏ ꯏꯅꯤꯡꯊꯧ ꯑꯩꯈꯣꯏꯒꯤ ꯏꯆꯥ ꯑꯍꯟ ꯔꯥꯖꯀꯨꯃꯥꯔ ꯌꯨꯍꯦꯟꯕ ꯑꯩꯈꯣꯏꯒꯤ ꯂꯩꯕꯥꯛ ꯑꯁꯤ ꯊꯥꯗꯣꯛꯇꯨꯅ ꯆꯠꯈ꯭ꯔꯦ ꯏꯅꯤꯡꯊꯧ ꯀꯔꯤꯅꯣ ꯅꯪꯅ ꯍꯥꯏꯔꯤꯕꯗꯨꯕꯨ ꯃꯍꯥꯔꯥꯅꯤ ꯀꯔꯤꯒꯤꯗꯃꯛ ꯃꯥꯗꯤ ꯀꯣꯅꯨꯡ ꯑꯁꯤꯕꯨ ꯊꯥꯗꯣꯛꯇꯨꯅ ꯆꯠꯈꯤꯒꯗꯧꯔꯤꯕ ꯈꯪꯗꯦ ꯏꯅꯤꯡꯊꯧ ꯌꯦꯡꯕꯤꯌꯨ ꯃꯥꯒꯤ ꯃꯣꯟ ꯃꯈꯥꯗ ꯑꯏꯕ ꯆꯦꯔꯣꯜ ꯑꯃ ꯏꯗꯨꯅ ꯊꯅꯝꯂꯤꯕ ꯑꯁꯦ ꯑꯏꯕ ꯆꯦꯔꯣꯜ ꯑꯗꯨ ꯎꯔꯕ ꯃꯇꯨꯡꯗ ꯔꯥꯖꯀꯨꯃꯥꯔ ꯌꯨꯍꯦꯟꯕꯕꯨ ꯀꯣꯏꯊꯤ ꯊꯤꯅꯔꯝꯕ ꯑꯗꯨ ꯂꯦꯞꯈꯤꯔꯝꯃꯤ ꯅꯤꯡꯊꯧ ꯄꯥꯊꯧ ꯁꯣꯔ ꯁꯥꯡꯅ ꯑꯃꯨꯛꯇꯪ ꯍꯣꯟꯊꯔꯒ ꯍꯥꯏꯔꯛꯂꯝꯃꯤ ꯆꯠꯂꯁꯅꯨ ꯃꯥꯁꯨ ꯃꯥꯅ ꯄꯥꯝꯖꯕ ꯃꯁꯥꯅ ꯅꯨꯡꯉꯥꯏꯅꯤ ꯈꯟꯖꯕ ꯃꯐꯝ ꯑꯗꯨꯗ ꯑꯩꯁꯨ ꯑꯃꯨꯛ ꯍꯟꯅ ꯌꯦꯠꯂꯔꯣꯏ ꯃꯥꯒꯤ ꯑꯄꯥꯝꯕ ꯑꯗꯨꯗ ꯃꯥꯅ ꯍꯦꯛ ꯄꯣꯛꯂꯛꯄ ꯃꯤꯀꯨꯞꯇꯒꯤ ꯅꯨꯡꯉꯥꯏꯕ ꯁꯔꯨꯛ ꯐꯪꯖꯔꯛꯇ꯭ꯔꯕꯅꯤ ꯏꯆꯥꯗꯣ ꯃꯆꯥꯅꯨꯄꯥ ꯑꯍꯟ ꯔꯥꯖꯀꯨꯃꯥꯔ ꯑꯁꯦ ꯀꯌꯥꯗ ꯅꯨꯡꯁꯤꯅ ꯁꯣꯜꯂꯤꯅꯣ ꯌꯦꯡꯉꯨꯅꯦ ꯏꯅꯤꯡꯊꯧ ꯑꯁꯤꯅ ꯁꯣꯜꯂꯨ ꯐꯅ ꯁꯣꯜꯂꯕꯁꯨ ꯅꯆꯥꯅꯨꯄꯥꯗꯨꯗꯤ ꯑꯃꯨꯛ ꯍꯟꯅ ꯍꯜꯂꯛꯂꯔꯣꯏꯗꯅ ꯁꯟ ꯑꯣꯜꯂꯕ ꯔꯥꯖꯀꯨꯃꯥꯔ ꯌꯨꯍꯦꯟꯕ ꯀꯣꯅꯨꯡꯗꯨꯒꯤ ꯂꯥꯟꯃꯤꯁꯤꯡ ꯑꯗꯨꯅ ꯇꯥꯟꯊꯣꯔꯛꯂꯕ ꯃꯇꯨꯡꯗ ꯅꯤꯡꯕ ꯀꯥꯏꯅ ꯂꯩꯔꯤꯕ ꯂꯝꯕꯦꯜ ꯑꯗꯨꯗ ꯑꯁꯨꯝ ꯂꯥꯛꯏ ꯑꯩꯅ ꯑꯩꯒꯤ ꯍꯦꯛ ꯑꯄꯣꯛꯄꯤ ꯏꯃꯥꯅꯤ ꯈꯟꯗꯨꯅ ꯉꯁꯤ ꯐꯥꯎꯕ ꯂꯥꯛꯂꯒ ꯑꯩꯕꯨ ꯁꯟ ꯑꯣꯜꯍꯟꯕ ꯉꯝꯂꯕꯅꯤꯀꯣ ꯏꯃꯥ ꯅꯍꯥꯛꯃꯛꯅ ꯉꯁꯤꯗꯤ ꯈꯪꯂꯦ ꯏꯃꯥ ꯅꯍꯥꯛꯅ ꯑꯩꯕꯨ ꯀꯌꯥꯒꯤ ꯃꯇꯤꯛ ꯌꯦꯡꯊꯤꯕꯒꯦ ꯍꯥꯏꯕꯗꯣ ꯑꯩꯕꯨ ꯍꯧꯖꯤꯛ ꯀꯅꯥꯒꯤ ꯃꯌꯨꯝꯗ ꯆꯪꯗꯨꯅ ꯂꯩꯔꯨꯒꯅꯤ ꯑꯍꯤꯡ ꯑꯁꯤꯗ ꯃꯤꯒꯤ ꯁꯪꯒꯣꯟꯗ ꯆꯪꯂꯨꯔꯦ ꯃꯄꯨꯅ ꯆꯩ ꯄꯥꯏꯗꯨꯅ ꯇꯥꯟꯊꯣꯔꯛꯀꯅꯤ ꯐꯔꯦ ꯊꯣꯛꯂꯕ ꯑꯃ ꯂꯥꯛꯆꯔꯁꯅꯤ ꯑꯩꯍꯥꯛ ꯀꯣꯅꯨꯡꯒꯤ ꯁꯟ ꯁꯦꯟꯕꯤ ꯂꯩꯛꯁꯅꯥꯒꯤ ꯃꯌꯨꯝ ꯇꯝꯅ ꯍꯦꯛꯇꯃꯛ ꯆꯠꯂꯒꯦ ꯅꯣꯡꯉꯥꯜꯂꯒ ꯊꯣꯛꯂꯕ ꯑꯃ ꯂꯥꯛꯆꯔꯁꯅꯤ ꯑꯁꯤ ꯍꯥꯏꯗꯨꯅ ꯑꯍꯤꯡ ꯅꯣꯡꯌꯥꯏ ꯈꯔ ꯍꯦꯜꯂꯛꯄ ꯑꯗꯨꯗ ꯃꯃꯤꯠꯇꯒꯤ ꯃꯄꯤ ꯇꯥꯅ ꯈꯣꯡꯗꯨꯅ
ꯂꯩꯁꯅꯥꯒꯤ ꯃꯌꯨꯝ ꯇꯝꯅ ꯂꯥꯛꯂꯝꯃꯤ ꯃꯈꯣꯏꯒꯤ ꯃꯪꯒꯣꯜ ꯑꯁꯤꯗ ꯀꯥꯈꯠꯂꯒ ꯍꯦꯛꯇ ꯃꯀꯨꯟꯗꯨꯅ ꯂꯩꯔꯒꯦ ꯃꯈꯣꯏꯅ ꯍꯌꯦꯡ ꯅꯣꯡꯉꯥꯜꯂꯒ ꯎꯖꯅꯕ ꯏꯃꯥ ꯍꯣ ꯏꯃꯥ ꯕꯥꯖꯤ ꯍꯣ ꯕꯥꯖꯤ ꯁꯥꯃꯨꯛ ꯈꯪꯅ ꯇꯨꯝꯂꯝꯕꯗꯒꯤ ꯂꯧꯅ ꯍꯧꯒꯠꯂꯒ ꯍꯥꯏꯔꯤ ꯍꯣꯏ ꯃꯃꯥ ꯇꯥꯕ꯭ꯔꯅꯦ ꯅꯨꯄꯤ ꯅꯪꯕꯣ ꯅꯆꯥꯅꯨꯄꯤ ꯑꯁꯤꯅ ꯅꯣꯡꯉꯥꯜꯂꯝꯗꯥꯏꯁꯤꯗ ꯑꯉꯥꯎꯕꯤꯗꯧꯅ ꯇꯧꯔꯤꯁꯤ ꯀꯩꯗꯧꯕ ꯌꯥꯎꯔꯖꯥꯠꯅꯣ ꯊꯥꯖ ꯇꯨꯝꯕ ꯊꯨꯒꯥꯏꯔꯛꯏ ꯍꯥꯏꯗꯨꯅ ꯃꯥꯒꯤ ꯅꯨꯄꯥꯗ ꯁꯥꯎꯅ ꯍꯥꯏꯔꯤ ꯀꯔꯤꯅꯣ ꯃꯣꯏꯕꯥꯖꯤꯅ ꯑꯩꯕꯨ ꯑꯍꯤꯡꯁꯤꯗ ꯍꯧꯗꯣꯛꯄꯤꯔꯛꯏꯕ ꯑꯁꯤꯕꯨ ꯃꯣꯏꯕꯥꯖꯤ ꯇꯨꯝꯅꯤꯡꯗ꯭ꯔꯕꯗꯤ ꯀꯣꯛ ꯍꯧꯒꯠꯄꯤꯈꯤꯕ ꯌꯥꯗ꯭ꯔꯣ ꯑꯩꯅ ꯉꯁꯤ ꯁꯥꯎꯅꯤꯡꯉꯛꯇꯅ ꯐꯃꯨꯡꯒꯁꯦ ꯁꯤꯡꯖꯪꯅ ꯇꯪꯈꯥꯏ ꯈꯥꯏꯗꯣꯛꯂꯒ ꯌꯦꯟꯅ ꯊꯣꯛꯀꯅꯤꯀꯣ ꯑꯩꯅ ꯇꯨꯝꯕꯗ ꯌꯥꯝꯅ ꯌꯦꯜꯂꯛꯄ꯭ꯔꯥ ꯍꯥꯏꯕꯕꯨ ꯍꯥꯏ ꯃꯃꯥ ꯐꯃꯨꯡꯁꯦ ꯁꯤꯡꯖꯪꯅ ꯌꯥꯟꯊꯠꯄꯒ ꯂꯥꯏꯔꯤ ꯅꯆꯥꯅꯨꯄꯤꯅ ꯂꯥꯛꯇꯅ ꯀꯧꯔꯝꯂꯒ ꯇꯨꯃꯤꯟꯅ ꯂꯩꯈ꯭ꯔꯤꯕꯁꯤ ꯀꯩꯗꯧꯔꯒꯦ ꯍꯥꯏꯗꯅ ꯑꯃꯨꯛꯇ ꯍꯪꯂꯨꯁꯨ ꯆꯠꯂꯨ ꯃꯣꯏꯕꯥꯖꯤꯒꯤ ꯅꯆꯥ ꯅꯠꯇ꯭ꯔꯣ ꯃꯣꯏꯕꯥꯖꯤꯁꯨ ꯆꯠꯂꯒ ꯍꯪꯕꯤꯔꯨꯁꯨ ꯆꯠꯂꯨ ꯏꯃꯥ ꯕꯥꯖꯤ ꯅꯣꯏ ꯑꯅꯤ ꯈꯠꯅꯕꯒ ꯂꯥꯏꯔꯤꯌꯦ ꯑꯩꯈꯣꯏꯒꯤ ꯃꯪꯒꯣꯜ ꯑꯁꯤꯗ ꯁꯟ ꯆꯪꯉꯛꯄꯒꯤ ꯃꯈꯣꯟ ꯇꯥꯈꯤꯌꯦ ꯑꯃꯨꯛꯇ ꯊꯣꯛꯂꯒ ꯌꯦꯡꯂꯨꯁꯦ ꯍꯥꯏꯗꯨꯅ ꯍꯧꯗꯣꯛꯄꯅꯦ ꯑꯩꯅ ꯀꯅꯥꯒꯤ ꯁꯟꯅꯣꯅꯦ ꯑꯩꯈꯣꯏꯗ ꯆꯪꯂꯛꯏꯕꯁꯤꯕꯣ ꯁꯟ ꯂꯣꯏꯅꯤꯗꯤ ꯈꯪꯉꯤ ꯂꯧꯁꯤꯅꯤꯗꯤ ꯈꯪꯗꯦ ꯁꯟ ꯃꯄꯨꯅꯤꯅ ꯇꯧꯅꯔꯤꯁꯤꯡꯁꯤꯅ ꯍꯣ ꯉꯥꯡꯗꯅ ꯂꯩꯕꯤꯔꯅꯨ ꯊꯣꯛꯂꯒ ꯑꯃꯨꯛꯇ ꯌꯦꯡꯕꯤꯔꯨꯆꯣ ꯃꯣꯏꯕꯥꯖꯤ ꯁꯟ ꯂꯩꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯑꯃꯨꯛꯇ ꯌꯦꯡꯉꯨꯆꯣꯕ ꯍꯣꯏ ꯌꯦꯡꯂꯨꯒꯦ ꯃꯃꯥ ꯀꯩꯗꯧꯔꯒꯦ ꯅꯪꯕꯣ ꯉꯥꯡꯗꯨꯅ ꯃꯃꯥꯡ ꯊꯣꯡꯗꯣ ꯍꯦꯛ ꯍꯥꯡꯗꯣꯔꯛꯄꯒ ꯎꯔꯦ ꯏꯃꯝꯃꯝꯕ ꯑꯗꯨꯗ ꯁꯟ ꯃꯥꯟꯕ ꯑꯃ ꯂꯦꯞꯇꯨꯅ ꯂꯩꯔꯤꯕꯗꯣ ꯃꯗꯨ ꯎꯕꯗ ꯊꯣꯡꯗꯣ ꯑꯃꯨꯛ ꯈꯪꯊꯦꯡ ꯊꯦꯡꯖꯤꯜꯂꯗꯨꯅ ꯀꯤꯅ ꯍꯥꯏꯔꯛꯂꯝꯃꯤ ꯃꯃꯥ ꯍꯩ ꯂꯩꯁꯅꯥ ꯅꯈꯣꯏ ꯑꯅꯤꯁꯨ ꯍꯧꯒꯠꯂꯛꯎꯅꯦ ꯄꯨꯟꯗꯣꯟꯒꯗꯣ ꯃꯩ ꯆꯨꯈꯠꯂꯛꯂꯒ ꯄꯨꯊꯣꯛꯂꯒ ꯌꯦꯡꯉꯨ ꯂꯥꯎꯅꯦ ꯃꯉꯣꯟꯗ ꯂꯩꯔꯤꯕ ꯑꯁꯤ ꯀꯔꯤ ꯁꯥꯅꯣ ꯍꯥꯏꯕꯗꯣ ꯇꯧꯔꯝꯃꯅꯤ ꯑꯩꯈꯣꯏ ꯕꯥꯖꯤꯒꯤ ꯑꯐꯥꯎ ꯁꯥꯔꯒ ꯀꯝꯂꯥꯛ ꯊꯛ ꯅꯤꯛꯄꯗꯣ ꯑꯃꯨꯛ ꯄꯨꯗꯣꯟꯗꯣ ꯃꯩ ꯆꯨꯈꯠꯇꯨꯅ ꯃꯈꯣꯏ ꯑꯍꯨꯝ ꯄꯨꯂꯞ ꯊꯣꯛꯃꯤꯟꯅꯔꯛꯇꯨꯅ ꯌꯦꯡꯂꯝꯃꯤ ꯈꯪꯉꯦ ꯀꯩꯅꯣ ꯇꯨꯃꯤꯟꯅ ꯇꯨꯡꯗ ꯍꯦꯛꯇ ꯂꯦꯞꯂꯒ ꯂꯩꯔꯝꯂꯤꯕ ꯑꯁꯤꯕꯨ ꯂꯥꯏꯔ ꯁꯜꯂꯥ ꯑꯩꯒꯤ ꯃꯪꯒꯣꯜ ꯑꯁꯤꯗ ꯂꯩꯔꯤꯕ ꯁꯟ ꯂꯥꯕ ꯅꯍꯥꯛꯄꯨ ꯁꯟ ꯂꯥꯕ ꯑꯣꯏꯔꯒꯅ ꯀꯔꯝꯅ ꯃꯤꯔꯣꯟ ꯊꯣꯛꯂꯤꯕ ꯅꯠꯇ꯭ꯔꯒ ꯕꯨꯠ ꯀꯥꯏꯗꯨꯔ ꯅꯍꯥꯛꯄꯨ ꯑꯁ ꯃꯣꯏꯕꯥꯖꯤ ꯕꯨꯠꯅꯕꯨ ꯁꯟ ꯀꯔꯝ ꯍꯥꯏꯅ ꯑꯣꯏꯗꯣꯏꯅꯣ ꯉꯥꯎꯕꯤꯔꯛꯀꯅꯨ ꯑꯍꯤꯡ ꯑꯁꯤꯗ ꯏꯃꯥ ꯕꯥꯖꯤ ꯑꯩ ꯋꯥꯐꯝ ꯄꯨꯝꯕ ꯑꯃꯠꯇ ꯆꯤꯊꯗꯅ ꯂꯤꯖꯒꯦ ꯑꯩꯍꯥꯛ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯅꯤꯡꯊꯧ ꯄꯥꯊꯧꯒꯤ ꯃꯆꯥꯅꯨꯄꯥ ꯑꯍꯜ ꯔꯥꯖꯀꯨꯃꯥꯔ ꯌꯨꯍꯦꯟꯕꯅꯤ ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯃꯥꯡ ꯊꯛꯇꯒꯤꯅ ꯉꯁꯤ ꯐꯥꯎꯕꯒꯤ ꯋꯥꯔꯤ ꯄꯨꯝꯕ ꯁꯥꯃꯨ ꯊꯥꯖ ꯑꯃꯗꯤ ꯂꯩꯁꯅꯥꯗ ꯂꯣꯏꯅ ꯂꯤꯔꯝꯃꯤ ꯂꯩꯁꯅꯥ ꯔꯥꯖꯀꯨꯃꯥꯔ ꯌꯨꯍꯦꯟꯕꯒꯤ ꯋꯥꯔꯤꯗꯨ ꯇꯥꯔꯨꯕ ꯃꯤꯀꯨꯞꯇꯒꯤ ꯔꯥꯖꯀꯨꯃꯥꯔꯕꯨ ꯅꯨꯡꯁꯤꯕ ꯐꯥꯎꯔꯝꯃꯤ ꯃꯥꯅ ꯈꯜꯂꯨꯔꯤꯕ ꯑꯗꯨꯒ ꯔꯥꯖꯀꯨꯃꯥꯔ ꯃꯥꯅ ꯋꯥꯔꯝꯂꯤꯕ ꯑꯁꯤꯒ ꯈꯦꯠꯅꯔꯝꯕ ꯑꯁꯤꯗ ꯍꯦꯟꯅ ꯅꯨꯡꯁꯤꯕ ꯄꯣꯛꯂꯛꯏ ꯃꯤꯀꯨꯞ ꯑꯁꯤꯗ ꯋꯥꯔꯤꯗꯨ ꯇꯥꯔꯕ ꯃꯇꯨꯡꯗ ꯊꯥꯖ ꯅꯨꯡꯉꯥꯏꯇꯅ ꯐꯔꯕꯁꯨ ꯐꯠꯇ꯭ꯔꯕꯁꯨ ꯃꯍꯥꯛꯇꯣ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯃꯃꯥ ꯑꯃꯅꯤꯀꯣ ꯂꯩꯕꯥꯛ ꯃꯤꯌꯥꯝꯒꯤ ꯃꯃꯥ ꯑꯃꯅ ꯑꯗꯨꯛ ꯄꯨꯛꯆꯦꯜ ꯄꯤꯛꯄꯀꯣ ꯐꯔꯦꯁꯦ ꯏꯕꯨꯡꯉꯣ ꯍꯧꯈ꯭ꯔꯕꯗꯤ ꯍꯧꯈ꯭ꯔꯦ ꯉꯁꯤꯗꯒꯤ ꯏꯃꯥꯒꯤ ꯌꯨꯝꯁꯤꯗ ꯅꯨꯡꯉꯥꯏꯅ ꯂꯩꯊꯣꯛꯂꯣ ꯏꯆꯥꯁꯤꯗꯤ ꯍꯣꯏ ꯏꯃꯥ ꯑꯗꯣ ꯅꯆꯥ ꯏꯃꯥ ꯕꯥꯖꯤ ꯑꯃꯗꯤ ꯂꯩꯁꯅꯥꯗ ꯃꯇꯦꯡ ꯑꯃꯇ ꯅꯤꯖꯒꯦ ꯀꯔꯤ ꯃꯇꯦꯡꯅꯣ ꯏꯆꯥꯅ ꯄꯥꯡꯉꯨ ꯍꯥꯏꯔꯤꯕꯕꯣ ꯄꯥꯡꯒꯦꯅꯦ ꯑꯩꯈꯣꯏꯅ ꯏꯆꯥꯒꯤ ꯃꯇꯦꯡ ꯄꯥꯡꯒꯦꯅꯦ ꯕꯥꯖꯤꯒꯤ ꯋꯥ ꯇꯥꯕꯗ ꯅꯆꯥ ꯌꯥꯝꯅ ꯅꯨꯡꯉꯥꯏꯖꯔꯦ ꯕꯥꯖꯤ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯌꯥꯝꯅ ꯍꯩꯕꯤ ꯑꯃꯥꯏꯕꯤ ꯄꯤꯁꯛꯀꯤ ꯍꯤꯡꯈꯣꯜꯗ ꯂꯩꯕ ꯊꯔꯣ ꯁꯥꯠꯄ ꯄꯨꯈ꯭ꯔꯤ ꯑꯗꯨꯗꯒꯤ ꯏꯁꯤꯡ ꯈꯔ ꯅꯆꯥꯒꯤꯗꯃꯛ ꯍꯨꯗꯨꯅ ꯄꯨꯕꯤꯔꯛꯎ ꯕꯥꯖꯤ ꯃꯤꯅꯗꯤ ꯃꯍꯥꯛ ꯑꯁꯦ ꯑꯍꯩꯕꯤ ꯑꯃꯥꯏꯕꯤ ꯑꯃꯅꯤ ꯍꯥꯏꯕ ꯈꯪꯅꯗꯕꯅꯤ ꯑꯗꯨꯕꯨ ꯐꯠꯇꯕ ꯂꯥꯏꯁꯣꯟ ꯇꯤꯟꯁꯣꯟ ꯇꯧꯕ ꯃꯤꯅꯗꯤ ꯃꯥꯕꯨ ꯃꯁꯛ ꯃꯨꯟꯅ ꯈꯪꯕꯅꯤ ꯕꯥꯖꯤ ꯑꯩꯁꯨ ꯃꯥꯕꯨ ꯃꯁꯛ ꯃꯨꯟꯅ ꯈꯪꯈ꯭ꯔꯕꯖꯥꯠꯅꯤꯗ ꯏꯕꯨꯡꯉꯣ ꯔꯥꯖꯀꯨꯃꯥꯔ ꯃꯥꯅ ꯄꯣꯠꯁꯦꯝ ꯇꯧꯗꯨꯅ ꯍꯥꯠꯈ꯭ꯔꯤꯕꯅꯤꯅꯦ ꯑꯩꯒꯤ ꯏꯄꯥꯗꯣ ꯑꯗꯣ ꯏꯄꯥꯅ ꯉꯛꯂꯤꯕꯗꯤ ꯀꯔꯝꯅ ꯅꯪꯅ ꯁꯟ ꯑꯣꯟꯕ ꯄꯨꯈ꯭ꯔꯤꯒꯤ ꯏꯁꯤꯡ ꯑꯃꯗꯤ ꯃꯤ ꯑꯣꯜꯍꯟꯅꯕ ꯄꯨꯈ꯭ꯔꯤꯒꯤ ꯏꯁꯤꯡ ꯈꯪꯂꯤꯕꯅꯣ ꯑꯁꯤꯅꯤ ꯕꯥꯖꯤ ꯑꯩꯕꯨ ꯄꯣꯛꯄꯤ ꯏꯃꯥꯅ ꯍꯤꯡꯂꯤꯉꯩ ꯃꯇꯝꯗ ꯃꯍꯥꯛꯅ ꯂꯥꯏꯇꯤꯟꯒꯤ ꯑꯣꯏꯕ ꯋꯥꯔꯤ ꯃꯌꯥꯝ ꯑꯃ ꯂꯤꯕꯤꯔꯝꯃꯤ ꯏꯃꯥꯅ ꯂꯤꯕꯤꯔꯝꯕ ꯋꯥꯔꯤ ꯃꯌꯥꯝ ꯑꯗꯨꯒꯤ ꯃꯔꯛꯇ ꯑꯃꯥꯏꯕꯤ ꯄꯤꯁꯛꯀꯤ ꯄꯨꯈ꯭ꯔꯤꯒꯤ ꯃꯔꯝꯗꯁꯨ ꯌꯥꯝꯅ ꯂꯤꯕꯤꯔꯝꯃꯤ ꯑꯩꯅꯁꯨ ꯌꯥꯝꯅ ꯄꯥꯝꯅ ꯇꯥꯖꯈꯤ ꯃꯇꯝ ꯑꯗꯨꯗ ꯐꯔꯦ ꯑꯗꯨꯗꯤ ꯑꯊꯨꯕ ꯃꯇꯝꯗ ꯃꯤ ꯑꯣꯟꯅꯅꯕ ꯏꯁꯤꯡ ꯑꯗꯣ ꯏꯄꯥ ꯍꯨꯗꯨꯅ ꯄꯨꯔꯛꯄ ꯉꯝꯅꯕ ꯍꯣꯠꯅꯔꯛꯈꯤ ꯉꯁꯤꯒꯤꯗꯤ ꯄꯣꯊꯥꯔꯣ ꯃꯐꯝ ꯑꯁꯤꯗ ꯁꯟ ꯑꯣꯜꯂꯕꯅꯤꯅ ꯐꯃꯨꯡꯗ ꯇꯨꯝꯕꯁꯨ ꯌꯥꯔꯣꯏ ꯅꯍꯥꯛꯇꯤ ꯍꯣꯏ ꯕꯥꯖꯤ ꯃꯇꯝ ꯈꯔ ꯍꯧꯖꯤꯟꯈ꯭ꯔꯕ ꯃꯇꯨꯡꯅꯤ ꯁꯥꯃꯨꯅ ꯄꯤꯁꯛꯀꯤ ꯍꯤꯡꯈꯣꯜꯗꯒꯤ ꯏꯁꯤꯡ ꯍꯨꯔꯥꯟꯅꯕ ꯐꯅ ꯀꯟꯅ ꯍꯣꯠꯅꯔꯕꯁꯨ ꯃꯥꯏ ꯄꯥꯛꯂꯝꯗꯦ ꯃꯤꯈꯨꯕꯤꯁꯨ ꯃꯥꯅ ꯂꯩꯁꯅꯥꯗ ꯁꯥꯎꯔꯤꯕꯗꯣ ꯃꯔꯝ ꯆꯥꯗꯦ
सन सेनमिनबा मतासिंगना माबु साउनबा सिलकपनि खंगलकपदगी लाले हाइजदुना हानगुम अमुक पुलमी लेक्सनागा लेक्सनाना मखोइदे लैबा राजकुमारना ओनबा सन अदुगी मतंगदा वारी पुंबसु लिरमी वारी अदु तारबा मतुंग राजकुमार युहेनबाबु मिखुबिना पामजरंबा अदु तोखिरमी संदा माना करमना लैगनी खंदुना नोंगमु नमित अमदनी 𝗪𝗵𝗶 मयुमदा लेक्सना अमदि मिखुबी मी ओनबा इसिंग अदु हुबा लाक्लमी इता अैना दौसिनदुना 𝗪𝗵𝗶 वारी सानदुना लैरिङै इता नंगना मनिंगदगी चंगलगा इसिंग अदो खुजायम हुराल हौको होय इता हुरान हौगे ऐ हंदक्ति सोइदन हुरानगे इता अदुदि ऐहाक चंगलगेको होय इता चंगलो इ कनानो ऐगी कोन्थोंगलोमदगी चंगलक्लिबा नुपि असिबो मसक्ना मरोल अमा थेरिबा कीबा अमदुम याविनि ऐदि मसक्से हेक उबा मतमदा नहानवा ऐना बुट सानरंबा बुट अदुना दुम हेना मसक फजैदा मसिगी नुपि मजा असिगी मसक्सिबुदि इमा 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 माइबी नसा इमाबु उनबा लाक्चरिबनी करी लेरे नुपि मजा नहाक नैबु उनबा लाक्लिबबो इमा इमाना नसागी मतेंग अमुक्ता पांगबिदबा याद्रि नत्रबदि नसासे नुपा फंगदबा तारे इबेमा नंगी नसक्तुगा हाइरदि नहाक नुपा फंगदो मानदेबो अदो येंगसी ऐगिदा लाक्लबनिना उपाय अमा अदुने इमा नसाना इमागी नाक्ता खंजदुना लाक्लिबसु असुमना 𝗪𝗵𝗶 मिखुबिगना वारी सानरिङै लेक्सना तुबिना मनिंगलोमदा संबलि थोक्तुना चंगलक्लगा मी ओनबा इसिंग अदो थारो हौरिबा पुखरी अदुदा खुजाय अमा सोक्लमी इसिंग सोक्तुना लैथोरकपदा नाकंदा सन ओनबा इसिंग लैरिबदो उबदा खलिंग ऐहाक लेक्सना मसिदि कानादे सन ओनबा ngamba इसिंग सिसो खरा पुसिंख्रगे कन्नबा पात्रबो अमता लैतिनि सिदि आदा मनिंग थोंगमयादा खुजाय अमनबा अमा लैरे मसिदा कल्लगा पुख्रगे असुम तौना मी ओनबा इसिंग अमादि सन ओनबा इसिंग अदु खुजाय अमममदा कल्लदुना तुमिन अमुक थोदि लेक्सना ने इसिंग हुदुना पुख्रे खंगबगा मिखुबिसु तौसिनदुना मथंग अमुक लाक्लगे हाइरमनगा थोले राजकुमार युहेनबा लेक्सना ने इसिंग अदु पुरकपा उबदा यामना हरावरमी सुमांग अदुदा खौसादुना ngahak songlaba matungda amuk hairaklami इमा बाजी इसिंग अदो गिलास अमदा फजना हाइरगा ऐबु पिथकपियो अदुना तौरबदि होरेन मिदांगदि ऐहाक सोइदना मी ओलगनी इमागी लेक्सना इमुंगदगी गिलास अमा लौथोक्लुचो चलो नबुंगसे इसिंगसे पिथकलसी होय इमा ऐ अमुक चलगे ngasi हाइबा नमिसिदगे राजकुमारबु इबुंगमकनि खंजरगे ऐना वखन थेलुबना मीना हाइजनबा लौरुदुना इदाबुसु लाना लौरुरे मतम खरदि अदुना ऐ इसाबुसु सिजनबा सिंजरुरे ऐसे कयादा पंख्रबनु इमा इबेमा मिखुबी नंगबु चलगे हाइरिब्रो चाक चारगा हल्लोदना होरेन तपना हौख्रबा थौदोक्ति निंगसिंगलुरनुदा इसासिदि हौख्रबदि हौख्रे यारनी इमा ऐ हल्लगे राजकुमार इबुंग अमदि इता लेक्सनागी मांगदा ऐ कुइना लेप्तुना लैबा ngamdre इचन मिखुबी नहा करिसु खलुनुदा ऐना इचनदा लाना खनबा करिसु लैते इबुंग राजकुमार नहाका ऐगी इता लेक्सना नखोय अनिना नुंगसी पंथुंग यौखिबा अदो नजन ऐना ममोन नोकना येंगजरगा पुंसीसे नोंगाइना लेंख्रगे इता लेक्सना ने इबुंगबु नुंगसिद्रबसु इबुंग राजकुमार नदी ऐगी इता सिबु थमोय सेना नुंगसिजै हाइबा ऐ खंगले ऐ चलगे इता इबुंग न ताइबा मी ओलबा मतुंग इता अमदे इबुंग राजकुमार नखोय अनि नोंगाइना लेमिनारोको असी हाइरमदुना मिखुबी चटखिरमी इसिंग गिलास अदु राजकुमार युहेनबना ओंदुना लैरिबा सल्लाबा अदुगी मयादा पिथखिरमी नमिदांगी मतमनी सन ओंदुना लैरंबा राजकुमार युहेनबदो हानगुमी ओलक्लमी इमा बाजी अमदे इसन लेक्सनागी मतेंगदगी ngasidi ऐहाक ताइबंगी अमुक खना ओनबा फंगजरे इमा बाजी ऐ यामना नुंगाइरे ngasidi इबुंगो राजकुमार इपा होइसु यामना नुंगाइरे इसाना ताइबंग मी अमुक ओलकपसे अदुदि हयेंग अयुक nganta konung chanaba tumlo thengre
ꯏꯄꯥꯅ ꯑꯩꯈꯣꯏꯒꯤ ꯊꯪꯅꯕ ꯀꯥ ꯑꯁꯤꯗ ꯏꯆꯥꯒꯤ ꯇꯨꯝꯅꯕ ꯁꯦꯝꯂꯝꯂꯕꯅꯤ꯫ ꯍꯣꯏ ꯕꯥꯖꯤ꯫ ꯁꯥꯃꯨ ꯑꯃꯗꯤ ꯊꯥꯖ ꯃꯈꯣꯏꯒꯤ ꯀꯥꯗ ꯇꯨꯝꯕ ꯆꯪꯈꯤꯔꯝꯃꯤ꯫ ꯂꯩꯁꯅꯥꯁꯨ ꯃꯥꯒꯤ ꯀꯥꯗ ꯆꯪꯈꯤꯒꯦ ꯇꯧꯔꯝꯃꯤ꯫ ꯂꯩꯁꯅꯥ, ꯑꯃꯨꯛꯇ ꯉꯥꯏꯈꯣ꯫ ꯉꯁꯤꯗꯤ ꯑꯩ ꯅꯪꯒꯤ ꯅꯐꯝꯗ ꯋꯥꯐꯝ ꯑꯃꯈꯛꯇ ꯐꯣꯡꯗꯣꯛꯆꯔꯝꯒꯦ꯫ ꯍꯣꯏ ꯏꯕꯨꯡ, ꯑꯗꯨꯗꯤ ꯃꯜꯂꯤꯀꯥ ꯃꯈꯣꯡꯗ ꯊꯥꯕꯜ ꯃꯥꯒꯤ ꯃꯉꯥꯜꯕꯨ ꯌꯦꯡꯗꯨꯅ ꯉꯁꯤꯗꯤ ꯑꯔꯣꯏꯕ ꯑꯣꯏꯅ ꯏꯕꯨꯡꯒ ꯋꯥꯔꯤ ꯁꯥꯟꯅꯔꯨꯔꯁꯤ꯫ ꯍꯣꯏ, ꯂꯥꯛꯑꯣ ꯑꯗꯨꯗꯤ ꯂꯩꯁꯅꯥ꯫ ꯏꯕꯨꯡꯅ ꯅꯆꯟꯗ ꯍꯥꯏꯕꯤꯅꯤꯡꯂꯤꯕ ꯋꯥꯐꯝ ꯑꯗꯣ ꯍꯥꯏꯕꯤꯔꯣ꯫ ꯂꯩꯁꯅꯥ, ꯅꯍꯥꯛ ꯅꯕꯨꯡ ꯑꯩꯍꯥꯛꯄꯨ ꯋꯥꯔꯧꯒꯅꯨꯀꯣ꯫ ꯑꯩꯅ ꯍꯥꯏꯗꯧꯔꯤꯕ ꯋꯥꯁꯦ ꯇꯥꯔꯒ꯫ ꯍꯦꯛꯇ ꯍꯥꯏꯕꯤꯌꯣ ꯏꯕꯨꯡ ꯔꯥꯖꯀꯨꯃꯥꯔ꯫ ꯂꯩꯁꯅꯥ, ꯅꯪꯕꯨ ꯑꯩꯒꯤ ꯊꯋꯥꯏꯁꯤꯅ ꯈꯣꯏꯗꯥꯖꯔꯨꯔꯦ꯫ ꯄꯨꯟꯁꯤꯒꯤ ꯇꯥꯂꯣꯏ ꯑꯣꯏꯒꯦ ꯍꯥꯏꯅꯁꯨ ꯈꯟꯈ꯭ꯔꯦ꯫ ꯂꯩꯁꯅꯥꯁꯨ ꯏꯀꯥꯏꯕ ꯄꯨꯝꯕ ꯊꯥꯗꯣꯛꯇꯨꯅ ꯈꯨꯝꯂꯛꯏ꯫ ꯏꯕꯨꯡ, ꯅꯆꯟꯁꯨ ꯏꯕꯨꯡꯅ ꯌꯨꯝ ꯑꯁꯤꯗ ꯂꯥꯛꯈꯤꯕ ꯅꯨꯃꯤꯠ ꯑꯗꯨꯗꯒꯤ ꯅꯆꯟꯒꯤ ꯊꯃꯣꯏ ꯑꯁꯤꯗ ꯅꯨꯡꯁꯤꯕ ꯐꯥꯎꯈ꯭ꯔꯦ꯫ ꯑꯗꯨꯗꯤ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯤ ꯂꯩꯁꯅꯥ꯫ ꯑꯩꯅ ꯍꯌꯦꯡ ꯀꯣꯅꯨꯡ ꯆꯠꯈ꯭ꯔꯕ ꯃꯇꯨꯡ ꯅꯪꯕꯨ ꯂꯥꯟꯃꯤꯁꯤꯡꯒ ꯂꯣꯏꯅꯅ ꯂꯩꯕꯥꯛ ꯃꯤꯌꯥꯝ ꯈꯪꯅ ꯂꯧꯕ ꯂꯥꯛꯀꯦꯀꯣ꯫ ꯏꯕꯨꯡ, ꯑꯗꯨꯗꯤ ꯂꯩꯁꯅꯥ, ꯅꯍꯥꯛꯅ ꯉꯁꯤ ꯊꯝꯖꯤꯟꯈꯤꯕ ꯁꯟ ꯑꯣꯟꯕꯒꯤ ꯏꯁꯤꯡ ꯑꯗꯨꯒ ꯁꯟ ꯑꯣꯟꯕ ꯐꯅꯕ ꯏꯁꯤꯡ ꯑꯗꯨꯒ ꯌꯥꯟꯁꯤꯟꯅꯗꯨꯅ ꯑꯩꯉꯣꯟꯗ ꯈꯔ ꯄꯤꯌꯨ꯫ ꯑꯩꯅ ꯀꯣꯅꯨꯡꯗ ꯍꯟꯈ꯭ꯔꯕ ꯃꯇꯨꯡ ꯏꯃꯥ ꯃꯍꯥꯔꯥꯅꯤ ꯑꯇꯣꯝꯕꯤꯕꯨ ꯂꯃꯟ ꯈꯨꯝꯂꯨꯒꯦ꯫ ꯑꯍꯣꯏ ꯏꯕꯨꯡ, ꯅꯆꯟ ꯄꯤꯖꯒꯦ꯫ ꯅꯣꯡ ꯉꯥꯟꯐꯨꯡ ꯇꯧꯔꯛꯄ ꯃꯇꯝ ꯑꯗꯨꯗ ꯃꯈꯣꯏꯗ ꯁꯟ ꯑꯣꯟꯕꯒꯤ ꯏꯁꯤꯡ ꯑꯗꯨꯒ ꯁꯟ ꯑꯣꯟꯕ ꯐꯅꯕ ꯏꯁꯤꯡ ꯑꯗꯨꯒ ꯌꯥꯟꯁꯤꯜꯂꯒ ꯏꯁꯤꯡ ꯑꯗꯨ ꯄꯥꯏꯔꯗꯨꯅ ꯀꯣꯅꯨꯡ ꯇꯝꯅ ꯂꯥꯛꯂꯝꯃꯤ꯫ ꯔꯥꯖꯀꯨꯃꯥꯔ ꯌꯨꯍꯦꯟꯕꯅ ꯀꯣꯅꯨꯡꯗ ꯃꯤ ꯑꯣꯟꯗꯨꯅ ꯂꯥꯛꯄꯗꯨ ꯎꯕꯗ ꯉꯛꯄꯅ ꯈꯝ ꯊꯦꯡꯂꯝꯃꯤ ꯃꯍꯥꯔꯥꯅꯤ ꯄꯥꯝꯍꯩꯕꯤ ꯃꯥꯗꯤ꯫ ꯀꯔꯤꯅꯣꯅꯦ, ꯑꯩꯅ ꯁꯟ ꯑꯣꯜꯍꯟꯈ꯭ꯔꯕ ꯌꯨꯍꯦꯟꯕꯅ ꯉꯁꯤ ꯑꯃꯨꯛ ꯀꯣꯅꯨꯡꯗ ꯃꯤ ꯑꯣꯜꯂꯒ ꯍꯜꯂꯛꯂꯤꯕ ꯑꯁꯤꯕꯨ? ꯀꯔꯤ ꯇꯧꯔꯕꯒꯤ ꯃꯍꯥꯔꯥꯅꯤ? ꯅꯍꯥꯛꯅ ꯅꯁꯥꯗꯣ ꯏꯄꯥ ꯄꯥꯈꯠꯂꯤꯕ ꯑꯗꯨꯕꯨ ꯉꯁꯤꯁꯦ? ꯏꯅꯤꯡꯊꯧ, ꯅꯅꯥꯏꯅꯕꯤ ꯀꯔꯤꯁꯨ ꯇꯧꯖꯗꯦ꯫ ꯏꯆꯥꯅꯨꯄꯥ ꯔꯥꯖꯀꯨꯃꯥꯔ ꯌꯨꯍꯦꯟꯕ ꯑꯃꯨꯛ ꯍꯜꯂꯛꯂꯤ ꯀꯣꯅꯨꯡꯗ ꯏꯅꯤꯡꯊꯧ꯫ ꯍꯥ, ꯀꯔꯤꯅꯣꯅꯦ ꯍꯥꯏꯔꯤꯕ ꯑꯁꯤꯕꯨ? ꯃꯥꯕꯨ ꯅꯍꯥꯟꯃꯨꯛ ꯃꯥꯅ ꯏꯗꯨꯅ ꯊꯅꯝꯕ ꯑꯗꯨꯗꯗꯤ ꯄꯨꯟꯁꯤꯒꯤ ꯑꯣꯏꯅ ꯀꯣꯅꯨꯡꯁꯤꯗ ꯍꯜꯂꯛꯂꯔꯣꯏ ꯍꯥꯏꯔꯒ꯫ ꯐꯔꯦ, ꯑꯃꯨꯛ ꯍꯜꯂꯛꯂꯕꯗꯤ ꯅꯤꯡꯊꯧ ꯑꯩꯍꯥꯛ ꯋꯥꯈꯜ ꯑꯃ ꯊꯣꯛꯇ꯭ꯔꯦ꯫ ꯍꯟꯗꯛ ꯑꯩꯒꯤ ꯀꯣꯅꯨꯡ ꯑꯁꯤꯗ ꯊꯣꯛꯂꯤꯕ ꯊꯧꯗꯣꯛꯁꯤꯡ ꯑꯁꯤ꯫ ꯃꯄꯥ ꯅꯤꯡꯊꯧ ꯑꯃꯗꯤ ꯃꯃꯥ ꯃꯍꯥꯔꯥꯅꯤ ꯑꯅꯤꯅ ꯁꯥꯟꯅꯔꯤꯕ ꯋꯥꯔꯤꯗꯨ ꯔꯥꯖꯀꯨꯃꯥꯔ ꯌꯨꯍꯦꯟꯕꯁꯨ ꯇꯥꯔꯗꯨꯅ ꯃꯥꯁꯨ ꯁꯦꯝꯖꯤꯟ ꯁꯥꯖꯤꯟꯗꯨꯅ ꯍꯥꯏꯔꯛꯂꯝꯃꯤ꯫ ꯕꯥꯕꯥ, ꯑꯩꯍꯥꯛ ꯄꯨꯟꯁꯤꯒꯤ ꯑꯣꯏꯅ ꯂꯝ ꯀꯣꯏꯗꯨꯅ ꯑꯩꯒꯤ ꯄꯨꯟꯁꯤ ꯑꯁꯤ ꯂꯦꯟꯈ꯭ꯔꯒꯦ ꯈꯜꯂꯝꯕꯅꯤ꯫ ꯑꯗꯨꯕꯨ ꯂꯝꯕꯤꯗ ꯂꯥꯏꯅꯤꯡꯕ ꯑꯃ ꯊꯦꯡꯅꯕꯗꯒꯤ ꯃꯍꯥꯛꯅ ꯑꯃꯤꯇ꯭ꯔ ꯄꯤꯕꯤꯔꯛꯇꯨꯅ ꯑꯩꯕꯨ ꯀꯣꯅꯨꯡꯗ ꯑꯃꯨꯛ ꯍꯟꯈ꯭ꯔꯣ ꯇꯥꯛꯄꯤꯔꯛꯄꯗꯒꯤ ꯑꯃꯤꯇ꯭ꯔ ꯑꯁꯤ ꯄꯨꯗꯨꯅ ꯑꯃꯨꯛ ꯍꯟꯖꯔꯛꯄꯅꯤ ꯅꯆꯥ ꯀꯣꯅꯨꯡ ꯑꯁꯤꯗ꯫ ꯃꯍꯥꯔꯥꯅꯤ ꯄꯥꯝꯍꯩꯕꯤ ꯔꯥꯖꯀꯨꯃꯥꯔ ꯌꯨꯍꯦꯟꯕꯅ ꯑꯃꯤꯇ꯭ꯔ ꯄꯣꯔꯛꯏ ꯇꯥꯕꯗ ꯍꯥꯏꯔꯛꯏ ꯅꯪꯍꯧꯔꯦ ꯃꯇꯥꯒꯨꯝ꯫ ꯍꯥ, ꯀꯔꯤ ꯍꯥꯏꯕ ꯏꯃꯥꯒꯤ ꯌꯨꯍꯦꯟꯕ? ꯂꯥꯏꯅꯤꯡꯕ ꯑꯃꯅ ꯏꯆꯥꯗ ꯑꯃꯤꯇ꯭ꯔ ꯄꯤꯔꯛꯏ ꯍꯥꯏꯕ? ꯀꯗꯥꯏꯅꯣ? ꯏꯃꯥ ꯑꯃꯨꯛꯇ ꯌꯦꯡꯒꯦ꯫ ꯃꯇꯥꯡ ꯆꯥꯔꯦ ꯈꯟ ꯔꯥꯖꯀꯨꯃꯥꯔ ꯌꯨꯍꯦꯟꯕ ꯃꯥꯁꯨ ꯂꯧꯁꯤꯡ ꯁꯤꯖꯤꯟꯅꯔꯛꯏ꯫ ꯏꯃꯥ, ꯑꯃꯤꯇ꯭ꯔ ꯑꯁꯤ ꯑꯌꯨꯛ ꯅꯨꯡꯊꯤꯜꯗꯤ ꯌꯦꯡꯕ ꯌꯥꯗꯦ, ꯅꯨꯃꯤꯗꯥꯡ ꯈꯛꯇꯃꯛ ꯌꯦꯡꯕ ꯌꯥꯏ꯫ ꯑꯗꯨꯅ ꯍꯣꯔꯦꯟ ꯅꯨꯃꯤꯗꯥꯡ ꯑꯣꯏꯅ ꯌꯦꯡꯕꯤꯔꯣ ꯏꯃꯥ꯫ ꯑꯗꯣ ꯏꯃꯥꯒꯤ ꯌꯨꯍꯦꯟꯕ, ꯑꯃꯤꯇ꯭ꯔ ꯑꯗꯨꯕꯨ ꯀꯔꯤꯒꯤ ꯑꯃꯤꯇ꯭ꯔꯅꯤ ꯍꯥꯏꯕꯒꯦ ꯂꯥꯏꯅꯤꯡꯕ ꯑꯗꯨꯅ? ꯏꯃꯥ, ꯑꯃꯤꯇ꯭ꯔ ꯑꯁꯤꯕꯨ ꯊꯛꯂꯨꯔꯤꯕ ꯃꯤꯁꯛ ꯅꯨꯄꯥ ꯅꯠꯇ꯭ꯔꯒ ꯅꯨꯄꯤ ꯑꯗꯣ ꯁꯤꯕ ꯅꯥꯏꯔꯔꯣꯏ, ꯃꯁꯛ ꯃꯇꯧꯁꯨ ꯍꯥꯟꯅꯗꯒꯤ ꯍꯦꯟꯅ ꯂꯥꯏꯔꯦꯝꯕꯤ ꯑꯃꯒꯨꯝ ꯐꯖꯊꯣꯛꯀꯅꯤ ꯍꯥꯏꯅ ꯇꯥꯛꯄꯤꯔꯛꯏ ꯏꯃꯥ꯫ ꯇꯟꯖꯥꯁꯤ ꯃꯥꯡꯍꯟꯕ ꯌꯥꯗ꯭ꯔꯦ꯫ ꯑꯗꯨꯗꯤ ꯃꯥꯅ ꯃꯥꯒꯤ ꯀꯥꯗ ꯑꯃꯤꯇ꯭ꯔ ꯑꯁꯦ ꯍꯦꯛ ꯊꯝꯈꯤꯕꯒ ꯑꯩꯅ ꯍꯨꯔꯥꯜꯂꯒ ꯇꯨꯃꯤꯟꯅ ꯊꯛꯇꯣꯛꯂꯒꯦ꯫ ꯑꯗꯨ ꯑꯣꯏꯔꯕꯗꯤ ꯑꯩꯉꯣꯟꯗꯒꯤ ꯍꯦꯟꯅ ꯃꯁꯛ ꯐꯖꯕꯤ ꯅꯨꯄꯤ ꯑꯃꯠꯇ ꯂꯩꯕꯥꯛ ꯑꯁꯤꯗ ꯂꯩꯔꯔꯣꯏꯗꯅ ꯁꯤꯕꯁꯨ ꯅꯥꯏꯔꯔꯣꯏ꯫ ꯏꯃꯥ, ꯉꯁꯤꯗꯤ ꯅꯪꯁꯨ ꯄꯨꯛꯆꯦꯜ ꯄꯤꯛꯄ, ꯅꯕꯨꯛ ꯁꯦꯡꯗꯕꯒꯤ ꯁꯟ ꯑꯣꯟꯕ ꯁꯣꯏꯗ꯭ꯔꯗꯅ ꯄꯨꯟꯁꯤ ꯆꯨꯞꯄ ꯋꯥ ꯉꯥꯡꯕꯁꯨ ꯊꯣꯛꯂꯔꯣꯏ꯫ ꯑꯩꯅ ꯏꯁꯤꯡ ꯑꯅꯤ ꯑꯗꯣ ꯌꯥꯟꯁꯤꯟꯅꯈ꯭ꯔꯕꯅꯤꯅ꯫ ꯍꯜꯂꯛꯂꯕꯗꯤ ꯋꯥꯔꯝꯂꯒꯅꯤ, ꯄꯣꯊꯥꯖꯔꯨꯔꯣ ꯅꯍꯥꯛꯀꯤ ꯀꯥꯗ ꯏꯄꯥꯒꯤ ꯌꯨꯍꯦꯟꯕ꯫ ꯍꯣꯏ ꯕꯥꯕꯥ, ꯅꯆꯥ ꯄꯣꯊꯥꯖꯔꯨꯈꯤꯒꯦ꯫ ꯔꯥꯖꯀꯨꯃꯥꯔ ꯌꯨꯍꯦꯟꯕ ꯃꯥꯒꯤ ꯀꯥꯗ ꯆꯪꯂꯛꯂꯒ ꯃꯥꯅ ꯄꯨꯔꯛꯄ ꯏꯁꯤꯡ ꯑꯗꯣ ꯃꯥꯒꯤ ꯀꯥꯗ ꯆꯪꯂꯛꯄ ꯃꯤ ꯈꯨꯗꯤꯡꯅ ꯏꯔꯥꯏ ꯂꯥꯏꯅ ꯎꯅꯕ ꯃꯑꯣꯡꯗ ꯊꯝꯂꯝꯃꯤ꯫ ꯃꯍꯥꯔꯥꯅꯤ ꯄꯥꯝꯍꯩꯕꯤ ꯑꯃꯤꯇ꯭ꯔ ꯑꯗꯨꯕꯨ ꯊꯛꯅꯤꯡꯕꯅ ꯂꯣꯏꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯅꯨꯃꯤꯠ ꯇꯥꯕ ꯉꯥꯏꯕꯗ ꯑꯋꯥꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯝꯃꯤ꯫ ꯎꯆꯤꯟ ꯅꯥꯆꯤꯟꯅ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝ ꯑꯣꯏꯔꯛꯂꯤ꯫ ꯃꯍꯥꯔꯥꯅꯤ ꯄꯥꯝꯍꯩꯕꯤ ꯔꯥꯖꯀꯨꯃꯥꯔ ꯌꯨꯍꯦꯟꯕꯅ ꯄꯣꯊꯥꯈꯤꯕ ꯉꯥꯏꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯇꯨꯝꯗꯤ ꯇꯨꯝꯈ꯭ꯔꯕ ꯃꯥꯜꯂꯦ ꯌꯨꯍꯦꯟꯕꯁꯦ꯫ ꯀꯗꯥꯏꯗ ꯂꯩꯈ꯭ꯔꯦ ꯑꯃꯤꯇ꯭ꯔ ꯑꯗꯨꯕꯨ?
ꯑꯥꯗ ꯏꯐꯣꯡ ꯐꯣꯡꯅ ꯊꯝꯂꯤꯅꯤ ꯊꯛꯇꯣꯛꯈ꯭ꯔꯒꯦ ꯑꯗꯨꯒ ꯍꯥꯟꯅꯒꯨꯝ ꯊꯝꯖꯤꯜꯂꯝꯃꯒꯦ ꯁꯤꯗꯤ ꯃꯅꯝ ꯑꯣꯟꯊꯣꯛꯅ ꯅꯝꯊꯤꯈ꯭ꯔꯦꯗ ꯃꯁꯤꯗꯤ ꯑꯩꯅ ꯁꯟ ꯑꯣꯟꯅꯕ ꯃꯥꯏꯕꯤꯄꯤꯁꯛꯀꯤ ꯄꯨꯈ꯭ꯔꯤꯗꯒꯤ ꯁꯣꯛꯂꯛꯇꯨꯅ ꯄꯤꯊꯛꯈꯤꯕ ꯑꯗꯨꯒ ꯃꯅꯝ ꯆꯞ ꯃꯥꯟꯅꯩꯅꯦ ꯏꯃꯥ ꯑꯩꯕꯨ ꯁꯟ ꯑꯣꯟꯕ ꯇꯥꯔꯒꯗ꯭ꯔꯣ ꯑꯣꯟꯊꯣꯛꯅ ꯄꯪꯈ꯭ꯔꯦꯗꯀꯣ ꯑꯩꯍꯥꯛꯁꯦ ꯑꯩꯒꯤ ꯍꯥꯏꯕ ꯑꯄꯤꯛꯄ ꯋꯥꯈꯜ ꯑꯁꯤꯅ ꯃꯥꯡ ꯊꯥꯔꯨꯕ ꯑꯁꯦ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡ ꯃꯍꯥꯔꯥꯅꯤ ꯄꯥꯝꯍꯩꯕꯤ ꯁꯟ ꯑꯣꯟꯗꯨꯅ ꯈꯣꯡꯂꯛꯂꯝꯃꯤ ꯔꯥꯖꯀꯨꯃꯥꯔ ꯀꯥ ꯑꯗꯨꯗ ꯔꯥꯖꯀꯨꯃꯥꯔ ꯃꯣꯃꯣꯟ ꯅꯣꯛꯂꯒ ꯏꯃꯥ ꯉꯁꯤꯗꯤ ꯏꯃꯥꯒꯤ ꯅꯨꯃꯤꯠ ꯁꯨꯔꯦꯗꯣ ꯏꯃꯥꯁꯨ ꯋꯥꯅ ꯂꯦꯜꯂꯨꯔꯣꯀꯣ ꯄꯨꯛꯆꯦꯜ ꯄꯤꯛꯂꯕꯅꯤꯅ ꯃꯣ 이마디 나사금 왕앙 바톡로이 산 올라바 마동 아이디 수나땅기 산 오나바 이싱아두니 탁크리바 아두나 왕앙 방감바니 핵디 이마디 이싱아니도 야나두나 탁바나 왕앙바디 무싱암 나르이마 이마수 산 온바기 농아이바 아와바도 마하우땅 비로고 라스쿠마르 유헨바 란미 싱아두다 산 아두부 코농기 왕마다 단톡나바 야탕 떠라미 Maharani Pamhaibi upai leitrabana 𝗪𝗵𝗂 mayumda laklammi adubu 𝗪𝗵𝗂 yum thadokduna athapa mafam amada lagi thoram ama chatkiduna leiramle mi onabagi ising leiba tharo hawa pukri adusu ising kangduna leiramle namit asidagi Maharani Pamhaibi kananasu khangbida san onduna wana sajik chaduna hinglammi asuk hautaba sajik asibu Maharani aina charabaniko 모 거리로 한딱 아기 꼬는 것이 통이바 턱하이다와 턱독신 것에 닝터의 학수 컹트리 바바 ngasi 꼬는 것이다 턱리바 턱독본 것에 이마 마하라니나 통한 방학더니 아시 하이드나 턱이바 턱독본 바 아마다 시타다나 마바는 턱이 마팜다 리라미 마하라니 나학디 아두 북젤 빅람보 오이리코 파레 나학디 nahakna tawuba phatraba thabak aduna maram oiraga san oduna punsi chupa lekro aina su nahakpu amuk khana mi onaba khak tawkhraroi adadi ipagi bungo nahaksu angang haibadu natrabanina lebak asigi maharani oinaba matik chagadabi nupi ama thinaba tawrasi ipada chingnadana hayo isagi khangna chanaba rajkumari lebra baba nasagidi khangnaba rajkumari di leijade konung asida sansen balexna kobi masak mataw yamna phajabi mabuksu yamna phabi amale mahak adugo nasana pamjawri paba phari dudi hayengmak mahak bu konung asida puraklo na hakna hayengmak isa imabu chaawna luhunglaba matung ningthau maharani gi thaukai pumba isa imauna puguna na bapham thintoklagani phagani paba nasa konung asigi maharani oinabagi dama lexna bo hayengmak laujawraki Rajkumar poirei konungi wangmada mamanaba singa san olaba mama pamhaibigi mamaidu paiduna koichen chenduna sanari san ase aikhoigi mamanri ngoi tangmayam aikhoi magi saudo masu amuk tawri itu magi mamai se hek pairubaga aina hana paire san asigi mamai se talo san ase koi tan talo aduga koi chen chelhalo san asina saubagum amuk chonglakpase yamna nokningi itaw mayam ima manbisan aikhoigi phatabi ima do maanda mahali san nahakse